Purimbi thasaba mawngduda lingchalga changkhombiga tingak yengni aduga lingchalna Purimbida Purimbi nak sawa pharabo changkhombina natte nangise angang themi ba haiduraba natraga lingchalna hai saibani Purimbi hayeng yumda thoingai sida amta phajana wari sanabiramo nangna hairdi masu sidala ko lepani soidina asengmani Purimbi aduga graduation sto amtagi antana luisalhalo hoi ai yengage andubo makhoi anigi marakta ai yausinbadi pamde nangna chinari dusto loina khangani jagatki wa taraga adugi napido nahangi du khaktani hai paw phoramba mathangi numituni Purimbi hoiso numinini suti lei haina mayumda thoglei yumda mama matomda lehaubaduda Purimbi suti sangwa natrabaso ma thoglai Purimbi nongthalgi pung ahum khare helakpa adawaida jagatbu unaba ma thoknaba tawri siki nang ulakpada ngairi kadaida chatluge haibano ima kuirui ai wari amta taruge tawbani ha wari daba kari wari no ne yumda dum tawdana ho mina lidawbu wari ne aikhoida kausilaga lihanse hairo somda su jagat nganba lekai oizarabasto dressing ga do khanjari poni karamba sesige haina nabaga changkhedre white mazuda black ni checkbox tawna chatba flannel shirt ama mathakta lili aduga black mazugi long pant dumaga white mazugi Adidas slipper duga tongi masana ngamda haraharo chatkedabagi loisilibado hemana lona yengjarami jagat ngamda mamana yengibada uraduna ima Nasase ang pa udriba thongsin-dagi yengdraso adam sanga su yabase masidi nate nasangamde haibaga kawkhei adu kharauna loisilibo kadaida chatluge haiba noi chabo karla bima lagai ni subada oh isana asuk maki semli basidi lagai amalana chatpagi oire ko adudadi karigi chatawriba as ekhoi masyam hangi Nasase college level yorobani adubo tangkhai chalabani privacy kita sutham jagiba ihe isase pakhang phara boire ko ima di khangure dana phare ado kuidi rakanu ko nasado lahau kharasu leiri hoi kuira oyi jagat ngan bahara haro best padu thodokri Purimbi su makhoi lekai gi iroi leibda leiba laba asawa domda oina tholakle mi su khara hangba mafam yengduna jagat ngan busu yorakpana hali ani dong hak tamin lepaga lene jagat ngan ba lepna Purimbi da yengi mai macha duda ingna chamna phase wai launa manang tana malangi ipomda sanariba samlang duga aduga olive green machuda mapan black na pikna hakpa aduga black masugi isam chamba khuda half oiba malili sam yenga chamna ingna phase adam yengin basu phawi jagat ngan matom daso harau jari pone dressing ga do haife chana ge tawbaduda ani maktumi leirambadagi jagat ngan ba wa haudo pham khangraduna wakhanda khalibadu oina chinda hairi yam phase Purimbi su jagat ngan bada yengai jagat ngan baso ithak anaga lepamni kayam kuiraga koina bi ani ahan ba unabada nervous chatna bagi matawni tawribado Purimbi so adom khoma ichumna koitri jagat ngan mamana haining basingdo mari haithare ai ahana yam lana khalure adubu noma nupa ma thingnabadagi mana sumba pumba haibirame mado kaka sobo so dini so hai ado ai lankre Purimbi jagat ngan bagi araiba kontok da maso jagat ngan bada yengai jagat ngan ba makha amuksu tari kayumba nupaduna takpiramdrabadi ai adum nungaitana lehaurani babana so imana so aingonde amche aina tawjaraba iral pamba lale hayo haina aina wakhal khanthawdabani aina kaka thawban tharko photo da lana khaluri adubo pumna mak oiramdre Purimbi su jagat ngan bada yengai jagat ngan baso Purimbi da yengi kari khumlakani khanna yengjari bani napi da sun nahan ke khalamba wakhando kharadi sengdok lukpa haurabani
ꯑꯗꯨꯕꯨ ꯄꯨꯔꯦꯝꯕꯤꯅ ꯇꯥꯅꯤꯡꯕ ꯋꯥꯍꯩ ꯑꯃꯗꯤ ꯋꯥꯠꯂꯤ ꯑꯗꯨꯕꯨ ꯖꯒꯠ ꯉꯥꯟꯕꯅ ꯍꯥꯏꯔꯛꯇꯕꯗꯨꯗ ꯄꯨꯔꯦꯝꯕꯤꯁꯨ ꯋꯥ ꯁꯝꯖꯤꯜꯂꯛꯏ ꯋꯥꯔꯤ ꯂꯣꯏꯔꯕꯣ ꯐꯔꯦ ꯑꯩꯁꯨ ꯅꯉꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏꯔꯝꯒꯦ ꯀꯣꯂꯦꯖꯇꯣ ꯆꯥꯡ ꯅꯥꯏꯅ ꯀꯥꯎ ꯅꯪꯒꯤ ꯃꯇꯝ ꯑꯩꯉꯣꯟꯗ ꯃꯥꯡꯍꯟꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯐꯔꯦ ꯑꯩ ꯆꯪꯉꯒꯦ ꯄꯨꯔꯦꯝꯕꯤ ꯆꯪꯈꯤꯒꯦ ꯇꯧꯕꯗꯣ ꯖꯒꯠ ꯉꯥꯟꯕꯅ ꯈꯥꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯔꯤ ꯂꯣꯏꯔꯦ ꯍꯥꯏꯗ꯭ꯔꯤ ꯑꯃꯒ ꯋꯥꯠꯂꯤ ꯉꯥꯏꯔꯤꯕꯅꯤ ꯉꯁꯥꯏꯗꯒꯤ ꯅꯨꯄꯤ ꯃꯥꯁꯨ ꯋꯥꯠꯍꯧꯔꯤꯕ ꯑꯗꯨꯅꯤ ꯇꯥꯅꯤꯡꯂꯤꯕꯁꯨ ꯄꯨꯔꯦꯝꯕꯤꯁꯨ ꯇꯥꯔꯒꯦ ꯍꯥꯏꯕꯒꯨꯝ ꯆꯠꯀꯦ ꯇꯧꯔꯝꯕꯗꯣ ꯃꯥꯏ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯖꯒꯠ ꯉꯥꯟꯕꯗ ꯌꯦꯡꯉꯒ ꯂꯦꯞꯄꯤ ꯅꯪꯅ ꯑꯩ ꯊꯥꯖꯕ ꯉꯝꯗꯕꯗꯣ ꯇꯁꯦꯡꯅ ꯑꯩ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗꯕ ꯀꯨꯏꯔꯦ ꯑꯌꯤꯡꯕꯤ ꯖꯒꯠ ꯉꯥꯟꯕ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯛꯂꯝꯃꯤ ꯖꯒꯠ ꯉꯥꯟꯕ ꯀꯧꯔꯛꯂꯤꯕ ꯑꯗꯣꯝꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯦꯡꯊꯣꯛꯂꯨꯏ ꯑꯌꯤꯡꯕꯤ ꯅꯐꯦꯠ ꯑꯅꯤꯗꯨꯅ ꯂꯦꯞꯄꯤꯗꯨꯗ ꯆꯦꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯂꯥꯛꯏ ꯄꯨꯔꯦꯝꯕꯤꯗꯤ ꯑꯌꯤꯡꯕꯤꯗ ꯑꯃꯨꯛ ꯌꯦꯡ ꯖꯒꯠ ꯉꯥꯟꯕꯗ ꯑꯃꯨꯛ ꯌꯦꯡ ꯋꯥꯔꯧꯕ ꯐꯔꯝꯂꯕ ꯊꯃꯣꯏꯗꯨ ꯏꯅꯧ ꯅꯧꯅ ꯖꯒꯠ ꯉꯥꯟꯕꯗ ꯋꯥꯔꯧꯕ ꯄꯣꯛꯂꯤ ꯖꯒꯠ ꯉꯥꯟꯕꯁꯨ ꯏꯉꯛꯉꯛꯅ ꯌꯦꯡꯉꯤ ꯑꯌꯤꯡꯕꯤ ꯂꯥꯛꯄꯗꯨꯗ ꯑꯗꯨꯒ ꯄꯨꯔꯦꯝꯕꯤꯗ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ ꯄꯨꯔꯦꯝꯕꯤ ꯇꯔꯨ ꯖꯒꯠ ꯉꯥꯟꯕꯗ ꯃꯔꯣ ꯂꯣꯟꯕ ꯋꯥꯔꯧꯕ ꯃꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯄꯨꯔꯦꯝꯕꯤꯒꯤ ꯃꯤꯠꯌꯦꯡ ꯑꯗꯣ ꯖꯒꯠ ꯉꯥꯟꯕꯗꯁꯨ ꯐꯥꯎꯕꯒꯨꯝ ꯂꯥꯞꯊꯣꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄ ꯐꯥꯎꯔꯤ ꯃꯤꯠꯌꯦꯡ ꯑꯅꯤꯗꯣ ꯑꯌꯤꯡꯕꯤꯒꯤ ꯋꯥꯍꯩꯅ ꯊꯨꯒꯥꯏꯔꯤ ꯑꯌꯤꯡꯕꯤ ꯇꯍꯥ ꯍꯔꯥꯎ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯩ ꯂꯥꯛꯑꯦ ꯑꯩꯒꯤ ꯀꯣꯜꯁꯨ ꯄꯤꯛ ꯑꯞ ꯇꯧꯕꯤꯗꯦ ꯇꯦꯛꯁ ꯔꯤꯄ꯭ꯂꯥꯏꯁꯨ ꯇꯧꯕꯤꯔꯛꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯅꯪꯅ ꯑꯩ ꯉꯥꯏꯔꯝꯗꯅ ꯁꯣꯝꯗ ꯒꯥꯔꯤ ꯊꯧꯈꯤꯕꯗꯣ ꯎꯍꯧꯏ ꯑꯗꯨꯒꯤ ꯑꯩ ꯅꯪ ꯎꯅꯤꯡꯃꯟꯕꯒꯤ ꯂꯥꯛꯏꯅꯤ ꯖꯒꯠ ꯉꯥꯟꯕ ꯄꯨꯔꯦꯝꯕꯤꯗ ꯑꯣꯏꯅ ꯌꯦꯡꯉꯒ ꯈꯨꯝꯃꯛꯏ ꯑꯌꯤꯡꯕꯤ ꯅꯪ ꯆꯠꯂꯝꯃꯣ ꯀꯩꯒꯤꯅꯣ ꯅꯪ ꯑꯩ ꯃꯤꯁ ꯇꯧꯗ꯭ꯔꯣ ꯑꯁꯨꯃꯥꯏꯅꯒ ꯍꯥꯏ ꯅꯪ ꯑꯩ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯗꯣꯏꯅꯤ ꯍꯥꯏꯗꯨꯗꯤ ꯑꯌꯤꯡꯕꯤ ꯋꯥ ꯉꯥꯡꯕ ꯂꯣꯏꯕꯒ ꯄꯨꯔꯦꯝꯕꯤꯗ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯖꯒꯠ ꯉꯥꯟꯕꯗ ꯑꯃꯨꯛ ꯁꯤꯜꯂꯛꯂꯒ ꯃꯥꯗꯤ ꯅꯣꯏꯗ ꯊꯕꯛ ꯇꯧꯕ ꯂꯥꯛꯄ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯏꯆꯦꯗꯨ ꯅꯠꯇ꯭ꯔꯣ ꯖꯒꯠ ꯉꯥꯟꯕꯅ ꯑꯌꯤꯡꯕꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯉꯩ ꯄꯨꯔꯦꯝꯕꯤꯅ ꯑꯌꯤꯡꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯃꯥꯅꯤ ꯃꯣꯏꯗ ꯊꯕꯛ ꯇꯧꯕ ꯂꯥꯛꯄ ꯂꯩꯀꯥꯏꯒꯤ ꯃꯆꯦꯅꯤ ꯅꯪꯒꯤ ꯖꯒꯠ ꯉꯥꯟꯕꯁꯦ ꯎꯕꯤꯈ꯭ꯔꯣ ꯃꯁꯥꯁꯨ ꯉꯝꯗ꯭ꯔꯤꯕꯅꯤ ꯄꯨꯔꯦꯝꯕꯤ ꯋꯥꯁꯦ ꯍꯥꯏꯕ ꯂꯣꯏꯕꯒ ꯖꯒꯠ ꯉꯥꯟꯕꯗ ꯌꯦꯡꯉꯛꯏ ꯄꯤꯂꯨ ꯑꯅꯤꯗꯨꯁꯨ ꯕꯤꯔꯥꯡ ꯏꯍꯧꯔꯛꯀꯦ ꯇꯧꯏ ꯑꯌꯤꯡꯕꯤ ꯖꯒꯠ ꯉꯥꯟꯕ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯃꯈꯨꯠꯇꯨꯅ ꯖꯒꯠ ꯉꯥꯟꯕꯒꯤ ꯂꯥꯏꯕꯛꯇ ꯊꯦꯡꯗꯨꯅ ꯌꯦꯡꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯖꯒꯠ ꯉꯥꯟꯕꯅ ꯃꯈꯨꯠꯇ ꯐꯥꯔꯒ ꯌꯥꯔꯦ ꯑꯩ ꯀꯩꯝ ꯇꯧꯗꯦ ꯅꯪ ꯆꯠꯂꯝꯃꯣ ꯑꯩ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯁꯥꯗꯧ ꯆꯠꯂꯣꯏ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯑꯩ ꯆꯠꯂꯣꯏ ꯄꯨꯔꯦꯝꯕꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯣ ꯌꯦꯡꯗꯨꯅ ꯂꯦꯞꯄ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯥ ꯑꯣꯏꯅ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯏ ꯄꯨꯔꯦꯝꯕꯤꯅ ꯈꯣꯡ ꯍꯦꯛ ꯊꯥꯡꯕ ꯍꯧꯕꯒ ꯄꯨꯔꯦꯝꯕꯤ ꯄꯤꯕꯥꯅ ꯀꯧꯔꯛꯄꯅꯤ ꯄꯨꯔꯦꯝꯕꯤꯁꯨ ꯀꯧꯔꯛꯂꯤꯕꯗꯨꯗ ꯌꯦꯡꯉꯤ ꯂꯤꯡꯖꯦꯜꯒ ꯄꯤꯕꯥꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯄꯨꯔꯦꯝꯕꯤꯕꯨ ꯈꯥꯝꯒꯦ ꯍꯥꯏꯅ ꯇꯧꯔꯝꯕ ꯖꯒꯠ ꯉꯥꯟꯕꯁꯨ ꯀꯧꯅꯕ ꯀꯥꯊꯣꯛꯂꯝꯕ ꯃꯌꯥꯗꯣ ꯎꯝꯁꯤꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯅꯣꯏ ꯃꯥꯅ ꯁꯣꯝꯗ ꯊꯣꯛꯀꯦ ꯍꯥꯏꯕꯗꯨꯗ ꯄꯤꯕꯥ ꯏꯕꯥꯅꯤ ꯅꯪ ꯊꯤꯔꯛꯏꯅꯤ ꯄꯤꯕꯥꯁꯨ ꯆꯪꯉꯛꯅ ꯅꯣꯏ ꯁ꯭ꯋꯥꯏꯁꯤꯗꯤ ꯌꯥꯝ ꯆꯤꯛꯏ ꯍꯟꯕꯨ ꯍꯟꯅꯤꯡꯗ꯭ꯔꯦ ꯂꯤꯡꯖꯦꯜꯒ ꯄꯤꯕꯥꯒꯅ ꯄꯨꯔꯦꯝꯕꯤꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗ ꯖꯒꯠ ꯉꯥꯟꯕꯒ ꯑꯌꯤꯡꯕꯤꯒꯁꯨ ꯂꯦꯞꯄꯝꯕꯗꯨꯗ ꯑꯅꯤꯗꯨꯁꯨ ꯉꯛꯁꯥꯟꯅꯅ ꯌꯦꯡꯉꯤ ꯑꯌꯤꯡꯕꯤꯗꯤ ꯖꯒꯠ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯛꯅ ꯂꯦꯞꯄꯛꯏ ꯂꯤꯡꯖꯦꯜ ꯄꯨꯔꯦꯝꯕꯤꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯒ ꯀꯔꯤ ꯐꯤꯕꯝꯅꯣ ꯁꯤꯕꯣ ꯄꯨꯔꯦꯝꯕꯤꯁꯨ ꯇꯞꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯄꯨꯔꯦꯝꯕꯤ ꯑꯩꯁꯨ ꯅꯣꯏ ꯂꯩꯀꯥꯏꯁꯤꯗ ꯀꯣꯏꯕ ꯄꯨꯕꯤꯌꯨꯗꯅ ꯑꯩ ꯀꯣꯛ ꯌꯥꯝ ꯆꯤꯛꯏ ꯂꯤꯡꯖꯦꯜꯒ ꯅꯈꯣꯏ ꯑꯅꯤ ꯆꯠꯂꯨꯔꯣ ꯑꯩꯈꯣꯏꯁꯨ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯆꯠꯂꯔꯣꯏ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯅꯣꯏꯗ ꯑꯣꯏꯅ ꯅꯪꯁꯨ ꯄꯣꯊꯥꯔꯣ ꯑꯗꯨꯒ ꯑꯍꯨꯝꯗꯨꯅ ꯆꯪꯈꯤꯕꯗꯣ ꯖꯒꯠ ꯉꯥꯟꯕ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯈꯥꯝꯃꯨꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ ꯄꯨꯔꯦꯝꯕꯤꯒꯤ ꯃꯇꯧꯗꯨꯗꯁꯨ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯖꯒꯠ ꯉꯥꯟꯕꯅ ꯑꯌꯤꯡꯕꯤꯒꯤ ꯃꯔꯝꯗ ꯁꯦꯡꯗꯣꯛꯀꯦ ꯍꯦꯛ ꯈꯟꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕ ꯑꯗꯨꯝ ꯇꯥꯗꯨꯅ ꯇꯣꯛꯈ꯭ꯔꯦ ꯖꯒꯠ ꯉꯥꯟꯕꯅ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯍꯧꯕꯗꯨꯗ ꯑꯌꯤꯡꯕꯤꯗꯤ ꯄꯨꯔꯦꯝꯕꯤꯗ ꯁꯥꯎꯅꯤꯡꯕ ꯀꯜꯂꯛꯄ ꯐꯥꯎꯔꯤ ꯖꯒꯠ ꯉꯥꯟꯕ ꯈꯔ ꯁꯥꯎꯔꯞꯅ ꯑꯌꯤꯡꯕꯤꯗ ꯍꯥꯏꯔꯤ ꯑꯩ ꯍꯜꯂꯝꯃꯒꯦ ꯅꯪ ꯅꯇꯣꯝꯇ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯅꯇꯣꯝꯗ ꯑꯗꯨꯝ ꯍꯜꯂꯣ ꯖꯒꯠ ꯉꯥꯟꯕꯁꯤ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯌꯤꯡꯕꯤꯗꯤ ꯁꯥꯎꯅꯤꯡꯕꯅ ꯐꯨꯡꯒꯠꯂꯛꯂꯦ ꯃꯁꯥꯗꯣ ꯑꯗꯨꯒ ꯎꯁꯤꯠꯇꯕ ꯃꯥꯟꯕ ꯃꯤꯅꯣꯛ ꯑꯃꯁꯨ ꯅꯣꯛꯂꯤ ꯅꯨꯡꯗꯥꯡꯗꯨꯗ ꯖꯒꯠ ꯉꯥꯟꯕ ꯄꯨꯔꯦꯝꯕꯤꯗ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯄꯨꯔꯦꯝꯕꯤ
ꯀꯣꯜꯁꯨ ꯇꯦꯛꯁꯇꯣ ꯀꯩꯝꯇ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯖꯒꯠ ꯉꯥꯟꯕꯁꯨ ꯑꯍꯤꯡꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯃꯁꯥꯁꯨ ꯈꯔ ꯉꯝꯗꯕꯒ ꯄꯨꯂꯞ ꯄꯥꯁꯤꯟꯅꯔꯦ ꯑꯗꯨꯒ ꯑꯌꯤꯡꯕꯤꯕꯁꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ ꯄꯣꯔꯦꯡꯕꯤꯁꯨ ꯑꯍꯤꯡꯗꯣ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯋꯥꯈꯜ ꯃꯌꯥꯝ ꯑꯃꯁꯨ ꯈꯜꯂꯤ ꯑꯗꯨꯒ ꯖꯒꯠ ꯉꯥꯟꯕꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯃꯊꯪ ꯅꯤꯡꯁꯤꯡꯉꯛꯏ ꯑꯗꯨꯒ ꯂꯣꯏꯔꯛꯄꯗ ꯑꯌꯤꯡꯕꯤꯅ ꯖꯒꯠ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯗꯨꯗ ꯍꯦꯛ ꯆꯞ ꯂꯦꯞꯄꯤ ꯅꯤꯡꯁꯤꯡꯂꯛꯂꯤꯕ ꯋꯥꯈꯜ ꯃꯌꯥꯝꯗꯣ ꯑꯁꯨꯝꯅ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯅꯗ꯭ꯔꯦ ꯑꯅꯤꯃꯛ ꯄꯣꯔꯦꯡꯕꯤꯗꯤ ꯉꯁꯤ ꯎꯅꯔꯝꯕꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯕꯅ ꯆꯨꯝꯂꯗ꯭ꯔꯥ ꯃꯥ ꯂꯦꯞꯂꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯛꯏ ꯑꯍꯤꯡꯗꯨꯃꯗꯤ ꯍꯧꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯑꯆꯧꯕꯁꯨ ꯃꯌꯨꯝꯗ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯏ ꯉꯁꯤꯗꯤ ꯑꯗꯨꯒ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯣꯏꯒꯤ ꯐꯝꯂꯗꯅ ꯂꯩꯕ ꯍꯣꯇꯦꯜꯗꯣ ꯑꯃꯨꯛ ꯁꯦꯝꯖꯤꯜꯂꯒ ꯐꯝꯕ ꯍꯧꯅꯅꯕ ꯃꯄꯥ ꯃꯆꯥꯗꯣ ꯍꯣꯇꯦꯜ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯨꯅ ꯊꯪꯒꯥꯜ ꯕꯖꯥꯔ ꯑꯗꯣꯝꯗ ꯍꯥꯏꯒꯠꯂꯛꯏ ꯍꯣꯇꯦꯜ ꯌꯦꯡꯉꯨꯔꯕ ꯃꯇꯨꯡ ꯄꯣꯠꯆꯩ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯄꯥꯎꯅꯥ ꯕꯖꯥꯔ ꯑꯗꯣꯝꯗ ꯂꯥꯟꯊꯣꯛꯅꯕ ꯑꯣꯚꯔꯕ꯭ꯔꯤꯖ ꯃꯈꯥꯗꯨꯗ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯒꯥꯔꯤ ꯑꯃ ꯀꯟꯅ ꯊꯧꯖꯤꯜꯂꯛꯏ ꯄꯣꯔꯦꯡꯕꯤꯗꯣ ꯄꯥꯈꯠꯅ ꯕꯕꯥ ꯄꯣꯔꯦꯡꯕꯤ ꯃꯄꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯈꯪꯆꯤꯡ ꯆꯤꯡꯏ ꯒꯥꯔꯤꯗꯨꯗꯤ ꯍꯟꯅꯐꯥꯎ ꯌꯦꯡꯂꯝꯗꯅ ꯊꯧꯈ꯭ꯔꯦ ꯑꯇꯩ ꯒꯥꯔꯤꯁꯨ ꯃꯔꯤ ꯂꯥꯛꯁꯤꯟꯕꯒ ꯄꯣꯔꯦꯡꯕꯤ ꯒꯥꯔꯤ ꯊꯧꯔꯤꯕꯗꯣ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯒꯥꯔꯤꯗꯨꯒ ꯒꯥꯔꯤ ꯅꯝꯕꯔꯗꯨꯒꯗꯤ ꯄꯣꯔꯦꯡꯕꯤꯅ ꯈꯪꯍꯧꯔꯦ ꯏꯁ ꯀꯔꯤ ꯈꯨꯊꯧꯅꯣꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯣ ꯄꯣꯔꯦꯡꯕꯤ ꯃꯄꯥꯗ ꯌꯦꯡꯂꯒ ꯕꯕꯥ ꯍꯜꯂꯁꯤꯔꯥ ꯏꯆꯥꯒꯤ ꯂꯩꯗꯧꯕꯕꯨ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯔꯦ ꯕꯕꯥ ꯄꯣꯔꯦꯡꯕꯤ ꯃꯇꯣꯝꯗ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯄꯥꯗꯤ ꯐꯥꯔꯝ ꯍꯥꯎꯁꯇ ꯂꯩꯍꯧꯔꯦ ꯄꯣꯔꯦꯡꯕꯤ ꯑꯣꯇꯣꯗ ꯇꯣꯡꯅ ꯃꯥꯅ ꯎꯍꯧꯕ ꯒꯥꯔꯤ ꯅꯝꯕꯔꯗꯣ ꯃꯃꯤꯠꯇ ꯑꯗꯨꯝ ꯎꯗꯨꯅ ꯂꯩꯔꯦ ꯃꯥ ꯀꯗꯣꯝꯗꯒꯤꯅꯣ ꯉꯁꯤꯗꯤ ꯃꯥꯒꯤ ꯊꯥꯏꯅꯒꯤ ꯃꯤꯍꯨꯜꯗꯣ ꯍꯦꯛ ꯍꯨꯜꯂꯛꯏ ꯄꯣꯔꯦꯡꯕꯤꯒ ꯃꯄꯥ ꯑꯆꯧꯕꯒꯅ ꯂꯩꯔꯛ ꯆꯪꯉꯛꯄꯗ ꯃꯃꯥꯒ ꯂꯩꯀꯥꯏ ꯅꯨꯄꯤ ꯑꯃꯒ ꯄꯣꯔꯦꯡꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯄꯣꯔꯦꯡꯕꯤꯅ ꯂꯥꯞꯅ ꯎꯏ ꯈꯪꯗꯦ ꯃꯦꯝꯊꯣꯏ ꯅꯪꯒꯤ ꯅꯆꯥꯁꯦ ꯅꯨꯄꯤꯔꯥ ꯅꯨꯄꯥꯔꯁꯨ ꯈꯪꯗꯦ ꯃꯁꯤꯡꯅ ꯃꯁꯤꯡ ꯐꯠꯇ꯭ꯔꯤꯕ ꯏꯆꯦ ꯇꯝꯐꯥ ꯍꯣꯏ ꯁꯤꯒꯤꯁꯦ ꯍꯥꯟꯅꯒ ꯍꯥꯏꯔꯨꯔꯕꯗꯤ ꯌꯥꯝ ꯍꯜꯂꯕꯅꯤꯗ ꯀꯗꯥꯏꯗꯒꯤ ꯉꯔꯥꯡꯅꯦ ꯏꯃꯤꯠꯃꯛꯁꯤꯅ ꯎꯍꯧꯔꯕꯅꯤ ꯇꯥꯃꯤꯂꯟꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯃꯥꯅ ꯍꯦꯛꯇ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯤꯡꯕꯅꯤꯅꯦ ꯏꯃꯤꯠꯃꯛꯁꯤꯅ ꯎꯍꯧꯔꯤꯕꯅꯤ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯆꯦ ꯇꯝꯐꯥ ꯑꯩꯈꯣꯏ ꯁꯤꯒꯤꯗꯤ ꯂꯤꯡꯖꯦꯜꯒ ꯉꯟꯇꯥ ꯍꯜꯂꯛꯏꯗ ꯅꯨꯄꯤꯗ ꯋꯥ ꯁꯣꯏꯕꯒꯤ ꯃꯇꯧꯒꯨꯝ ꯍꯥꯏꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯋꯥ ꯑꯃꯔꯣꯝꯗ ꯄꯨꯊꯣꯔꯛꯏ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯗꯤ ꯇꯥꯃꯤꯂꯟꯒꯤ ꯃꯆꯥꯅꯨꯄꯥ ꯃꯥꯒ ꯈꯪꯅꯖꯕꯤꯗꯣ ꯉꯔꯥꯡ ꯃꯌꯨꯝꯗ ꯆꯥꯛ ꯀꯧꯕ ꯃꯥꯜꯂꯤ ꯃꯄꯥꯟꯗ ꯂꯩꯔꯨꯕꯗꯒꯤ ꯊꯣꯛꯂꯛꯑꯦꯅ ꯃꯦꯝꯊꯣꯏꯗꯤ ꯊꯥꯖꯕꯗꯤ ꯈꯔ ꯋꯥꯠꯂꯤ ꯑꯗꯨꯕꯨ ꯃꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯦꯝꯊꯣꯏ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ ꯏꯆꯦ ꯇꯝꯐꯥ ꯑꯩꯈꯣꯏ ꯁꯤꯒꯤꯁꯦ ꯅꯨꯄꯥꯗꯧꯅꯕꯨꯗꯤ ꯈꯔ ꯇꯧꯖꯩ ꯃꯉꯥꯎꯁꯨ ꯊꯤꯖꯩ ꯑꯗꯨꯕꯨ ꯅꯣꯡꯃꯗ ꯅꯨꯄꯥ ꯅꯍꯥꯒ ꯅꯛꯁꯤꯟꯅꯕ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯃꯛꯇꯤ ꯇꯝꯐꯥ ꯋꯥ ꯃꯔꯛ ꯊꯠꯂꯗꯨꯅ ꯃꯦꯝꯊꯣꯏ ꯏꯆꯥꯕꯨ ꯅꯨꯡꯁꯤꯗꯕ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ ꯑꯩꯈꯣꯏꯅꯁꯨ ꯁꯤꯒꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯃꯤ ꯅꯨꯄꯥꯗꯨꯅ ꯁꯨꯛꯄꯥꯝ ꯄꯥꯝꯕꯤꯗ꯭ꯔꯕꯗꯨꯗ ꯃꯥꯅ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯕ ꯁꯤꯜꯂꯤꯕꯁꯤꯗꯤ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯆꯍꯤ ꯑꯃꯅꯤ ꯂꯩꯔꯕꯗꯤ ꯋꯥꯔꯣꯏꯕꯣꯠꯄꯨ ꯄꯨꯊꯣꯛꯄꯤꯔꯅꯤ ꯍꯥꯏ ꯏꯆꯦꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯉꯜꯂꯤꯉꯩꯁꯤꯗ ꯊꯤꯡꯍꯧꯅꯕ ꯍꯥꯏꯗꯅ ꯍꯥꯏꯕꯅꯤꯀꯣ ꯁꯤꯒꯤ ꯃꯈꯥꯗꯤ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯍꯧꯀꯣ ꯃꯦꯝꯊꯣꯏ ꯏꯆꯦ ꯆꯠꯂꯤ ꯄꯣꯔꯦꯡꯕꯤꯅ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗꯗꯤ ꯅꯨꯄꯤꯗ ꯆꯠꯈꯤꯕꯅ ꯍꯥꯜꯂꯦ ꯃꯦꯝꯊꯣꯏꯁꯨ ꯌꯨꯝꯗ ꯐꯠ ꯆꯪꯈꯤ ꯄꯣꯔꯦꯡꯕꯤꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕꯅ ꯃꯃꯥꯕꯨ ꯇꯥꯟꯅꯔꯤ ꯏꯃꯥ ꯍꯧꯖꯤꯛ ꯏꯅꯦ ꯇꯝꯐꯥ ꯂꯥꯛꯑꯝꯃꯤꯗꯣ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯃꯦꯝꯊꯣꯏ ꯈꯨꯝꯗꯦ ꯃꯃꯥꯅ ꯃꯥꯏꯊꯣꯡꯗꯣ ꯏꯁꯥꯎ ꯁꯥꯎꯕ ꯃꯥꯟꯕꯗꯨꯗ ꯄꯣꯔꯦꯡꯕꯤ ꯑꯃꯨꯛꯀꯁꯨ ꯍꯪꯉꯤ ꯏꯃꯥꯎ ꯀꯩꯗꯧꯔꯒꯦ ꯁꯤ ꯌꯦꯡꯉꯨ ꯑꯩꯒꯤ ꯐꯨꯔꯤꯠꯁꯦ ꯁꯤ ꯂꯤꯠꯂꯗꯤ ꯅꯌꯥ ꯅꯨꯄꯥ ꯄꯣꯔꯦꯡꯕꯤꯅ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯦꯝꯊꯣꯏꯅ ꯄꯣꯔꯦꯡꯕꯤꯒꯤ ꯌꯦꯠ ꯊꯪꯕ ꯃꯃꯥꯏꯗꯨꯗ ꯈꯨꯕꯥꯛꯅ ꯑꯃꯨꯛꯇꯪ ꯊꯥꯔꯤ ꯑꯩꯅ ꯍꯟꯖꯤꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯍꯥꯏꯒꯅꯨ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯃꯤꯒꯤ ꯃꯆꯥꯗꯣ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯃꯤꯒꯤ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤꯗꯨꯁꯨ ꯅꯪꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯕꯨꯡ ꯅꯧꯄꯥ ꯂꯩꯇꯦ ꯃꯤꯅ ꯎꯁꯤꯠꯈꯤꯔꯣꯏ ꯈꯪꯅ ꯅꯪꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯄꯣꯔꯦꯡꯕꯤ ꯃꯃꯥꯏꯗꯨ ꯄꯥꯏꯁꯤꯟꯅꯗꯨꯅ ꯀꯞꯄꯤ ꯀꯔꯤꯁꯨ ꯍꯥꯏꯖꯕꯁꯨ ꯉꯝꯗ ꯃꯤꯠꯀꯤ ꯄꯤꯗꯨꯒ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯍꯌꯦꯡꯗꯒꯤ ꯅꯪ ꯖꯒꯠꯇ ꯑꯃꯨꯛ ꯍꯟꯅ ꯀꯧꯕ ꯌꯥꯔꯣꯏ ꯅꯪ ꯄꯣꯔꯦꯡꯕꯤ ꯒ꯭ꯌꯥꯟ ꯏꯉꯥꯎ ꯉꯥꯎꯔꯦ ꯑꯗꯨꯕꯨ ꯃꯥ ꯄꯨꯝꯅꯃꯛꯁꯤ ꯖꯒꯠ ꯉꯥꯟꯕꯗ ꯑꯣꯏꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯄꯨꯡ 6 ꯇꯥꯔꯝꯗꯥꯏꯗꯨꯗ ꯄꯣꯔꯦꯡꯕꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯖꯒꯠ ꯉꯥꯟꯕꯕꯨ ꯊꯤꯔꯛꯏ ꯆꯟꯗ꯭ꯔꯗ ꯍꯪꯕꯗ ꯃꯈꯣꯏꯗ ꯂꯩ ꯍꯥꯏꯔꯛꯄꯗꯒꯤ ꯄꯣꯔꯦꯡꯕꯤ ꯆꯟꯗ꯭ꯔ ꯍꯣꯏꯗ ꯂꯥꯛꯏ ꯖꯒꯠ ꯉꯥꯟꯕ ꯆꯟꯗ꯭ꯔ ꯍꯣꯏꯒꯤ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯆꯟꯗ꯭ꯔꯁꯨ ꯁꯅꯔꯦꯝꯕꯁꯨ ꯄꯨꯟꯅ
Purin Bimagi Mihunduga, Masado Patabangamdre, Migi Mayumne Haibsukakri, Chandra Hogi Mangolduda, Raboka Kaleklaga, Zagatngan Basofam Lampadagi, Purin Bina Lakpaduda, Hawale. Iwang Wang Lip Kalekliba, Magi Mamaiduda, Purin Bina Lamaduna, Zagatngan Bagi Oitang Bakazaiduda, Sahunkan Namutang Taki. Pathaba nang haudre, thamoi madi asawa namang thakre. Purin bi jagat ngan bada munna yengi, aduga mamana cheki badaso ningsingi. Migi, orai boti matam ngai duna leiribane. Lekaida, moigi imongdo, nakhoi na bana sana, mari ama sagan anaba hotnari haina ngangnakre. Nangi haktakta, nababu sulhana ubire. Karigi migi henbe imongdugi masada yengoribano, natik na bana te khangdabro. Panaso gyan taraboy ningubani. Adabo nangi ang hawagin na tao si Henry ne. Puring biningsing-ningsing, miludagi pirang duso tap na sintari. Aduga. Ay na napamda, kayam yakre. Ay ibigan noy anigi marakta, ay napaloy kibra. Aduga karigi ipabuso, kari na thom na bahot na riba. Zagat nga bagyan tabang amda, puring bidi ingaw-ngaw na yingi. Sandraga sanarin bagaso, Purin bagi wahai singduda karino khana yengne. Jagat nga matap na. Chisaki na hari singsibu karino. Ngasai bazar da nangi. Nogi garido na. Aigi babu thaw na bahot na banatro. Ado banang na nate haidiro. Aigi min maksina nogi number do urabane. Ando bulai ba phabadagi. Aigi babu di sokautri. Jagat ngan ba masaga ngamdabaga Purin bina hairiba wariduga ma makok ingaw ngawri. Purin bida yengduna leibasi natana ma hausi wahi amata tholakidre. Purin bidi makha adamak Aduga aying bina koy anigi waraba puna ba haina bada ayna thugay na basin kibra. Kanagi warabo. Napanoy se ari pathamba hidabra. Adu yong na walo sinduna Lairiba nang na karigi ay damakta kanari ay kimangda karigi hansin lepri-bano. Zagat ngan badi kumpam kangre matawduda sanarin bada oina. Jisike asaw bado hanan dadab tabiyo. Adaga sisike ni haning libado gyan dana haibiyo. Sanarin ba? Noy ginaman na base? Waroy bot pudaw rabani. Aduga Purimi zagat ngan bada mo silaga. Aduga Nang si masukang ay na nang bunong siruwagi nang na haining ba ngang ba ay na tingam da ba yan ano ba inamara mo helaga noy na igi ima ipada sohan ba amadi matagtawa ngang bayar. Purimbi itan-tana layriba mitlupirang do mit amurak ko pada kazay da nanantari birang do galoy na na jagat ngan bada muna yung nabaga thokre. Purimbi na thoki ba do ahom do suying do na lehawi. Jagat ngan badi gyan tabas tungam ngamdre. Puring bin hairam liba singdo. Taseng badi jagat ngan ba ngarangi warido phonda sanaba nungaite haiduna Chandra hoida marup ani duga puring bigi damakta watana balak jaribani. Chandra na. Jagat, jisiki na hairam mayam sibu koinu. Kaya sibong tawrage. Sanare bana gari na thomba haina su palamiduna koinu. Eko isu gyan amta tahaludana. Bye. Ay na nga saydagi sila larini. Ay sugyan tadri. Noy number ni haibani na noy garido ngasi ka na napukige. Kanamta puhog daw ni. Sanariyan ba na? Kanade, noy da salu sila. Ado galoy na kangani. Natradi ngasi gisi sige matawdo. Matung nangga among hana una si haiba yarak daw mandri. Chandra na. Sanariyan ba na hairing isi da chalhorsi. Siya sige gide mga nakang daw layte. Mana haiba kuding chumadawni. Talaktuda phagi tawra iba Chandragi phagi do matang chade haibagum sanarin ba pisum do suksiladuna Chandra de yingi. Jagat ngan ba hoida ahum da lai. Hemari sakum da chaklo siladuna lairami. Jagat ngan ba mama ba kawra karoduna changi. Hemai baba khana chakum dagi chenthorokle. Hai, kari tawrage ne. Hemana chenthorokpada jagat ngan makhoi ahumak to lairami. Ima, ai hoy gari singa sai kanana purge. Kay daw naragin he, nakoy ibo,
Gari sibudi thawbagi driver ga machanupiduga laame aduda makhoi gari do thaw loikre haidana aikhoi gi do pukhibani ne nangsu hangambani aduga moi gari di mapanda khamlamge nang laga khara thawjil hanbiyu hairambani so su pirambani aduba thaba ama chalga do leire haidana napada hairaga pukhibani ado kai dawrage habani na khoibo jagat ngamba purimina hairamni bawando hosida gyan lakle ma panthathuna leiba ngamre get lamda mu thoki ge tawi machana mu thoki baduda hai kadai de jatke haibano thengene nangbo nasa dasu naba handri haying chatlo ne hema macha bu tana duna hairibani adabu yadre chandra da mu silaktuna chandra ma da satawri basibu kadai de no ha sanaremba kadai de no ba sanaremba da mu silaklaga hairakpani ma aikhoi su khangdi kadai da chase hairaktoino do hema de thingsilakpaga pangpa da pakhali masado zagat nganbagi fathaba ngamdaba ngaigamdaba matawduda zagat ngamba imung da amu phatchangki aduga makhoi imung na khangnabi mafam gari so thampham da laaga soda amu puduna thokri bungodon thengene nangbo haying chatlo ne ma kuiroi ai moi gari se thinbirugi zagat nganba gari do start tawkri aduga chandra sanarembaga so lao haiduna ahum do thauduna chakri hema upai lekta leptuna yenga lehore somdastu purembi mayum da yauraga magi kada kaptuna leire mem thoidi purembi sathokli haiba khanghaudre dukan da kidang kuina chathokluri aduga purembi na chatluri ba matam dustu kuiba nate mem thoi sunu haidre machana kapadu taraga mem thoi na khanbana mana cheirubagi phurubagi kaplibani haina khankre purembi sagat nganbada khupanga tharamba amade ngasi ngarangi thodok mayamduna ma koktu chi ebani ningsing kapada purembi kapna matom ta amusu khali sumaina tamna bra nusi base aina kai gino ma bo su khaluri sibo ai lap thogi ai tabi leiragi megi nusi bada yet pasu tar purembi di ma gi thokwa wakhanda pharok pasinduna warep oikre jagat nganbagi wadi ma khangkire zagat nganba hoina aying bi hoigi lerak yaro amdaida zagat nganba hoigi aying bina pukhiba gari do thodore zagat nganba na mogi gari ni khangladuna mamangda phatta chili obagi driver duna oi gari khukham no ne zagat nganba wangang dabi gari dagi kumthare driver pa diso masak khangum tawi haiduna munni yengi zagat nganba phatpa sangsilaga nupa dobo furit collar do pairaga gari dagi chingthoi Chandraga sanarembaga sa sangsilaktuna napadugi manungda thachilaktuna lepi kanano thado nangna ngasai gari sina thonggi tawribado kanano hairo napada sa jagat ngambani khanglakpadagi ibunga jagat ngamba ai wari do sengna haijagi hana hairo aduga thadokani ai di kari su khangjaba na chade asengmani ibema ingbina tau haibado khaktani aina tawruba mana kari tawba haiba aduga nangna kari tawba sengna hayo aingbina thaba ama chalusi haina aingonda hai aduga noida oirame adagi noigi gari so puraga bazar phawa chalusi mogi gari duna thamlamasi thau yaudre haijinduna thamlambani jagat nganba khangba ngamdraduna napada kina thinge tawi adaba sanaremana khami napadasu mamai khumjinduna khangi chandrana wari makha tabiro napadasu kina aduga asawbugi macha nupibu aingonda masak taktuna thomo haibadagi aina tawkhibani soibadagi asawbodu oina thenge tawkhibani ai bongta ngakpiyo adu tawdrabadi ai isa nupi piklibado makhoina hatkani haibadagi tawkhibani adu phatraba thabakto mina taw haraga tawribani ne nangi na chadi kaninga aduga migi machadi hatpa ngamni haina khanba nangdi si haraga jagat nganba hathaba ngamdraduna nupaduda amuktang kina thinjali ai amona tawjari ibungo jagat ngamba ai nakhoi imungbu masak muna khangji ai yam nakre ibungo ai bongta ngapiyo nangoda sinarba ade kari thabak walige hayo matung dana kayuma kaka chawgi imung soknaba hek tawraba nang sulai khang aso boy gi lekai gi nupi amada nanga ingbiga
ꯋꯥꯔꯣꯏꯕ ꯄꯨꯗꯧꯔꯦ ꯑꯗꯨꯗ ꯑꯆꯧꯕꯒꯤ ꯃꯆꯥꯅꯨꯄꯤꯅ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯤ ꯍꯥꯏꯅꯁꯨ ꯁꯟꯗꯣꯛꯅꯕ ꯄꯩꯁꯥ ꯄꯤꯔꯨꯕꯗꯨꯒ ꯁꯤꯅ ꯂꯣꯏꯔꯦ ꯑꯩꯒꯤꯗꯤ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯍꯥꯞꯄꯤꯌꯨ ꯑꯩ ꯇꯧꯖꯔꯣꯏ ꯆꯟꯗ꯭ꯔꯅ ꯈꯔ ꯃꯨꯛꯅ ꯇꯧꯖꯔꯣꯏ ꯍꯥꯏꯗꯧꯕ ꯅꯠꯇꯦꯅꯤ ꯈꯨꯔꯥ ꯃꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯕ ꯇꯣꯛꯆꯔꯒꯦ ꯃꯣꯏ ꯏꯃꯨꯡꯒ ꯂꯣꯏꯅꯖꯔꯔꯣꯏ ꯍꯥꯏꯕꯤꯌꯨꯅꯦ ꯇꯣꯛꯆꯔꯒꯦ ꯑꯩ ꯇꯣꯛꯆꯔꯒꯦ ꯁꯅꯔꯦꯝꯕꯅ ꯍꯧꯖꯤꯛꯇꯒꯤꯗꯣ ꯅꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯒꯦ ꯖꯒꯠ ꯉꯥꯡꯕ ꯅꯨꯄꯥꯗꯣ ꯒꯥꯔꯤ ꯑꯁꯣꯝꯗ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯂꯒ ꯍꯜꯂꯛꯂꯤ ꯑꯗꯨꯒ ꯆꯟꯗ꯭ꯔꯒ ꯁꯅꯔꯦꯝꯕꯒ ꯂꯩꯍꯧꯔꯒ ꯃꯇꯨꯡ ꯃꯥꯅ ꯄꯨꯔꯦꯝꯕꯤ ꯍꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯝꯄꯥꯛꯇꯨꯗ ꯐꯅ ꯀꯨꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯀꯣꯜ ꯇꯧꯔꯁꯨ ꯄꯥꯏꯈꯠꯂꯛꯇꯦ ꯃꯦꯁꯦꯖ ꯊꯥꯔꯁꯨ ꯁꯤꯟ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯖꯒꯠ ꯉꯥꯡꯕ ꯃꯁꯥꯗꯣ ꯍꯧꯖꯤꯛꯇꯗ ꯁꯣꯛꯊꯔꯛꯏ ꯉꯁꯥꯏꯒꯤ ꯁꯥꯒꯠꯂꯝꯕ ꯏꯗꯨꯁꯨ ꯏꯪꯊꯈ꯭ꯔꯦ ꯃꯥ ꯍꯧꯖꯤꯛꯇꯤ ꯃꯃꯤꯠꯇꯨ ꯐꯥꯎꯕ ꯄꯥꯡꯅꯤꯡꯗ꯭ꯔꯦ ꯁꯣꯝꯗ ꯍꯦꯃꯥꯅ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ ꯍꯜꯂꯛꯃꯟꯗꯕꯗꯒꯤ ꯖꯒꯠ ꯉꯥꯡꯕꯗ ꯀꯣꯜ ꯇꯧꯏ ꯖꯒꯠ ꯉꯥꯡꯕꯁꯨ ꯀꯣꯜꯗꯣ ꯄꯤꯛꯑꯞ ꯁꯠ ꯇꯧꯔꯛꯏ ꯍꯜꯂꯣ ꯏꯃꯥ ꯕꯨꯡꯉꯣꯇꯣꯟ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣ ꯅꯁꯥꯗꯨꯁꯨ ꯐꯖꯅ ꯉꯝꯕ ꯅꯠꯇ꯭ꯔꯤ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ ꯂꯥꯛꯑꯣꯅꯤ ꯅꯪꯕꯣ ꯑꯩ ꯁꯅꯔꯦꯝꯕ ꯍꯣꯏꯗ ꯆꯥꯔꯦ ꯍꯥ ꯆꯥꯛ ꯆꯥꯔꯛꯑꯒ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯤꯕꯅꯣ ꯖꯒꯠ ꯉꯥꯡꯕ ꯚꯥꯞ ꯑꯣꯏꯗꯗꯨꯅ ꯆꯥꯔꯛꯑꯦ ꯍꯥꯏꯖꯤꯜꯂꯨꯔꯤꯕꯅꯤ ꯃꯃꯥꯅ ꯈꯪꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯆꯥꯒꯤ ꯇꯧꯔꯤꯌꯦ ꯍꯧꯖꯤꯛ ꯑꯩ ꯃꯣꯏꯗ ꯂꯦꯛꯂꯛꯑꯒꯦ ꯅꯁꯥꯗꯣ ꯉꯝꯗꯅ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯅꯪꯕꯣ ꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯌꯥꯝ ꯀꯠꯂꯦꯕ ꯅꯆꯥ ꯀꯜꯂꯦ ꯍꯥꯏꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯗꯤ ꯑꯋꯥꯕ ꯄꯨꯕ ꯈꯣꯟꯊꯣꯛ ꯃꯥꯟꯈ꯭ꯔꯦ ꯐꯔꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤꯕꯅꯤ ꯍꯤꯗꯥꯛꯀ ꯆꯥꯁꯤꯜꯂꯨ ꯑꯁꯨꯛ ꯅꯛꯄꯁꯤꯗ ꯌꯨꯝꯗ ꯑꯗꯨꯝ ꯂꯥꯛꯑꯁꯨ ꯌꯥꯕꯅꯤ ꯉꯁꯤꯈꯛꯅꯦꯕ ꯏꯃꯥ ꯑꯩ ꯊꯝꯃꯒꯦ ꯁꯅꯔꯦꯝꯕ ꯍꯣꯏ ꯆꯥꯛ ꯂꯣꯏꯔꯦ ꯃꯃꯥꯅ ꯈꯨꯝꯕꯒ ꯅꯪꯗ꯭ꯔꯤꯉꯩ ꯀꯣꯜꯗꯨ ꯐꯠ ꯀꯛꯈ꯭ꯔꯦ ꯖꯒꯠ ꯉꯥꯟꯕꯅ ꯍꯦꯃꯥꯁꯇꯣ ꯁꯅꯔꯦꯝꯕ ꯍꯣꯏꯗ ꯂꯩꯔꯤꯅꯤ ꯈꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯖꯒꯠ ꯉꯥꯟꯕꯗꯤ ꯂꯝꯄꯥꯛꯇꯨꯗ ꯄꯨꯔꯦꯝꯕꯤꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗ ꯃꯩ ꯉꯥꯜꯂꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯄꯨꯡꯁꯨ ꯐꯅ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯖꯒꯠ ꯉꯥꯟꯕ ꯋꯥꯕ ꯈꯪꯈꯤꯗ꯭ꯔ ꯃꯥꯜꯂꯦ ꯒꯥꯔꯤꯗꯨꯗ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯦꯞꯇꯨꯅ ꯊꯣꯡꯅꯥꯎꯗꯨꯒꯤ ꯃꯩꯉꯥꯜꯗꯨ ꯌꯦꯡꯉꯤ ꯄꯨꯔꯦꯝꯕꯤꯁꯨ ꯉꯁꯥꯏ ꯀꯞꯂꯝꯕꯗꯒꯤ ꯇꯨꯝꯊꯔꯨꯕꯗꯣ ꯍꯧꯖꯤꯛꯇ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯐꯣꯟꯁꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯉꯤ ꯄꯨꯡ 1:30 ꯇꯥꯔꯝꯂꯦ ꯑꯁ ꯄꯨꯡꯁꯤꯗꯤ ꯑꯩꯗꯤ ꯆꯥꯛꯀ ꯆꯥꯗꯈꯩ ꯇꯨꯝ ꯂꯩꯔꯝꯃꯦꯗꯅ ꯄꯨꯔꯦꯝꯕꯤ ꯐꯣꯟꯗꯣ ꯑꯃꯨꯛꯀ ꯍꯟꯅ ꯌꯦꯡꯉꯤ ꯗꯇꯥ ꯑꯣꯟ ꯇꯧꯗꯨꯅ ꯊꯝꯕꯗꯣ ꯑꯣꯐ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯂꯤꯇꯜ ꯍꯥꯔꯠ ꯍꯥꯏꯅ ꯁꯦꯞ ꯇꯧꯕ ꯅꯝꯕꯔꯗꯨꯗ ꯃꯤꯁ ꯀꯣꯜ 10 ꯑꯗꯨꯒ ꯋꯥꯆꯞꯇꯁꯨ ꯇꯦꯛꯁ ꯈꯔ ꯂꯩꯔꯝꯃꯤ ꯄꯨꯔꯦꯝꯕꯤ ꯍꯟꯅ ꯌꯦꯡꯗꯨꯅ ꯐꯣꯟꯗꯣ ꯃꯣꯟ ꯃꯈꯥꯗ ꯅꯝꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯄꯨꯔꯦꯝꯕꯤ ꯃꯥꯒꯤ ꯊꯣꯡꯅꯥꯎꯗꯣ ꯅꯥꯝꯃ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯂꯣꯟꯁꯤꯟꯒꯦ ꯍꯥꯏꯅ ꯊꯣꯡꯅꯥꯎ ꯃꯌꯥꯗꯨꯗ ꯆꯪꯂꯛꯏ ꯄꯨꯔꯦꯝꯕꯤꯅ ꯊꯣꯡꯅꯥꯎ ꯂꯣꯟꯁꯤꯟꯕ ꯆꯪꯂꯛꯂꯤꯕꯗꯣ ꯖꯒꯠ ꯉꯥꯟꯕꯅ ꯂꯥꯞꯅ ꯎꯏ ꯉꯁꯥꯏ ꯃꯈꯩ ꯋꯥꯔꯝꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇ ꯃꯁꯥ ꯈꯪꯗ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯔꯛꯏ ꯖꯒꯠ ꯉꯥꯟꯕ ꯅꯣꯐꯦꯠ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯄꯨꯔꯦꯝꯕꯤꯕꯨ ꯌꯦꯡꯅ ꯈꯜꯂꯤ ꯅꯪꯁꯨ ꯇꯨꯝꯗ꯭ꯔꯤꯕꯣ ꯑꯩ ꯂꯥꯛꯀꯅꯤ ꯈꯪꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤ ꯅꯠꯇ꯭ꯔꯣ ꯖꯒꯠ ꯉꯥꯟꯕ ꯑꯃꯨꯛꯁꯨ ꯃꯇꯣꯝꯇ ꯅꯣꯛꯊꯣꯛꯂꯨꯏ ꯄꯨꯔꯦꯝꯕꯤ ꯊꯣꯡꯅꯥꯎꯗ ꯂꯣꯟꯁꯤꯟꯅ ꯂꯝꯄꯥꯛ ꯂꯩꯔꯤꯕ ꯑꯗꯣꯝꯗꯁꯨ ꯌꯦꯡꯉꯛꯏ ꯖꯒꯠ ꯉꯥꯟꯕ ꯅꯣꯡꯊꯤꯜꯒꯤ ꯚꯥꯞ ꯑꯣꯏꯔꯨꯗꯨꯅ ꯃꯇꯣꯝꯇ ꯎꯔꯝꯃꯗ꯭ꯔꯀꯥꯁꯨ ꯄꯥꯈꯠꯇꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯐꯠ ꯆꯪꯉꯤ ꯄꯨꯔꯦꯝꯕꯤꯁꯨ ꯉꯥꯏꯍꯥꯛ ꯁꯨꯝ ꯃꯪꯗꯨꯅ ꯌꯦꯡꯉꯝꯃꯒ ꯊꯣꯡꯅꯥꯎꯗ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨꯅꯤ ꯆꯟꯗ꯭ꯔꯒ ꯁꯅꯔꯦꯝꯕꯒ ꯖꯒꯠ ꯉꯥꯟꯕꯕꯨ ꯊꯤꯕ ꯂꯥꯛꯏ ꯀꯣꯂꯦꯖ ꯆꯠꯅꯅꯕ ꯆꯟꯗ꯭ꯔꯅ ꯅꯠꯇꯦ ꯑꯗꯨ ꯅꯨꯄꯥꯗꯨꯕꯨ ꯃꯌꯨꯝꯗꯁꯨ ꯂꯩꯍꯧꯗꯦ ꯑꯍꯤꯡꯒ ꯀꯗꯥꯏ ꯂꯩꯈ꯭ꯔꯖꯥꯠꯅꯣꯕ ꯈꯪꯗꯦꯗ ꯃꯣꯏ ꯃꯃꯥꯅꯗꯤ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯍꯪꯉꯤ ꯑꯩꯈꯣꯏꯗ ꯂꯦꯛꯑꯦ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗꯤ ꯑꯩ ꯅꯉꯣꯟꯗ ꯑꯣꯏꯅ ꯆꯤꯡꯅꯔꯛꯑꯦꯕꯣ ꯍꯥꯏꯌꯨ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯪꯅ ꯀꯗꯥꯏꯗ ꯐꯥꯔꯒ ꯊꯝꯂꯝꯃꯤꯅꯣꯕ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯒ ꯅꯠꯇ꯭ꯔꯣ ꯉꯔꯥꯡ ꯍꯟꯃꯤꯟꯅꯈꯤꯗꯣ ꯑꯩ ꯍꯥꯟꯅ ꯂꯩꯍꯧꯕ ꯅꯠꯇ꯭ꯔꯕ ꯅꯪꯉꯣꯟꯗ ꯍꯪꯉ ꯈꯪꯗꯧꯅꯤ ꯒꯥꯔꯤ ꯃꯆꯥꯗꯨꯗ ꯑꯅꯤꯗꯨ ꯂꯥꯛꯃꯤꯟꯅꯕꯅꯤ ꯁꯅꯔꯦꯝꯕꯅ ꯊꯧꯔꯒ ꯆꯟꯗ꯭ꯔꯅ ꯇꯣꯡꯉꯒ ꯆꯟꯗ꯭ꯔ ꯀꯣꯜ ꯇꯧꯒꯦ ꯍꯥꯏꯅ ꯐꯣꯟꯗꯨ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯋꯥꯆꯞꯇ ꯍꯥꯟꯅ ꯍꯦꯛ ꯆꯪꯉꯨꯏ ꯑꯗꯨꯒ ꯁ꯭ꯇꯦꯇꯁꯇ ꯌꯦꯡꯉꯨꯕꯗꯗꯤ ꯖꯒꯠ ꯉꯥꯟꯕꯒꯤ ꯃꯤꯡꯅ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯄꯨꯡ 2ꯒꯤ ꯃꯇꯨꯡꯗ ꯊꯥꯒꯠꯂꯝꯕ ꯁ꯭ꯇꯦꯇꯁꯅꯤ ꯆꯟꯗ꯭ꯔ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯂꯩꯔꯦ ꯁꯅꯔꯦꯝꯕ ꯒꯥꯔꯤꯗꯨ ꯈꯥꯝꯒꯦ ꯇꯧꯔꯒ ꯀꯗꯥꯏꯗꯅꯣ ꯁ꯭ꯋꯥꯏꯗ ꯅꯠꯇꯦ ꯆꯠꯂꯣ ꯆꯦ ꯁꯤꯀꯤ ꯍꯣꯏꯒꯤ ꯂꯝꯄꯥꯛꯇ ꯆꯠꯂꯣ ꯆꯟꯗ꯭ꯔꯒ ꯁꯅꯔꯦꯝꯕꯒꯗꯣ ꯖꯒꯠ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯒꯥꯔꯤ ꯊꯧꯋꯥ ꯐꯖꯅ ꯈꯥꯝꯗ꯭ꯔꯤꯉꯩ ꯆꯟꯗ꯭ꯔꯗꯤ ꯆꯣꯡꯊꯕꯅ ꯍꯥꯟꯈ꯭ꯔꯦ ꯑꯗꯨꯒ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯇꯨꯝꯂꯤꯕ ꯖꯒꯠ ꯉꯥꯟꯕꯕꯨ ꯍꯧꯗꯣꯛꯏ ꯖꯒꯠ ꯇꯥꯕ꯭ꯔꯣ ꯑꯣꯏ ꯍꯧꯒꯠꯂꯣ
Zagat nganda mito paningda kaino koinoi ida ibunga napang kanera chikla dongna lampaksta ge hip lammi sibu kamdawno Jagat nganba hausta gi antare mamit khangsing singai sanare basu jangsilaga nate bai ahinga se swaidali abo noi madana ikoi dali en hajilaga ha adune jane billion dagi hero walapana ka tawdawna pungkya takre papan helida nungsibadadi nasangam daba khangkidreba noi palemna somda ipai hore nate nangi se chisiki ngai raba lukadi habi khraba ngarange sanarembana adugi natradi lambaksida ahing sanji da khidro aduga jaksu kai di charam dawige Chandrana chakla ambaga khangkidrene fasana pawpira madi yumdagi jaksu purakani ahing sulemina dawne adu supi birakte sanarembana pungsi thengkhri jagat yumda potharo nang college di kaba ngamaroi yengba yadrina sakto Chandrana ida ahingi chikla namin anaga do ikut kule nayu makai panglisi do ma hostel da karam kanchang deno adudi khangdi Chandra sanarem bado silaga wah ngasin ahan bani hey sanarem la jesiki gi maramda khangde haba daba sanarem basukla duna matang di chaphadre he arangba ahom da jagat ngan bhoi da lai jagat ngan madida singna masado yam sonthari na wasu phadringai nusi charu baga chada batum da baga jagat ngan bhoi halakpada hema mangona famlam bado sasit kumthari sanarem bada thawjila igari do jagat ngan badi tumaga tongai hema di moi gari oina thawjilak baduda jagat ngan ba aying bi hoida oina li ubra khali aduga tumaga sulak baduda asangam da basu henjilak labra pakhali Chandra sanarem bagi gari masada thorakpani aduna mana ke to hangba thingsinba loina tawi hema Chandra gi manakta changaktuna hangi Chandra ege bunga to sibo kada di leiramge Chandra chumtring adum khomai moi je sigi hoigi lampak to adu da leirame gari manungda fasana tumaga ha ma di da kai dawri ba aisu gyan ta de moi ani gi se oinarira saunarira hema amuke hen ngakre karino ne hei bunga tonga imauga koina ba hawrabo Chandra wakhal kitang khalaga koi su koina de aduga amuksu apana amagi yawane moi ani gi se koina dabi nushinari ra khangre Chandra di si hairamaga maso sanare maga jagat ngan baga imung changki badada inakre hema singa ngakna le hawi adaba jagat ngan bana puren bigi damakta asumna tarak pasida puren bigi wakhal phasana khale haibasimadi khangladuna mamon tawsi jagat ngan bu thamlamlaga ani do college thala aga la age haina thoki tawi thom da du Chandrana jagat ngan bada mathang di ahingda santi ta ga tawsaro ayung ata walking oina chilaga nungsa yarga oina ngayu ko aduna su fani vitamin su phangni sanarem bana oina pungsi thengida ngai khoi ko amaga suwal hore nang asigida winter tak ni ikan gi ke drama gi sin amaga oiramadi heroine do nakolga ngangli ga senthораga afang biane ga tawraga nang naga kongkhat piraga mayum daga pusin khidoin sanarem ba Chandra tawri bada warduna afang si delay kai opa bu hai hi deba mana la khada lehorga habrana Chandra sanarem bada ki na pop suraga hingsabo nau phata tawno sanarem bana as haina de lehorno ani do ngang na thokre jagat ngan basu phasana tumna dabaki mitto phasana pangning ba poktre nihak sum hiptona leiri phamungduda hema so jacob amaga asamba chaba ya ba yengaga masagi kada puraga lai bungoton hema changa kodada jagat ngan basu hogoli dress ka tawra nangbo ai tawruki jagat ngan ba hawatuna magi rumda ites tawduna leiri ba patlum da changkri aduga luriduna thogla aga mamana purakliba chadu thai bungoton mathangdi migi lekai da dumna lekpa hongna tiko jagat ngan ma thai ba chado hagi tawi aduga mama da so tapni ngai nakhoi inkhalakpagini ima khangi adabu lekai gi midyeng haiba amasu leiri aduna ahal oi bai khoina phana basini
ꯑꯗꯨꯕꯨ ꯏꯁꯥꯅ ꯑꯗꯨꯝꯅ ꯂꯦꯛꯄꯗꯣ ꯇꯧꯒꯅꯨ ꯖꯒꯠ ꯉꯥꯟꯕ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯈꯨꯝꯅꯤꯡꯉꯥꯏꯁꯨ ꯂꯩꯇ꯭ꯔꯦ ꯌꯦꯡꯉꯣꯏ ꯂꯩꯀꯥꯏ ꯍꯥꯏꯕꯁꯤꯗꯤ ꯃꯤ ꯃꯈꯜ ꯁꯨꯔꯤꯕꯅꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯌꯦꯡꯁꯤꯟꯕꯤꯕ ꯀꯜꯂꯛꯄ ꯉꯔꯥꯡ ꯏꯃꯧꯍꯣꯏ ꯂꯩꯀꯥꯏꯗꯒꯤ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯩ ꯗꯨꯀꯥꯟꯗ ꯅꯨꯄꯤꯗꯨꯅ ꯏꯃꯧꯒꯤ ꯃꯔꯝꯗ ꯀꯔꯤ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯏꯃꯥꯅ ꯑꯃꯠꯇ ꯊꯥꯖꯗꯧꯕ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯔꯕꯁꯨ ꯅꯪꯅꯗꯤ ꯂꯩꯀꯥꯏꯅ ꯃꯤꯠ ꯅꯥꯒꯗꯕ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯦꯀꯣ ꯅꯪꯒꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯦ ꯍꯥꯟꯅ ꯂꯣꯏꯁꯤꯟꯈꯣ ꯖꯒꯠ ꯉꯥꯟꯕ ꯍꯧꯖꯤꯛꯇꯅꯦ ꯍꯦꯛ ꯇꯥꯔꯛꯏ ꯋꯥꯈꯜꯗꯣ ꯃꯥꯗꯤ ꯃꯥꯅ ꯇꯧꯔꯤꯕꯗꯣ ꯇꯧꯒꯅꯨ ꯍꯥꯏꯕꯗꯨꯗ ꯄꯨꯔꯦꯝꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯒ ꯂꯥꯞꯅꯅꯕ ꯍꯥꯏꯔꯛꯀꯗꯣꯏꯔꯥ ꯈꯜꯂꯨꯕꯅꯤ ꯄꯨꯔꯦꯝꯕꯤꯁꯨ ꯁꯨꯇꯤ ꯂꯣꯏꯔꯗꯨꯅ ꯍꯣꯁꯇꯦꯜꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯖꯒꯠ ꯉꯥꯟꯕ ꯃꯁꯥ ꯉꯝꯗꯕꯒ ꯌꯨꯝꯔꯣꯝꯗ ꯂꯥꯛꯄ ꯂꯦꯞꯈ꯭ꯔꯦ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯕꯨ ꯅꯨꯡꯇꯤꯒꯤ ꯄꯨꯔꯦꯝꯕꯤꯅ ꯍꯟꯕꯤꯔꯛꯇ꯭ꯔꯕꯁꯨ ꯌꯦꯡꯕꯤꯗ꯭ꯔꯕꯁꯨ ꯇꯦꯛꯁꯇ ꯑꯗꯨꯝ ꯊꯥꯔꯛꯏ ꯄꯨꯔꯦꯝꯕꯤ ꯈꯪꯉꯁꯨ ꯈꯪꯁꯤꯟꯅꯗ ꯁꯥꯈ꯭ꯔꯦ ꯃꯥ ꯀꯔꯤꯁꯨ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥ ꯖꯒꯠ ꯉꯥꯟꯕꯕꯨꯗꯤ ꯀꯥꯎꯕ ꯂꯩꯇꯦ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯗꯥꯏ ꯈꯨꯗꯤꯡ ꯈꯨꯔꯧ ꯑꯃꯅ ꯄꯟꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯃꯥ ꯇꯨꯃꯤꯟ ꯂꯩꯔꯒꯦ ꯈꯟꯅ ꯂꯩꯔꯕꯅꯤ ꯄꯥꯈꯠꯇꯕ ꯅꯠꯇꯦ ꯑꯔꯦꯝꯕꯗ ꯇꯥꯍꯧꯔꯒꯗ꯭ꯔꯥ ꯅꯨꯡꯁꯤꯖꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯌꯦꯡꯕ ꯉꯝꯍꯧꯔꯣꯏ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒ ꯑꯃꯨꯛ ꯅꯨꯡꯁꯤ ꯃꯔꯤ ꯁꯦꯝꯈ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯄꯨꯔꯦꯝꯕꯤꯁꯨ ꯃꯌꯨꯝꯗ ꯌꯥꯔꯤꯈꯩ ꯊꯣꯛꯇ꯭ꯔꯦ ꯖꯒꯠ ꯉꯥꯟꯕꯁꯨ ꯑꯦꯝꯌꯨꯗ ꯂꯥꯛꯑꯕꯁꯨ ꯀꯅꯥꯗꯁꯨ ꯈꯪꯍꯟꯗ꯭ꯔꯦ ꯃꯥ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯄꯨꯔꯦꯝꯕꯤꯕꯨ ꯁꯦꯟꯅꯕꯗꯤ ꯂꯥꯛꯆꯔꯤꯕꯅꯤ ꯅꯣꯡꯃ ꯄꯨꯔꯦꯝꯕꯤ ꯍꯣꯏꯁꯨ ꯁꯨꯇꯤꯒꯤ ꯌꯨꯝꯗ ꯊꯣꯛꯂꯛꯏꯉꯩ ꯖꯦꯁꯤꯁꯨ ꯃꯌꯨꯝꯗ ꯊꯣꯛꯂꯛꯑꯦ ꯍꯥꯏꯅ ꯄꯨꯔꯦꯝꯕꯤ ꯍꯣꯏꯗ ꯂꯥꯛꯏ ꯖꯦꯁꯤꯒ ꯆꯪꯈꯣꯝꯕꯤꯒ ꯑꯃ ꯂꯥꯛꯏ ꯄꯨꯔꯦꯝꯕꯤꯒ ꯂꯤꯡꯆꯜꯒꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯖꯦꯁꯤ ꯍꯦꯛ ꯌꯧꯔꯛꯄꯒ ꯄꯨꯔꯦꯝꯕꯤꯗ ꯁꯦꯁ ꯃꯇꯝ ꯈꯔ ꯎꯅꯔꯨꯗꯕꯁꯤꯗꯤ ꯃꯤꯁꯤꯡꯁꯤ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯦ ꯐꯣꯇꯣꯗꯒꯤ ꯑꯁꯦꯡꯕꯗꯅ ꯍꯦꯟꯅ ꯐꯖꯔꯝꯃꯤ ꯁꯤꯗꯤ ꯂꯤꯡꯖꯦꯜꯅ ꯀꯨꯏꯔꯒ ꯐꯖꯔꯛꯄꯤ ꯇꯥꯔꯕꯅꯤ ꯌꯥꯔꯦ ꯑꯩ ꯑꯍꯦꯟꯕ ꯆꯥꯅꯤꯡꯉꯥꯏ ꯍꯥꯞꯅꯕ ꯀꯔꯤꯁꯨ ꯂꯩꯖꯗ꯭ꯔꯦ ꯊꯥꯒꯠꯄꯤꯔꯅꯨ ꯐꯥꯒꯤ ꯅꯠꯇꯤꯌꯦ ꯅꯪꯒꯤ ꯍꯥꯟꯅꯒꯤꯗꯨꯒ ꯄꯨꯔꯥ ꯈꯦꯠꯅꯔꯦ ꯂꯩꯀꯥꯏ ꯑꯉꯥꯡꯒ ꯂꯣꯡꯀꯦꯟ ꯇꯥꯕꯁꯤꯗꯗꯤ ꯆꯪꯈꯣꯝꯕꯤꯅ ꯂꯩꯀꯥꯏ ꯑꯉꯥꯡ ꯈꯛ ꯅꯠꯇꯦ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯗꯁꯨ ꯌꯥꯝ ꯌꯥꯎꯔꯤꯕꯅꯦ ꯌꯥꯔꯤꯕ ꯑꯗꯨ ꯄꯜꯂꯛꯀꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯛ ꯑꯣꯏꯅ ꯆꯥꯎꯔꯁꯤ ꯏꯃꯥꯗꯤ ꯆꯠꯊꯣꯛꯈꯤꯕ꯭ꯔꯣ ꯀꯩꯊꯦꯜ ꯀꯥꯈꯤꯕꯅꯦ ꯕꯕꯥꯒꯤ ꯃꯅꯥꯛꯇꯁꯨ ꯆꯠꯄ ꯑꯣꯏꯅ ꯃꯔꯤꯗ ꯆꯥꯛ ꯇꯣꯛꯂꯒ ꯄꯨꯔꯦꯝꯕꯤꯒꯤ ꯔꯨꯝꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯐꯝꯃꯤ ꯑꯗꯨꯕꯨ ꯋꯥꯔꯤꯁꯨ ꯄꯨꯊꯣꯛꯇꯅ ꯁꯥꯟꯅꯔꯤ ꯃꯥꯒꯤ ꯑꯣꯏꯕ ꯂꯤꯅꯗꯨꯅ ꯆꯪꯈꯣꯝꯕꯤꯅ ꯖꯦꯁꯤ ꯅꯪ ꯂꯣꯟꯅ ꯊꯕꯛꯇꯤ ꯅꯪꯅ ꯍꯦꯟꯅ ꯌꯥꯡꯉꯝꯃꯤꯅꯦ ꯏꯁ ꯑꯩꯕꯨ ꯀꯩ ꯑꯍꯦꯟꯕ ꯇꯧꯈ꯭ꯔꯒꯦ ꯂꯤꯡꯖꯦꯜꯅ ꯇꯧꯗꯦ ꯍꯥꯏꯅꯣ ꯁꯥꯟꯅꯔꯦꯝꯕ ꯃꯔꯤꯗꯣ ꯑꯃꯨꯛꯁꯨ ꯅꯣꯛꯃꯤꯟꯅꯩ ꯑꯗꯨꯗꯤ ꯑꯩ ꯀꯨꯏꯔꯗꯨꯗꯤ ꯅꯣꯏꯗ ꯍꯥꯏꯈꯤꯕ ꯆꯪꯈꯣꯝꯕꯤꯅ ꯄꯜꯂꯝꯕ ꯈꯛꯇꯅꯦ ꯑꯗꯨꯗꯤ ꯑꯇꯩꯗꯤ ꯂꯤꯈꯤꯗꯦ ꯀꯩꯅꯣ ꯄꯨꯔꯦꯝꯕꯤꯅ ꯂꯤꯈꯤꯗꯦ ꯆꯟꯗ꯭ꯔꯅ ꯍꯥꯏꯔꯛꯄꯗꯒꯤ ꯈꯪꯕꯅꯦ ꯑꯇꯩꯗꯤ ꯑꯗꯣ ꯃꯥꯅ ꯍꯥꯏꯔꯛꯏꯗꯨꯅ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯂꯤꯡꯆꯦꯜꯅ ꯌꯥꯗꯦ ꯅꯪꯅ ꯍꯥꯏꯔꯛꯄꯅꯦ ꯇꯥꯅꯤꯡꯉꯤꯁꯦ ꯀꯣꯂꯦꯖ ꯂꯣꯏꯔꯒ ꯄꯥꯎ ꯐꯥꯎꯅꯅꯦ ꯍꯥꯏꯔꯝꯕꯗꯒꯤ ꯀꯣꯂꯦꯖ ꯂꯣꯏꯔꯒ ꯗꯣꯡꯒꯤ ꯑꯣꯏꯅ ꯑꯣꯟꯊꯣꯛꯑꯝꯃꯦ ꯏꯁ ꯑꯗꯨꯗꯤ ꯃꯣꯏ ꯏꯃꯨꯡꯒꯤ ꯅꯨꯄꯤ ꯑꯃꯇ ꯌꯥꯎꯗꯦ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯈꯟꯅꯕꯅꯤꯗ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤꯗꯤ ꯈꯪꯉꯦ ꯅꯪꯒꯤꯗꯤ ꯂꯤꯡꯖꯦꯜꯅ ꯑꯩꯈꯣꯏꯗꯤ ꯊꯝꯖꯗ꯭ꯔꯤꯌꯦ ꯆꯪꯈꯣꯝꯕꯤꯅ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯑꯩ ꯄꯨꯔꯦꯝꯕꯤꯒꯤ ꯀꯩꯅꯣꯝ ꯄꯨꯔꯛꯏ ꯃꯌꯥꯝ ꯌꯦꯡꯒꯦꯔꯣ ꯄꯨꯔꯦꯝꯕꯤꯗꯣ ꯉꯛꯅ ꯀꯩ ꯄꯨꯔꯛꯏꯕ ꯑꯩꯒꯤ ꯌꯦꯡꯒꯦ ꯀꯗꯥꯏ ꯆꯪꯈꯣꯝꯕꯤ ꯕꯦꯛ ꯃꯅꯨꯡꯗꯒꯤ ꯂꯦꯇꯔ ꯈꯔ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯇꯣ ꯁꯤ ꯀꯩꯅꯣ ꯌꯦꯡꯉꯣ ꯅꯨꯡꯁꯤ ꯃꯩꯁꯥ ꯂꯥꯡꯉ ꯃꯥꯜꯂꯤ ꯄꯨꯔꯦꯝꯕꯤꯒꯤ ꯖꯒꯠꯇꯣ ꯑꯍꯨꯝꯗꯨꯗꯤ ꯅꯣꯛꯏ ꯂꯦꯇꯔꯗꯨ ꯎꯔꯒ ꯑꯗꯨꯕꯨ ꯄꯨꯔꯦꯝꯕꯤꯗꯤ ꯌꯥꯎꯗ꯭ꯔꯦ ꯅꯪꯅ ꯀꯥꯏꯗꯒꯤ ꯂꯧꯔꯤꯅꯣ ꯆꯟꯗ꯭ꯔꯗꯣ ꯉꯔꯥꯡ ꯂꯥꯛꯑꯝꯃꯤ ꯃꯥꯅ ꯄꯤꯔꯝꯕꯅꯦ ꯀꯣꯜꯁꯨ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ ꯍꯥꯏ ꯇꯦꯛꯁ ꯔꯤꯄ꯭ꯂꯥꯏꯁꯨ ꯇꯧꯕꯤꯔꯛꯇ꯭ꯔꯦꯅ ꯅꯪꯉꯣꯟꯗ ꯄꯤꯅꯕꯗꯤ ꯌꯥꯝ ꯍꯣꯠꯅꯖꯕꯖꯥꯠꯅꯤ ꯑꯗꯨꯗ ꯅꯪꯗꯤ ꯍꯣꯁꯇꯦꯜꯗꯁꯨ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯦ ꯂꯤꯡꯖꯦꯜꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯑꯁꯦꯡꯕ ꯄꯨꯔꯦꯝꯕꯤ ꯖꯒꯠꯁꯦ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯦ ꯃꯥ ꯅꯪꯅ ꯁꯥꯎꯈꯤꯕꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ ꯆꯪꯈꯣꯝꯕꯤꯅ ꯑꯗꯨꯒ ꯅꯪ ꯋꯥꯔꯤ ꯑꯃꯒ ꯈꯪꯉꯕꯣ ꯀꯩ ꯋꯥꯔꯤꯅꯣ ꯅꯣꯡꯃ ꯅꯣꯏ ꯕꯕꯥꯗ ꯃꯣꯏ ꯀꯔꯤꯅ ꯊꯣꯡꯒꯦ ꯇꯧꯔꯝꯃꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯖꯒꯠꯅ ꯆꯠꯂꯒ ꯅꯣꯏ ꯕꯕꯥꯗ ꯊꯣꯡꯒꯦ ꯇꯧꯔꯝꯕꯗꯣ ꯐꯥꯔꯨꯏ ꯍꯥꯏꯌꯦ ꯑꯁꯦꯡꯕꯗꯤ ꯑꯏꯪꯕꯤꯅ ꯄꯨꯈꯤꯕꯅꯦ ꯍꯥꯏꯌꯦ ꯒꯥꯔꯤꯗꯣ ꯄꯨꯔꯦꯝꯕꯤ ꯅꯨꯃꯤꯠꯇꯨꯗ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯂꯤꯡꯖꯦꯜꯅ ꯑꯩꯈꯣꯏꯁꯨ ꯄꯥꯎ ꯇꯥꯏꯌꯦ ꯖꯒꯠꯅ ꯅꯣꯏꯒꯤ ꯂꯝꯄꯥꯛꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄꯁꯨ ꯌꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯄꯨꯔꯦꯝꯕꯤ ꯏꯉꯛꯉꯛꯅ ꯂꯤꯡꯖꯦꯜꯗ ꯌꯦꯡꯉꯛꯏ ꯖꯦꯁꯤꯅ
ꯑꯩꯁꯨ ꯆꯥꯅꯔꯦꯝꯕꯅ ꯈꯔꯗꯤ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯖꯒꯠꯅ ꯎꯈꯤꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯒꯤ ꯄꯨꯔꯦꯝꯕꯤ ꯅꯪ ꯖꯒꯠ ꯑꯗꯨꯝ ꯅꯨꯡꯁꯤꯔꯒ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯅꯔꯒꯦ ꯍꯥꯏꯔꯣ ꯆꯪꯈꯣꯝꯕꯤꯅ ꯑꯗꯨꯅꯦ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯅꯗ꯭ꯔꯦ ꯄꯥꯎ ꯐꯖꯅ ꯐꯥꯎꯅꯔꯒ ꯑꯝꯇ ꯆꯝꯊꯣꯛꯅꯔꯒ ꯐꯖꯅ ꯅꯨꯡꯁꯤꯅꯔꯣꯕ ꯑꯩ ꯃꯤꯒꯤ ꯅꯨꯡꯁꯤꯕꯗ ꯌꯦꯠꯄ ꯀꯤꯌꯦ ꯆꯪꯈꯣꯝꯕꯤ ꯀꯅꯥꯗ ꯌꯦꯠꯂꯒꯦ ꯅꯪꯅ ꯑꯌꯤꯡꯕꯤꯗ ꯌꯦꯠꯂꯤꯁꯤꯔꯣ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯒ ꯖꯒꯠꯀ ꯐꯖꯅ ꯂꯣꯏꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯃꯥꯅꯅꯦ ꯌꯦꯠꯂꯤꯗꯤ ꯖꯒꯠꯅꯁꯨ ꯀꯨꯏꯔꯕꯅꯤ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯈꯤꯕ ꯃꯥ ꯄꯨꯁꯤꯜꯂꯅꯨ ꯅꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯃ ꯍꯧꯔꯣ ꯂꯦꯡꯖꯦꯜꯅ ꯑꯁꯦꯡꯕ ꯑꯉꯥꯡꯗꯨꯁꯨ ꯋꯥꯔꯝꯃꯅꯤ ꯅꯪꯁꯨ ꯃꯥ ꯅꯤꯡꯁꯤꯡ ꯀꯞꯄꯒꯤ ꯃꯍꯨꯠ ꯐꯖꯅ ꯈꯪꯅꯔꯣ ꯃꯔꯤꯗꯣ ꯋꯥꯔꯤ ꯀꯜꯂꯤꯉꯩꯗꯨꯗ ꯄꯨꯔꯦꯝꯕꯤꯒꯤ ꯐꯣꯟ ꯔꯤꯡ ꯈꯤꯡꯂꯛꯏ ꯄꯨꯔꯦꯝꯕꯤ ꯀꯅꯥꯅꯣ ꯌꯦꯡꯕꯗ ꯃꯃꯥꯒꯤ ꯑꯣꯏꯔꯝꯃꯤ ꯍꯜꯂꯣ ꯏꯃꯥ ꯐꯣꯟꯗꯨꯗꯒꯤ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯁꯤꯒꯤ ꯅꯦꯃꯤꯟꯊꯣꯏꯗꯣ ꯒꯥꯔꯤꯅ ꯊꯦꯡꯂꯝꯃꯤ ꯌꯥꯔꯗꯤ ꯅꯪ ꯍꯧꯖꯤꯛ ꯑꯝꯇ ꯂꯥꯛꯑꯣ ꯍꯥ ꯀꯗꯥꯏꯗꯅꯣ ꯅꯨꯄꯥꯗꯨꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯣ ꯍꯥꯏꯔꯛꯏ ꯄꯨꯔꯦꯝꯕꯤ ꯂꯥꯛꯑꯒꯦ ꯍꯥꯏꯅ ꯀꯣꯜꯗꯨ ꯀꯛꯏ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝꯗꯨꯗꯤ ꯄꯨꯔꯦꯝꯕꯤꯅ ꯏꯄꯥ ꯄꯥꯈꯠꯅ ꯀꯞꯂꯤ ꯇꯧꯔꯛꯄꯗꯨꯗ ꯖꯦꯁꯤꯅ ꯄꯨꯔꯦꯝꯕꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯅꯣ ꯑꯩꯈꯣꯏ ꯃꯥꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯍꯥꯏ ꯑꯩ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇ ꯌꯥꯗ꯭ꯔꯦ ꯄꯨꯔꯦꯝꯕꯤ ꯃꯁꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯄꯥꯈꯠꯃꯟꯕꯒꯤ ꯅꯨꯄꯤ ꯃꯔꯤꯗꯣ ꯒꯥꯔꯤ ꯃꯆꯥ ꯑꯅꯤꯗ ꯑꯅꯤ ꯇꯣꯡꯗꯨꯅ ꯂꯥꯛꯏ ꯍꯣꯁꯄꯤꯇꯥꯜ ꯍꯦꯛ ꯌꯧꯔꯛꯄꯒ ꯄꯨꯔꯦꯝꯕꯤ ꯉꯁꯥꯏ ꯍꯥꯏꯔꯛꯄ ꯐꯤꯃꯦꯜ ꯋꯥꯔꯗꯀꯤ ꯍꯥꯏꯔꯛꯈꯤꯕ ꯅꯝꯕꯔꯗꯣ ꯊꯤꯗꯨꯅ ꯂꯥꯛꯏ ꯄꯨꯔꯦꯝꯕꯤꯅ ꯌꯧꯔꯛꯄꯗ ꯅꯔꯁ ꯑꯃꯅ ꯃꯃꯥꯗꯣ ꯃꯈꯨꯠꯇ ꯕꯦꯟꯗꯦꯖ ꯊꯦꯠꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯔꯁꯇꯨꯁꯨ ꯂꯣꯏꯔꯗꯨꯅ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯄꯨꯔꯦꯝꯕꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯑꯒ ꯏꯃꯥ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯀꯗꯥꯏ ꯁꯣꯛꯀꯦ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯁꯣꯛꯇꯦꯅꯦ ꯈꯨꯠꯁꯤꯗꯪꯅꯤ ꯀꯌꯥꯝ ꯊꯨꯅ ꯁꯣꯛꯏꯅꯣ ꯈꯨꯠꯁꯦ ꯀꯩꯁꯨ ꯍꯦꯟꯅ ꯁꯣꯛꯄ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯈꯨꯕꯥꯛꯁꯤꯗꯅꯤ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯖꯒꯠꯅ ꯆꯤꯡꯊꯣꯛꯄꯤꯗ꯭ꯔꯕꯗꯤ ꯄꯨꯔꯦꯝꯕꯤ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯄꯦꯔꯤ ꯇꯧꯕꯗꯣ ꯁꯛꯐꯝ ꯑꯃ ꯑꯣꯜꯂꯛꯏ ꯃꯦꯝꯊꯣꯏ ꯄꯨꯔꯦꯝꯕꯤꯗ ꯌꯦꯡꯉꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅꯗꯤ ꯅꯥꯀꯟꯗ ꯒꯥꯔꯤ ꯂꯥꯛꯄꯗꯣ ꯎꯍꯧꯔꯨꯗ꯭ꯔꯦ ꯑꯩ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯥ ꯑꯣꯏꯅ ꯁꯣꯛꯂꯦꯗꯅ ꯄꯨꯔꯦꯝꯕꯤ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯃꯥꯗꯤ ꯀꯌꯥꯝ ꯁꯣꯛꯈ꯭ꯔꯒꯦ ꯃꯦꯝꯊꯣꯏꯗ ꯅꯨꯡꯉꯥꯏꯇꯅ ꯂꯥꯏꯕꯛꯇ ꯏ ꯈꯔꯗꯤ ꯊꯣꯛꯈꯤꯕꯅꯤ ꯑꯩ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯃꯆꯤꯟ ꯈꯔ ꯊꯧꯕ ꯌꯣꯠ ꯑꯃꯗ ꯊꯦꯡꯖꯤꯟꯈꯤꯗꯅ ꯄꯨꯔꯦꯝꯕꯤ ꯃꯃꯥꯕꯨ ꯂꯤꯡꯖꯪꯒ ꯆꯪꯈꯣꯝꯕꯤꯒ ꯇꯧꯔꯒ ꯂꯩꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯃꯦꯜ ꯋꯥꯔꯗꯔꯣꯝꯗ ꯂꯥꯛꯏ ꯄꯨꯔꯦꯝꯕꯤꯅ ꯂꯥꯛꯄꯗꯣ ꯆꯟꯗ꯭ꯔꯅ ꯎꯔꯦ ꯃꯦꯝꯊꯣꯏꯒꯤ ꯐꯣꯟꯗꯨꯁꯨ ꯃꯥꯅ ꯄꯥꯏꯔꯝꯃꯤ ꯄꯨꯔꯦꯝꯕꯤꯗ ꯄꯥꯎ ꯄꯤꯔꯛꯏꯕꯗꯨꯁꯨ ꯃꯥꯅ ꯑꯣꯏꯔꯝꯃꯤ ꯆꯦꯁꯤꯒꯤ ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯩꯌꯦ ꯄꯨꯔꯦꯝꯕꯤꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯉꯤ ꯆꯟꯗ꯭ꯔ ꯃꯥ ꯀꯃꯥꯏ ꯇꯧꯔꯒꯦ ꯀꯌꯥꯝ ꯁꯣꯛꯑꯒꯦ ꯃꯥ ꯁꯣꯛꯄꯕꯨꯗꯤ ꯅꯠꯇꯦꯗ ꯑꯗꯣ ꯂꯥꯏꯕꯛꯀꯤꯗꯨꯗꯤ ꯃꯈꯨꯜ 3 ꯁ꯭ꯇꯤꯆ ꯄꯨꯔꯦꯝꯕꯤꯅ ꯋꯥ ꯃꯔꯛ ꯊꯠꯂꯛꯏ ꯆꯟꯗ꯭ꯔꯅ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯋꯥꯈꯜꯗꯣ ꯌꯧꯈ꯭ꯔꯦ ꯀꯞꯅꯤꯡꯕꯁꯨ ꯍꯦꯟꯒꯠꯂꯛꯏ ꯃꯥ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏ ꯇꯧꯔꯒꯦꯕ ꯂꯣꯏꯈ꯭ꯔꯦ ꯑꯩꯅ ꯆꯦꯁꯤꯒꯤꯗ ꯄꯥꯎ ꯄꯤꯔꯛꯄꯗꯨꯗ ꯄꯨꯔꯦꯝꯕꯤ ꯖꯒꯠ ꯉꯥꯟꯕꯕꯨ ꯎꯅꯤꯡꯕꯅ ꯃꯁꯥꯗꯣ ꯂꯥꯡꯇꯛꯅꯔꯦ ꯖꯦꯁꯤꯁꯨ ꯄꯨꯔꯦꯝꯕꯤꯕꯨ ꯍꯥꯊꯕꯤ ꯄꯨꯔꯦꯝꯕꯤ ꯅꯁꯥꯁꯦ ꯀꯌꯥꯝꯇ ꯇꯥꯛꯀꯣꯁꯦ ꯀꯩꯁꯨ ꯊꯤꯅ ꯁꯣꯛꯄꯁꯨ ꯅꯠꯇꯦ ꯍꯥꯏꯔꯤꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ ꯍꯦꯟꯅ ꯄꯥꯈꯠꯈꯤꯅꯣꯕ ꯖꯦꯁꯤ ꯑꯩ ꯃꯥ ꯌꯥꯝ ꯎꯅꯤꯡꯉꯤ ꯑꯩꯒꯤ ꯏꯃꯥ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯃꯥ ꯑꯣꯏꯅ ꯁꯣꯛꯑꯦ ꯑꯩ ꯍꯧꯖꯤꯛ ꯃꯥꯕꯨ ꯌꯥꯝ ꯎꯅꯤꯡꯉꯦ ꯄꯨꯔꯦꯝꯕꯤꯅ ꯋꯥ ꯉꯥꯡꯅ ꯃꯤꯠꯇꯨ ꯌꯦꯡꯈꯠꯂꯛꯄꯗ ꯖꯒꯠ ꯉꯥꯟꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯄꯨꯔꯦꯝꯕꯤ ꯖꯒꯠ ꯉꯥꯟꯕꯕꯨ ꯎꯕꯗ ꯁꯠ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯖꯒꯠ ꯉꯥꯟꯕꯒꯤ ꯃꯥꯏꯗꯨ ꯄꯥꯏꯔꯗꯨꯅ ꯑꯩꯒꯤ ꯏꯃꯥ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯅꯪ ꯑꯣꯏꯅ ꯁꯣꯛꯍꯜꯂꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩ ꯌꯦꯡꯕ ꯄꯥꯝꯗꯦ ꯅꯪ ꯈꯪꯂꯤ ꯅꯠꯇ꯭ꯔꯣ ꯄꯨꯔꯦꯝꯕꯤ ꯖꯒꯠ ꯉꯥꯟꯕꯗ ꯌꯦꯡꯅ ꯃꯤꯠꯀꯤ ꯄꯤꯗꯨꯁꯨ ꯆꯤꯟꯊꯔꯛꯏ ꯖꯒꯠ ꯉꯥꯟꯕꯁꯨ ꯄꯨꯔꯦꯝꯕꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯩꯒꯤꯁꯨ ꯇꯧꯗꯤ ꯂꯥꯏꯕꯛꯁꯦ ꯈꯤꯇꯪ ꯈꯦꯠꯈꯤꯕꯅꯤ ꯖꯒꯠ ꯉꯥꯟꯕꯁꯤ ꯍꯥꯏꯔꯒ ꯄꯨꯔꯦꯝꯕꯤꯒꯤ ꯃꯈꯨꯠꯇꯣ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯍꯪꯉꯤ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕꯣ ꯑꯩꯁꯦ ꯅꯪꯅ ꯄꯥꯝꯗꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯔꯕꯣ ꯄꯨꯔꯦꯝꯕꯤ ꯋꯥꯗꯤ ꯀꯔꯤꯁꯨ ꯈꯨꯝꯃꯛꯇꯦ ꯑꯗꯨꯕꯨ ꯖꯒꯠ ꯉꯥꯟꯕꯗꯗꯤ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯀꯣꯛꯇꯣ ꯅꯥꯛ ꯌꯦꯠꯇ ꯇꯞꯅ ꯍꯥꯏꯗꯨꯅ ꯁꯥꯎꯗ꯭ꯔꯦ ꯍꯥꯏꯕꯒꯨꯝ ꯇꯧꯔꯤ ꯖꯦꯁꯤꯒ ꯆꯟꯗ꯭ꯔꯒꯗꯤ ꯃꯥꯏꯗꯣ ꯑꯇꯣꯞꯄ ꯅꯥꯀꯜꯂꯣꯝꯗ ꯁꯠ ꯑꯣꯟꯊꯣꯛꯅꯔꯤ ꯑꯗꯨꯒ ꯆꯟꯗ꯭ꯔꯗꯤ ꯋꯥꯈꯟꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛꯁꯨ ꯄꯠ ꯅꯨꯡꯁꯤꯅꯔꯕꯗꯧꯅ ꯇꯧꯔꯒ ꯑꯃꯨꯛꯁꯨ ꯄꯠ ꯍꯦꯛꯇ ꯇꯠꯅꯕꯁꯤꯗꯅꯤ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯤꯁꯤ ꯅꯨꯡꯗꯥꯡ ꯇꯨꯝꯂꯝꯗꯥꯏꯗꯨꯗ ꯄꯨꯔꯦꯝꯕꯤ ꯖꯒꯠ ꯉꯥꯟꯕꯗ ꯇꯦꯛꯁ ꯑꯃ ꯊꯥꯔꯛꯏ ꯇꯨꯝꯃꯕꯣ ꯖꯒꯠ ꯉꯥꯟꯕꯁꯨ ꯐꯠ ꯍꯜꯂꯛꯏ
ꯇꯨꯝꯗ꯭ꯔꯤ ꯐꯖꯅ ꯇꯨꯝꯃꯣ ꯑꯗꯨꯅ ꯂꯣꯏꯔꯕꯣ ꯀꯩꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯣ ꯀꯩ ꯍꯥꯏꯌꯣ ꯍꯥꯏꯅꯣ ꯀꯩꯝ ꯂꯩꯇ꯭ꯔꯕꯣ ꯐꯔꯦ ꯇꯨꯝꯃꯣ ꯅꯪꯁꯨ ꯄꯨꯔꯦꯝꯕꯤꯗꯤ ꯈꯨꯝꯐꯝꯒ ꯈꯪꯗꯕꯒ ꯇꯨꯝꯃꯣ ꯍꯥꯏꯔꯛꯄꯗꯨꯗ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯗꯇꯥ ꯑꯣꯐ ꯇꯧꯈ꯭ꯔꯦ ꯖꯒꯠ ꯉꯥꯟꯕꯗꯤ ꯃꯆꯤꯟꯗꯣ ꯄꯩꯊꯣꯛꯑꯒ ꯂꯩꯍꯧꯏ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯑꯍꯥꯟꯕꯗꯗꯤ ꯃꯤꯁꯦꯁꯀꯁꯦ ꯑꯩꯅ ꯍꯟꯗ꯭ꯔꯁꯨ ꯆꯕꯨꯟ ꯆꯕꯨꯟ ꯊꯥꯔꯛꯄꯅꯤ ꯍꯧꯖꯤꯛꯅ ꯑꯩꯅ ꯅꯨꯡꯁꯤꯕꯒꯤꯔ ꯀꯩꯅꯣ ꯌꯥꯝ ꯄꯣꯡꯈ꯭ꯔꯦ ꯅꯨꯄꯤꯁꯦ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ ꯖꯒꯠ ꯉꯥꯟꯕꯁꯨ ꯐꯔꯦ ꯑꯗꯨꯕꯨ ꯗꯥꯛꯐꯝꯗꯨꯗꯤ ꯂꯩꯔꯤ ꯄꯨꯔꯦꯝꯕꯤꯁꯨ ꯁ꯭ꯇꯗꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯐꯥꯏꯅꯦꯜ ꯏꯌꯔ ꯑꯣꯏꯕꯗꯨꯗ ꯖꯒꯠ ꯉꯥꯟꯕꯁꯨ ꯀꯣꯂꯦꯖ ꯆꯥꯡ ꯅꯥꯏꯅ ꯀꯥꯈ꯭ꯔꯦ ꯄꯥꯎꯗꯣ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯐꯥꯎꯅꯔꯦ ꯑꯅꯤꯗꯣ ꯃꯔꯛ ꯃꯔꯛꯇꯁꯨ ꯖꯒꯠ ꯉꯥꯟꯕꯅ ꯑꯦꯝꯌꯨꯗ ꯂꯥꯛꯇꯨꯅ ꯎꯅꯩ ꯄꯨꯔꯦꯝꯕꯤ ꯃꯌꯨꯝꯗ ꯊꯣꯛꯂꯛꯏ ꯅꯣꯡꯃ ꯑꯗꯨꯒ ꯖꯒꯠ ꯉꯥꯟꯕꯒ ꯅꯝꯕꯣꯜ ꯑꯗꯣꯝꯗ ꯀꯣꯏꯕ ꯂꯥꯛꯏ ꯑꯗꯨꯒ ꯅꯝꯕꯣꯜ ꯕꯣꯔꯥ ꯆꯥꯕ ꯆꯪꯉꯛꯏ ꯑꯇꯩ ꯑꯇꯣꯞꯄ ꯍꯣꯇꯦꯜꯗ ꯆꯪꯉꯨꯁꯤ ꯌꯥꯗ꯭ꯔꯦ ꯄꯨꯔꯦꯝꯕꯤꯅ ꯅꯝꯗꯅ ꯄꯨꯁꯤꯜꯂꯛꯏ ꯄꯣꯠꯐꯝ ꯑꯃꯗ ꯆꯪꯉꯒ ꯄꯨꯔꯦꯝꯕꯤ ꯊꯔꯣꯏ ꯕꯣꯔꯥ ꯈꯖꯤꯡ ꯕꯣꯔꯥꯒ ꯂꯧꯏ ꯑꯗꯨꯒ ꯑꯅꯤꯗꯣ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯐꯝꯂꯒ ꯆꯥꯃꯤꯟꯅꯩ ꯄꯨꯔꯦꯝꯕꯤꯗꯤ ꯊꯋꯥꯏ ꯇꯥꯅ ꯆꯥꯏ ꯖꯒꯠ ꯉꯥꯟꯕ ꯄꯨꯔꯦꯝꯕꯤꯕꯨ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩ ꯌꯦꯠꯂꯣꯝꯒꯤ ꯃꯊꯛ ꯊꯪꯕ ꯑꯗꯣꯝꯗ ꯄꯣꯔꯤꯕ ꯌꯥ ꯃꯆꯥꯗꯨꯗ ꯌꯦꯡꯅ ꯖꯒꯠ ꯉꯥꯟꯕꯅ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯌꯥ ꯄꯣꯕꯒꯤ ꯑꯣꯏꯔꯝꯃꯦ ꯅꯪꯅ ꯆꯤꯟ ꯀꯜꯂꯤꯁꯦ ꯄꯨꯔꯦꯝꯕꯤ ꯃꯃꯤꯠꯇꯨ ꯌꯦꯡꯈꯠꯂꯛꯑꯒ ꯌꯥ ꯄꯣꯔꯒ ꯀꯅꯥꯅ ꯆꯤꯟ ꯀꯜꯂꯤ ꯍꯥꯏꯅꯒꯦ ꯃꯤꯒꯤꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕꯗꯗꯤ ꯀꯜꯂꯤ ꯃꯤ ꯔꯥꯁꯤ ꯂꯩ ꯍꯥꯏꯅꯔꯤꯗꯨꯕꯨ ꯖꯒꯠ ꯉꯥꯟꯕ ꯄꯨꯔꯦꯝꯕꯤꯒꯤ ꯋꯥꯗꯨꯗ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯌꯦꯡꯉꯤ ꯀꯩ ꯈꯨꯌꯦꯡꯅꯣ ꯑꯗꯨꯃꯥꯏꯅ ꯌꯦꯡꯀꯅꯨ ꯌꯦꯡꯅꯤꯡꯕꯒꯤ ꯌꯦꯡꯉꯤ ꯑꯩꯗꯤ ꯄꯨꯔꯦꯝꯕꯤ ꯃꯆꯤꯟꯗꯣ ꯄꯩꯊꯣꯛꯂꯒ ꯕꯣꯔꯥ ꯆꯥꯎ ꯍꯥꯏꯕꯅꯦ ꯑꯩ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤꯕꯣ ꯅꯪꯕꯨꯗꯤ ꯎꯔꯦꯗ ꯑꯗꯨꯗ ꯉꯁꯤꯒꯤ ꯅꯪꯁꯤꯗꯤ ꯑꯍꯥꯟꯕ ꯎꯕ ꯄꯨꯔꯦꯝꯕꯤ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯒꯨꯝ ꯌꯦꯡꯉꯛꯏ ꯖꯒꯠ ꯉꯥꯟꯕꯗ ꯅꯝꯕꯣꯜꯂꯣꯝꯗꯒꯤ ꯍꯥꯏꯒꯠꯂꯛꯑꯒ ꯂꯞ ꯔꯣꯗꯇ ꯉꯥꯏꯍꯥꯛ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯣ ꯏꯕꯥꯅꯤ ꯐꯣꯇꯣ ꯀꯥꯞꯁꯦ ꯍꯥꯏꯕ ꯀꯃꯥꯏꯅ ꯀꯥꯞꯇꯣꯏꯕ ꯀꯥꯞꯄꯤꯅꯕ ꯃꯤꯁꯨ ꯌꯥꯎꯗꯦ ꯑꯩꯅ ꯀꯥꯞꯇꯣꯏꯕ ꯁꯦ ꯁꯤꯗ ꯂꯥꯛꯑꯣ ꯖꯒꯠ ꯉꯥꯟꯕꯅ ꯄꯨꯔꯦꯝꯕꯤꯕꯨ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯅꯨꯡꯁꯥ ꯃꯉꯥꯜ ꯐꯖꯅ ꯊꯣꯛꯄ ꯃꯄꯥꯗꯨꯗ ꯂꯦꯞꯄꯤ ꯀꯩꯅꯣ ꯁꯤꯗꯤ ꯁꯛ ꯎꯁꯨ ꯎꯗꯅ ꯁꯛ ꯎꯕꯗꯒꯤ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯕ ꯐꯣꯇꯣ ꯈꯨꯀꯥꯞꯅꯤ ꯁꯤ ꯍꯥꯏꯔꯒ ꯖꯒꯠ ꯉꯥꯟꯕꯅ ꯄꯨꯔꯦꯝꯕꯤꯒꯤ ꯃꯀꯣꯛꯇꯣ ꯃꯥꯒꯤ ꯄꯥꯝꯕꯣꯝꯅ ꯉꯥꯊꯍꯜꯂꯤ ꯑꯗꯨꯒ ꯅꯨꯡꯁꯥ ꯃꯉꯥꯜꯗꯨꯗ ꯇꯥꯔꯤꯕ ꯃꯃꯤꯗꯣ ꯖꯒꯠ ꯉꯥꯟꯕꯅ ꯐꯣꯇꯣ 2-3 ꯇꯦꯛ ꯇꯦꯛ ꯀꯥꯞꯄꯤ ꯑꯗꯨꯒ ꯑꯃꯨꯛꯅ ꯁꯦꯜꯐꯤ ꯇꯧꯁꯤ ꯍꯥꯏꯅ ꯖꯒꯠ ꯉꯥꯟꯕꯅ ꯐꯣꯟꯗꯣ ꯊꯥꯡꯒꯠꯂꯛꯄꯅꯤ ꯄꯨꯔꯦꯝꯕꯤꯗꯤ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏꯗ ꯂꯣꯠꯂꯤ ꯖꯒꯠ ꯉꯥꯟꯕꯒꯤ ꯅꯥꯡꯒꯜꯗꯨꯗ ꯉꯥꯊꯔꯒ ꯄꯨꯔꯦꯝꯕꯤꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗꯨꯗ ꯖꯒꯠ ꯉꯥꯟꯕ ꯃꯥꯒꯤ ꯃꯆꯦꯠ ꯑꯃꯒ ꯌꯥꯎꯅ ꯄꯨꯔꯦꯝꯕꯤꯅ ꯉꯥꯊꯔꯛꯂꯤꯕꯗꯨ ꯀꯥꯞꯄꯤ ꯐꯣꯇꯣ ꯀꯥꯞꯂꯤꯉꯩꯗ ꯃꯇꯝ ꯐꯅꯌꯥꯝꯗꯤ ꯂꯣꯏꯈ꯭ꯔꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯣꯏꯕ ꯆꯠꯄꯗꯨꯗ ꯄꯨꯔꯦꯝꯕꯤꯗꯤ ꯅꯍꯥꯟꯈꯩ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯕꯁꯨ ꯉꯁꯤ ꯐꯥꯎꯔꯤꯕ ꯃꯤꯍꯨꯜꯁꯤꯅ ꯇꯣꯡꯍꯟꯕꯒꯨꯝ ꯇꯧꯔꯤ ꯄꯟꯊꯨꯡ ꯌꯧꯅ ꯄꯨꯕꯤꯌꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯅ ꯆꯠꯆꯒꯦ ꯄꯥꯝꯖꯗꯦ ꯂꯃꯨꯛꯅ ꯍꯧꯔꯕ ꯅꯨꯡꯁꯤꯕꯗꯤ ꯀꯤꯖꯩ ꯅꯨꯡꯁꯤ ꯏꯄꯥꯛ ꯏꯌꯥꯏꯗ ꯂꯥꯟꯊꯣꯛꯄ ꯉꯝꯗꯅ ꯂꯩꯍꯧꯕꯁꯨ ꯅꯨꯡꯁꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯁꯥꯟꯅꯖꯔꯤꯕ ꯊꯃꯣꯏ ꯑꯅꯤꯁꯦ ꯏꯔꯛꯅꯍꯟꯕꯤꯅꯨ ꯃꯥꯏꯀꯩ ꯈꯪꯗ ꯅꯨꯡꯁꯤꯕꯒꯤ ꯄꯟꯊꯨꯡꯐꯝ ꯌꯧꯅꯕ ꯊꯥꯡꯕ ꯍꯧꯔꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯦ ꯃꯥꯏꯀꯩ ꯆꯨꯝꯍꯟꯕꯤꯌꯨ ꯇꯤꯡꯈꯪꯂꯛꯇꯁꯨ ꯄꯨꯁꯤꯟꯕꯤꯅꯨ ꯅꯣꯡꯂꯩ ꯃꯥꯅꯁꯨ ꯍꯨꯝꯗꯨꯅ ꯄꯨꯍꯟꯕꯤꯈꯤꯅꯨ ꯑꯅꯤꯗꯨ ꯍꯜꯂꯛꯄꯗ ꯄꯨꯔꯦꯝꯕꯤꯅ ꯃꯣꯏꯒꯤ ꯌꯨꯝ ꯌꯧꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯛꯏ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯩꯍꯧꯔꯒꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯌꯧꯁꯤꯜꯂꯛꯏ ꯅꯣꯏꯒꯤꯗ ꯑꯗꯨꯝ ꯂꯩꯍꯧꯔꯣ ꯌꯥꯔꯣꯏꯕ ꯑꯩ ꯂꯩꯍꯧꯔꯒꯦ ꯈꯥꯝꯃꯣꯁꯦ ꯑꯗꯨꯝ ꯈꯪꯅꯗꯧ ꯂꯩꯔꯁꯤꯕꯨ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯈꯪꯗ꯭ꯔꯤꯗꯅ ꯄꯨꯔꯦꯝꯕꯤꯅ ꯅꯝꯗꯅ ꯃꯣꯏꯒꯤ ꯂꯩꯀꯥꯏ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯃꯥꯅ ꯈꯣꯡꯅ ꯆꯠꯂꯤ ꯖꯒꯠ ꯉꯥꯟꯕꯁꯨ ꯒꯥꯔꯤꯗꯨ ꯄꯨꯔꯦꯝꯕꯤꯒꯤ ꯃꯅꯤꯡ ꯑꯣꯏꯔꯞ ꯇꯞꯅ ꯇꯞꯅ ꯊꯧꯔꯒ ꯆꯠꯂꯤ ꯄꯨꯔꯦꯝꯕꯤ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯂꯛꯑꯒ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯆꯠꯂꯣ ꯍꯥꯏꯅ ꯄꯨꯔꯦꯝꯕꯤꯁꯨ ꯃꯌꯨꯝ ꯌꯧꯗꯨꯅ ꯆꯪꯍꯧꯔꯦ ꯑꯗꯨꯒ ꯖꯒꯠ ꯉꯥꯟꯕꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯖꯒꯠ ꯉꯥꯟꯕ ꯃꯌꯨꯝ ꯍꯦꯛ ꯍꯜꯂꯛꯄꯒ ꯆꯟꯗ꯭ꯔꯒ ꯁꯅꯔꯦꯝꯕꯒꯁꯨ ꯂꯥꯛꯏ ꯆꯟꯗ꯭ꯔꯅ ꯀꯧꯔꯗꯨꯅ ꯆꯪꯉꯛꯏ ꯖꯒꯠ ꯉꯥꯟꯕꯒꯤ ꯔꯨꯝ ꯐꯥꯎꯕ ꯖꯒꯠ ꯉꯥꯟꯕꯗꯤ ꯆꯠꯊꯣꯛꯂꯕꯒꯤ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯆꯟꯗ꯭ꯔꯅ ꯏꯁ ꯃꯇꯝꯗꯒ ꯀꯣꯏꯕ ꯆꯠꯂꯗꯅ ꯋꯥꯔꯝꯗꯥꯏꯗ ꯈꯛ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯉꯛꯀꯦ ꯍꯥꯏꯕꯗꯨꯗꯤ ꯌꯥꯅꯤꯡꯗꯦꯀꯣ ꯁꯅꯥꯔꯦꯝꯕꯁꯨ ꯌꯥꯎꯁꯜꯂꯛꯏ ꯑꯗꯨꯅꯦ ꯈꯔ ꯄꯦꯟꯗ꯭ꯔꯦꯀꯣ ꯍꯟꯗꯛꯇꯤ ꯑꯍꯤꯡ ꯗ꯭ꯌꯨꯇꯤ ꯂꯦꯞꯈ꯭ꯔꯒ ꯄꯣꯡꯊꯣꯛꯈꯤꯕꯗꯨꯗꯤ ꯈꯤꯇꯪ ꯄꯦꯟꯐꯥꯠꯇ꯭ꯔꯦ ꯄꯦꯟꯗꯕ ꯃꯌꯥꯝꯗꯣ ꯏꯁꯥꯅ ꯌꯥꯖꯔꯤ ꯅꯣꯡꯃ ꯑꯃꯨꯛ ꯆꯠꯂꯨꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯕꯗꯨꯗ
ꯑꯗꯨꯒ ꯃꯥꯁꯨ ꯆꯪꯉꯅꯤ ꯍꯥꯏꯕꯗꯨꯗ ꯏꯇꯣꯝꯇ ꯑꯗꯨꯝ ꯆꯠꯂꯕ ꯆꯟꯗ꯭ꯔꯅ ꯑꯣ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯐꯔꯦ ꯃꯊꯪꯗꯤ ꯍꯥꯏꯅꯈꯤꯕ ꯋꯥꯗꯤ ꯉꯥꯛꯅꯁꯤꯀꯣ ꯍꯣꯏ ꯕꯥ ꯑꯩ ꯀꯥꯎꯖꯔꯣꯏꯌꯦ ꯈꯖꯤꯡ ꯕꯣꯔꯥꯒ ꯊꯔꯣꯏ ꯕꯣꯔꯥꯒ ꯂꯩꯔꯛꯄꯅꯤ ꯆꯥꯎ ꯏꯁ ꯃꯤꯗꯤ ꯐꯥꯔꯁ ꯗꯦꯁꯦ ꯍꯣꯇꯦꯜ ꯑꯅꯥꯟꯕ ꯔꯦꯁꯇꯨꯔꯦꯟ ꯐꯖꯕꯗꯒ ꯆꯠꯅꯩ ꯑꯗꯨꯒ ꯅꯣꯏꯗꯤ ꯏꯅꯦ ꯄꯥꯁꯣꯂꯦꯒꯤ ꯊꯔꯣꯏ ꯕꯣꯔꯥ ꯈꯖꯤꯡ ꯕꯣꯔꯥ ꯑꯣꯏꯅ ꯇꯧꯔꯕꯣ ꯂꯤꯛꯃꯜꯂꯤꯍꯦ ꯏꯕꯣ ꯁꯅꯔꯦꯝꯕꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯁꯔꯨꯛ ꯕꯣꯔꯥ ꯑꯣꯏꯅꯒ ꯂꯩꯔꯛꯏꯔꯣ ꯁꯥꯎꯕ ꯊꯦꯝꯅꯕ ꯑꯁ ꯅꯠꯇꯦꯕ ꯏꯇꯥꯎ ꯅꯨꯡꯁꯤꯕ ꯑꯅꯤ ꯅꯣꯏꯆꯦ ꯅꯆꯦꯗꯣ ꯑꯁꯤ ꯕꯣꯔꯥꯁꯤ ꯌꯥꯝ ꯄꯥꯝꯃꯦ ꯍꯩ ꯑꯗꯨꯗ ꯆꯥꯔꯨꯕꯅꯤ ꯑꯇꯩ ꯍꯣꯇꯦꯜꯒ ꯑꯝꯇ ꯆꯪꯁꯤ ꯌꯥꯗꯦ ꯃꯥꯅ ꯀꯌꯥꯗ ꯃꯔꯥꯏꯕꯛ ꯐꯔꯕ ꯏꯃꯥꯟꯅꯕꯅꯣꯁꯦ ꯑꯆꯥꯄꯣꯠ ꯂꯩꯕꯗ ꯐꯥꯎ ꯄꯩꯁꯥ ꯁꯠꯄ ꯐꯪꯍꯟꯗ꯭ꯔꯕꯅꯤ ꯑꯗꯣ ꯉꯥꯏꯈꯣ ꯀꯔꯤ ꯋꯥꯔꯤꯒ ꯁꯥꯟꯅꯔꯛꯀꯦ ꯀꯩꯁꯨ ꯑꯍꯦꯟꯕ ꯁꯥꯟꯅꯔꯛꯇꯦꯗ ꯑꯩ ꯀꯣꯂꯦꯖ ꯐꯖꯅ ꯆꯠꯂꯣ ꯍꯥꯏꯔꯛꯏ ꯂꯥꯁ ꯏꯌꯔꯅꯤꯅ ꯁꯅꯔꯦꯝꯕ ꯕꯣꯔꯥꯗꯣ ꯁꯥꯏꯅ ꯅꯦꯅꯦ ꯃꯆꯥ ꯀꯣꯏꯖꯕꯒꯁꯦ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯗ ꯅꯪꯒꯤꯗꯨꯗꯤ ꯑꯕꯦꯝꯃ ꯃꯆꯥꯅꯤꯅ ꯆꯟꯗ꯭ꯔꯅ ꯍꯥꯏꯒꯨꯝꯗꯅ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤꯁꯦ ꯅꯦꯅꯦ ꯃꯆꯥ ꯉꯥꯛꯇꯅꯤꯅꯦ ꯑꯍꯨꯝꯗꯣ ꯑꯃꯨꯛꯁꯨ ꯄꯨꯜꯂꯞ ꯅꯣꯏ ꯖꯒꯠ ꯉꯥꯡꯕꯅ ꯑꯗꯨ ꯁꯅꯔꯦꯝꯕ ꯅꯣꯏꯒꯤꯗꯤ ꯃꯤ ꯍꯦꯜꯂꯛꯑꯅꯤꯅꯦ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯗꯤ ꯑꯗꯨꯅꯦ ꯑꯋꯨꯟꯄꯣꯠ ꯂꯧꯕ ꯆꯠꯅꯕ ꯂꯥꯛꯆꯧ ꯅꯠꯇ꯭ꯔꯗꯤ ꯅꯨꯡꯗꯥꯡꯒꯤ ꯊꯕꯛ ꯌꯥꯎꯍꯜꯂꯣꯏ ꯆꯦꯁꯤꯒꯤ ꯆꯥ ꯌꯦꯟꯕ ꯂꯥꯛꯀꯅꯤ ꯑꯦ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯂꯥꯛꯑꯣꯏ ꯆꯪꯉꯅꯤ ꯍꯥꯏꯔꯤꯕ ꯆꯟꯗ꯭ꯔꯅ ꯅꯪꯗꯤ ꯑꯉꯥꯡꯅꯤꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯤ ꯂꯧꯔꯗꯤ ꯗꯗꯥ ꯇꯥꯃꯣ ꯄꯨꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯧꯗ꯭ꯔꯤꯗꯅ ꯑꯗꯨꯅ ꯑꯉꯥꯡꯗ ꯐꯥꯒꯤ ꯇꯧꯖꯔꯤꯅꯤ ꯅꯪꯒꯤ ꯑꯉꯥꯡꯗꯣ ꯍꯥꯏꯅꯨ ꯍꯥꯏꯕꯅꯦ ꯁꯅꯔꯦꯝꯕꯒꯤ ꯃꯌꯥꯝꯕꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯅꯤ ꯄꯨꯔꯦꯝꯕꯤꯁꯨ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯌꯥꯎꯕ ꯂꯥꯛꯏ ꯖꯒꯠ ꯉꯥꯟꯕꯁꯨ ꯒꯥꯔꯤ ꯄꯥꯡꯕꯒꯤ ꯗ꯭ꯔꯥꯏꯚꯔ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯠꯈꯤꯕ ꯌꯥꯎꯈꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯂꯝꯗꯣ ꯅꯛꯄꯒ ꯂꯨꯍꯣꯡꯕꯗꯣ ꯉꯟꯅꯁꯨ ꯂꯣꯏꯕꯒ ꯀꯩꯅꯥꯗꯤ ꯌꯧꯔꯛꯂꯦ ꯖꯒꯠ ꯉꯥꯟꯕꯒꯤ ꯒꯥꯔꯤꯗ ꯆꯟꯗ꯭ꯔꯒ ꯃꯥꯒ ꯃꯃꯥꯡꯗ ꯑꯗꯨꯒ ꯃꯅꯤꯡꯗꯅ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝ ꯇꯣꯡꯉꯒ ꯂꯥꯛꯏ ꯃꯣꯏꯒꯤ ꯒꯥꯔꯤꯗꯨꯅ ꯃꯅꯤꯡꯗ ꯑꯣꯏꯍꯧꯔꯦ ꯑꯗꯨꯅ ꯀꯩꯅꯥꯒꯤ ꯒꯥꯔꯤ ꯌꯧꯈ꯭ꯔꯕꯁꯨ ꯖꯒꯠ ꯉꯥꯟꯕꯒꯤ ꯒꯥꯔꯤꯗꯤ ꯌꯧꯔꯛꯇ꯭ꯔꯤ ꯄꯨꯔꯦꯝꯕꯤ ꯒꯥꯔꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯖꯒꯠ ꯉꯥꯟꯕꯒꯤ ꯒꯥꯔꯤꯁꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯁꯅꯔꯦꯝꯕ ꯍꯣꯏꯒꯤ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯗ ꯀꯥꯈꯠꯂꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯌꯥꯎꯔꯛꯄ ꯎꯗꯕꯗꯒꯤ ꯄ꯭ꯂꯥꯎ ꯍꯥꯟꯕꯗꯣ ꯑꯃꯨꯛ ꯌꯥꯎꯕ ꯆꯪꯈ꯭ꯔꯦ ꯁꯣꯝꯗ ꯆꯟꯗ꯭ꯔꯗꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒ ꯋꯥꯔꯤꯗꯨꯝ ꯁꯥꯟꯅꯗꯨꯅ ꯂꯥꯛꯏ ꯖꯒꯠ ꯉꯥꯟꯕꯗꯤ ꯃꯣꯏꯒꯤ ꯋꯥꯔꯤꯗꯨꯒ ꯆꯪꯗꯦ ꯖꯒꯠ ꯉꯥꯟꯕꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯆꯟꯗ꯭ꯔꯗ ꯍꯥꯏꯔꯛꯏ ꯑꯗꯣ ꯅꯪꯗꯤ ꯅꯁꯥꯒꯤ ꯅꯈꯣꯟꯅ ꯒꯥꯔꯤꯒ ꯄꯣꯛꯈꯥꯏꯗꯧꯔꯤ ꯑꯗꯣ ꯅꯣꯏ ꯅꯃꯥꯟꯅꯕꯗꯤ ꯈꯣꯟꯖꯦꯜ ꯑꯝꯇ ꯇꯥꯗꯤ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯃꯔꯣꯡꯒ ꯊꯣꯛꯇ꯭ꯔꯕ ꯖꯥꯠꯂꯣ ꯁꯣꯝꯗꯗꯤ ꯇꯥꯅꯤꯡꯉꯤꯁꯤꯒ ꯃꯥꯗꯤ ꯋꯥ ꯉꯥꯡꯕꯒꯤ ꯃꯇꯝ ꯂꯩꯕꯅꯦ ꯑꯗꯨꯒꯤꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯄꯔꯃꯤꯁꯟ ꯂꯧꯅꯔꯕꯣ ꯅꯨꯄꯤꯗꯨꯁꯨ ꯚꯥꯕ ꯍꯦꯛꯇ ꯐꯖꯤꯜꯂꯛꯏ ꯒ꯭ꯌꯥꯟꯒꯁꯦ ꯄꯣꯛ ꯍꯦꯛꯇ ꯇꯥꯁꯤꯜꯂꯛꯄꯤꯅꯤ ꯇꯧꯔꯤꯁꯦ ꯉꯁꯥꯏꯈꯩ ꯋꯥ ꯉꯥꯡꯗꯕ ꯃꯌꯥꯏꯗ ꯊꯝꯕꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯀꯣꯂꯦꯖꯇ ꯃꯥ ꯁꯪꯕ ꯂꯥꯛꯄ ꯅꯦꯅꯦꯗꯨꯅ ꯌꯥꯗ꯭ꯔꯤꯔꯣ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨꯗ ꯖꯒꯠ ꯉꯥꯟꯕ ꯒꯥꯔꯤ ꯕ꯭ꯔꯦꯛꯇꯨ ꯈꯪꯐꯥ ꯐꯔꯛꯏ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯃꯃꯥꯡꯒꯤ ꯁꯤꯠꯇꯨꯗ ꯃꯥꯏꯗꯣ ꯊꯣꯝꯖꯤꯟꯒꯦ ꯈꯤꯇꯪ ꯉꯥꯏ ꯏꯃꯥꯏ ꯄꯦꯝꯃ ꯀꯩꯗꯧꯔꯒꯦ ꯖꯒꯠ ꯃꯤꯠꯇ ꯀꯩꯅꯣꯝ ꯆꯪꯈꯤꯕ ꯀꯩ ꯆꯪꯈ꯭ꯔꯒꯦ ꯐꯔꯦ ꯖꯒꯠ ꯉꯥꯟꯕ ꯒꯥꯔꯤꯗꯣ ꯈꯪꯊꯧ ꯑꯃꯨꯛ ꯊꯧꯒꯠꯂꯤ ꯆꯟꯗ꯭ꯔ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯍꯪꯂꯤ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯍꯥꯟꯅ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯈꯪꯉꯦ ꯅꯣꯏꯅꯗꯤ ꯑꯩ ꯈꯪꯉꯝꯃꯔꯣꯏ ꯁꯕꯖꯦꯛꯁꯨ ꯃꯥꯟꯅꯈꯤꯗ꯭ꯔꯦ ꯑꯣꯅꯔꯁꯇ ꯃꯤꯡ ꯍꯥꯏꯔꯛꯑꯣ ꯇꯥꯈ꯭ꯔꯕ ꯌꯦꯡꯒꯦ ꯅꯨꯡꯁꯤꯊꯣꯏ ꯑꯗꯨꯗꯤ ꯈꯪꯗꯦ ꯂꯤꯌꯥꯒ ꯄꯨꯟꯕꯗꯣ ꯆꯟꯗ꯭ꯔ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯩ ꯑꯗꯨꯒ ꯖꯒꯠ ꯉꯥꯟꯕꯗꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯖꯒꯠ ꯉꯥꯟꯕꯗꯤ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯕꯒꯨꯝ ꯇꯨꯃꯤꯟ ꯒꯥꯔꯤꯗꯨ ꯊꯧꯔꯤ ꯑꯣ ꯈꯪꯉꯦ ꯅꯤꯡꯁꯤꯡꯉꯦ ꯃꯇꯝꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯖꯒꯠ ꯉꯥꯟꯕ ꯍꯣꯏꯁꯨ ꯅꯨꯄꯥ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯏ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯆꯪꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯆꯟꯗ꯭ꯔꯒ ꯖꯒꯠ ꯉꯥꯟꯕꯒꯁꯨ ꯀꯨꯝꯊꯔꯛꯑꯒ ꯃꯅꯨꯡꯗ ꯆꯪꯒꯦ ꯇꯧꯕꯒ ꯅꯨꯡꯁꯤꯊꯣꯏꯅ ꯀꯧꯔꯤ ꯖꯒꯠ ꯉꯥꯟꯕ ꯑꯝꯇ ꯉꯥꯏꯈꯣ ꯖꯒꯠ ꯉꯥꯟꯕꯗꯤ ꯅꯨꯡꯁꯤꯊꯣꯏꯁꯨ ꯆꯪꯈ꯭ꯔꯕꯣꯏ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯆꯪꯗꯕꯤꯗ ꯃꯥ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯖꯒꯠ ꯉꯥꯟꯕ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯈꯨꯝꯃꯤ ꯀꯩ ꯂꯩꯔꯒꯦ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯑꯩꯉꯣꯟꯗ ꯍꯩꯅꯗꯕ ꯑꯃ ꯑꯗꯨꯝ ꯐꯥꯎꯔꯤꯕ ꯃꯥꯜꯂꯤ ꯑꯩ ꯁꯦꯡꯗꯣꯛꯀꯦ ꯆꯝꯊꯣꯛꯀꯦ ꯈꯟꯕꯗꯤ ꯀꯨꯏꯔꯕꯅꯤ ꯁꯨꯝ ꯑꯩꯒꯁꯨ ꯃꯔꯨꯞ ꯑꯃꯒꯨꯝ ꯑꯗꯨꯝ ꯇꯤꯟꯅꯁꯤ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯈꯟꯕ ꯂꯩꯇ꯭ꯔꯤ ꯖꯒꯠ ꯉꯥꯟꯕ ꯃꯥꯏꯊꯣꯡꯗꯣ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯈꯨꯝꯃꯩ ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯀꯨꯏꯔꯦ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯇꯦꯗ
ꯃꯊꯦꯜ ꯃꯌꯥꯝꯒꯤ ꯃꯌꯥꯟꯒꯨꯝ ꯑꯣꯏꯔꯤꯕ ꯆꯟꯗ꯭ꯔꯁꯨ ꯁꯁꯥꯒ ꯆꯪꯁꯤꯜꯂꯒ ꯌꯧꯁꯤꯜꯂꯛꯏ ꯀꯨꯏꯔꯕꯅꯤ ꯑꯩꯈꯣꯏ ꯖꯒꯠꯇꯤ ꯑꯗꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯃꯔꯧ ꯊꯝꯕ ꯍꯩꯇꯕꯅꯤ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯐ꯭ꯔꯦꯟ ꯑꯣꯏꯔꯁꯤꯀꯣ ꯑꯩꯒꯁꯨ ꯅꯨꯡꯁꯤꯇꯩꯁꯤ ꯍꯥꯏꯔꯒ ꯌꯦꯠꯊꯪ ꯈꯨꯠꯇꯨ ꯇꯤꯡꯊꯣꯔꯛꯏ ꯍꯦꯟꯁꯦꯛ ꯇꯧꯁꯤ ꯍꯥꯏꯕꯒꯨꯝ ꯖꯒꯠ ꯉꯥꯟꯕꯁꯨ ꯀꯔꯤꯁꯨ ꯈꯟꯗ ꯃꯔꯨꯞ ꯑꯃꯒꯨꯝ ꯇꯤꯡꯊꯣꯔꯛꯏꯕ ꯈꯨꯠꯇꯨ ꯁꯣꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯅ ꯃꯄꯥꯡꯕꯔꯣꯝꯗ ꯄꯣꯛꯎꯞ ꯊꯥꯔꯛꯄꯗꯨꯗ ꯖꯒꯠ ꯉꯥꯟꯕ ꯀꯩꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯏ ꯆꯟꯗ꯭ꯔꯅ ꯁꯅꯔꯦꯝꯕ ꯍꯣꯏꯒꯤ ꯌꯨꯝ ꯃꯊꯛꯇꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯛꯏ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯗꯣ ꯄꯨꯔꯦꯝꯕꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯖꯒꯠ ꯉꯥꯟꯕꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯖꯒꯠ ꯉꯥꯟꯕ ꯃꯈꯨꯠꯇꯣ ꯁꯠ ꯍꯟꯖꯤꯟꯈꯤ ꯑꯗꯨꯒ ꯆꯟꯗ꯭ꯔꯅ ꯑꯣꯏꯅ ꯅꯨꯡꯁꯤꯇꯒꯤ ꯍꯦꯟꯁꯦꯛꯇꯨ ꯑꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯇꯥꯎꯒꯤ ꯁ꯭ꯀꯤꯟꯁꯦ ꯃꯤꯒ ꯊꯦꯡꯅꯕ ꯌꯥꯗꯕꯅꯤ ꯃꯇꯝ ꯂꯩꯕꯅꯤ ꯅꯨꯡꯁꯤꯇꯁꯨ ꯖꯒꯠ ꯉꯥꯟꯕꯗ ꯄꯨꯔꯦꯝꯕꯤꯅ ꯌꯦꯡꯂꯤꯕꯗꯨ ꯈꯪꯂꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯅꯣꯛꯅꯤꯡꯗ ꯆꯟꯗ꯭ꯔꯗ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯄꯨꯔꯦꯝꯕꯤꯗꯤ ꯅꯨꯡꯁꯤꯇ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯥꯁꯨ ꯖꯒꯠ ꯉꯥꯟꯕꯗ ꯑꯃꯨꯛꯇꯪ ꯌꯦꯡꯉꯝꯃꯒ ꯀꯨꯝꯈ꯭ꯔꯦ ꯑꯃꯨꯛ ꯖꯒꯠ ꯉꯥꯟꯕ ꯄꯨꯔꯦꯝꯕꯤ ꯁꯥꯎꯈ꯭ꯔꯦ ꯈꯪꯂꯦ ꯑꯗꯨꯕꯨ ꯃꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯨꯔꯦꯝꯕꯤꯅ ꯂꯦꯞꯂꯝꯕ ꯕꯦꯜꯀꯣꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯥ ꯁꯥꯎꯈ꯭ꯔꯦ ꯃꯥꯅ ꯁꯥꯎꯕꯒꯤ ꯃꯁꯛꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯑꯗꯨꯝ ꯌꯦꯡꯅꯤꯡꯉꯤ ꯔꯥꯙꯦ ꯐꯛꯂꯥꯡꯁꯤꯗ ꯐꯣꯇꯣ ꯊꯦꯠꯄꯗꯨ ꯃꯉꯥꯏꯈ꯭ꯔꯦ ꯍꯣ ꯌꯥꯔꯦ ꯃꯁꯥꯗ ꯊꯦꯝꯕꯤꯌꯨꯔꯣ ꯑꯁꯥꯎꯕꯗꯣ ꯁ꯭ꯋꯥꯏꯗ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯅ ꯆꯪꯉꯁꯤ ꯃꯄꯥꯟꯗ ꯐꯝꯂꯤꯕꯁꯤꯡꯗꯣ ꯑꯆꯥꯄꯣꯠ ꯊꯨꯡꯍꯧꯗꯕ ꯑꯋꯥꯠ ꯑꯄꯥ ꯍꯪꯕ ꯄꯨꯔꯦꯝꯕꯤꯒ ꯂꯤꯡꯖꯦꯜꯒ ꯆꯥꯅꯕꯒ ꯆꯥꯒ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯄꯥꯇꯛ ꯇꯧꯕꯤ ꯁꯕꯥꯜꯗꯨꯗ ꯀ꯭ꯔꯤꯝ ꯃꯆꯨꯗ ꯕꯦꯕꯤ ꯄꯤꯡꯅ ꯃꯄꯥꯜ ꯄꯤꯛꯅ ꯍꯛꯄ ꯐꯅꯦꯛ ꯑꯗꯨꯒ ꯀ꯭ꯔꯤꯝ ꯃꯆꯨꯒꯤ ꯕ꯭ꯂꯦꯛꯀ ꯕꯦꯕꯤ ꯄꯤꯡꯀꯅ ꯂꯩ ꯃꯆꯥ ꯂꯣꯟꯕ ꯈꯨꯗꯥꯡ ꯀꯣꯇꯔ ꯑꯣꯏꯕ ꯇꯣꯞꯁ ꯑꯃ ꯂꯤꯠꯂꯤ ꯃꯤꯠꯇ ꯑꯥꯏꯂꯥꯏꯅꯔ ꯌꯥꯝ ꯄꯥꯅ ꯌꯦꯛꯏ ꯆꯤꯟꯕꯥꯜꯗꯅ ꯄꯤꯡꯅ ꯄꯥꯅ ꯁꯪꯉꯤ ꯁꯝꯅ ꯃꯅꯤꯡꯗ ꯍꯤꯌꯔ ꯀ꯭ꯂꯤꯞ ꯑꯆꯧꯕ ꯑꯃ ꯅꯥꯀꯟꯗꯒꯤ ꯁꯝꯗꯨ ꯂꯧꯈꯠꯂꯒ ꯀꯣꯞꯂꯝꯅ ꯐꯥꯏ ꯑꯗꯨꯒ ꯌꯦꯠ ꯊꯪꯕꯗ ꯈꯗꯥꯡ ꯐꯥꯎꯕ ꯁꯝ ꯈꯤꯇꯪꯗꯤ ꯇꯥꯔꯤ ꯇꯨꯡꯗꯅ ꯈ꯭ꯋꯥꯡ ꯐꯥꯎꯕ ꯂꯩꯇꯦꯝ ꯃꯥꯟꯅꯅ ꯀꯛꯂꯒ ꯏꯃꯨ ꯃꯨꯅ ꯃꯅꯥꯡ ꯇꯥꯅ ꯊꯥꯗꯔꯤꯕ ꯁꯝꯂꯥꯡꯗꯨꯒ ꯖꯒꯠ ꯉꯥꯟꯕ ꯐꯣꯇꯣ ꯀꯥꯞꯀꯦ ꯊꯥꯡꯒꯠꯂꯝꯕ ꯐꯣꯇꯣꯗꯣ ꯏꯀꯥꯞ ꯀꯥꯞꯇꯕꯤꯗ ꯊꯥꯡꯊꯈ꯭ꯔꯦ ꯃꯤꯠꯇꯨꯅ ꯑꯣꯏꯅ ꯄꯦꯟꯅ ꯌꯦꯡꯅꯤꯡꯂꯗꯨꯅ ꯏꯪꯅ ꯐꯖꯩ ꯂꯦꯝꯅ ꯅꯤꯡꯊꯤꯖꯩ ꯑꯃꯨꯛ ꯅꯣꯛꯂꯛꯄꯗ ꯌꯦꯠꯂꯣꯝꯗ ꯄꯣꯔꯤꯕ ꯌꯥ ꯃꯆꯥꯗꯨꯁꯨ ꯎꯔꯤ ꯔꯥꯁꯤ ꯑꯃꯁꯨ ꯍꯦꯟꯒꯠꯂꯛꯏ ꯐꯖꯕꯁꯦ ꯑꯁꯨꯝꯅ ꯇꯧꯕ꯭ꯔꯥ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯅꯤꯡꯍꯜꯂꯤ ꯌꯦꯡꯅ ꯃꯤꯠꯌꯦꯡ ꯃꯥꯅ ꯊꯃꯣꯏꯗꯨꯗ ꯅꯨꯡꯁꯤ ꯄꯥꯎꯃꯤꯒꯨꯝ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯁꯛꯇꯝꯁꯤ ꯎꯔꯒ ꯃꯄꯥꯎ ꯑꯃ ꯇꯝꯂꯛꯄꯒꯨꯝ ꯇꯧꯔꯤ ꯊꯃꯣꯏ ꯃꯥꯁꯨ ꯃꯄꯥꯟ ꯊꯣꯛꯂꯛꯂꯒꯦ ꯍꯥꯏꯕꯒꯨꯝ ꯃꯤꯍꯨꯜ ꯑꯗꯨ ꯈꯣꯡꯖꯦꯜ ꯑꯃꯨꯛꯁꯨ ꯌꯥꯡꯈꯠꯂꯛꯏ ꯑꯃꯨꯛꯁꯨ ꯆꯞ ꯂꯦꯞꯄꯤ ꯊꯃꯣꯏꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯥꯗꯤ ꯕꯦꯕꯤꯕꯨ ꯑꯃꯨꯛ ꯋꯥꯡꯈꯠꯂꯛ ꯁꯣꯠ ꯑꯃꯨꯛꯇ ꯇꯧꯗꯨꯅ ꯌꯥꯏꯕꯤ ꯊꯥꯒꯗꯧꯔꯤ ꯖꯒꯠ ꯉꯥꯟꯕꯒꯤ ꯈꯨꯌꯦꯡꯗꯨꯗ ꯆꯟꯗ꯭ꯔꯅ ꯃꯅꯤꯡꯗꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯌꯥꯅ ꯐꯣꯇꯣ ꯀꯥꯞꯄꯤꯔꯣ ꯎꯝꯖꯤꯔꯣꯗꯅ ꯌꯥ ꯀꯥꯊꯣꯛꯑꯒ ꯐꯣꯀꯁ ꯇꯧꯕꯗꯣ ꯀꯨꯏꯃꯜꯂꯦ ꯖꯒꯠ ꯉꯥꯟꯕ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯛꯄꯗꯣ ꯍꯩꯅꯗ꯭ꯔꯗꯨꯅ ꯑꯁ ꯀꯩꯅꯣ ꯃꯔꯤꯡ ꯆꯥꯏ ꯍꯟꯗꯣꯛꯑꯝꯇ ꯆꯟꯗ꯭ꯔꯁꯨ ꯂꯛꯅꯔꯛꯏ ꯅꯪꯒꯤ ꯑꯔꯤꯕꯁꯦ ꯌꯦꯡꯕ ꯄꯦꯟꯕ ꯅꯠꯇ꯭ꯔꯕꯣ ꯌꯥꯔꯦ ꯑꯁ꯭ꯋꯥꯏꯗꯩ ꯉꯥꯛꯊꯣꯛꯎꯁꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯦ ꯆꯠꯈ꯭ꯔꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯑꯁꯦꯕ ꯂꯥꯛꯑꯣ ꯃꯤ ꯑꯌꯥꯝꯕ ꯆꯠꯅꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯑꯃꯗꯤ ꯊꯦꯡꯅ ꯂꯥꯛꯍꯧꯕ ꯕꯣꯔ ꯃꯃꯥꯟꯅꯕ ꯈꯔꯗꯤ ꯂꯩꯔꯤ ꯖꯒꯠ ꯉꯥꯟꯕ ꯆꯟꯗ꯭ꯔꯒꯁꯨ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯆꯥꯛ ꯆꯥꯈꯤꯅꯕ ꯍꯥꯏꯗꯨꯅ ꯁꯅꯔꯦꯝꯕꯅ ꯈꯥꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯁꯅꯔꯦꯝꯕꯗꯤ ꯃꯁꯛ ꯎꯈꯤꯗ꯭ꯔꯦ ꯃꯌꯥꯝꯕꯒꯤ ꯄꯥꯈꯣꯟ ꯆꯠꯄꯗ ꯄꯨꯔꯦꯝꯕꯤꯁꯨ ꯅꯛꯄꯅꯤꯅ ꯑꯗꯨꯝ ꯊꯕꯛꯇꯨ ꯌꯥꯎꯔꯦ ꯂꯤꯡꯖꯦꯜ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯇꯩ ꯅꯨꯄꯤ ꯈꯔꯒ ꯕꯣꯔ ꯃꯃꯥꯟꯅꯕ ꯑꯃꯅꯤ ꯕꯣꯔꯒ ꯄꯨꯟꯕ ꯌꯥꯎꯗꯦ ꯌꯥꯎꯔꯒꯦ ꯍꯥꯏꯅ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯗꯤ ꯂꯤꯡꯖꯦꯜ ꯍꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯣꯏꯔꯝꯃꯤ ꯇꯥꯇꯣꯟ ꯅꯪꯁꯨ ꯂꯥꯛꯄ꯭ꯔꯣ ꯂꯥꯛꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯅꯤ ꯍꯣꯏꯒꯤ ꯑꯆꯥꯄꯣꯠ ꯄꯨꯕꯤꯈꯣ ꯂꯤꯡꯖꯦꯜꯅ ꯄꯨꯔꯦꯝꯕꯤ ꯑꯆꯥꯄꯣꯠ ꯄꯥꯏꯔꯒ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯝꯕꯗꯨꯗ ꯂꯤꯡꯖꯦꯜꯅ ꯀꯧꯔꯛꯏ ꯄꯨꯔꯦꯝꯕꯤ ꯅꯪꯒꯤ ꯑꯆꯥꯄꯣꯠꯇꯣ ꯁꯣꯝꯗ ꯑꯝꯇ ꯄꯤꯕꯤꯔꯝꯃꯣ ꯄꯨꯔꯦꯝꯕꯤ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯂꯒ ꯀꯅꯥꯗ ꯄꯤꯌꯣ ꯍꯥꯏꯅꯣ ꯇꯣ ꯑꯩꯈꯣꯏ ꯇꯥꯇꯣꯟꯗ ꯄꯨꯔꯦꯝꯕꯤꯁꯨ ꯂꯤꯡꯖꯦꯜꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗ ꯑꯆꯥꯄꯣꯠ ꯄꯤꯕ ꯆꯪꯂꯛꯏ ꯄꯨꯔꯦꯝꯕꯤ ꯅꯨꯄꯥꯗꯨꯗ ꯑꯆꯥꯄꯣꯠ ꯀꯟꯇꯦꯅꯔꯗꯣ ꯄꯤ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯦꯡꯛꯌꯨ ꯑꯆꯥꯄꯣꯠꯁꯦ ꯌꯥꯝ ꯍꯥꯎꯔꯝꯗꯧ ꯃꯥꯜꯂꯤ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤꯅ ꯁꯦꯝꯕꯤꯔꯛꯄꯅꯤꯅ ꯄꯨꯔꯦꯝꯕꯤꯗꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯑꯗꯨꯕꯨ ꯂꯤꯡꯖꯦꯜꯅ ꯑꯣꯏꯅ ꯈꯨꯝꯃꯛꯏ ꯍꯥꯎꯕꯅꯤ ꯇꯥꯇꯣꯟ ꯌꯥꯝ ꯍꯥꯎꯕꯅꯤ ꯀꯩꯅꯣ ꯅꯣꯏꯅ ꯆꯥꯕ ꯂꯣꯏꯊꯣꯛꯑꯕꯣ ꯃꯤꯉꯣꯟꯗ ꯍꯥꯎꯇꯅ ꯄꯤꯖꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯃꯍꯥꯎ ꯍꯥꯟꯅ ꯌꯦꯡꯊꯣꯛꯄꯅꯤꯗ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯆꯤꯟꯅꯕ ꯍꯥꯏꯗꯅ ꯁꯤ ꯍꯥꯏꯅꯗꯅ ꯂꯤꯡꯖꯦꯜꯁꯨ ꯅꯨꯄꯥꯗꯨꯁꯨ ꯅꯣꯛꯏ ꯄꯨꯔꯦꯝꯕꯤꯁꯨ ꯈꯤꯇꯪꯗꯤ ꯅꯣꯛꯏ ꯄꯨꯔꯦꯝꯕꯤ ꯅꯣꯛꯐꯦꯠ ꯑꯣꯟꯊꯣꯔꯛꯄꯗ ꯖꯒꯠ ꯉꯥꯟꯕꯅ ꯃꯨꯟꯅ ꯌꯦꯡꯂꯛꯇꯨꯅ ꯂꯩꯔꯝꯕꯗꯣ ꯍꯦꯛ ꯃꯤꯠ ꯆꯥꯟꯅꯔꯨꯔꯦ
Purenbi nokpado pathan jinki aduga imung lamda amo gam changkre jagat ngan ba Purenbi hek changki baga kol hanjin tawsili aduga pairakte jagat ngan ba pu hagolaga mas imung da changki Sandra sa jagat ngan bana changkri ba kusang da yengduna rehawi jagat ngan bana imung changakpadu dadi Purenbi ga topa sanare bohagi sagai gi mache majan kharaga silairami jagat ngan bana changakpado Purenbi su ure jagat ngan bana tholo haina ingit tawre adubu Purenbi usnada saduna le jagat ngan ba makuto thangalaga kaugi hek tawringai mana tawribado khara angang nupi macha amana ta jagat kaidawrage napi macha dadi khangjadana hanglaibani jagat ngan ba khongpham leita hoi chak lamaba adugi khuthangali do asapo container manga piyo hairo Purenbi khangladuna nokningba khangjilaga leiri angangduna asapo pire jagat ngan bada mas adum lausili nusi mabu kokthokpa changakpase plau puraga thokpa tare jagat ngan ba thoamdai duda Purenbi amutanggi yengami Purenbi machinga do paithoga mamai dai thokhi upai da jagat ngan ba plau mayam du kolaga thulakpa da Sandra di ngangai jagat ngan bana manak de yorakpaga jagat nang saklama ba adugi plau mayam se loriro jagat ngan ba mami to pai ni yenga chaklama de ngasai na hairo adudi kaido bujangwinu jagat ngan ba Sandra ki wadu khumda bida atopa amoina hairi cholom da kokthoro kaino madi se leiti moi ka kaida mayam gi awada ba yeng hobani jagat ngan ba na hairi bado Sandra na de sanare ba oiro boi khandana leiti hairi bani sanare bana di adudi kanano jagat ngan ba khonja do kitang leitharaga nang khangra ho noi che siki do lupa onthoke kokthoro da moi mala hawe hayo natradi yaro hoi ni ngasi gi sawa themdriba male ba adu khangadi sasalo Chandra he hagat paga jagat ngan pu hawalaga na kongmel da hairi maningdagi thoro hai hayo ko moi palemna okay ai tawge nang da fasana ngai jawro Chandra na imung jangki baga jagat ngan basto maning thongom dai Purenbi de mama na wai be kawra winingduna maning thongom da phatpa chenthori Purenbi machinda tapna soli kadai da leino ngasi ngangsina haisibo Purenbi amukso mama bo kawi ima jagat ngan banoina hau Purenbi khang na mamai don thori ima jagat ngan bade nokning laduna nokthori Purenbi na sauna Huran badona nangoi re ai kauri sa Purenbi purpop sangki ke dawi adebu jagat ngan bana khudang do ta phai aduga yena kharom da pure thado nang di khut paininga yam leidai thado jagat ngan ba thado pagi mahot Purenbi bo kidang nakna manak sa singsilaga ai bunga sai magi khuda thank you rane aina uram dadi hensega tawdana noknotana wari tawdi na tro adu bo ina thugai bire ai langkre changage jagat ngan ba handakti Purenbi gi makhut animak do hek paksilaga thami simi gi mayumne thado haiba mina ukhradi uragana yumda puridana tajaning temda ai di chaloi jagat ngan ba Purenbi na sawbada uraga na fet tarodana hairi ai lale Purenbi jagat ngan bada tapna yengkhale adubu sawbada de hande misko kya lege yengo ai silent thamore adugi tahoda baneba yare atope am leira bana drop ai gi call de pai just ye jagat ngan ba Purenbi da nuksini ngaga ama khaktane ari baso anho baso ai gi siki khaktane Purenbi kitang gan nole jagat ngan baso makhatari lupa so pamde ana so pamde siki khakta pame yare ado thado mina urani ba saudri hairamo ado ngasagi napido aikoi college da tamba orami jagat ngan bana haiba loichungai Purenbi na khomai ai samasa khangi magi plau de aina asar mi am hapsin khrabani ai gi sakthi sidi masing si halamdrina ado mana ngasai singdo ame aingonda lana khandana ba adugi wari sharubani jagat ngan bana wangang ba loichungai Purenbi na machinda mesle mi yama lakbogum tawi haina Purenbi na inang nang sangsil agale padada jagat ngan ba Purenbi na munni yengi
ꯅꯛꯅ ꯂꯦꯞꯂꯤꯕꯤ ꯃꯉꯣꯟꯗ ꯏꯅꯛ ꯅꯛꯅ ꯂꯦꯞꯂꯤꯕꯤ ꯃꯥꯕꯨ ꯌꯦꯡꯅ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯗꯣ ꯂꯦꯞꯈ꯭ꯔꯕꯒꯨꯝꯅ ꯇꯧꯔꯛꯏ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯃꯆꯥꯗꯨꯅ ꯃꯆꯤꯟꯕꯥꯜꯗꯨꯗ ꯊꯝꯂꯒ ꯂꯥꯡꯒꯅꯨ ꯍꯥꯏꯅ ꯇꯧꯔꯤꯕ ꯃꯇꯧꯗꯣ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯅꯨꯡꯁꯤꯕꯁꯨ ꯍꯦꯟꯒꯠꯂꯛꯏ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯏ ꯖꯒꯠ ꯉꯥꯟꯕ ꯄꯨꯔꯦꯝꯕꯤꯅ ꯃꯥꯒꯤ ꯃꯆꯤꯟ ꯃꯦꯜꯂꯛꯂꯤꯕ ꯃꯈꯨꯠꯇꯣ ꯇꯞꯅ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯀꯅꯥ ꯂꯥꯛꯑꯒꯦ ꯃꯤ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯤ ꯑꯩ ꯆꯪꯉꯒꯦ ꯑꯩ ꯀꯤꯖꯩꯌꯦꯕ ꯃꯤꯅ ꯎꯈ꯭ꯔꯗꯤ ꯄꯨꯔꯦꯝꯕꯤꯁꯤ ꯍꯥꯏꯔꯒ ꯆꯪꯈꯤꯒꯦ ꯇꯧꯏ ꯖꯒꯠ ꯉꯥꯟꯕꯅ ꯃꯈꯨꯠꯇꯣ ꯑꯃꯨꯛꯁꯨ ꯐꯥꯔꯛꯏ ꯄꯨꯔꯦꯝꯕꯤꯁꯨ ꯖꯒꯠ ꯉꯥꯟꯕꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯖꯒꯠ ꯉꯥꯟꯕ ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯇꯞꯊꯔꯒ ꯑꯩꯒ ꯂꯩꯕꯁꯨ ꯀꯤꯖꯕ꯭ꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦ ꯃꯤꯒꯤ ꯃꯌꯨꯝꯁꯤꯗ ꯖꯒꯠ ꯉꯥꯟꯕ ꯄꯨꯔꯦꯝꯕꯤꯅ ꯆꯪꯅꯤꯡꯂꯦ ꯈꯪꯂꯗꯨꯅ ꯃꯥꯁꯨ ꯀꯨꯏꯅ ꯈꯥꯝꯗ꯭ꯔꯦ ꯄꯣꯀꯦꯠꯇꯒꯤ ꯂꯨꯍꯣꯡꯕꯒꯤ ꯀꯪꯂꯥ ꯀꯕꯣꯛꯇꯣ ꯄꯦꯀꯦꯠ ꯑꯃ ꯂꯧꯊꯣꯛꯑꯒ ꯄꯤꯔꯛꯏ ꯑꯁꯦ ꯅꯪꯒꯤ ꯀꯕꯣꯛꯅꯤ ꯉꯁꯥꯏ ꯌꯦꯜꯂꯛꯄꯗꯣ ꯑꯩꯅ ꯅꯪꯒꯤ ꯄꯨꯔꯛꯄꯅꯤ ꯄꯨꯔꯦꯝꯕꯤ ꯃꯌꯥ ꯑꯄꯣꯕꯗꯣ ꯈꯤꯇꯪ ꯎꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯪ ꯁꯨꯝ ꯆꯥꯔꯁꯨ ꯌꯥꯕꯁꯤꯕꯨ ꯑꯩꯁꯨ ꯆꯥꯏ ꯑꯩꯅ ꯑꯃꯃꯝ ꯌꯦꯟꯕꯗꯣ 2 ꯂꯧꯔꯛꯄ ꯑꯔꯥꯡꯕꯝꯅ ꯆꯩꯔꯛꯇ꯭ꯔꯣ ꯑꯗꯨꯗꯤ ꯆꯩꯔꯛꯇꯦ ꯑꯗꯣ ꯑꯩꯅ ꯈꯨꯠ 2 ꯇꯤꯡꯊꯣꯛꯄꯗꯨꯗ ꯃꯤ ꯑꯃꯗꯤ ꯀꯅꯥꯒꯤꯅꯣ ꯍꯪꯉꯤ ꯑꯗꯨꯗꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯨꯝꯃꯤ ꯖꯒꯠ ꯉꯥꯟꯕ ꯋꯥꯗꯤ ꯉꯥꯡꯗ ꯊꯕꯥꯛ ꯃꯄꯥꯗꯨꯗ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ ꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯌꯥꯎꯔꯤ ꯍꯥꯏꯔꯝꯃꯤ ꯄꯨꯔꯦꯝꯕꯤꯗꯤ ꯑꯗꯨ ꯇꯥꯔꯒ ꯅꯣꯛꯊꯣꯛꯂꯛꯏ ꯃꯥꯗꯤ ꯖꯒꯠ ꯉꯥꯟꯕꯗ ꯄꯤꯔꯛꯄꯗꯣ ꯄꯨꯔꯛꯏꯔ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒ 2 ꯂꯧꯔꯛꯄꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯑꯗꯨꯒ ꯃꯥꯒꯤ ꯏꯆꯝ ꯆꯝꯖꯕ ꯑꯃꯨꯛ ꯑꯉꯥꯡ ꯃꯝꯕ ꯃꯇꯧꯁꯤꯒ ꯑꯗꯣ ꯑꯩ ꯆꯪꯉꯒꯦꯀꯣ ꯑꯩꯁꯨ ꯏꯃꯥ ꯂꯥꯛꯑꯅꯦꯕ ꯑꯗꯣ ꯆꯥꯛꯀꯧꯕ ꯌꯥꯎꯗꯣꯏ ꯅꯠꯇ꯭ꯔꯣ ꯄꯨꯔꯦꯝꯕꯤ ꯖꯒꯠ ꯉꯥꯟꯕꯒꯤ ꯃꯇꯧꯗꯨꯗ ꯃꯥꯁꯨ ꯍꯥꯏꯖꯤꯜꯂꯛꯏ ꯆꯠꯇꯣꯏꯅꯤ ꯀꯩꯅꯣ ꯃꯤ ꯃꯆꯨꯝ ꯇꯥꯛꯀꯤ ꯀꯦꯊꯔꯒ ꯉꯁꯥꯏ ꯕꯣꯔ ꯃꯃꯥꯟꯅꯕ ꯃꯁꯛ ꯐꯖꯕ ꯃꯌꯥꯝ ꯂꯥꯛꯏꯗꯣ ꯂꯦꯝꯅ ꯊꯥ ꯌꯥꯄꯣꯟꯇꯦ ꯄꯨꯔꯦꯝꯕꯤꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯛꯑꯝꯃꯒ ꯆꯪꯈ꯭ꯔꯦ ꯖꯒꯠ ꯉꯥꯟꯕꯁꯨ ꯑꯋꯥꯏ ꯇꯥꯅ ꯋꯥꯗꯣ ꯈꯟꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯌꯥꯔꯦ ꯍꯦꯛ ꯕꯣꯔ ꯃꯃꯥꯟꯅꯕꯒ ꯌꯦꯡꯉꯝꯕꯗ ꯌꯦꯡꯉꯨ ꯑꯅꯤꯗꯨꯕꯨ ꯂꯣꯟꯅ ꯁꯦꯟꯅꯔꯤꯕ ꯆꯟꯗ꯭ꯔ ꯁꯠ ꯆꯪꯁꯤꯜꯂꯛꯑꯒ ꯕꯣꯔ ꯃꯃꯥꯟꯅꯕꯒ ꯑꯃꯨꯛ ꯐꯨꯔꯨꯅꯤꯀꯣ ꯋꯥ ꯑꯃꯨꯛ ꯊꯣꯛꯅꯗꯅꯕ ꯖꯒꯠ ꯉꯥꯟꯕ ꯈꯪꯌꯦꯡ ꯌꯦꯡꯉꯛꯏ ꯈꯪꯕꯣꯏ ꯀꯩꯑꯣꯏ ꯅꯪꯅ ꯀꯗꯣꯝꯗꯒꯤ ꯆꯨꯔꯥꯟ ꯊꯥꯕ ꯌꯥꯝ ꯃꯟꯁꯤꯜꯂꯛꯏ ꯆꯟꯗ꯭ꯔ ꯏꯕꯣ ꯅꯪ ꯍꯦꯔꯥ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯁꯦꯟꯅꯕꯤꯔꯒ ꯑꯩꯕꯨ ꯑꯗꯨꯒꯨꯝꯕ ꯀꯩ ꯁꯦꯟꯅꯔꯤꯕ ꯅꯪꯗꯤ ꯌꯦꯅꯈꯥꯁꯩ ꯃꯤꯅ ꯐꯥꯎꯔꯒ ꯆꯠꯀꯦ ꯍꯥꯏꯕ ꯈꯨꯗꯤꯡ ꯍꯧꯖꯤꯛ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯂꯥꯏꯔꯦꯝꯕꯤ ꯊꯣꯛꯏ ꯒꯦꯠꯂꯣꯝꯗ ꯆꯠꯂꯣꯅ ꯊꯥꯗꯣꯛꯄꯤꯔꯤꯅꯤ ꯈꯪꯉꯕꯣ ꯏꯃꯥꯎ ꯏꯇꯥꯎꯗꯅꯤꯍꯦ ꯀꯩ ꯆꯥꯅꯤꯡꯒꯦ ꯉꯁꯥꯏ ꯌꯦꯜꯂꯛꯄ ꯀꯪꯂꯥ ꯀꯕꯣꯛꯇꯣ ꯖꯒꯠ ꯉꯥꯟꯕ ꯆꯟꯗ꯭ꯔꯅ ꯂꯣꯏꯅ ꯎꯍꯧꯔꯝꯃꯅꯤ ꯈꯟꯅ ꯄꯤꯁꯨꯝꯗ ꯁꯛꯆꯤꯜꯂꯛꯑꯒ ꯑꯗꯨꯗꯤ ꯌꯥꯎꯗ꯭ꯔꯦ ꯏꯇꯥꯎ ꯆꯨꯔꯥꯟ ꯊꯥꯕ ꯑꯩꯗꯤ ꯁꯪꯁꯥꯔ ꯑꯃꯅꯤ ꯎꯔꯤꯕꯁꯦ ꯉꯁꯤꯗꯤ ꯂꯩꯀꯥꯏꯗꯤ ꯀꯣꯏꯔꯒ ꯌꯦꯅꯈꯥꯗ ꯗꯦꯇꯤꯡ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯀꯪꯂꯥ ꯀꯕꯣꯛꯅꯤꯒꯤ ꯋꯥ ꯍꯥꯏꯁꯤꯗꯤ ꯑꯩꯗꯤ ꯍꯌꯦꯡꯋꯥꯏ ꯅꯆꯥꯅꯁꯨꯗꯒ ꯋꯥꯔꯤ ꯂꯤꯕꯤꯌꯨꯀꯣ ꯂꯤꯂꯥ ꯗ꯭ꯔꯃꯥꯒꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯋꯥꯔꯤꯗ ꯃꯨꯟꯗꯧꯔꯤꯕꯅꯤ ꯃꯇꯝ ꯈꯔꯗꯤ ꯍꯧꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯄꯨꯔꯦꯝꯕꯤ ꯍꯣꯁꯇꯦꯜꯗ ꯂꯩꯔꯕꯅꯤꯅ ꯃꯄꯥ ꯑꯆꯧꯕꯅ ꯍꯣꯇꯦꯜꯗꯣ ꯈꯔ ꯌꯦꯡꯕ ꯆꯠꯂꯤ ꯐꯖꯅ ꯍꯥꯡꯕ ꯌꯥꯅꯕ ꯑꯋꯥꯠ ꯑꯄꯥ ꯁꯦꯝꯖꯤꯟꯕ ꯃꯦꯝꯊꯣꯏꯁꯨ ꯃꯄꯨꯔꯣꯏꯕꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯣ ꯈꯔꯗꯤ ꯌꯥꯎꯔꯤ ꯃꯃꯥ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯐꯖꯔꯗ꯭ꯔꯥ ꯆꯥꯎꯗ꯭ꯔꯦ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜꯁꯦ ꯆꯥꯎꯕꯨꯗꯤ ꯆꯥꯎꯏ ꯃꯣꯏ ꯕꯕꯥ ꯑꯗꯣ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯖꯗꯦ ꯃꯦꯝꯊꯣꯏ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯂꯛꯑꯒ ꯍꯥꯏꯔꯛꯏꯕꯅꯤ ꯍꯥꯏꯕ ꯑꯆꯧꯕꯅ ꯈꯪꯉꯤ ꯃꯃꯥ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯃꯅ ꯑꯃꯕꯨ ꯆꯤꯡꯊꯅꯕꯗ ꯍꯣꯠꯅꯩ ꯐꯒꯠꯄ ꯑꯐꯕ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯦ ꯃꯈꯣꯏꯒꯤ ꯈꯜꯂꯒ ꯀꯔꯤꯁꯨ ꯇꯧꯗꯅ ꯍꯤꯡꯒꯗꯧꯕ ꯅꯠꯇꯦꯅꯦ ꯆꯨꯝꯃꯤ ꯃꯣꯏ ꯕꯕꯥ ꯃꯤ ꯑꯃꯅꯕꯨ ꯐꯒꯠꯂꯛꯑꯕꯗꯤ ꯂꯩꯀꯥꯏꯗꯒꯤ ꯍꯧꯔꯦ ꯂꯩꯀꯥꯏꯒ ꯇꯣꯛꯈ꯭ꯔꯣ ꯑꯩꯒꯤ ꯏ ꯃꯔꯤꯅ ꯐꯥꯎꯕ ꯌꯦꯡꯁꯤꯟꯅꯩ ꯑꯗꯨꯅ ꯑꯩꯗꯤ ꯃꯤꯑꯣꯏꯕꯒꯤ ꯅꯛꯅ ꯂꯩꯅꯕ ꯃꯔꯤ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤꯁꯦ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯗꯨꯒꯤ ꯈꯜꯂꯒ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯕꯅ ꯍꯦꯟꯅ ꯐꯔꯦꯕꯨ ꯈꯜꯂꯛꯏ
ꯑꯗꯨꯗꯤ ꯀꯥꯏꯗ ꯌꯥꯔꯗꯒꯦ? ꯑꯩꯈꯣꯏꯅ ꯐꯒꯠꯂꯛꯄꯗ ꯌꯦꯡꯁꯤꯜꯂꯤꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯍꯦꯟꯅ ꯅꯛꯂꯛꯀꯗꯣꯏꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯆꯥꯎꯊꯣꯛꯄ ꯉꯝꯂꯕ ꯀꯥꯟꯗ ꯃꯇꯝꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯈꯥꯡꯕ ꯇꯥꯏ꯫ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯗ ꯃꯦꯝꯊꯣꯏ ꯑꯣꯇꯣ ꯄꯥꯔꯀꯤꯡ ꯌꯧꯔꯦ꯫ ꯑꯆꯧꯕꯅ ꯊꯤꯟꯕꯤꯔꯝꯂꯒ ꯃꯥꯁꯨ ꯐꯥꯔꯝ ꯍꯥꯎꯁꯇ ꯆꯠꯈ꯭ꯔꯦ꯫ ꯃꯦꯝꯊꯣꯏꯅ ꯃꯌꯨꯝ ꯌꯧꯔꯛꯑꯒ ꯅꯨꯡꯊꯤꯜ ꯋꯥꯏꯔꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯍꯦꯃꯥ ꯂꯥꯛꯏ꯫ ꯏꯃꯧ, ꯑꯩꯒꯤ ꯏꯃꯧ ꯂꯩ꯫ ꯍꯦꯃꯥ ꯃꯆꯤꯟꯗ ꯑꯃꯨꯛ ꯁꯣꯜꯂꯤ꯫ ꯏꯍꯦ, ꯏꯁꯦ, ꯏꯃꯧꯗꯤ ꯍꯣꯁꯇꯦꯜ ꯆꯪꯈ꯭ꯔꯦꯀꯣ? ꯍꯦꯃꯥꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯣ ꯃꯦꯝꯊꯣꯏꯅ ꯊꯣꯛꯂꯛꯄꯗ ꯎꯔꯤ꯫ ꯏꯆꯦ, ꯀꯩꯗꯧꯔꯒꯦ? ꯀꯥꯈꯠꯄꯤꯔꯛꯇ꯭ꯔꯗꯅ ꯁꯨꯃꯥꯡꯗ ꯁꯨꯝ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯕꯣ? ꯀꯔꯤꯁꯨ ꯇꯧꯗꯦꯗ, ꯏꯃꯧ ꯍꯣꯁꯇꯦꯜ ꯆꯪꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯍꯦꯛ ꯍꯦꯛ ꯀꯥꯎꯏ꯫ ꯕ꯭ꯔꯦꯟꯒꯁꯦ ꯐꯖꯅ ꯃꯜꯂꯕꯖꯥꯠꯅꯤ ꯃꯦꯝꯊꯣꯏ꯫ ꯍꯦꯃꯥ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯂꯛꯇꯨꯅ ꯊꯥꯔꯤꯕ ꯐꯤꯗꯥꯗꯨꯗ ꯐꯝꯊꯩ꯫ ꯃꯦꯝꯊꯣꯏꯁꯨ ꯃꯅꯥꯛꯇ ꯐꯝꯂꯩ꯫ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯃꯦꯝꯊꯣꯏ, ꯑꯩꯅ ꯉꯁꯤ ꯂꯥꯛꯏꯕꯁꯤ ꯋꯥꯔꯤ ꯑꯃ ꯍꯧꯗꯣꯛꯅꯤꯡꯗꯅ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯏꯆꯦ, ꯀꯔꯤ ꯋꯥ ꯑꯣꯏꯔꯕꯅꯣ? ꯃꯇꯝꯕꯨꯗꯤ ꯌꯥꯝ ꯆꯥꯗ꯭ꯔꯤ, ꯅꯣꯏꯅꯁꯨ ꯌꯥꯅꯤꯡꯈꯤꯔ ꯈꯪꯏ꯫ ꯑꯗꯨꯕꯨ ꯅꯪ ꯇꯥꯗꯅ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯄꯒ ꯏꯆꯥꯁꯨ ꯃꯇꯣꯝꯇ ꯑꯣꯏꯕꯒ ꯑꯩꯕꯨ ꯍꯦꯛꯇ ꯍꯥꯏꯔꯁꯤꯔꯅꯦ? ꯃꯦꯝꯊꯣꯏ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯨꯅ ꯏꯆꯦꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ ꯀꯩꯗꯧꯒꯦ? ꯑꯩꯈꯣꯏꯗꯤ ꯏꯆꯦ ꯅꯣꯏꯒꯤ ꯃꯈꯥꯗ ꯇꯥꯡꯖꯔꯤꯕꯅꯤ, ꯀꯔꯤꯒꯤ ꯌꯥꯅꯤꯡꯂꯣꯏ ꯍꯥꯏꯕꯒꯤꯅꯤ ꯏꯆꯦ? ꯍꯣꯏꯗ ꯃꯦꯝꯊꯣꯏ, ꯋꯥꯔꯤꯁꯦ ꯃꯇꯥꯡ ꯆꯥꯗ꯭ꯔꯤꯕ ꯑꯣꯏꯔꯕꯁꯨ ꯑꯩ ꯍꯦꯛꯇ ꯍꯥꯏꯔꯒꯦ꯫ ꯏꯃꯧꯒꯤ ꯑꯦꯝꯑꯦꯗꯣ ꯍꯟꯗꯛ ꯂꯣꯏꯔꯅꯤ ꯍꯥꯏ꯫ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯏꯆꯦ ꯃꯪꯒꯣꯜ ꯀꯥꯔꯛꯑꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯦꯝꯊꯣꯏꯗꯤ ꯑꯆꯧꯕꯒꯤ ꯊꯕꯛꯀꯤ ꯀꯩꯒꯤ ꯑꯇꯩ ꯑꯣꯏꯔꯣꯏ ꯈꯟꯗꯨꯅ ꯏꯌꯥꯡ ꯌꯥꯡꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯈꯟꯗꯣꯏꯔꯥ, ꯃꯊꯥ ꯁꯥꯟꯕ ꯄꯥꯎꯅꯤ ꯍꯥꯏꯗꯣꯏꯔꯥ? ꯃꯥ ꯈꯨꯗꯛꯇꯨꯗ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯗ꯭ꯔꯦ꯫ ꯄꯨꯔꯦꯝꯕꯤ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯟꯕ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯑꯗꯨꯒ ꯖꯒꯠ ꯉꯥꯟꯕꯅꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡꯅꯤꯅ ꯍꯌꯦꯡ ꯑꯉꯥꯡ ꯑꯣꯏꯅ ꯂꯨꯍꯣꯡꯕꯤꯔꯨꯔꯒ ꯃꯃꯤꯠ ꯉꯥꯎꯅꯕ ꯌꯥꯎꯅꯔꯛꯂꯕꯗꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯃꯦꯝꯊꯣꯏ ꯋꯥꯈꯜꯁꯤꯡꯗꯨ ꯈꯜꯂꯤꯉꯩ ꯉꯥꯏꯍꯥꯛ ꯃꯪꯂꯨꯔ ꯃꯥꯜꯂꯦ꯫ ꯍꯦꯃꯥꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯔꯤ꯫ ꯃꯦꯝꯊꯣꯏ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯏꯆꯦꯒꯤ ꯋꯥꯁꯤꯗ ꯑꯀꯥꯏꯕ ꯌꯥꯎꯔꯕꯣ? ꯑꯩꯗꯤ ꯄꯥꯝꯂꯤꯅꯦ, ꯉꯟꯅ ꯂꯨꯍꯣꯡꯕꯗꯣ ꯃꯁꯥ ꯃꯁꯥꯅꯁꯨ ꯈꯪꯅꯖꯔꯦ꯫ ꯏꯆꯦ, ꯑꯉꯥꯡ ꯃꯁꯥ ꯈꯪꯅꯖꯩ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯖꯩ꯫ ꯑꯗꯨꯗ ꯍꯩꯃꯥ, ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯌꯨꯅꯦ ꯅꯪꯕꯨ ꯏꯆꯦꯗ? ꯑꯗꯨꯗ ꯏꯆꯦ, ꯆꯍꯤꯁꯤꯗꯤ ꯈꯤꯇꯪ ꯅꯧꯃꯜꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯅꯅꯥꯎꯅ ꯈꯟꯖꯕ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯀꯤꯅꯕꯨ ꯏꯆꯦꯍꯣꯏꯒꯤ ꯏꯃꯨꯡꯕꯨ ꯌꯦꯡꯁꯤꯟꯕ ꯁꯦꯟꯅꯕ ꯍꯩꯒꯗ꯭ꯔꯅꯦ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯆꯦꯈꯣꯏꯒ ꯑꯩꯈꯣꯏꯒ ꯊꯥꯛ ꯌꯥꯝ꯫ ꯍꯦꯃꯥ ꯃꯦꯝꯊꯣꯏꯒꯤ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯦꯝꯊꯣꯏ, ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯈꯟꯒꯅꯨꯅꯦ ꯅꯪꯕꯣ꯫ ꯏꯆꯦꯗꯗꯤꯅꯦ ꯑꯆꯥ ꯑꯣꯏꯔꯝ ꯄꯤꯁꯛ ꯃꯆꯥ ꯋꯥꯡꯕ ꯅꯦꯝꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯩꯈꯣꯏꯕꯨ ꯇꯁꯦꯡꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯧꯕ ꯑꯗꯨꯅꯤꯅꯦ ꯄꯥꯝꯂꯤꯕꯁꯦ꯫ ꯑꯗꯨꯒ ꯆꯍꯤ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯕꯛꯀꯤꯅꯤ꯫ ꯀꯅꯥ ꯑꯃꯅ ꯊꯦꯡꯅ ꯄꯥꯟꯕꯁꯨ ꯌꯥꯎꯏ, ꯀꯅꯥ ꯑꯃꯅ ꯆꯍꯤ 15ꯗ ꯍꯦꯛ ꯇꯥꯕꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯒꯅꯦ ꯏꯃꯧꯅ ꯁꯣꯏꯗꯅ ꯍꯩꯒꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯌꯦꯡꯁꯤꯟꯕ ꯁꯦꯟꯅꯕ꯫ ꯑꯩꯅ ꯃꯕꯨꯛꯆꯦꯜꯁꯨ ꯐꯖꯅ ꯈꯪꯏ ꯏꯃꯧꯒꯤ꯫ ꯏꯆꯦ, ꯑꯩ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯅꯅꯥꯎ ꯈꯪꯖꯗ꯭ꯔꯦ꯫ ꯃꯄꯥ ꯂꯥꯛꯑꯒ ꯑꯩ ꯑꯃꯨꯛꯇ ꯈꯟꯅꯖꯔꯛꯑꯒꯦ꯫ ꯑꯩꯅ ꯏꯃꯧ ꯄꯨꯔꯦꯝꯕꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯔꯨꯔꯦ ꯃꯦꯝꯊꯣꯏ꯫ ꯑꯩꯁꯨ ꯈꯪꯏ ꯃꯈꯣꯏ ꯃꯇꯝ ꯋꯥꯠꯂꯤ꯫ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯅ ꯍꯦꯛꯇ ꯂꯥꯛꯏꯕꯁꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯕꯨ ꯅꯤꯡꯊꯤꯖꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯔꯤꯅꯣ ꯑꯄꯥꯝꯕ ꯆꯥꯅꯒꯗꯕ ꯊꯕꯛ ꯑꯃꯁꯨ ꯇꯧꯍꯟꯅꯕ ꯅꯪ ꯇꯥꯗ ꯏꯕꯥꯅꯤꯗꯤ ꯋꯥꯔꯤ ꯂꯣꯏꯁꯤꯟꯅꯔꯤ꯫ ꯍꯦꯃꯥꯗꯤ ꯋꯥ ꯍꯥꯏꯕꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛꯁꯨ ꯃꯇꯣꯝꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯅꯣꯛꯆꯔꯤ꯫ ꯃꯦꯝꯊꯣꯏꯒꯤ ꯏꯃꯨꯡ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕꯗꯒꯤ ꯍꯧꯔꯒ ꯃꯊꯪ ꯑꯇꯩ ꯃꯌꯥꯝꯁꯤ ꯈꯜꯂꯨꯕꯗ ꯃꯥꯗꯤ ꯅꯣꯛꯁꯤ ꯀꯗꯥꯏ ꯅꯣꯛꯂꯣꯏꯁꯤ ꯀꯗꯥꯏ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯍꯦꯃꯥ ꯑꯇꯩ ꯈꯔꯁꯨ ꯍꯥꯏꯔꯝꯂꯒ ꯍꯔꯥꯎ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯍꯧꯔꯤꯕ ꯃꯦꯝꯊꯣꯏꯗꯤ ꯍꯔꯥꯎꯐꯝꯁꯨ ꯈꯪꯗ꯭ꯔꯦ꯫ ꯑꯃꯔꯣꯝꯗꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ, ꯑꯇꯥꯡꯕꯅꯤ꯫ ꯃꯅꯦꯝ ꯃꯀꯨꯅ ꯑꯁꯨꯝꯅ ꯄꯥꯝꯖꯕ ꯏꯃꯨꯡꯗ ꯊꯨꯡꯂꯨꯒꯗꯧꯕ,
ꯍꯦꯛꯇ ꯐꯪꯒꯦ ꯍꯥꯏꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯌꯨꯝ ꯀꯩ ꯁꯦꯜ ꯊꯨꯝꯒꯤ ꯅꯠꯇꯅ ꯅꯤꯡꯉꯣꯜ ꯂꯩꯕꯤꯁꯤꯡꯒꯤ ꯃꯄꯣꯛꯇꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃꯅꯤ ꯁꯤꯁꯨ ꯃꯦꯝꯊꯣꯏ ꯍꯦꯃꯥꯅ ꯄꯨꯔꯦꯝꯕꯤꯕꯨ ꯁꯤ ꯌꯧꯅ ꯅꯨꯡꯁꯤꯕꯤꯕꯁꯤ ꯎꯔꯨꯕꯗ ꯃꯤꯠꯂꯨ ꯑꯅꯤꯗꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯄ ꯈꯪꯍꯧꯗꯦ ꯃꯥꯅ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯋꯥꯔꯤ ꯑꯃꯗ ꯅꯤꯡꯁꯤꯡꯂꯛꯏ ꯑꯆꯧꯕ ꯈꯨꯗꯩꯗꯨꯒ ꯃꯣꯖꯥ ꯐꯨꯔꯤꯠꯇꯨꯒ ꯆꯥꯛ ꯆꯥꯕ ꯆꯪꯉꯛꯏ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯉꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯆꯪꯂꯛꯄꯗ ꯑꯣꯏꯔꯝꯃꯤꯕ ꯆꯥꯛꯈꯨꯝꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯥ ꯆꯞ ꯂꯦꯞꯄꯒ ꯌꯦꯡꯉꯤ ꯃꯦꯝꯊꯣꯏꯅ ꯆꯥꯛꯈꯨꯝꯒꯤ ꯌꯨꯝꯊꯛ ꯑꯍꯣꯕꯁꯤꯡꯗꯒꯤ ꯌꯨꯔꯛꯂꯤꯕ ꯅꯣꯡꯁꯤꯡꯗꯨ ꯆꯥꯛꯈꯨꯝꯒꯤ ꯀꯣꯜꯂꯤꯛ ꯑꯔꯤꯕ ꯃꯈꯩ ꯄꯨꯊꯣꯛꯇꯨꯅ ꯌꯥꯅꯕ ꯏꯁꯤꯡ ꯇꯥꯔꯛꯂꯤꯕ ꯃꯄꯥꯁꯤꯡꯗꯨꯗ ꯊꯝꯅꯕ ꯆꯥꯛꯈꯨꯝꯗꯨꯗ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯜꯂꯤ ꯑꯆꯧꯕ ꯌꯦꯡꯅ ꯌꯦꯡꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯅꯪꯁꯦ ꯂꯥꯏꯕꯛ ꯊꯤꯔꯦꯀꯣ ꯃꯦꯝꯊꯣꯏ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯒꯤ ꯅꯪꯒꯤ ꯑꯅꯧꯕꯒꯤ ꯐꯤꯖꯣꯜꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯕ ꯆꯥꯛ ꯐꯥꯎꯕ ꯊꯣꯡꯕ ꯐꯪꯍꯟꯗ꯭ꯔꯦ ꯃꯦꯝꯊꯣꯏꯅ ꯇꯧꯔꯤꯕꯗꯣ ꯑꯆꯧꯕꯁꯨ ꯆꯪꯁꯤꯟꯗꯨꯅ ꯌꯥꯎꯁꯤꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯃꯦꯝꯊꯣꯏꯗꯣ ꯌꯥꯝ ꯍꯪꯒꯣꯏꯅ ꯀꯣꯏꯅ ꯍꯥꯏꯖꯔꯛꯏ ꯑꯁ ꯂꯣꯏꯅ ꯆꯠꯄ ꯇꯥꯔꯦ ꯅꯪꯁꯨ ꯆꯣꯠꯂꯤꯁꯤꯗꯤ ꯃꯦꯝꯊꯣꯏ ꯁꯠ ꯆꯪꯁꯤꯜꯂꯛꯑꯒ ꯑꯆꯧꯕꯗꯒꯤ ꯀꯣꯝꯄꯥꯛ ꯃꯆꯥꯗꯨ ꯃꯜꯂꯤ ꯑꯗꯨꯒ ꯁꯤꯗꯤ ꯑꯩ ꯇꯧꯔꯒꯦ ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯄꯤꯔꯨꯔꯣ ꯁꯤ ꯍꯥꯏꯔꯒ ꯃꯦꯝꯊꯣꯏ ꯆꯥꯛꯈꯨꯝꯗꯨꯒꯤ ꯅꯣꯡ ꯌꯨꯗꯕ ꯃꯆꯤ ꯑꯃꯗ ꯆꯥꯐꯝ ꯁꯦꯝꯂꯒ ꯊꯝꯃꯤ ꯑꯆꯧꯕ ꯊꯃꯣꯏꯗꯗꯤ ꯑꯋꯥꯕ ꯄꯣꯛꯂꯕꯁꯨ ꯃꯦꯝꯊꯣꯏꯅ ꯁꯦꯝꯂꯤꯕ ꯆꯥꯛꯇꯣ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯕ ꯆꯪꯅꯕ ꯐꯝꯊꯔꯛꯏ ꯑꯆꯧꯕ ꯊꯃꯣꯏꯗꯗꯤ ꯑꯋꯥꯕ ꯄꯣꯛꯂꯕꯁꯨ ꯃꯦꯝꯊꯣꯏꯅ ꯁꯦꯝꯂꯤꯕ ꯆꯥꯛꯇꯣ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯅꯕ ꯐꯝꯊꯔꯛꯏ ꯑꯆꯧꯕꯅ ꯆꯥꯛꯇꯣ ꯍꯦꯛ ꯍꯨꯛꯀꯦ ꯇꯧꯕꯒ ꯑꯆꯧꯕꯕꯨ ꯌꯣꯛꯄꯤꯔꯛꯄ ꯃꯃꯥꯗꯣ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯩ ꯑꯆꯧꯕ ꯑꯩꯒꯤ ꯆꯦꯡꯐꯨꯗ ꯆꯦꯡ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦꯅꯦ ꯑꯆꯧꯕ ꯆꯥꯛ ꯍꯨꯛꯀꯦ ꯇꯧꯔꯝꯕꯗꯣ ꯊꯥꯡꯊꯈ꯭ꯔꯦ ꯁꯥꯟꯇꯤ ꯃꯦꯝꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯩ ꯅꯪ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯆꯪꯉꯝꯕ꯭ꯔꯥ ꯈꯨꯝꯃꯣ ꯆꯪꯉꯝꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯦꯝꯊꯣꯏ ꯀꯤꯅ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯈꯨꯝꯃꯛꯏ ꯆꯪꯉꯝꯃꯤ ꯏꯃꯥ ꯁꯥꯟꯇꯤ ꯃꯦꯝꯊꯣꯏꯗ ꯈꯨꯐꯥꯡꯅ ꯑꯃꯨꯛꯇꯪ ꯊꯥꯏ ꯑꯗꯨꯒ ꯑꯩꯅ ꯅꯪ ꯀꯌꯥꯔꯛ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯏꯃꯥ ꯀꯧꯔꯛꯀꯅꯨ ꯀꯅꯥꯒꯤ ꯏꯃꯥ ꯑꯩꯕꯨ ꯅꯪ ꯄꯣꯛꯄ꯭ꯔꯣ ꯃꯤꯒꯤ ꯆꯦꯡꯐꯨꯗꯒꯤ ꯆꯦꯡ ꯐꯥꯎꯕ ꯍꯨꯔꯥꯟꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯉꯝꯕꯤ ꯅꯔꯝ ꯆꯠꯇꯨꯅꯅꯦ ꯑꯩꯅ ꯆꯥꯛꯈꯨꯝ ꯑꯃꯟꯕꯁꯤꯗ ꯊꯝꯂꯤꯕꯁꯦ ꯅꯪ ꯂꯧꯔꯨꯕꯗꯒꯤ ꯏꯆꯥꯁꯤꯁꯨ ꯌꯥꯎꯔꯦꯗꯅ ꯋꯥꯕ ꯏꯃꯥ ꯑꯩꯅ ꯆꯦꯡꯗꯨ ꯂꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯁꯥꯟꯇꯤ ꯑꯃꯨꯛꯀꯁꯨ ꯃꯦꯝꯊꯣꯏꯕꯨ ꯐꯨꯒꯤ ꯇꯧꯏ ꯑꯆꯧꯕꯅ ꯆꯪꯁꯤꯟꯗꯨꯅ ꯈꯥꯝꯃꯤ ꯏꯃꯥ ꯈꯨꯗꯤ ꯊꯥꯕꯤꯒꯅꯨ ꯁꯥꯟꯇꯤ ꯑꯆꯧꯕꯗꯁꯨ ꯑꯣꯟꯁꯤꯟꯗꯨꯅ ꯑꯆꯧꯕ ꯅꯪꯕꯨ ꯑꯩꯅ ꯏꯕꯨꯛ ꯊꯣꯛꯀꯤ ꯏꯆꯥꯒꯨꯝꯗꯤ ꯌꯣꯛꯂꯛꯈꯤꯕꯅꯤꯀꯣ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯏꯃꯥꯒꯤ ꯅꯤꯡꯕ ꯊꯨꯒꯥꯏꯔꯝꯂꯦ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯃꯥꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯣ ꯂꯥꯏꯔ ꯆꯨꯗꯅꯕ ꯂꯩꯀꯣꯜꯒꯤ ꯂꯩꯔꯥꯡꯗꯤ ꯑꯩꯈꯣꯏ ꯏꯪꯈꯣꯜꯒꯤ ꯂꯥꯏꯁꯪꯗ ꯀꯠꯅꯤꯡꯗꯦ ꯑꯗꯨꯒ ꯅꯪꯒꯤꯁꯨ ꯅꯥꯆꯣꯝ ꯑꯣꯏꯍꯟꯅꯤꯡꯗꯦ ꯁꯥꯟꯇꯤ ꯑꯁꯥꯎꯕꯗꯣ ꯈꯤꯇꯪ ꯇꯞꯊꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯤ ꯅꯪꯒꯤꯗꯤ ꯏꯃꯥꯅ ꯍꯥꯏꯕ ꯗꯣꯛꯇꯔꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯗꯨ ꯍꯥꯏꯅꯔꯕꯅꯤꯅꯦ ꯅꯪ ꯃꯥ ꯂꯧꯔꯕꯗꯤ ꯏꯃꯥꯅꯁꯨ ꯅꯪꯒꯤ ꯁꯔꯨꯛ ꯈꯥꯏꯕꯤꯅꯤ ꯑꯗꯒꯤ ꯏꯃꯧ ꯅꯨꯄꯤꯗꯨꯅꯁꯨ ꯍꯩꯊꯥꯈꯩ ꯄꯨꯔꯛꯑꯅꯤ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯃꯔꯟ ꯃꯊꯨꯝ ꯍꯥꯏꯔꯦ ꯆꯤꯡꯃꯨꯛ ꯄꯩꯔꯤꯕꯅꯤꯅꯦ ꯁꯥꯟꯇꯤꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯃꯦꯝꯊꯣꯏ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯄꯤꯗꯨꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ ꯑꯆꯧꯕꯁꯨ ꯃꯦꯝꯊꯣꯏꯒꯤ ꯃꯇꯧꯗꯨꯗ ꯌꯨꯝꯁꯨ ꯊꯥꯗꯣꯛꯂꯒ ꯆꯠꯄꯅ ꯐꯔꯅꯤ ꯈꯜꯂꯛꯏ ꯏꯃꯥ ꯑꯩ ꯂꯟ ꯊꯨꯝ ꯄꯥꯝꯖꯗꯦ ꯏꯃꯥꯅ ꯅꯆꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯝꯂꯕꯗꯤ ꯃꯦꯝꯊꯣꯏꯕꯨꯁꯨ ꯏꯃꯧꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯂꯝꯒꯗꯕꯅꯤ ꯁꯥꯟꯇꯤ ꯍꯦꯟꯅ ꯁꯧꯒꯠꯂꯛꯏ ꯑꯆꯧꯕꯅ ꯃꯥꯒꯤ ꯋꯥꯗ ꯌꯥꯔꯛꯇꯕꯗꯨꯗ ꯀꯔꯤ ꯑꯩꯅ ꯅꯪꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯣꯛꯂꯛꯄꯒꯤ ꯃꯍꯩꯔꯥ ꯅꯪꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯃꯤꯕ ꯀꯩ ꯃꯆꯥ ꯆꯥꯎꯅꯕꯨ ꯌꯣꯛꯂꯛꯂꯒ ꯃꯄꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯤꯛꯄ ꯁꯥꯏ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯃꯐꯝꯁꯤꯗꯁꯨ ꯂꯩꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯑꯣꯏꯕ ꯂꯟꯊꯨꯝ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯑꯩꯅ ꯄꯤꯔꯣꯏ ꯅꯪꯒꯨꯝꯕ ꯏꯃꯥ ꯊꯦꯡꯅꯔꯨꯕ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯊꯤꯔꯕꯅꯤ ꯏꯄꯥꯁꯨ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗꯕꯅꯤ ꯑꯗꯨꯒ ꯏꯃꯥꯁꯨ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯆꯧꯕ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯊꯃꯣꯏꯗꯨ ꯆꯥꯛꯄꯅ ꯍꯦꯜꯂꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯁꯥꯒꯩ ꯂꯩꯇꯕ ꯃꯆꯥꯅꯤꯁꯨ ꯍꯥꯏꯖꯁꯅꯨ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯒꯤ ꯍꯧꯔꯛꯐꯝꯗ ꯑꯣꯏꯅ ꯂꯩꯔꯨꯒꯦ ꯑꯁꯨꯝꯅ
नुमितमक्तुदगी अचौबना मयुम थादोकलमलगा मेमथोइबु ममागी मपामदा पुदुना चटखि मबोक पुना लेमिनारंबने अदुबु मबोकतुसु इकुइकुइदना अदुमक मखोइबु थादोकलमले असमना अचौबना लमदुगी अचौब चेकोन अमदा थबक याउखि चेकोन अदुना मिरनगिनी ममा मपाना वातापादना थंबिरंबदगी मिलन सेक्सिना सेनादुना चौथोरकलिबने नोंमु मिलनना अचौबगी थमोइ सेंबा चमजबा मतौदुदा मागी फ्रम हाउस सेनाबगी थबकतु तहनखिबने मेमथोइ मांगोलदुदा फना कुइना कपले हौखिबा ममांगी पुसिगी वारीबु निंगसिंगदुना ब्लैक व्हाइट ता अपिकपा फ्रेम अमा चंदुना थेलिबा मबोकी फोटोदुसो येंगनेंगना कपली मेमथोइना अहल लेमिनाबदा नुक्सिना लोइना बिरंबा हाइरमदि मबोक खक्तनानि अदुगा ngasi हेमागी मतौदुदा अमुसु थमोइदो पेंजबा फाउरे मागी मंगाउ थिरबी मचानुपी सिदि मराइबु फबी ओयनी खना मेमथोइ मांगोलदुदा फना कुइना कपले हौखिबा ममांगी पुसिगी वारीबु निंगसिंगदुना ब्लैक व्हाइट ता अपिकपा फ्रेम अमा चंदुना थेलिबा मबोकी फोटोदुसो येंगनेंगना कपली मेमथोइना अहल लेमिनाबदा नुक्सिना लोइना बिरंबा हाइरमदि मबोक खक्तनानि अदुगा ngasi हेमागी मतौदुदा अमुसु थमोइदो पेंजबा फाउरे मागी मंगाउ थिरबी मचानुपी सिदि मराइबु फबी ओयनी खना मतमसु खंगाउदे जगत nganbso अरैबा सेमेस्टर की एग्जाम यौसले लाइक ngahak yenguраga फोन दु लामगा WhatsApp ता चंगे अदुगा पुरेंबेगी चाटा चंगदुना टेक्स्ट अमा थाई तारिबो जगत nganba पुरेंबेगी रिप्लाई ngai याक्ति हलक्ट्रे जगत nganba अमुका सु थाजली ताररोइद्रो पुरेंबे हंदक्ति हले ताई ताई आई सिंजु सुनाबा सेमोबा सिंजुने हेना लुबगी वारो अदुगैना सिंजु तोइना चागनु हाइबा नत्रो तोइना चाद्रे ngarang ngasiga aduga hayenga charaga toge adudi nungtigi natine purengi fagi tawre ine boki manakta leirakanda toge aigi nakta di lerodro nane boka adum leyadoro yare nangso exam kuidraba natra lari paro bungo macha ai nangi bungo nate napure boy dorabane ado invitation card to khalaba aidi am khale Nabi se nang na dum oira kera koino ayi su khan bigai kaino ai tha ki ko azabriu puren bigi message to lingja la changkhom bigana maning dagi tamini yengdun leirambado jagat ngan bigi wari du da ani do khang mangam dana nokthori puren bi do khapre khangi nakong ani gi maya du da khang noklak pa da oi ma khange yongna wani mina kong mes da changkhom bi da nok na Noi na pina khala po invitation card sing se yam phajai ne lingzal na so mi gidi na pina ha na khane hai aduga noi gidi nangi abunga machana khandok polakre puren bisunok thore ahom na noklingai puren bida text amaga salai puren bi jagat ngan bagi oiram gani khana sasat phone do hangdu yengi adobo makalamna migu kharagi mamangda noksaram mi mai thongdo maksin khiba khangaude changkom biga lingjangaso puren bigi mongduda kaidar ki haina phone yengi iri message da save leba number sunate message ki waronda puren be nangna trabadi aigi mateng pangbi bangamba kana sule eroi nangna aigi tengamu ta pangbiyo nubi oi be ki awa basa nubi oi bi nangna di soidina khangbigani puren bidi message to da mangre karino magyan tab sungamre ani deso puren bida mugyen makhoi ani amuk yengna matam natana I haurakpa muna pairaktuna haitharakpa tamthiraba nongli lakta humduna puba komi kizai hairabade akibabu mangkhigadra lakanu hairabade ahongba nangbo lakloidabra
Purimbi mangduna leplingay Mrs. Tharakliba number-dudagi call ay. Purimbi su mangambadagi ring-duda gyalay aduga call-du paikali. Lingzalga changkhombiga su tingak-tingak yengi Purimbi-da. Nupi amagi tanik-laba khonjalda. Purimbi, nang na igi tingse amukta pangbiyo. Ay nangamba kari matingno. Aduga somna kanano. Ay khangba ngamsadre. Nang kay ka amukta unase. Ay buso nang nasa khangba mini. Nang hostel da lady hay buse. Ay khangi. Ay oina la sulak jagi. Purimbi tarakliba hayrakliba mayamdo mangumle. Sida sum hayba yamba oiradi haybiro. Ay hore lake. Nang get powder class loiraga thokpiro. Navida wasti hayramnaga call du kakre. Purimbi di amukso tingnare kanano hayna. Kari karamba matingno Purimbi na pangbangamni hayribasi. Madu khanbada maso bhapmen tadre. Lingjelna. Kaino Purimbi? Masak su taklamdana unase haisibo. Haisu khangde. Horen yengage. Changkhombina. Kibu kirida. Dupi mana nang phadabe tawri chalo. Lingjelna khuning na kaktilaga. Tanza se nang su mi hena pakhalani. Horen class loiraga ai thorage. Changkhombina. Natam thoke hairo. Purimbi nupi oirabasu warido gyan tabas natri ekhoi siyawge. Somda jagat nganbana college thalaga MU da jatluse haina Chandraga sanarembaga da hawi. Chandrana nayumda lakto kuidrabado. Hauzik lakto budi natidana chumna sum ahal sing haina bakaktane. Sanarembana haina nido laknaba natro. Mongol kar ani haiduri JCK gi exam loibaga. Toto ekhoi sanarembana khangdaba leitabani JCK gi maramda. Borido pa nangonda-gidi maana hena khangi. Isen oidawribane adubadi ibai kaunaba sem saro na ibani mo. Balo he. Imanabadagi ibai kaudeba. Ngamoy ming adum kauni. Ming kau soibase sa nga ni yengthi habani ko. Ahomdo class loiraga kaithanandagi Purimbi na pamsaba bora singjo chini hainga aduga bakery gi ati kharaga leibire. Biscuit da Eska potato ga so yauri. Jagat ngamba Purimbi da lake haina hana haidabida. Purimbi na pamjaba singdo ningsing khadi leire. Aduga MU rom da lai humdo. Ahom da MU get yobuga jagat ngamba Purimbi da call dawri. Pakhelaktre. Hanjin try dawda so pairaktre. Aduga Purimbi pairaktraba so jagat ngamba wakhando karisu thoina khanchilode. Adugo ahom da ngairakliba phanadi koisile. Jagat nganbaso Purimbi na call pairak mandabadada Chandra Changkhombi da tawna bahari. Chandra, nui Changkhombi da amta tawraga hangu. Masu ngasi mayum thokibani. Moye buki pure hairnina. Jagat nganbaso pailita phana kuina ngairi. Ngahak leraga Lingchando mamanabi atopa amaga tholakpa uduna jagat ngambana kawi. Chilingjan. Lingjalsa kawrakliba domda onthori. Jagat ngamba oirambadada Maso jagat ngamba hana leiriba domda changli. Jagat nganba nang haure matagu. Chilingja madi. Ma ngasai class halakpadagi makok chiena leihawbani. Masangam jabo narabo. Nadi ngarang do khitang thengna tumme ikhoi adugini. Purimbi na phone paidre haiba Lingjel su khangibani. Aduna Purimbi na hana wamen khrabani. Jagat ngamba so pailita asapoto Lingjel da piramaga hale. Aduba ma khitang di nungaitre. Ataigi nate Purimbi makok sikhawi haibadu waribani. Lingjel su rum jangaltuna Purimbi da jagat ngamba na piramba asapot singdapi. Aduba Purimbi di chahare haina lekre. Purimbi kaitarage hayo. Nangna jagatta nangi maramda hangaso kemta haigano hai. Aduga ngasai nupiduna hairi mayamdo karino haibaso aikhoida phajana haide. Lingjel ibani se oiredabada matam manghalini. Ai isani isagi matam manghanjabane. Nupi oibe aikhoise pangtra Lingjel. Maso angang ni haina sengna khalubane. Lingjel di warido loksan bangamdre. Kai nang na hari mayam sibo.
ꯑꯩꯕꯨ ꯚꯥꯞꯇ ꯇꯥꯗ꯭ꯔꯤ ꯑꯩꯕꯨ ꯑꯝꯇ ꯚꯥꯞ ꯇꯥꯍꯜꯂꯣ ꯀꯔꯤꯁꯨ ꯅꯠꯇꯦ ꯇꯣꯛꯑꯁꯤ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯄꯨꯊꯣꯛꯑꯔꯣꯏꯁꯦ ꯃꯊꯪꯗ ꯑꯩ ꯍꯪꯉꯛꯑꯁꯨ ꯀꯔꯤꯃꯠꯇ ꯈꯨꯝꯕꯤꯒꯅꯨ ꯄꯨꯔꯦꯝꯕꯤ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯔꯒ ꯆꯨꯔꯛ ꯉꯥꯡꯕꯅ ꯂꯩꯔꯛꯂꯤꯕ ꯑꯆꯥꯄꯣꯠꯁꯤꯡꯗꯨꯗ ꯌꯦꯡꯉꯤ ꯃꯥꯅ ꯄꯥꯝꯖꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯍꯦꯟꯅ ꯅꯨꯡꯁꯤꯔꯤꯕꯅ ꯂꯩꯕꯥꯛ ꯍꯋꯥꯏ ꯍꯩꯉꯥꯜ ꯌꯥꯎꯔꯝꯕꯗꯨꯗꯅꯤ ꯄꯨꯔꯦꯝꯕꯤ ꯑꯆꯥꯄꯣꯠꯁꯤꯡꯗꯣ ꯌꯦꯡꯉꯒ ꯀꯞꯅꯤꯡꯕ ꯁꯨꯝ ꯍꯦꯜꯂꯛꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯉꯛꯏ ꯉꯁꯥꯏ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯝꯕꯁꯤꯡꯗꯣ ꯄꯨꯔꯦꯝꯕꯤꯅ ꯒꯦꯠ ꯌꯧꯔꯛꯄꯗ ꯎꯔꯦ ꯑꯌꯤꯡꯕꯤꯅ ꯂꯦꯞꯂꯝꯕꯗꯣ ꯅꯍꯥꯟ ꯃꯈꯩꯗꯤ ꯐꯅꯦꯛ ꯁꯦꯠꯄ ꯎꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯦꯠꯂꯝꯃꯤ ꯑꯌꯤꯡꯕꯤꯁꯨ ꯄꯨꯔꯦꯝꯕꯤ ꯊꯣꯛꯂꯛꯄꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯄꯨꯔꯦꯝꯕꯤꯗꯤ ꯏꯉꯛꯉꯛꯅ ꯆꯞ ꯂꯦꯞꯇꯨꯅ ꯑꯌꯤꯡꯕꯤꯗ ꯌꯦꯡꯉꯤ ꯑꯌꯤꯡꯕꯤꯅ ꯄꯨꯔꯦꯝꯕꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯃꯇꯥꯏ ꯑꯃꯗ ꯈꯤꯇꯪ ꯊꯩꯖꯤꯜꯂꯤ ꯑꯗꯨꯒ ꯅꯣꯟꯖꯕ ꯃꯥꯟꯕ ꯈꯣꯟꯊꯣꯛꯇ ꯄꯨꯔꯦꯝꯕꯤ ꯅꯪꯅ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏ ꯑꯣꯏꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩꯒꯤ ꯏꯇꯦꯡꯁꯦ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯄꯨꯔꯦꯝꯕꯤꯅ ꯀꯤꯖꯔꯤꯕꯁꯤ ꯃꯁꯤꯒꯤ ꯋꯥꯍꯩꯁꯤꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯉꯛꯄꯁꯨ ꯑꯣꯏꯔꯤ ꯑꯩꯅ ꯉꯝꯕ ꯀꯩ ꯃꯇꯦꯡꯅꯣ ꯄꯨꯔꯦꯝꯕꯤ ꯑꯩ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ ꯄꯨꯔꯦꯝꯕꯤꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯑꯌꯤꯡꯕꯤꯒꯤ ꯋꯥꯗꯨꯗ ꯑꯗꯨꯒ ꯃꯥꯅ ꯄꯥꯡꯒꯗꯧꯔꯤꯕ ꯃꯇꯦꯡꯁꯤꯅ ꯀꯔꯤꯅꯣ ꯈꯟꯕꯗ ꯋꯥꯈꯜ ꯃꯝꯈ꯭ꯔꯦ ꯑꯩ ꯑꯇꯩꯗ ꯍꯥꯏꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯕꯅꯤ ꯃꯥꯅꯗꯤ ꯑꯩꯕꯨ ꯀꯥꯏꯅꯈ꯭ꯔꯦ ꯍꯥꯏꯅ ꯏꯟꯊꯣꯛꯄꯤꯔꯦ ꯑꯩꯒꯤ ꯅꯝꯕꯔꯁꯨ ꯂꯣꯏꯅ ꯕ꯭ꯂꯣꯛ ꯇꯧꯕꯤꯈ꯭ꯔꯦ ꯄꯨꯔꯦꯝꯕꯤ ꯍꯟꯗꯛꯁꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯑꯌꯤꯡꯕꯤꯅ ꯃꯥ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ ꯈꯟꯕꯗ ꯄꯨꯔꯦꯝꯕꯤꯗꯤ ꯀꯣꯛꯇꯨ ꯄꯣꯛꯈꯥꯏꯗꯧꯔꯦ ꯃꯤꯍꯨꯜꯗꯨꯁꯨ ꯃꯊꯣꯡ ꯈꯪꯗ꯭ꯔꯦ ꯄꯨꯔꯦꯝꯕꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗꯤ ꯈꯣꯡꯐꯝ ꯁꯣꯏꯔꯕꯗꯤ ꯑꯋꯥꯕꯗꯣ ꯑꯩꯈꯣꯏꯅ ꯈꯛꯇ ꯍꯧꯏ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯃꯁꯤꯒꯤ ꯆꯩꯅꯥꯁꯦ ꯈꯪꯍꯟꯅꯤꯡꯗꯦ ꯑꯗꯨꯒ ꯑꯃꯅ ꯃꯥꯅ ꯂꯩꯊꯣꯛꯈ꯭ꯔꯤꯕꯁꯦ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯄꯨꯔꯦꯝꯕꯤ ꯍꯟꯗꯛꯇꯤ ꯄꯥꯈꯠꯅ ꯂꯠꯂ ꯇꯧꯅ ꯈꯨꯝꯃꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕꯗꯤ ꯅꯨꯄꯥꯗꯣ ꯄꯨꯔꯦꯝꯕꯤ ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯤꯡꯗꯨꯁꯨ ꯃꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯎ ꯌꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯌꯤꯡꯕꯤꯅ ꯑꯣꯏꯅ ꯍꯥꯏꯔꯤ ꯃꯥꯅꯦ ꯅꯪꯅ ꯆꯤꯡꯅꯔꯤꯕꯗꯨꯅꯤ ꯖꯒꯠ ꯉꯥꯟꯕꯅꯤ ꯄꯨꯔꯦꯝꯕꯤꯗꯤ ꯋꯥꯈꯜ ꯑꯃꯗꯤ ꯊꯃꯣꯏ ꯃꯅꯨꯡꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯥꯡꯕ ꯉꯝꯗꯕ ꯏꯍꯨꯜ ꯑꯃꯗꯤ ꯃꯩꯇꯥꯛ ꯐꯥꯎꯔꯛꯂꯤ ꯑꯗꯨꯒ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯈꯤꯇꯪ ꯁꯨꯞꯆꯤꯜꯂꯒ ꯑꯌꯤꯡꯕꯤꯗ ꯌꯦꯡꯉꯛꯏ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯃꯥꯁꯨ ꯍꯧꯅꯔꯨꯗꯅ ꯃꯇꯣꯝꯗ ꯊꯨꯝꯍꯜꯂꯛꯂꯤ ꯃꯥꯒꯤ ꯑꯌꯤꯡꯕꯤꯅ ꯄꯨꯔꯦꯝꯕꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯁꯤꯜꯂꯛꯑꯒ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯄꯨꯔꯦꯝꯕꯤ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯗ ꯌꯦꯠꯄ ꯊꯣꯛꯂꯤ ꯑꯩꯁꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗꯨ ꯈꯪꯉꯤ ꯑꯍꯜꯁꯤꯡꯅ ꯅꯈꯣꯏꯒꯤ ꯁꯤꯠꯂꯤꯕꯗꯨꯁꯨ ꯑꯩ ꯈꯪꯉꯤ ꯑꯗꯨꯃꯛꯅ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯣꯠꯄ ꯌꯥꯗ꯭ꯔꯦ ꯅꯪꯅꯗꯤ ꯈꯪꯉꯔꯣꯏ ꯅꯪꯒ ꯃꯥꯒ ꯄꯥꯎ ꯍꯦꯛ ꯐꯥꯎꯕ ꯂꯦꯞꯄ ꯈꯨꯗꯤꯡ ꯃꯥ ꯑꯩꯈꯣꯏꯗ ꯃꯔꯛꯇ ꯂꯥꯛꯏ ꯑꯩꯅꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯦꯠꯄ ꯇꯥꯅꯤ ꯈꯟꯗꯨꯅ ꯅꯪꯕ ꯊꯤꯅ ꯆꯩꯔꯨ ꯀꯨꯏꯗ꯭ꯔꯤꯕ ꯋꯥꯔꯤꯅꯤ ꯅꯪꯅ ꯍꯣꯁꯇꯦꯜ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯒꯤꯅꯤ ꯄꯨꯔꯦꯝꯕꯤ ꯚꯥꯞ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝ ꯇꯧꯔꯛꯏ ꯄꯨꯔꯦꯝꯕꯤ ꯖꯒꯠ ꯉꯥꯟꯕꯕꯨ ꯍꯪꯒꯣꯏꯕ ꯐꯥꯎꯔꯛꯏ ꯃꯤꯀꯨꯞꯇꯨꯗ ꯑꯌꯤꯡꯕꯤꯗꯤ ꯃꯔꯤ ꯃꯈꯥ ꯑꯃꯁꯨ ꯇꯥꯔꯛꯏ ꯑꯗꯨꯈꯛ ꯅꯠꯇꯦ ꯃꯥꯅ MUꯗꯒꯤ ꯍꯜꯂꯛꯄꯗꯁꯨ ꯑꯩꯈꯣꯏꯔꯣꯝꯗ ꯑꯗꯨꯝ ꯂꯥꯛꯏ ꯄꯨꯔꯦꯝꯕꯤ ꯋꯥꯔꯤꯗꯨ ꯂꯦꯞꯄꯣ ꯍꯥꯏꯕꯒꯨꯝ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯑꯒ ꯑꯌꯤꯡꯕꯤꯗ ꯍꯥꯏꯔꯛꯏ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯦꯡꯗꯣ ꯄꯥꯡꯂꯒꯦ ꯄꯨꯔꯦꯝꯕꯤ ꯅꯪꯒꯤ ꯅꯔꯥꯟꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯪ ꯃꯥꯒ ꯅꯛꯅꯔꯤꯈꯩ ꯃꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯦ ꯄꯨꯔꯦꯝꯕꯤꯗꯤ ꯑꯌꯤꯡꯕꯤꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯥꯏꯔꯤ ꯑꯌꯤꯡꯕꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡꯁꯦ ꯌꯥꯝꯅ ꯂꯩ ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯤꯔꯦ ꯄꯨꯔꯦꯝꯕꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯣ ꯁꯠ ꯇꯩꯊꯣꯛꯂꯒ ꯑꯩꯁꯨ ꯁꯣꯏꯗꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯅꯪ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ ꯄꯨꯔꯦꯝꯕꯤ ꯋꯥꯔꯤꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯒ ꯑꯍꯤꯡꯗꯣ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯃꯄꯤꯗꯨꯁꯨ ꯂꯦꯞꯄꯨ ꯌꯥꯗ꯭ꯔꯦ ꯑꯃꯨꯛꯁꯨ ꯖꯒꯠ ꯉꯥꯟꯕꯕꯨ ꯍꯪꯒꯣꯏꯕ ꯄꯣꯛꯏ ꯑꯃꯨꯛꯁꯨ ꯄꯥꯝꯃꯨꯕ ꯄꯣꯛꯂꯤ ꯅꯨꯡꯁꯤꯔꯕ ꯋꯥꯔꯤ ꯃꯌꯥꯝ ꯁꯥꯟꯅꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯒ ꯒꯦꯂꯔꯤ ꯆꯪꯉꯨꯕꯗꯁꯨ ꯖꯒꯠꯀ ꯃꯥꯒ
ꯑꯍꯥꯟꯕ ꯀꯣꯏꯕ ꯆꯠꯄꯗ ꯃꯃꯤ ꯑꯣꯏꯅ ꯀꯥꯞꯈꯤꯕ ꯐꯣꯇꯣꯗꯣ ꯍꯦꯛ ꯌꯦꯡꯉꯨꯔꯦ ꯑꯗꯨ ꯎꯔꯒ ꯄꯨꯔꯦꯝꯕꯤ ꯄꯤ ꯇꯥꯕ ꯍꯦꯜꯂꯛꯏ ꯃꯈꯣꯟ ꯊꯣꯛꯀꯦ ꯇꯧꯔꯛꯄꯗꯨꯗ ꯃꯈꯨꯠꯇꯨꯅ ꯃꯆꯤꯟꯗ ꯃꯦꯟꯁꯤꯟꯖꯩ ꯂꯤꯡꯖꯦꯜꯗꯤ ꯃꯤꯀꯨꯞ ꯑꯃꯃꯨꯛꯇꯤ ꯇꯨꯝꯃꯨꯔꯦ ꯑꯗꯨꯕꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯄꯨꯔꯦꯝꯕꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗꯨꯗ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯍꯧꯒꯠꯂꯛꯏ ꯄꯨꯔꯦꯝꯕꯤ ꯀꯩꯗꯧꯔꯒꯦ ꯍꯥ ꯀꯩꯗꯧꯔꯒꯦꯕ ꯄꯨꯔꯦꯝꯕꯤ ꯋꯥꯗꯤ ꯉꯥꯡꯗ ꯂꯤꯡꯖꯦꯜꯗ ꯀꯣꯟꯗꯨꯅ ꯄꯦꯟꯅ ꯀꯞꯊꯣꯔꯛꯂꯤ ꯂꯤꯡꯖꯦꯜꯗꯤ ꯃꯀꯣꯛ ꯉꯥꯎꯈ꯭ꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯄꯨꯔꯦꯝꯕꯤꯅ ꯇꯧꯔꯛꯏꯕ ꯃꯌꯥꯝꯁꯦ ꯉꯔꯥꯡꯒꯤ ꯃꯦꯁꯦꯖꯇꯨꯗꯒꯤ ꯍꯧꯈꯤꯕꯅꯦ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯅꯨꯡꯒꯤ ꯋꯥꯔꯤꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯄꯨꯔꯦꯝꯕꯤꯅꯁꯨ ꯂꯣꯠꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃꯅꯤꯗꯤ ꯍꯧꯈ꯭ꯔꯦ ꯄꯨꯔꯦꯝꯕꯤ ꯇꯁꯦꯡꯅ ꯆꯒꯠ ꯉꯥꯟꯕꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯍꯪꯉꯨꯔꯕꯁꯨ ꯆꯟꯗ꯭ꯔꯗ ꯆꯪꯈꯣꯝꯕꯤꯅ ꯄꯨꯔꯦꯝꯕꯤ ꯑꯦꯛꯖꯥꯝ ꯃꯌꯥꯒꯤ ꯐꯣꯟ ꯄꯥꯏꯗ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯍꯜꯂꯤ ꯆꯒꯠ ꯉꯥꯟꯕꯁꯨ ꯋꯥꯈꯜꯗꯤ ꯋꯥꯏ ꯑꯗꯨꯕꯨ ꯃꯔꯝꯗꯨꯗꯤ ꯈꯪꯗ꯭ꯔꯤꯕꯅ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯐꯥꯎꯅꯅꯕ ꯉꯥꯏꯔꯒꯦ ꯈꯜꯂꯤ ꯅꯣꯡꯃ ꯄꯨꯔꯦꯝꯕꯤ ꯃꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ 3 daysꯀꯤ ꯁꯨꯇꯤ ꯂꯧꯔꯒ ꯊꯣꯛꯂꯛꯏ ꯁꯤꯀꯤ ꯅꯪꯒꯤ ꯑꯦꯛꯖꯥꯝ ꯃꯌꯥꯁꯤꯗ ꯀꯔꯤꯒꯤ ꯑꯃꯨꯛ ꯁꯨꯇꯤ ꯂꯧꯔꯤꯕꯅꯣ ꯅꯪꯕꯨ ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯕꯁꯤꯕꯣ ꯑꯁ ꯏꯃꯥ ꯅꯪꯁꯤꯗꯤ ꯅꯥꯔ ꯐꯥꯎꯕ ꯑꯗꯨꯝ ꯉꯥꯡꯉꯤ ꯁꯩꯇ ꯃꯦꯝꯊꯩ ꯃꯆꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯣ ꯃꯥꯁꯨ ꯆꯥꯛꯈꯨꯝꯗꯨꯗ ꯐꯝꯗꯨꯅ ꯌꯦꯡꯖꯩ ꯑꯗꯨꯒ ꯃꯣꯃꯣꯁꯨ ꯅꯣꯛꯆꯩ ꯑꯃꯨꯛꯁꯨ ꯃꯕꯨꯡꯅꯤ ꯅꯨꯡꯁꯤꯔꯛꯏ ꯀꯨꯏꯅ ꯂꯩꯔꯔꯣꯏ ꯈꯜꯂꯨꯕꯗ ꯃꯃꯥꯅ ꯃꯄꯤ ꯇꯩꯊꯣꯛꯄꯗꯣ ꯄꯨꯔꯦꯝꯕꯤꯅ ꯎꯔꯗꯨꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯃꯦꯝꯊꯣꯏ ꯃꯄꯤꯗꯨ ꯇꯩꯊꯣꯛꯑꯒ ꯂꯧꯐꯦꯠ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯏꯁꯥꯁꯦ ꯆꯠꯈꯤꯗꯧꯕ ꯀꯨꯏꯗ꯭ꯔꯦ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯖꯔꯝꯕꯤ ꯏꯁꯥꯁꯦ ꯃꯤꯒꯤ ꯁꯥꯒꯩꯗ ꯇꯤꯟꯗꯨꯅ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃꯒꯤ ꯃꯁꯛ ꯂꯧꯔꯨꯗꯧꯔꯦ ꯈꯟꯕꯗ ꯏꯃꯥꯒꯤ ꯋꯥꯈꯜꯁꯦ ꯅꯧꯊꯣꯔꯛꯂꯤꯕꯅꯤꯅꯦ ꯄꯨꯔꯦꯝꯕꯤ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯏꯁꯧ ꯂꯥꯡꯂꯤ ꯂꯥꯡꯂꯤ ꯈꯨꯝꯂꯛꯂꯝꯃꯤ ꯏꯃꯥ ꯀꯅꯥꯅꯣ ꯆꯠꯇꯣꯏꯁꯦ ꯑꯩ ꯆꯠꯂꯣꯏ ꯏꯃꯥ ꯍꯣꯏꯅ ꯁꯤꯜꯂꯤꯗꯣ ꯑꯣꯏꯔꯣꯏꯗꯕꯅꯤ ꯑꯩꯒꯤꯗꯤ ꯊꯣꯛꯄ ꯂꯩ ꯃꯤꯒꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯄꯥꯡꯕꯅꯣ ꯍꯥꯏꯕꯗꯥꯏ ꯄꯨꯔꯦꯝꯕꯤ ꯋꯥꯁꯤꯒ ꯍꯥꯏꯔꯝꯂꯒ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯃꯦꯝꯊꯣꯏꯁꯨ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ ꯄꯨꯔꯦꯝꯕꯤꯒꯤ ꯋꯥꯗꯨꯗ ꯖꯒꯠ ꯉꯥꯟꯕꯕꯨꯁꯨ ꯌꯥꯝꯅ ꯄꯥꯝꯖꯔꯤꯕꯅꯤ ꯏꯃꯨꯡ ꯑꯅꯤꯁꯨ ꯌꯥꯅꯔꯤꯕꯅꯤ ꯑꯗꯨꯒ ꯄꯨꯔꯦꯝꯕꯤꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯌꯥꯔꯛꯇꯕꯁꯤꯗ ꯏꯉꯛꯉꯛꯈ꯭ꯔꯦ ꯃꯦꯝꯊꯣꯏꯗꯤ ꯄꯨꯔꯦꯝꯕꯤ ꯃꯃꯥꯗꯗꯤ ꯁꯥꯎꯕ ꯌꯥꯅꯤꯡꯗꯕ ꯁꯥꯗꯨꯅ ꯏꯁꯧ ꯂꯥꯡꯖꯤꯜꯂꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯌꯦꯅꯈꯥꯔꯣꯝꯗ ꯂꯥꯛꯇꯨꯅ ꯐꯝꯊꯥꯗꯨꯅ ꯇꯨꯃꯤꯟꯅ ꯀꯞꯆꯔꯤ ꯄꯨꯔꯦꯝꯕꯤꯅ ꯀꯞꯂꯤꯉꯩꯗꯨꯗ ꯁꯝꯕꯜ ꯋꯥꯡꯃꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯥꯛꯁꯁꯨ ꯇꯨꯄꯤꯌꯣ ꯇꯧꯔꯒ ꯁꯛ ꯂꯣꯜꯂꯒ ꯐꯠ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯒ ꯆꯣꯡꯂꯛꯄꯗꯨꯗ ꯁꯣꯏꯗꯅ ꯕꯀꯦꯠ ꯑꯃ ꯏꯁꯤꯡ ꯈꯤꯇꯪ ꯌꯥꯎꯔꯤꯗꯨꯗ ꯍꯦꯛꯁꯨ ꯊꯦꯡꯉꯨꯔꯦ ꯄꯨꯔꯦꯝꯕꯤ ꯏꯈꯪ ꯈꯪꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯅꯨꯄꯥꯗꯨꯁꯨ ꯁꯠ ꯆꯪꯁꯤꯜꯂꯛꯑꯒ ꯄꯨꯔꯦꯝꯕꯤꯕꯨ ꯆꯤꯡꯉꯒ ꯐꯨꯅꯕ ꯍꯣꯠꯅꯩ ꯄꯨꯔꯦꯝꯕꯤ ꯏꯄꯥ ꯄꯥꯈꯠꯅ ꯂꯥꯎꯒꯦ ꯇꯧꯏ ꯑꯗꯨꯗ ꯆꯪꯉꯛꯏꯕ ꯅꯨꯄꯥꯗꯨꯅ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯆꯤꯡꯉꯒ ꯍꯦꯛ ꯄꯨꯒꯦ ꯇꯧꯕꯒ ꯏꯁꯤꯡ ꯍꯩꯗꯣꯛꯈꯤꯕꯗꯨꯗ ꯑꯅꯤꯗꯣ ꯕ꯭ꯂꯞ ꯍꯦꯛ ꯁꯤꯠꯂꯒ ꯇꯨꯃꯤꯟꯅꯔꯦ ꯇꯧꯔꯤꯕ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗꯣ ꯕ꯭ꯂꯞꯀꯤ ꯃꯉꯥꯟꯗꯨꯅ ꯂꯝꯕꯤꯗꯒꯤ ꯑꯗꯨꯝ ꯏꯉꯥꯡ ꯉꯥꯟꯅ ꯎꯔꯦ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝꯅ ꯄꯨꯔꯦꯝꯕꯤ ꯍꯣꯏꯗ ꯁꯣꯝꯗ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯃꯈꯣꯏꯗꯤ ꯋꯥꯈꯜ ꯖꯥꯠ ꯖꯥꯠ ꯈꯟꯈ꯭ꯔꯦ ꯅꯨꯄꯤ ꯑꯃꯅ ꯑꯦ ꯑꯅꯤꯁꯦ ꯏꯆꯦ ꯃꯑꯣꯡ ꯇꯥꯗ꯭ꯔꯤꯅꯦ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯃꯤ ꯈꯣꯝꯃꯣ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤ ꯈꯪꯍꯟꯁꯤ ꯉꯁꯤꯗꯤꯅꯦ ꯈꯪꯍꯟꯁꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯃꯈꯣꯏ ꯅꯨꯄꯤ 10ꯃꯨꯛꯇꯣ ꯌꯦꯅꯈꯥꯔꯣꯝꯗ 5 ꯑꯗꯨꯒ ꯊꯣꯡꯒꯥꯜꯂꯣꯝꯗ 5 ꯈꯥꯏꯗꯣꯛꯅꯗꯨꯅ ꯆꯪꯉꯛꯏ ꯑꯗꯨꯒ ꯌꯦꯅꯈꯥꯔꯣꯝꯗ ꯆꯪꯈꯤꯕꯁꯤꯡꯗꯨꯅ ꯅꯨꯄꯥꯗꯨꯒ ꯄꯨꯔꯦꯝꯕꯤꯒ ꯐꯥꯗꯨꯅ ꯄꯨꯊꯣꯔꯛꯏ ꯃꯦꯝꯊꯣꯏ ꯃꯁꯥ ꯉꯝꯗꯅ ꯂꯩꯔꯤꯕꯗꯣ ꯃꯄꯥꯟꯗ ꯀꯧꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯄꯨꯔꯦꯝꯕꯤꯒ ꯅꯨꯄꯥ ꯑꯃꯒ ꯂꯩꯀꯥꯏ ꯅꯨꯄꯤꯁꯤꯡꯗꯨꯒ ꯂꯩꯔꯝꯕꯗꯨꯗ ꯄꯨꯡꯉꯛꯉꯛꯈ꯭ꯔꯦ ꯃꯦꯝꯊꯣꯏ ꯂꯥꯎ ꯊꯣꯛꯂꯛꯎ ꯂꯥꯎ ꯅꯪꯒꯤ ꯅꯆꯥ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯈꯪꯗꯕꯤꯁꯦ ꯌꯦꯅꯈꯥꯗ ꯅꯨꯄꯥ ꯎꯅꯔꯒ ꯃꯤꯠ ꯅꯥꯕ ꯊꯕꯛ ꯌꯥꯝꯅ ꯇꯧꯔꯝꯃꯦ ꯉꯁꯤꯗꯤ ꯋꯥꯔꯛꯄ ꯇꯥꯔꯦ ꯀꯔꯤꯅꯣ ꯏꯆꯦ ꯑꯩꯕꯨ ꯚꯥꯞ ꯑꯃ ꯇꯥꯗ꯭ꯔꯦ ꯇꯥꯔꯣꯏ ꯌꯦꯡꯉꯨ ꯅꯨꯄꯥꯁꯤꯒꯅꯦ ꯎꯔꯔꯣꯏ ꯈꯪꯂꯔꯣꯏ ꯃꯇꯥꯒꯨꯝ ꯅꯨꯄꯤꯗꯨꯅ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯇꯩ ꯅꯨꯄꯤꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯅꯠꯇꯦ ꯃꯥꯒꯤꯁꯦ ꯂꯩꯀꯥꯏꯁꯦ ꯎꯁꯤꯠꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯀꯩꯅꯥ ꯀꯠꯊꯣꯛꯁꯤ ꯁꯨꯝꯕꯁꯤꯗꯤ ꯊꯕꯛꯅ ꯎꯠꯂꯀꯥꯟꯗ ꯈꯪꯒꯗꯧꯅꯤ ꯄꯨꯔꯦꯝꯕꯤꯗꯤ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯅꯨꯄꯥꯁꯤꯁꯨ ꯃꯥꯅ ꯃꯁꯛ ꯈꯪꯕ ꯅꯠꯇꯦ ꯃꯕꯣꯛ
ꯑꯩꯗꯤ ꯅꯨꯄꯥꯁꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯩꯅ ꯌꯦꯅ ꯈꯥꯊꯣꯛꯂꯛꯄꯗ ꯃꯥꯅ ꯑꯩꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯂꯥꯎꯒꯦ ꯇꯧꯕꯗ ꯑꯩꯒꯤ ꯆꯤꯟꯁꯨ ꯃꯦꯟꯁꯤꯟꯈꯤꯕꯅꯤ ꯅꯨꯄꯥ ꯑꯃꯅ ꯀꯔꯤ ꯀꯌꯥꯗ ꯉꯝꯃꯤꯕ ꯑꯉꯥꯡꯅꯣꯅꯦ ꯃꯤꯒꯤ ꯊꯥꯛ ꯋꯥꯡꯕ ꯏꯃꯨꯡꯅ ꯃꯔꯣꯜ ꯑꯃ ꯄꯥꯝꯃꯤꯕ ꯅꯨꯄꯥ ꯑꯃꯗ ꯎꯕ ꯌꯥꯗꯕꯤꯗꯧꯅ ꯃꯦꯝꯊꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ ꯃꯆꯥꯒꯤ ꯃꯇꯧꯗꯨꯁꯨ ꯎꯕꯗ ꯄꯨꯔꯦꯝꯕꯤꯅ ꯍꯥꯏꯖꯕ ꯄꯨꯝꯕ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯃꯌꯨꯝꯗ ꯅꯨꯄꯥ ꯄꯨꯁꯤꯜꯂꯒ ꯎꯅꯕꯤꯁꯨ ꯇꯥꯍꯟꯕꯤꯔꯤ ꯀꯩꯅꯥꯀꯁꯤ ꯍꯥꯏꯅꯁꯨ ꯋꯥꯔꯦꯞꯅꯔꯦ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯗꯤ ꯉꯁꯥꯏꯗꯒꯤ ꯃꯥꯛꯁ ꯑꯗꯨꯝ ꯎꯞꯄꯤ ꯇꯨꯄꯤꯗꯨꯁꯨ ꯂꯧꯊꯣꯛꯇ꯭ꯔꯤ ꯍꯩ ꯅꯨꯄꯥ ꯅꯪꯁꯨ ꯅꯁꯛꯇꯨ ꯌꯦꯡꯒꯦ ꯃꯥꯏꯕ ꯈꯨꯝꯃꯤꯕꯗꯣ ꯂꯧꯊꯣꯛꯎ ꯅꯨꯄꯥꯗꯨꯁꯨ ꯇꯨꯔꯨꯕꯒꯤ ꯂꯩꯈꯣꯝ ꯇꯩꯕ ꯃꯈꯨꯠꯇꯨꯅ ꯇꯨꯄꯤꯗꯨꯒ ꯃꯥꯛꯁꯇꯨꯒ ꯂꯧꯊꯣꯔꯛꯏ ꯅꯨꯄꯥꯗꯨ ꯎꯕꯗ ꯃꯌꯥꯝꯗꯣ ꯄꯨꯡꯉꯛ ꯉꯛꯅꯈ꯭ꯔꯦ ꯃꯦꯝꯊꯣꯏꯁꯨ ꯏꯉꯛ ꯉꯛꯈ꯭ꯔꯦ ꯌꯥ ꯂꯥꯡꯂꯕ ꯃꯌꯥꯝꯗꯨꯁꯨ ꯃꯌꯥ ꯑꯃꯁꯤꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯨꯔꯦꯝꯕꯤꯗꯤ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯅꯨꯄꯥꯗꯨꯗꯁꯨ ꯍꯟꯅ ꯌꯦꯡꯈꯠꯂꯛꯇꯦ ꯃꯌꯥꯝꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯑꯍꯥꯟꯕ ꯃꯤ ꯈꯣꯝꯂꯨꯕ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤ ꯍꯩꯃ ꯏꯕꯨꯡꯉꯣ ꯅꯪ ꯑꯣꯏꯔꯦ ꯏꯅꯦ ꯑꯩꯈꯣꯏꯗꯤ ꯑꯇꯩ ꯑꯇꯣꯞꯄꯔ ꯈꯜꯂꯨꯔꯦ ꯅꯪꯒꯤ ꯍꯦꯛ ꯈꯟꯕꯤꯕꯗ ꯏꯅꯦ ꯑꯩꯈꯣꯏꯅ ꯁꯤꯀꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯤꯕꯅꯤ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯏꯍꯥꯁꯤꯗꯤ ꯀꯩꯅ ꯀꯠꯂꯔꯣꯏꯗ꯭ꯔꯣ ꯅꯣꯏꯅ ꯀꯠꯂꯔꯣꯏ ꯍꯥꯏꯔꯒꯅ ꯑꯩ ꯃꯥꯕꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯒꯦ ꯅꯨꯄꯥꯗꯨ ꯋꯥꯁꯦ ꯍꯥꯏꯔꯒ ꯄꯨꯔꯦꯝꯕꯤꯕꯨ ꯁꯝꯃꯛꯏ ꯄꯨꯔꯦꯝꯕꯤꯗꯤ ꯉꯥꯛ ꯈꯨꯠꯇꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯞꯂꯝꯕꯗꯨꯁꯨ ꯂꯦꯞꯂꯒ ꯅꯨꯄꯥꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯍꯧꯖꯤꯛꯇꯗ ꯅꯨꯄꯥꯗꯨꯗ ꯌꯦꯡꯈꯠꯂꯛꯂꯤ 이왕 왕ꯅ ꯂꯦꯞꯂꯤꯕ ꯅꯥꯁꯤꯞꯇꯒꯤ ꯎꯔꯤꯕ ꯃꯥꯏꯊꯣꯡ ꯃꯆꯦꯠꯇꯨꯗ ꯄꯨꯔꯦꯝꯕꯤ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯔꯧ ꯂꯩꯕ ꯋꯤꯔꯥꯡ ꯃꯔꯤꯛ ꯑꯃ ꯇꯞꯅ ꯌꯦꯠꯀꯤ ꯈꯖꯥꯏꯗꯨꯗ ꯅꯥꯟꯊꯔꯛꯏ ꯅꯨꯄꯤꯁꯤꯡꯗꯣ ꯋꯥ ꯃꯈꯥ ꯇꯥꯅꯔꯛꯈꯤꯗ꯭ꯔꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯃꯈꯣꯏꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯇꯧꯈ꯭ꯔꯗꯕꯅꯤ ꯃꯌꯥꯝ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯖꯒꯠ ꯉꯥꯟꯕꯅ ꯍꯥꯏꯔꯤ ꯏꯗꯣꯝꯆꯥ ꯍꯣꯏ ꯏꯅꯦ ꯍꯣꯏ ꯃꯌꯥꯝ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯅꯔꯗꯤ ꯅꯨꯄꯥꯁꯤ ꯀꯩꯒꯨꯝꯕ ꯑꯇꯣꯞꯄ ꯑꯣꯏꯔꯝꯂꯕꯗꯤ ꯍꯧꯖꯤꯛ ꯀꯩꯅ ꯀꯠꯂꯅꯤ ꯅꯠꯇ꯭ꯔꯥ ꯉꯁꯥꯏꯗꯒꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯖꯔꯤꯕꯤ ꯃꯥꯒꯤ ꯋꯥꯔꯤ ꯇꯥꯕꯤꯈꯤꯗꯅ ꯂꯝꯂꯥꯟꯕ ꯑꯃꯒꯤ ꯃꯀꯥꯗ ꯊꯨꯡꯂꯨꯔꯅꯤ ꯁꯤ ꯅꯠꯇ꯭ꯔ ꯅꯣꯏꯅ ꯄꯥꯝꯂꯤꯕꯁꯦ ꯃꯦꯝꯊꯣꯏꯗꯤ ꯖꯒꯠ ꯉꯥꯟꯕꯗ ꯌꯦꯡꯖꯗꯨꯅ ꯃꯄꯤ ꯁꯤꯡꯊꯔꯛꯏ ꯃꯥꯒꯤ ꯃꯉꯥꯎ ꯊꯤꯕꯤ ꯃꯆꯥꯅ ꯖꯒꯠ ꯉꯥꯟꯕꯕꯨ ꯈꯜꯂꯨꯕ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯎꯔꯤ ꯄꯨꯔꯦꯝꯕꯤꯗꯤ ꯇꯨꯃꯤꯟ ꯂꯦꯞꯂꯤ ꯖꯒꯠ ꯉꯥꯟꯕꯗꯁꯨ ꯑꯃꯨꯛꯁꯨ ꯌꯦꯡꯖꯩ ꯖꯒꯠ ꯉꯥꯟꯕꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯊꯥꯛ ꯋꯥꯡꯕ ꯅꯦꯡꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯈꯥꯏꯕꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤꯁꯤꯁꯨ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄꯅꯤ ꯃꯥꯅ ꯑꯩꯕꯨ ꯀꯧꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯔꯥꯟꯕꯁꯨ ꯆꯠꯈꯤꯗꯦ ꯁꯤꯗꯁꯨ ꯊꯥꯖꯕꯤꯗ꯭ꯔꯕꯗꯤ ꯀꯩꯅ ꯀꯠꯇ꯭ꯔꯕꯁꯨ ꯑꯩ ꯃꯥꯕꯨ ꯄꯨꯖꯈꯤꯒꯦ ꯅꯨꯄꯤꯁꯤꯡꯗꯣ ꯃꯃꯤꯠꯇꯣ ꯀ꯭ꯔꯨꯛ ꯌꯦꯡꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯔꯣꯏꯁꯤ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯅꯤ ꯅꯨꯄꯤ ꯑꯃꯅ ꯃꯦꯝꯊꯣꯏꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯦꯝꯊꯣꯏ ꯏꯆꯦ ꯍꯣꯏꯅ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯏꯕꯨꯡꯉꯣ ꯖꯒꯠ ꯅꯪꯁꯨ ꯏꯅꯦꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯅꯨ ꯏꯅꯦꯈꯣꯏ ꯊꯣꯛꯂꯒꯦ ꯅꯨꯄꯤꯁꯤꯡꯗꯣ ꯀꯔꯤꯅꯣ ꯈꯪꯗ ꯏꯍꯧ ꯁꯥꯒꯠꯂꯝꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯋꯥꯗꯣ ꯊꯣꯛ ꯍꯦꯛꯇ ꯁꯝꯖꯤꯜꯂꯝꯃꯒ ꯃꯔꯤ ꯊꯣꯛꯈ꯭ꯔꯦ ꯅꯨꯄꯤꯁꯤꯡꯗꯣ ꯊꯣꯛꯈꯤꯕꯒ ꯄꯨꯔꯦꯝꯕꯤ ꯖꯒꯠ ꯉꯥꯟꯕꯅ ꯉꯁꯥꯏꯗꯒꯤ ꯄꯥꯏꯔꯤꯕ ꯃꯈꯨꯠꯇꯣ ꯁꯠ ꯆꯤꯡꯊꯣꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯦꯠꯅ ꯄꯥꯏꯔꯝꯕꯗꯨꯗ ꯌꯥꯗ꯭ꯔꯦ ꯄꯨꯔꯦꯝꯕꯤ ꯃꯨꯛꯇꯨꯅ ꯈꯨꯠꯇꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ ꯊꯥꯗꯣꯛꯑꯣꯏ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯈꯨꯠꯁꯤ ꯍꯥꯟꯅ ꯊꯥꯗꯣꯛꯑꯣ ꯏꯃꯥ ꯂꯩ ꯍꯥꯏꯕ ꯖꯒꯠ ꯉꯥꯟꯕ ꯄꯨꯔꯦꯝꯕꯤꯒꯤ ꯃꯃꯥ ꯂꯩ ꯍꯥꯏꯕꯗꯨꯗ ꯐꯠ ꯊꯥꯗꯣꯔꯛꯏ ꯃꯦꯝꯊꯩ ꯍꯧꯖꯤꯛꯇ ꯃꯁꯥꯗꯣ ꯁꯣꯛꯊꯕ ꯐꯥꯎꯔꯛꯂ ꯃꯥꯜꯂꯤ ꯄꯨꯔꯦꯝꯕꯤꯗ ꯇꯞꯅ ꯍꯥꯏꯔꯤ ꯁꯤꯀꯤ ꯖꯒꯠꯁꯨ ꯊꯤꯟꯗꯣꯛꯄꯤꯔꯣꯗꯅ ꯍꯣꯏ ꯏꯃꯥ ꯃꯦꯝꯊꯣꯏꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯄꯨꯔꯦꯝꯕꯤꯁꯨ ꯖꯒꯠ ꯉꯥꯟꯕꯕꯨ ꯊꯤꯟꯗꯣꯛꯀꯦ ꯍꯥꯏꯕꯒꯨꯝ ꯃꯥꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯄ ꯍꯧꯏ ꯖꯒꯠ ꯉꯥꯟꯕ ꯃꯦꯝꯊꯣꯏꯅ ꯍꯦꯛ ꯏꯃꯨꯡ ꯌꯧꯈꯤꯕꯒ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤꯕꯤ ꯄꯨꯔꯦꯝꯕꯤꯕꯨ ꯃꯈꯨꯠ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯐꯥꯏ ꯄꯨꯔꯦꯝꯕꯤ ꯈꯪꯕ ꯀꯩꯕꯨ ꯌꯦꯡꯊꯣꯔꯛꯏ ꯖꯒꯠ ꯉꯥꯟꯕ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗ ꯄꯨꯔꯦꯝꯕꯤꯕꯨ ꯃꯥꯅ ꯑꯣꯏꯅ ꯆꯤꯡꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯄꯨꯊꯣꯔꯛꯏ ꯁꯝꯕꯜꯗꯨꯁꯨ ꯖꯒꯠ ꯉꯥꯟꯕꯗꯤ ꯂꯥꯏꯅ ꯐꯠ ꯀꯥꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯨꯔꯦꯝꯕꯤꯗꯤ ꯐꯅꯦꯛꯇꯨꯒ ꯀꯥꯟꯊꯣꯛꯄ ꯌꯥꯗ꯭ꯔꯤ ꯂꯤꯠꯀꯦ ꯍꯥꯏꯕꯁꯨ ꯖꯒꯠ ꯉꯥꯟꯕꯅ ꯃꯈꯨꯠꯇꯣ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯊꯥꯗꯣꯛꯑꯣ
ꯑꯗꯨꯒ ꯀꯩꯅꯣ ꯍꯥꯏꯔꯣ ꯅꯪꯅ ꯍꯥꯏꯗꯣꯏꯗꯣ ꯁꯃꯜ ꯋꯥꯡꯃ ꯂꯦꯞꯄꯤꯅ ꯑꯃꯨꯛ ꯂꯩꯀꯥꯏ ꯃꯤ ꯆꯪꯉꯛꯄꯗꯣ ꯄꯥꯝꯕ꯭ꯔꯣ ꯄꯨꯔꯦꯝꯕꯤ ꯃꯆꯤꯟꯗꯣ ꯄꯥꯝꯊꯣꯛꯂꯒ ꯄꯥꯝꯗꯦ ꯑꯗꯨꯗꯤ ꯊꯣꯛꯂꯣ ꯁꯠ ꯊꯣꯛꯄꯁꯨ ꯌꯥꯔꯣꯏ ꯊꯦꯡꯉꯦ ꯁꯤꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯣꯏꯗ ꯑꯣꯏꯔꯒꯅ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕ ꯖꯒꯠ ꯉꯥꯟꯕ ꯄꯨꯔꯦꯝꯕꯤꯒꯤ ꯃꯔꯩꯗꯨꯗ ꯄꯨꯔꯦꯝꯕꯤꯒꯤ ꯈꯨꯠꯇꯨ ꯁꯝꯅ ꯃꯥ ꯑꯃꯨꯛ ꯁꯝꯕꯜ ꯃꯅꯨꯡꯗꯨꯗ ꯀꯥꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯔꯤꯁꯨ ꯍꯥꯏꯗꯕꯤ ꯄꯨꯔꯦꯝꯕꯤꯕꯨ ꯄꯨꯂꯞ ꯍꯦꯛ ꯄꯝꯈꯠꯂꯦ ꯑꯗꯨꯒ ꯁꯝꯕꯜꯗꯣ ꯃꯥꯅ ꯑꯣꯏꯅ ꯀꯥꯟꯊꯣꯛꯄꯤꯔꯦ ꯄꯨꯔꯦꯝꯕꯤ ꯃꯤꯠ ꯅꯥ ꯂꯪꯊꯣꯛꯑꯒ ꯏꯃꯥ ꯊꯝꯃꯣ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯖꯒꯠ ꯉꯥꯟꯕ ꯃꯤꯅ ꯎꯔꯣꯏꯗꯕ ꯈꯤꯇꯪ ꯃꯔꯨꯝ ꯑꯣꯏꯗꯧꯕ ꯖꯒꯥꯗ ꯂꯥꯛꯑꯒ ꯄꯨꯔꯦꯝꯕꯤꯕꯨ ꯊꯝꯃꯤ ꯉꯁꯥꯏꯗꯒꯤ ꯁꯤ ꯇꯥꯅꯕ ꯅꯪꯅ ꯁꯤꯜꯂꯤ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯍꯥꯏꯗꯧꯗꯣ ꯁꯠ ꯍꯥꯏꯔꯣ ꯑꯗꯨꯒ ꯃꯊꯪꯗꯗꯤ ꯁꯨꯃꯥꯏꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯖꯒꯠ ꯉꯥꯟꯕ ꯄꯨꯔꯦꯝꯕꯤꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯂꯥꯛꯀꯅꯤ ꯅꯪꯅ ꯄꯥꯎ ꯐꯖꯅ ꯐꯥꯎꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯋꯥ ꯍꯩꯗꯧꯕ ꯂꯩꯇ꯭ꯔꯗꯤ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯄꯨꯔꯦꯝꯕꯤ ꯑꯃꯨꯛꯁꯨ ꯆꯪꯈꯤꯒꯦ ꯇꯧꯏ ꯖꯒꯠ ꯉꯥꯟꯕꯅ ꯑꯃꯨꯛꯁꯨ ꯐꯥꯏ ꯑꯗꯨꯒ ꯅꯪꯅ ꯍꯟꯗꯛ ꯑꯣꯜꯂꯛꯏ ꯃꯑꯣꯡꯁꯦ ꯀꯩꯅꯣ ꯑꯩꯉꯣꯟꯗꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯣ ꯑꯦꯛꯖꯥꯝꯒꯤ ꯐꯣꯟ ꯄꯥꯏꯗꯦ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯅꯃꯥꯟꯅꯕꯁꯤꯡꯒ ꯀꯥꯞꯄ ꯐꯣꯇꯣ ꯊꯥꯒꯠꯂꯛꯏꯕ ꯄꯨꯔꯦꯝꯕꯤ ꯀꯞꯅꯤꯡꯕꯗꯤ ꯍꯧꯔꯛꯂꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯈꯪꯖꯤꯜꯂꯒ ꯏꯃꯥꯟꯅꯕ ꯅꯠꯇꯦ ꯑꯩꯒ ꯈꯪꯅꯕꯅꯦ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯑꯣ ꯑꯩ ꯋꯥꯈꯜ ꯍꯣꯡꯈ꯭ꯔꯦ ꯑꯩꯗꯤ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦ ꯄꯨꯔꯦꯝꯕꯤꯒꯤ ꯃꯇꯧꯗꯨꯗ ꯖꯒꯠ ꯉꯥꯟꯕ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯔꯦ ꯃꯥꯕꯨ ꯂꯥꯞꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯛꯄꯗꯨꯗꯤ ꯃꯥ ꯁꯦꯡꯅ ꯉꯛꯄ ꯐꯥꯎꯈ꯭ꯔꯦ ꯑꯩ ꯀꯩ ꯂꯥꯟꯈ꯭ꯔꯒꯦ ꯅꯪꯅ ꯑꯗꯨ ꯌꯧꯅ ꯑꯩꯕꯨ ꯅꯥꯊꯩꯔꯝꯂꯤꯕꯗꯤ ꯄꯨꯔꯦꯝꯕꯤ ꯀꯞꯅꯤꯡꯕꯗꯣ ꯈꯥꯡꯕ ꯉꯝꯃꯛꯇ꯭ꯔꯦ ꯀꯞꯂꯤ ꯇꯧꯅ ꯂꯥꯟꯗꯦ ꯅꯪꯗꯤ ꯀꯔꯤꯁꯨ ꯂꯥꯟꯗꯦ ꯑꯩꯅ ꯂꯥꯟꯕꯅꯦ ꯑꯩꯅ ꯄꯪꯉꯨꯕꯒꯤꯅꯤ ꯅꯪꯕꯨ ꯊꯥꯖꯔꯨꯕꯒꯤ ꯖꯒꯠ ꯉꯥꯟꯕ ꯄꯨꯔꯦꯝꯕꯤꯗ ꯉꯛꯅ ꯌꯦꯡꯂꯛꯏ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯣ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯏꯕꯥꯅꯤ ꯍꯥꯟꯅꯒꯨꯝ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯑꯃꯒ ꯃꯅꯥꯎꯄꯥ ꯑꯃꯒ ꯂꯩꯅꯕ ꯃꯔꯤꯗꯨꯗ ꯂꯩꯕ ꯀꯩꯅꯣ ꯅꯪ ꯍꯥꯏꯁꯦ ꯑꯩ ꯃꯗꯨꯗꯤ ꯉꯝꯃꯣꯏ ꯅꯪꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒ ꯏꯃꯥꯅ ꯅꯣꯏꯗ ꯃꯪꯒꯣꯜ ꯀꯥꯔꯛꯅꯕꯒꯤ ꯋꯥꯁꯨ ꯂꯣꯏꯅꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯀꯩꯅꯣ ꯑꯩꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯣ ꯖꯒꯠ ꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯔꯒꯨꯝꯁꯦ ꯑꯗꯨꯒ ꯅꯪ ꯌꯨꯝꯗꯁꯨ ꯐꯖꯅ ꯍꯥꯏꯌꯣ ꯏꯕꯥꯅꯤꯒꯤ ꯁꯤꯜꯂꯤꯁꯦ ꯇꯣꯛꯅꯕ ꯑꯩ ꯆꯪꯉꯒꯦ ꯄꯨꯔꯦꯝꯕꯤ ꯀꯞꯂꯤ ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤꯒꯦ ꯇꯧꯏ ꯖꯒꯠ ꯉꯥꯟꯕ ꯂꯝꯕꯤꯗ ꯊꯠꯂꯤ ꯄꯨꯔꯦꯝꯕꯤꯁꯨ ꯄꯤꯅ ꯊꯝꯂꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯖꯒꯠ ꯉꯥꯟꯕꯗ ꯌꯦꯡꯈꯠꯂꯛꯏ ꯑꯗꯨꯒ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ ꯃꯥ ꯌꯥꯝ ꯋꯥꯔꯕꯅꯦ ꯖꯒꯠ ꯉꯥꯟꯕ ꯉꯛꯅ ꯃꯥ ꯍꯥꯏꯗꯤ ꯈꯪꯗ꯭ꯔꯕ ꯅꯨꯄꯥ ꯅꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯥ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯕ ꯑꯩ ꯏꯁꯥ ꯐꯥꯎꯕ ꯉꯁꯤꯗꯤ ꯍꯪꯒꯣꯏꯖꯕ ꯐꯥꯎꯔꯦ ꯄꯨꯔꯦꯝꯕꯤ ꯃꯄꯤꯗꯣ ꯁꯤꯟꯊꯔꯛꯀꯅꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯇꯥꯔꯤꯕ ꯄꯤꯗꯣ ꯑꯃꯨꯛ ꯇꯩꯊꯣꯛꯂꯒ ꯍꯥꯏꯔꯤ ꯅꯪꯒꯤ ꯑꯌꯤꯡꯕꯤ ꯅꯪꯅ ꯀꯔꯤꯒꯤ ꯃꯥꯕꯨ ꯑꯁꯨꯛ ꯋꯥꯍꯜꯂꯤꯅꯣ ꯅꯨꯄꯥ ꯑꯣꯏꯕ ꯅꯣꯏꯅꯗꯤ ꯈꯪꯉꯔꯣꯏ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯑꯋꯥꯕ ꯃꯥꯒ ꯄꯥꯎ ꯐꯖꯅ ꯐꯥꯎꯅꯕꯤꯌꯨ ꯑꯗꯨꯒ ꯅꯪ ꯃꯥꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯑꯩꯅ ꯅꯐꯝꯗ ꯈꯨꯠꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯖꯒꯠ ꯉꯥꯟꯕ ꯄꯨꯔꯦꯝꯕꯤꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯅꯤꯗꯨꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯦꯝꯊꯣꯏꯅ ꯄꯨꯔꯦꯝꯕꯤꯕꯨ ꯀꯧꯕꯒꯤ ꯃꯈꯣꯟ ꯇꯥꯔꯤ ꯄꯨꯔꯦꯝꯕꯤ ꯌꯨꯝꯂꯣꯝꯗ ꯌꯦꯡꯉꯒ ꯍꯥꯏꯔꯛꯏ ꯑꯩ ꯏꯃꯥꯅ ꯀꯧꯔꯦ ꯆꯪꯉꯒꯦ ꯄꯨꯔꯦꯝꯕꯤ ꯍꯟꯗꯛꯇꯤ ꯆꯦꯟꯕꯣꯏ ꯀꯩꯑꯣꯏ ꯒꯝ ꯆꯠꯈ꯭ꯔꯦ ꯖꯒꯠ ꯉꯥꯟꯕꯗꯤ ꯍꯧꯖꯤꯛꯁꯨ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯤ ꯀꯗꯣꯝꯗꯒꯤ ꯑꯌꯤꯡꯕꯤ ꯌꯧꯁꯜꯂꯛꯏꯕꯅꯣ ꯈꯟꯕꯗ ꯖꯒꯠ ꯉꯥꯟꯕ ꯃꯀꯣꯛ ꯉꯥꯎꯈ꯭ꯔꯦ ꯖꯒꯠ ꯉꯥꯟꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯥꯅ ꯃꯣꯏꯒꯤ ꯒꯦꯠ ꯌꯧꯔꯛꯄꯗ ꯒꯥꯔꯤ ꯑꯆꯧꯕ ꯑꯅꯤ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯤ ꯒꯥꯔꯤ ꯑꯃꯗꯤ ꯃꯥꯅ ꯃꯁꯛ ꯈꯪꯉꯤ ꯄꯨꯔꯦꯝꯕꯤꯅ ꯍꯧꯖꯤꯛ ꯍꯥꯏꯔꯛꯈꯤꯕꯗꯨꯒ ꯃꯥ ꯏꯁꯤꯡ ꯆꯤꯡꯅꯔꯗꯨꯅ ꯃꯥꯁꯨ ꯒꯦꯠꯇꯨ ꯁꯠ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯉꯤ ꯖꯒꯠ ꯉꯥꯟꯕ ꯂꯥꯛꯄ ꯎꯕꯗ ꯃꯥꯡꯒꯣꯜꯗ ꯃꯃꯥ ꯍꯦꯃꯥꯅ ꯃꯊꯥ ꯁꯥꯅ ꯐꯝꯂꯝꯃꯤꯕꯗꯣ ꯍꯥꯟꯅ ꯎꯔꯦ ꯑꯗꯨꯒ ꯑꯍꯜ ꯅꯨꯄꯤ ꯈꯔꯒ ꯅꯨꯄꯤ ꯑꯃ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯒꯁꯨ ꯐꯝꯃꯤ ꯖꯒꯠ ꯉꯥꯟꯕ ꯀꯔꯤꯅꯣ ꯈꯪꯅꯤꯡꯂꯗꯨꯅ ꯁꯠ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯏꯃꯥ ꯍꯦꯃꯥꯅ ꯃꯆꯥꯅ ꯀꯧꯔꯛꯄꯗꯣ ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯉꯤ ꯏꯃꯥ ꯀꯩꯗꯧꯔꯒꯦ
mayam laisibo kai tawbu yawrage ahal singdasu jagat ngambadi yengi aduga Hema su khumai imagi bungato isabu Hema na haining libado haidokpa ngamdre mamagi matawduda amuksu hangi ima kaidorge hayo lagliba ahal singdogi maraktagi nupi amana ibungo lagliba ikhoise ayingbigi sagagi ahal singi aina mama bukni jagat nganba purimina hausi hairakiba singduga aduga ahal singsina ayingbi palakpasida ma asabu pokpa haurakle jagat nganba ahal nupiduda hairi o kairi birage wari se nangna di khangri maliko adubu nangna leithoknaba tawbuna yararoi haujikti aigi isa se tha lepe jagat nganbadi karino khali hairakliba wado madi gyan tadre aduga ikhoida laisina kai maramge nupi amana fingalaga hairi karino da taage na tari bani ngasai tari bani nupa nang to hagat mali nang na ikhoise kari oina khalino Hemana ibema amta tapthabiko wari se gyanta na amukta sanakisi nupi dudi tapthakidre hena dam henjilei karino karigi tapthabano nupi sibu sanapolo sel thum pairena hekta pangya yado manro isa se laisabini ne jagat nganba mana angang oirabasu mathang baram khangdaba ngakta hairakpaduda khumei aina kari akaibu tawkhrage aidi kuire maga papu kunakidaba maga adumba mari amadasu leinakide jagat nganba sauningmana wado sengna sengna hekta hairakli nupi masana hairabani na haujati chenba yararoi si hairaga nupiduna ayingbi ngasaidagi mamai khumduna famlibado puthorei ayingbi sengna khumu idomsa hoi ekhoi mayam leiri man hekto isitaba yabro yomsida ngasi hekta lehogdabani sasidi ayingbi jagat nganbada amuk ye madam sada amuk yeng tawduna leiri jagat nganbade ayingbi masaktu phawba yeningdaba phawri ayingbi na wangangdana leibaduda mama bokdusu yausilei isage khoi leiri sidi mana kari tawba ngamdoino kirunu hekta hayo asengbado nupado manatra Hemadi nupidugi wahangduda lawai ludon satkre aduba jagat nganbade nasungdana leiri ayingbida phaw khani yengakte ayingbi su jagat nganbagi matawduda hek hayu sungamdre ayingbi tumi leibaduda jagat nganbana oina khomei asengbado tasengna khangningade ngasi simade ayingbi su thambiramo Hemadi masagi wadu tabada sor lepkre ayingbina jagat nganbagi ni hairibase chumlaboi khanbada Madi tarangamada tawkri Purembi pu mamung oinaba haina naba ngaiduna sulairibani khallubada Hema thamoi kaikre mayamdasu tingak yengi aduga jagat ngambana hairiba wadusu karino khali adubu yumsida thamlambana chumani khaladuna ayingbi thamlamle asumna mayamdo chakraba matung ayingbisu jagat ngambada kirup yengi jagat ngambade wadi ngangda imungda fatpat changkre aduga gari asawbagi solok thoklaga ayingbi puduna thokri Hema so tarangamada tawringe machada wa hangba phawba kawkri ahengi pungama dawaida purembida kolai hajan tawsilakpaduda purembi so uirum tawduna kanano yengdabi adum paikhali hek paikhatpaga changkhombina purembi jagat nupi chele aha Purembi uirum tawrambado mit khangsing sini moi hausi thaiba chatle male chandrana hairapani Purembi kemda khumlakhidre changkhom bisu pakhatladuna phone dagi kauri hello Purembi tabro Purembi phone do nakongdagi thangdaduna thamkhre aduga chak yumna phamungduda phamduna rikhe changkhom bi asamda hairaliba mayamdasu ma amata takhidre mangna Dikki bidade sinthare hawkiba mayamdasu mamita sangsangna uri amade ngasida magi mangda letlambadusu mitta uri aduga amuksu ayingbigi wahaising purembi tasengna gyan mangkre nusiba karino khangaudana nusirubana hankhibani thamoi magi marangna Meeting mana soibra
ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯨꯅ ꯅꯨꯡꯁꯤꯕ ꯑꯣꯏꯍꯜꯂꯛꯈꯤꯕ? ꯃꯇꯝ ꯅꯪꯅ ꯏꯟꯁꯤꯟꯈꯤꯕ꯭ꯔꯥ? ꯑꯣꯏꯈꯤꯕꯅꯤ. ꯃꯉꯥꯎ ꯊꯤꯔꯕꯤ ꯏꯁꯧꯇꯅ ꯂꯥꯏꯅꯤꯡ ꯑꯣꯏꯖꯔꯝꯕꯤ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯅꯪꯅ ꯑꯣꯏꯈꯤꯕꯅꯤ. ꯀꯞꯆꯈꯤꯕꯅꯤ ꯆꯩꯅꯥ ꯃꯁꯛ ꯈꯪꯂꯕꯁꯨ ꯈꯪꯗ꯭ꯔꯕꯁꯨ ꯅꯨꯡꯁꯤꯕ ꯅꯪꯒꯤꯗꯃꯛꯇ. ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯀꯔꯝꯕ ꯃꯌꯥꯅꯣ ꯁꯥꯟꯅꯕꯤꯔꯤꯕ? ꯑꯁꯨꯝ ꯇꯧꯕ꯭ꯔꯥ ꯅꯨꯡꯁꯤꯕ? ꯆꯩꯅꯥ ꯃꯁꯤꯡ ꯈꯪꯗꯅ ꯊꯃꯣꯏꯁꯤꯕꯨ ꯆꯥꯡꯌꯦꯡ ꯇꯧꯔꯤꯕ꯭ꯔꯥ? ꯀꯔꯤꯒꯤ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕꯅꯣ ꯅꯨꯡꯁꯤꯕ ꯅꯪꯅ? ꯀꯔꯤꯒꯤ ꯑꯃꯨꯛꯁꯨ ꯑꯀꯤꯕ ꯃꯁꯛ ꯀꯌా ꯊꯦꯡꯅꯍꯟꯕꯅꯣ? ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯂꯨꯔꯕꯗꯤ ꯃꯩꯁꯥꯛꯁꯤꯁꯨ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯕ꯭ꯔꯥ? ꯄꯨꯔꯦꯝꯕꯤ ꯃꯪꯗꯨꯅ ꯇꯨꯃꯤꯟ ꯀꯞꯂꯝꯕꯗꯣ ꯋꯥꯈꯜꯗ ꯈꯜꯂꯤ. ꯀꯩꯒꯤ ꯑꯩꯅ ꯀꯞꯄꯅꯣ? ꯃꯥꯗꯤ ꯑꯩꯒꯤ ꯅꯠꯇꯦ. ꯑꯃꯨꯛꯁꯨ ꯄꯨꯔꯦꯝꯕꯤꯗꯣ ꯀꯞꯄꯤ ꯍꯤꯛꯅ. ꯃꯃꯥꯅ ꯇꯥꯈꯤꯗꯅꯕ ꯍꯥꯏꯗꯨꯅꯁꯨ ꯃꯆꯤꯟꯗꯣ ꯃꯦꯟꯁꯤꯟꯖꯩ. ꯑꯗꯨꯒ ꯑꯃꯨꯛ ꯈꯟꯖꯩ ꯃꯇꯣꯝꯇ. ꯅꯪꯗꯤ ꯃꯥꯒꯤꯅꯤ. ꯑꯩꯅ ꯌꯦꯠꯂꯨꯕꯅꯤ. ꯅꯨꯡꯁꯤꯕ ꯃꯁꯛꯁꯨ ꯈꯪꯗꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕ. ꯉꯁꯤꯗꯤ ꯅꯨꯡꯁꯤꯕꯗꯨꯅ ꯑꯣꯠꯂꯔꯦ. ꯃꯩꯆꯥꯛ ꯄꯤꯔꯔꯦ. ꯑꯩ ꯀꯞꯂꯔꯣꯏ. ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯀꯞꯂꯔꯣꯏ. ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯄꯤꯁꯤꯅ ꯂꯦꯞꯄꯨ ꯌꯥꯗ꯭ꯔꯤꯕꯁꯦ? ꯄꯨꯔꯦꯝꯕꯤꯗꯤ ꯀꯞꯂꯦ ꯐꯖꯅ. ꯑꯍꯤꯡꯗꯁꯨ ꯇꯨꯝꯈꯤꯗ꯭ꯔꯦ. ꯁꯣꯝꯗꯅ ꯆꯟꯗ꯭ꯔꯅ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯉꯥꯡꯂꯗꯨꯅ ꯍꯜꯂꯛꯏ. ꯑꯍꯨꯝꯗꯣ. ꯁꯅꯔꯦꯝꯕꯗꯤ ꯇꯨꯝꯅꯤꯡꯂꯕꯅꯤ. ꯎꯏꯔꯤ ꯇꯧꯔꯤꯕꯗꯣ ꯆꯟꯗ꯭ꯔꯅ ꯈꯪꯂꯥꯎ ꯑꯃꯨꯛ ꯂꯥꯎꯔꯛꯄꯗꯨꯗ ꯑꯃꯨꯛ ꯈꯪꯗꯨꯅ ꯃꯤꯠꯇꯨ ꯍꯦꯛꯇ ꯁꯤꯡꯈꯤ. ꯆꯟꯗ꯭ꯔꯗꯤ ꯉꯥꯡꯕ ꯂꯦꯞꯇꯦ. ꯁꯅꯔꯦꯝꯕ, ꯀꯩꯅꯣ ꯅꯪ ꯇꯨꯝꯅꯤꯡꯉꯕꯣ? ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯁꯤꯗ? ꯄꯨꯡꯗꯣ ꯑꯝꯇ ꯌꯦꯡꯉꯨꯕ. ꯑꯩꯈꯣꯏ ꯑꯔꯥꯡꯕꯝꯕꯣ ꯅꯪꯒꯤ ꯋꯥꯔꯤꯗꯅ ꯅꯥꯏꯗꯤ ꯑꯃꯨꯛ ꯃꯤꯍꯨꯟꯒꯁꯦ ꯃꯄꯥꯟ ꯊꯣꯛꯀꯗꯧꯔꯦ. ꯌꯥꯅꯤ ꯃꯤꯍꯨꯟ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯕꯁꯨ ꯍꯦꯛꯇ ꯀꯧꯁꯤꯟꯗꯧꯔꯤꯕꯅꯤ. ꯑꯔꯥꯡꯕꯝꯁꯤꯗꯤ ꯉꯥꯏꯕ ꯁꯥꯕꯁꯨ ꯍꯩꯔꯤꯕꯣꯏꯔꯦ. ꯑꯩꯅ ꯍꯩꯇꯕ ꯀꯔꯤ ꯂꯩꯔꯤꯒꯦ ꯍꯥ? ꯑꯝꯇ ꯍꯥꯏꯔꯧꯅꯦ. ꯇꯨꯝꯅꯤꯡꯉꯁꯨ ꯊꯨꯒꯥꯏꯕꯤꯔꯕ ꯁꯅꯔꯦꯝꯕꯗꯨꯗ ꯆꯟꯗ꯭ꯔ ꯋꯥꯍꯪꯗꯨꯝ ꯍꯪꯖꯤꯜꯂꯛꯏ. ꯖꯒꯠ ꯉꯥꯟꯕꯗꯤ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯑꯗꯨꯝ ꯊꯧꯔꯤꯕꯅꯤ. ꯈꯨꯝꯂꯛꯇꯦ. ꯆꯟꯗ꯭ꯔ ꯖꯒꯠ ꯉꯥꯟꯕꯗ ꯑꯣꯟꯁꯤꯜꯂꯛꯑꯒ ꯍꯥꯏꯔꯛꯏ. ꯍꯥ ꯖꯒꯠ, ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ? ꯆꯨꯝꯗ꯭ꯔꯕ? ꯑꯩꯅ ꯀꯩ ꯍꯩꯇꯕ ꯂꯩꯒꯦꯅꯦ? ꯖꯒꯠ ꯉꯥꯟꯕꯗꯤ ꯅꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ. ꯁꯅꯔꯦꯝꯕꯅ ꯑꯣꯏꯅ ꯈꯨꯝꯃꯛꯏ. ꯃꯁꯥꯅ ꯃꯁꯥ ꯊꯥꯒꯠꯆꯕꯁꯦ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯌꯧꯋꯤ ꯍꯥꯏꯕꯅꯤꯀꯣ. ꯆꯟꯗ꯭ꯔ ꯁꯅꯔꯦꯝꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯨꯛꯁꯨ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯕ ꯑꯃꯨꯛ ꯍꯧꯔꯛꯏ. ꯁꯅꯔꯦꯝꯕꯁꯨ ꯈꯨꯝꯃꯛꯏ ꯑꯗꯨꯝ. ꯉꯁꯥꯏ ꯑꯌꯤꯡꯕꯤꯒ ꯇꯣꯡꯕꯗꯗꯤ ꯃꯈꯣꯟ ꯃꯋꯥꯒ ꯇꯥꯗꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯏꯅꯔꯖꯤ ꯌꯥꯎꯔꯛꯄ꯭ꯔꯥ ꯍꯥ? ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯗ? ꯆꯠꯂꯨꯗꯥꯗ ꯑꯗꯨꯒꯤ ꯑꯌꯥꯛꯄꯤꯗꯣ ꯄꯜꯂꯛꯀꯅꯣ. ꯂꯦꯝꯗꯦꯕ. ꯃꯥꯒꯤ ꯃꯃꯥꯡꯗ ꯋꯥ ꯉꯥꯡꯕꯤꯗꯧꯕ ꯆꯟꯗ꯭ꯔ ꯅꯠꯇꯦꯅꯦ. ꯀꯨꯏꯔꯦ. ꯑꯩꯗꯤ ꯍꯦꯛ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗꯨꯗꯒꯤ ꯍꯧꯈ꯭ꯔꯕꯅꯤ. ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯀꯨꯕꯣꯛ ꯀꯣꯏꯕ ꯅꯤꯄꯥꯁꯤꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯗ꯭ꯔꯅ ꯍꯥꯏꯗꯣꯛꯄꯤꯗꯕꯤ ꯋꯥꯅꯤ. ꯖꯒꯠ ꯉꯥꯟꯕ ꯍꯟꯗꯛꯇꯤ ꯈꯨꯝꯃꯛꯏ. ꯌꯥꯔꯦꯗ, ꯒꯥꯔꯤꯁꯦ ꯑꯝꯇ ꯆꯨꯝꯅ ꯊꯧꯖꯒꯦ. ꯁꯅꯔꯦꯝꯕꯅ ꯍꯥꯏꯒꯨꯝꯗꯅ ꯃꯁꯤ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯕꯒ ꯄꯨꯡꯄꯪ ꯍꯦꯛ ꯄꯪꯉꯨꯔꯕꯖꯥꯠꯅꯤ. ꯆꯟꯗ꯭ꯔꯅ ꯃꯥꯅꯤ ꯉꯁꯤꯒꯤꯗꯨꯁꯨ ꯑꯩꯗꯤ ꯉꯛꯎꯔꯕꯅꯤ. ꯃꯥꯅꯒ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯐꯝꯂꯝꯕꯗꯨꯗ. ꯖꯒꯠ ꯉꯥꯟꯕ ꯃꯌꯨꯝꯗꯒꯤ ꯑꯌꯤꯡꯕꯤꯕꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ. ꯑꯗꯨꯒ ꯆꯟꯗ꯭ꯔꯒ ꯁꯅꯔꯦꯝꯕꯒꯗ ꯀꯣꯜ ꯇꯧꯔꯒ ꯊꯕꯛ ꯑꯃꯗ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯏ. ꯁꯅꯔꯦꯝꯕ ꯍꯥꯟꯅ ꯂꯧꯔꯨꯔꯦ. ꯑꯗꯨꯒ ꯁꯅꯔꯦꯝꯕꯅ ꯃꯃꯥꯡꯗ ꯐꯝꯈꯤꯕꯗꯨꯗ ꯆꯟꯗ꯭ꯔ ꯃꯅꯤꯡꯗ ꯐꯝꯕ ꯀꯥꯔꯤ. ꯑꯗꯨꯒꯗꯤ ꯅꯨꯄꯤ ꯑꯃ ꯅꯣꯟꯊꯔꯒ ꯁꯝꯗ ꯂꯣꯏꯅ ꯍꯩꯊꯔꯒ ꯐꯝꯂꯝꯕꯗꯨ ꯎꯕꯗ ꯆꯟꯗ꯭ꯔꯗꯤ ꯈꯪꯉꯗꯨꯅ ꯂꯥꯎꯔꯤ. ꯑꯣ ꯏꯃꯥ, ꯀꯩꯗꯧ ꯂꯩꯔꯤ ꯚꯥꯏ? ꯁꯅꯔꯦꯝꯕꯁꯨ ꯉꯁꯥꯏꯗꯒꯤ ꯑꯌꯤꯡꯕꯤ ꯌꯥꯎꯏ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯕꯅꯤ. ꯃꯥꯁꯨ ꯆꯟꯗ꯭ꯔꯅ ꯈꯪꯗꯨꯅ ꯄꯥꯏꯊꯣꯛꯈꯤꯕꯗꯨꯗ ꯃꯅꯤꯡ ꯁꯤꯠꯇꯨꯗ ꯌꯦꯡꯉꯤ. ꯁꯅꯔꯦꯝꯕꯁꯨ ꯈꯪꯉꯤ. ꯂꯩꯔꯦ ꯖꯒꯠ, ꯃꯅꯤꯡꯗ ꯂꯩꯔꯦ. ꯖꯒꯠ ꯉꯥꯟꯕꯅ ꯑꯌꯤꯡꯕꯤ ꯌꯥꯎꯏ ꯍꯥꯏꯗ꯭ꯔꯤꯕꯅꯤ. ꯑꯅꯤꯁꯤꯗ ꯖꯒꯠ ꯉꯥꯟꯕ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ. ꯀꯥꯏꯗꯤ ꯂꯩꯕꯅꯣ? ꯑꯌꯤꯡꯕꯤꯅꯦꯁꯦ. ꯍꯥ? ꯑꯌꯤꯡꯕꯤ? ꯃꯥꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯎꯔꯛꯏꯕ? ꯁꯅꯔꯦꯝꯕꯅ ꯅꯠꯇꯦ, ꯃꯃꯥꯏꯁꯤꯁꯨ ꯂꯣꯏ ꯈꯨꯝꯖꯤꯜꯂꯦ. ꯀꯅꯥꯅ ꯀꯃꯥꯏ ꯀꯤꯔꯨꯗꯣꯏꯅꯣ ꯑꯁꯤꯗꯕꯨ ꯍꯥ? ꯒꯥꯔꯤ ꯃꯅꯨꯡꯁꯨ ꯅꯪ ꯂꯥꯏꯠ ꯊꯥꯟꯕꯤꯗꯦ. ꯑꯩ ꯐꯣꯟꯗ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯀꯣꯟꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ. ꯂꯥꯏꯠ ꯊꯥꯜꯂꯗꯤ ꯃꯥ ꯌꯥꯎꯕꯁꯦ ꯃꯤꯅ ꯎꯈꯤꯔꯣꯏꯗ꯭ꯔꯣ? ꯑꯗꯨꯒꯤ ꯊꯥꯟꯗꯕꯅꯤ.
Chandrana. Nate, Nangi says a labor hydro. Sanaremana. Adudi, Chesikina Kamaitova. Ani the day, Jaganamana the pitcher and a Kalibani. Ask I begin to pitch and no. The pizza. Tinban is a dozy. The pitin. There you go. Here, Koino. God, I tell you, Chelina Sonangisa. Not Demi. I can't worry the Horan higher giver. Nothing I connect. None of the pit in the Snakaidan. None no more photo would give though. Sandra Sanarembaga, Tinga Inni. Otherwise, I got Nanba, Sanaremba da Mohangi. Sanaremba. None and Han, no demon Namasakangi heaven bado. Adumayum Kongro. Oh, no in biggie, Chinis of Widera. Kangi. A great demon and a hand tie. Yumdo, Nagnared. No gabo had the pond Godoga, Yam Hinadra. Tindopon is a dish, a poor single human actor. Oh, pay for it till you're slow. Won't you think it over? A home door, Jagat Nanbaga, Sanare Magana, Mamang the Farm Creek. Aduga Chandraga, Aying Bigana, Manning to the family. Aying being aside the gay, Gariso Hydri. Aduga Napa, Homdana, Panaguinawari Sanaraga. Gari Amutautan Chatpada. Kadai the Pudo Ribbon Hainakali, Aying Bido. Aduga Chandra Day, Hainada be Habido Oiri. Family Boku from Do, Gari Dogi Mapanda, Sit Amaga Hapiram Labadi, Mapanda, Tokro Bogi Pibamni. Tong to that, Tap Hik Nafsin K family. Aduga Aying Biso, Nakanamagi Tong to that, Nafsin to the family. Mayai to that is in Botalamasu Tamzale. Chandra, Hinzinagum say, Hinzinadana Tami when he Hibagi Maumi. Aying Bisotanak to that, Ising Hekani Natuna, Mayaida, Sanjana Tamiba bottle do, Lauga Hanatori. Chandra Aying Mina bottle by Hanator Libado, Gari Manungi, Light Tandrabaso, Mapandagi Fausilaba, Light the Gi, Kitan Dui. Chandra Kanga fighter than a Hari. Kaino, bottle Sisokan. Aying Biso Chandra Gikoi the bottle the Lobangamje. Chandra Day, Amukhanagum, Maya Jana Tami. Bottle do. Taurima toasting do, Sanarembaga Zagat Nanbagaso, Chandra Gikoi the Nogning. Ising say, Kita Taksagi. I can't come Dovani. Chandra so Aying be sing tonguing a habit of the Gariso Hydre. Aying be so button the Laudina is in the Kitante. Chandra Nawakanda Kali. Just I dig Kang than the river. And the Giwa is on a Rubai Queen Tugging. I do what the Millie Mana Taki. That day, Mani saying on Damu. Gay girl, college. Marie the one came on the Nagli, Adoga Sanare Manataglaga. Makoina Tirak Liba Yum the Gay, Ket Mamang the Gari calmly. Aying Bidi, Punganga Cream the Ubada. Chandrana, you're a Banina Jagat, Tamlo Masalasi. Aying Be, Nunkum Taro. Jagatnan Basi Hayamaga, Kumtakri. Aying Bisukumtari. Adoga Zagatnam and a lip libada, Sangsingre. Sandraga Sanare Magadi, Gari Dada, Adum Pomdana Lehori. Aying Bingakna, Jagatnam the Hangi. Kaino. Nang na ibo sa tapura isay. Jagat nan ba aying bida, hanapau yung da bida hari. Nang kang manatro, ay sa tapura isay di maram. Ihaglaga kang ani. Jagat nga ba, nang nga damay daw gano. Ay mo nang ginagta tambiyo. Ay mapam sa leho mga moy. Jagat nga ba handag di, aying bida mo niyang gahari. Kare, ay ginagta nang di, kayge. Kayge ginagta lay diba? Ay ginagta lay daw madi. Nang nate. Please, Jagat nga ba? Ay langkri. Ay bunga biyo. Ado kay yung sila di tambirong gano. Ay mo na nagtalayan biyo. Ay yahuzi ay iba pibam say. Nang naung kang biyo. Jagat nga ba asawa da sumhengalay. Nangay ka kalimrili na kiga. Ado ikay kang dabro na pina. Napi amor di nasal na sagi character soy din na bachat ka daw ni. Ado ka nang yung sila. Nangi asengba ngang mapaduga lehugadabani. Aduga inusi warida nang napaloy na sila kano. Aying bikaram na maga kangnaba nupasi jagat nga ba na kanglam liba no hayna mangag tingay. Aduga ikay basi pasna kangkidring asidi. Aying binahanjin mabut tambiram kano hay duna layre. Jagat nga ba saw na mga sa hayre. Nang nasana makang toga lagi hebra. Natraga ay nakang to hebra. Ahoy. Jume, ay gamaga kang narami. Ado ba ihaw sikti,
ꯃꯥꯒ ꯂꯩꯕ ꯉꯝꯃꯔꯣꯏ ꯃꯥꯗꯤ ꯑꯇꯣꯞꯄ ꯌꯦꯡꯈ꯭ꯔꯦ ꯑꯩꯕꯨ ꯅꯥꯊꯩꯔꯝꯂꯦ ꯑꯗꯨꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯝꯇ ꯅꯪꯅ ꯈꯪꯕꯤꯌꯨꯁꯦ ꯑꯏꯪꯕꯤ ꯋꯥꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯖꯒꯠꯉꯥꯟꯕꯒꯤ ꯃꯈꯨꯠꯇ ꯐꯩꯔꯦ ꯖꯒꯠꯉꯥꯟꯕꯅ ꯍꯩꯅꯗꯗꯨꯅ ꯐꯠ ꯀꯟꯊꯣꯛꯑꯒ ꯅꯪ ꯂꯩꯁꯤ ꯀꯩ ꯑꯣꯏꯅ ꯎꯒꯦ ꯃꯇꯝ ꯑꯃꯗꯗꯤ ꯅꯪ ꯌꯥꯝꯅ ꯆꯥꯎꯊꯣꯛꯈꯤꯗꯦ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯩꯊꯣꯛꯈ꯭ꯔꯕꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯍꯥꯟꯅꯒꯤ ꯅꯈꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯇꯧꯒꯗꯕ ꯖꯒꯠꯉꯥꯟꯕꯗꯣ ꯅꯠꯇ꯭ꯔꯦ ꯑꯩꯗꯤ ꯃꯥꯒꯤ ꯈꯛ ꯑꯣꯏꯍꯟꯒꯅꯤ ꯑꯩꯅꯁꯨ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯏꯅꯥꯛꯇ ꯂꯩꯍꯜꯂꯣꯏ ꯑꯩꯗꯤ ꯃꯥꯒꯤ ꯑꯩꯒꯤ ꯄꯨꯔꯤꯡꯕꯤꯒꯤ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯨꯝ ꯉꯥꯡꯅꯗꯨꯅ ꯂꯩꯕꯗꯨꯗ ꯒꯥꯔꯤꯗ ꯐꯝꯍꯧꯔꯤꯕ ꯑꯅꯤꯗꯨꯁꯨ ꯀꯨꯝꯊꯔꯤ ꯑꯗꯨꯒ ꯖꯒꯠꯉꯥꯟꯕꯗ ꯍꯥꯏꯔꯛꯏ ꯆꯟꯗ꯭ꯔꯅ ꯖꯒꯠ ꯀꯩꯗꯧꯔꯒꯦ ꯊꯦꯡꯍꯜꯂꯁꯤ ꯐꯣꯟ ꯇꯧꯔꯒ ꯀꯧꯊꯣꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯚꯥꯏ ꯑꯦ ꯃꯥꯒꯤ ꯅꯨꯄꯥꯗ ꯐꯣꯟ ꯇꯧ ꯌꯥꯗ꯭ꯔꯕ ꯐꯔꯦ ꯒꯦꯠ ꯑꯣꯏꯅ ꯊꯤꯜꯂꯒ ꯀꯧꯊꯣꯛꯑꯁꯤ ꯑꯩ ꯇꯧꯒꯦ ꯆꯟꯗ꯭ꯔ ꯒꯦꯠ ꯃꯅꯥꯛꯇ ꯁꯠ ꯁꯠ ꯆꯪꯈ꯭ꯔꯒ ꯒꯦꯠꯇꯨꯗ ꯒꯣꯡ ꯒꯣꯡ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯛꯄꯗꯨ ꯃꯉꯥꯏ ꯍꯦꯛꯇ ꯊꯤꯟꯖꯤꯜꯂꯤ ꯆꯟꯗ꯭ꯔꯒꯤ ꯃꯇꯧꯗꯨꯗ ꯆꯟꯗ꯭ꯔꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯤ ꯆꯟꯗ꯭ꯔ ꯑꯩꯕꯨ ꯊꯝꯕꯤꯔꯝꯒꯅꯨ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯖꯒꯠꯉꯥꯟꯕꯅꯤ ꯑꯩꯕꯨ ꯃꯥꯒ ꯀꯥꯏꯅꯍꯟꯕꯤꯒꯅꯨ ꯆꯟꯗ꯭ꯔꯗꯣ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩ ꯅꯨꯃꯤꯠꯇ ꯅꯨꯡꯁꯤꯕ ꯖꯒꯠꯉꯥꯟꯕꯅꯣ ꯍꯥ ꯑꯗꯣ ꯑꯣꯏꯔꯔꯣꯏ ꯍꯧꯖꯤꯛꯇꯤ ꯊꯥꯏꯅꯒꯤ ꯅꯪꯒꯤ ꯗ꯭ꯔꯥꯏꯚꯔ ꯖꯒꯠꯉꯥꯟꯕꯗꯣ ꯑꯣꯏꯗ꯭ꯔꯝ ꯅꯪꯕꯨ ꯑꯦꯅꯤꯚꯔꯁꯔꯤ ꯐꯣꯇꯣꯒ ꯌꯥꯝ ꯊꯥꯒꯠꯅꯈꯤꯗꯥꯏ ꯅꯨꯡꯉꯥꯏꯅ ꯋꯥꯠꯇ ꯄꯥꯗꯅ ꯄꯥꯟꯕꯤꯍꯧꯔꯣ ꯁꯤꯗꯩꯁꯤꯗ ꯏꯃꯥꯟꯅꯕꯁꯤꯗꯤ ꯄꯨꯖꯈ꯭ꯔꯒꯦ ꯃꯃꯥꯡꯗ ꯅꯈꯨꯠꯇ ꯇꯥꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯇꯥꯍꯜꯂꯔꯣꯏ ꯆꯟꯗ꯭ꯔꯅ ꯋꯥ ꯉꯥꯡꯕ ꯂꯣꯏꯔꯛꯄꯗ ꯒꯦꯠꯇꯨꯁꯨ ꯍꯥꯡꯗꯣꯔꯛꯏ ꯑꯍꯟ ꯈꯔ ꯑꯣꯏꯕ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯂꯩꯔꯝꯂꯤꯕ ꯃꯈꯣꯏ ꯃꯔꯤꯗ ꯌꯦꯡꯉꯤ ꯂꯩꯔꯝꯂꯤꯕ ꯃꯔꯤꯗꯨꯁꯨ ꯊꯣꯛꯂꯛꯂꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯉꯤ ꯑꯍꯟ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯏꯕꯗꯨꯅ ꯍꯥꯟꯅ ꯍꯪꯉꯤ ꯏꯕꯨꯡꯉꯣ ꯀꯅꯥ ꯀꯅꯥꯅꯣ ꯅꯈꯣꯏꯕꯨ ꯍꯧꯖꯤꯛ ꯒꯦꯠ ꯊꯤꯜꯂꯛꯏꯕꯗꯨꯕꯨ ꯅꯈꯣꯏꯅꯔꯣ ꯁꯅꯔꯦꯝꯕꯅ ꯍꯣꯏ ꯑꯩꯈꯣꯏꯅ ꯊꯤꯟꯈꯤꯕꯅꯤ ꯀꯧꯔꯁꯨ ꯇꯥꯗꯧ ꯃꯥꯟꯗꯦ ꯍꯥꯏꯗꯨꯅ ꯀꯔꯤ ꯀꯩꯗꯧꯕ ꯌꯥꯎꯅꯔꯒꯦ ꯅꯠꯇꯦ ꯅꯈꯣꯏꯒꯤꯁꯤꯕꯨ ꯆꯟꯗ꯭ꯔꯅ ꯐꯠ ꯍꯦꯛꯇ ꯍꯥꯏꯔꯤ ꯏꯃꯥꯕꯣ ꯍꯦꯛꯇ ꯀꯧꯖꯔꯒꯦ ꯁꯨꯝꯗꯧꯕꯅꯤ ꯏꯃꯥꯕꯣ ꯑꯩꯈꯣꯏꯁꯦ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯛꯏꯁꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯟꯖꯔꯛꯄꯅꯤ ꯑꯍꯟ ꯅꯨꯄꯤꯗꯣ ꯆꯟꯗ꯭ꯔꯒꯤ ꯋꯥꯔꯤꯗꯨꯗ ꯏꯉꯛꯉꯛꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯊꯣꯛꯂꯛꯂꯤꯕ ꯅꯨꯄꯥꯗꯨꯗꯤ ꯋꯥ ꯉꯥꯡꯉꯛꯇꯦ ꯑꯌꯤꯡꯕꯤ ꯂꯩꯔꯝꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯒ ꯌꯥꯝꯅ ꯇꯟꯕꯒꯤ ꯃꯑꯣꯡꯗ ꯃꯥꯏꯗꯣ ꯑꯃꯨꯛ ꯂꯩꯊꯣꯛꯈꯤ ꯑꯍꯟ ꯅꯨꯄꯤꯗꯨꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯏꯕꯨꯡꯉꯣ ꯀꯅꯥꯒꯤ ꯅꯨꯄꯥ ꯃꯌꯨꯝꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯃꯧꯁꯨ ꯂꯩꯇꯦ ꯂꯩꯇ꯭ꯔꯤꯕ ꯃꯧꯗꯣ ꯉꯁꯤ ꯂꯥꯛꯏꯁꯤꯅ ꯑꯣꯏꯗꯣꯏꯅꯤ ꯅꯨꯄꯥꯗꯣ ꯉꯁꯥꯏꯈꯩ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯋꯥ ꯉꯥꯡꯂꯛꯏ ꯀꯅꯥꯒꯤ ꯃꯧ ꯍꯥ ꯀꯅꯥꯒꯤ ꯃꯧꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯃꯥꯒꯨꯝꯕꯤ ꯃꯧ ꯄꯤꯒꯗꯧꯕ ꯂꯩꯇꯦ ꯀꯅꯥꯅꯣ ꯁꯤꯕꯣ ꯖꯒꯠꯉꯥꯟꯕ ꯅꯨꯄꯥꯗꯨꯒꯤ ꯋꯥꯉꯥꯡꯗꯨꯗ ꯑꯁꯥꯎꯕꯗꯨ ꯈꯥꯡꯕ ꯉꯝꯗꯅ ꯍꯦꯛꯇ ꯆꯪꯁꯤꯜꯂꯛꯑꯒ ꯃꯃꯥꯏꯗꯨꯗ ꯄꯦꯟꯅ ꯑꯃꯨꯛꯇꯪ ꯊꯤꯟꯖꯤꯜꯂꯛꯏ ꯏꯕꯨꯡꯉꯣ ꯈꯨꯠ ꯁꯥꯗꯤ ꯌꯥꯎꯅꯒꯅꯨꯅꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯦ ꯖꯒꯠꯉꯥꯟꯕꯗ ꯁꯅꯔꯦꯝꯕꯒ ꯆꯟꯗ꯭ꯔꯒꯅ ꯈꯥꯝꯗꯣꯏ ꯑꯗꯨꯒ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤ ꯑꯍꯟꯗꯨꯅ ꯈꯥꯝꯃꯤ ꯑꯌꯤꯡꯕꯤꯒꯤ ꯃꯃꯥꯏꯗꯣ ꯃꯆꯦꯠ ꯑꯃ ꯈꯨꯝꯗꯨꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯄꯦꯔꯤ ꯄꯦꯔꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯈꯨꯠ ꯌꯥꯎꯅꯔꯛꯄꯗꯒꯤꯗꯤ ꯑꯍꯟ ꯅꯨꯄꯤꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯃꯅꯨꯡꯗ ꯖꯒꯠꯉꯥꯟꯕ ꯍꯣꯏꯕꯨ ꯄꯨꯁꯤꯜꯂꯛꯏ ꯌꯨꯝꯗ ꯑꯗꯨꯝ ꯌꯦꯡꯕꯗ ꯀꯔꯝꯕ ꯏꯃꯨꯡ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯈꯔꯗꯤ ꯑꯗꯨꯝ ꯈꯪꯂꯤ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕꯁꯨ ꯊꯣꯛꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯖꯒꯠꯉꯥꯟꯕꯅ ꯑꯌꯤꯡꯕꯤ ꯊꯤꯜꯂꯛꯄꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯍꯟ ꯅꯨꯄꯤꯗꯨꯗ ꯈꯪꯍꯜꯂꯤ ꯑꯗꯨꯒ ꯑꯌꯤꯡꯕꯤꯒ ꯃꯥꯒ ꯍꯥꯟꯅ ꯈꯪꯅꯔꯝꯕꯅꯤ ꯀꯥꯏꯅꯈꯤꯕ ꯆꯍꯤ ꯐꯥꯔꯦꯁꯨ ꯍꯥꯏꯔꯝꯃꯤ ꯑꯌꯤꯡꯕꯤꯁꯨ ꯍꯧꯖꯤꯛꯇꯗ ꯃꯔꯣꯟ ꯁꯦꯡꯉꯤ ꯑꯌꯤꯡꯕꯤꯅ ꯅꯨꯄꯥꯗꯣ ꯍꯥꯟꯅ ꯖꯒꯠꯉꯥꯟꯕꯅꯤ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯥꯒ ꯑꯁꯦꯡꯕ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯤꯅ ꯑꯇꯣꯞꯄ ꯀꯣꯏꯈꯤꯕꯗꯒꯤ ꯃꯥꯒꯤ ꯂꯝꯕꯤ ꯂꯩꯇꯕꯒꯤ ꯖꯒꯠꯉꯥꯟꯕꯗ ꯇꯥꯏꯅꯔꯛꯄ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯃꯗ ꯆꯦꯟꯕ ꯌꯥꯗ꯭ꯔꯦ ꯑꯍꯟꯗꯣ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥ ꯑꯣꯏꯔꯝꯃꯤ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯀꯔꯤꯒꯤ ꯑꯁꯤꯒꯨꯝꯕ ꯄꯥꯞꯀꯤ ꯊꯕꯛꯁꯤ ꯇꯧꯔꯨꯔꯤꯕꯅꯣ ꯑꯁꯨꯝꯅ ꯊꯝꯂꯝꯕꯒꯤ ꯃꯍꯨꯠ ꯌꯨꯝꯗ ꯍꯥꯟꯅꯅ ꯄꯨꯁꯤꯜꯂꯛꯑꯝꯃꯕꯗꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯏꯃꯨꯡꯒꯤ ꯏꯖꯠ ꯄꯨꯝꯕ ꯂꯣꯏꯔꯦ ꯐꯦꯡꯒꯠꯂꯝꯕ ꯅꯨꯄꯥꯗꯨꯁꯨ ꯃꯁꯥꯒꯤ ꯃꯔꯥ ꯌꯥꯖꯔꯛꯂꯦ ꯏꯃꯥ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯃꯇꯝꯒꯤ ꯆꯠꯅꯕꯤꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯑꯗꯨꯕꯨ ꯃꯁꯤ ꯌꯥꯝꯅ ꯂꯥꯟꯕ ꯊꯕꯛ ꯑꯣꯏꯔꯝꯂꯦ ꯅꯆꯥ ꯂꯥꯟꯖꯔꯦ ꯑꯩ ꯃꯥꯕꯨ ꯂꯧꯁꯤꯜꯂꯒꯦ ꯏꯃꯥ
ꯍꯧꯖꯤꯛꯇꯗ ꯑꯌꯤꯡꯕꯤ ꯊꯤꯜꯂꯛꯏꯕ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯀꯣꯛ ꯁꯥꯕ ꯐꯅꯔꯦ꯫ ꯃꯆꯥꯅ ꯂꯣꯟꯅ ꯇꯧꯔꯨꯕ ꯊꯕꯛꯇꯣ ꯈꯣꯡꯒꯨꯟ ꯇꯥꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯅ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯍꯧꯔꯦ꯫ ꯍꯌꯦꯡ ꯍꯥꯏꯗꯣꯛꯄ ꯊꯥꯔꯒꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯑꯍꯨꯝꯗꯣ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ꯫ ꯆꯟꯗ꯭ꯔ ꯋꯥꯔꯤꯗꯣ ꯅꯤꯡꯁꯤꯡ ꯅꯣꯛꯑꯒ ꯍꯥꯏꯔꯛꯏ ꯖꯒꯠ ꯉꯥꯟꯕꯗ꯫ ꯅꯪꯇꯅꯤꯍꯦ ꯏꯕꯣ, ꯅꯀꯨꯕꯨ ꯑꯃꯨꯛ ꯀꯣꯏ ꯑꯗꯨꯒ ꯃꯌꯥ ꯅꯨꯄꯥꯁꯨ ꯑꯃꯨꯛ ꯊꯤꯕꯤ꯫ ꯅꯪ ꯑꯩꯅ ꯅꯤꯡꯊꯧꯒ ꯑꯣꯏꯔꯝꯃꯗꯤꯕ ꯃꯅꯥ ꯄꯤꯅꯤꯌꯦ꯫ ꯁꯅꯔꯦꯝꯕꯅ ꯑꯗꯣ ꯍꯌꯦꯡ ꯍꯥꯏꯗꯣꯛꯄꯒ ꯂꯥꯛꯇ꯭ꯔꯦ ꯈꯜꯂꯣ ꯀꯃꯥꯏ ꯇꯧꯅꯤ? ꯆꯟꯗ꯭ꯔꯅ ꯐꯥꯒꯤ ꯇꯥꯊꯣꯔꯛꯏ꯫ ꯑꯗꯨꯒꯤꯕꯨ ꯀꯩꯗꯧ ꯋꯥꯔꯨꯅꯦ ꯍꯥꯏꯒꯦ? ꯁꯩ ꯁꯤꯗ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯆꯟꯗ꯭ꯔ ꯖꯒꯠ ꯉꯥꯟꯕꯗ ꯊꯤꯜꯂꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯖꯒꯠ ꯉꯥꯟꯕꯗꯤ ꯐꯥꯒꯤ ꯆꯪꯈꯤꯗ꯭ꯔꯦ꯫ ꯉꯁꯥꯏꯈꯩ ꯋꯥꯈꯜ ꯆꯣꯏꯊꯣꯛꯎꯔꯁꯨ ꯍꯟꯖꯤꯜꯂꯛꯄꯗ ꯄꯨꯔꯦꯝꯕꯤꯗ ꯇꯥꯔꯦ꯫ ꯖꯒꯠ ꯉꯥꯟꯕꯒꯤ ꯀꯣꯜꯗꯤ ꯄꯥꯏꯔꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯆꯟꯗ꯭ꯔꯗ ꯍꯥꯏꯔꯤ, ꯆꯟꯗ꯭ꯔ, ꯅꯪ ꯆꯪꯈꯣꯝꯕꯤꯗ ꯀꯣꯜ ꯑꯝꯇ ꯇꯧꯒꯦꯔꯥ? ꯏꯁ, ꯃꯤ ꯉꯁꯥꯏꯅ ꯇꯨꯝꯂꯝꯃꯅꯤ, ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯌꯦꯡꯉꯨ? ꯖꯒꯠ ꯉꯥꯟꯕꯁꯨ ꯄꯨꯡ ꯌꯦꯡꯉꯒ ꯍꯥꯏꯔꯛꯏ, ꯄꯨꯡ 2 ꯍꯦꯟꯗ ꯉꯥꯏꯔꯤ꯫ ꯄꯨꯡ 2ꯁꯦ ꯏꯕꯨꯡꯉꯣ, ꯃꯪꯗꯗꯤ ꯅꯣꯔꯠꯇꯒꯤꯅ ꯁꯥꯎꯠ ꯐꯥꯎꯕ ꯆꯠꯅꯔꯤꯕꯅꯤ꯫ ꯀꯣꯜ ꯇꯧꯔꯁꯨ ꯇꯥꯔꯣꯏ, ꯑꯁꯨꯛ ꯊꯦꯡꯉꯕꯁꯤꯕꯨ꯫ ꯅꯪꯅ ꯑꯩꯈꯣꯏ ꯇꯨꯝꯍꯟꯗꯅ ꯂꯝꯄꯥꯛꯁꯤ ꯊꯝꯕꯁꯤꯗ ꯉꯜꯂꯤꯕꯣꯏ ꯅꯤꯡꯉꯨꯔꯕꯕ? ꯃꯤꯅ ꯂꯥꯏ ꯊꯣꯛꯄ ꯃꯥꯜꯂꯝꯃꯅꯤ, ꯑꯗꯨꯁꯨ ꯒꯥꯔꯤ ꯊꯧꯕ ꯂꯥꯏ꯫ ꯆꯟꯗ꯭ꯔ ꯋꯥꯗꯣ ꯉꯥꯡꯅ ꯐꯣꯟꯗꯣ ꯂꯧꯊꯣꯛꯑꯒ ꯌꯦꯡꯉꯤ꯫ ꯆꯪꯈꯣꯝꯕꯤꯒꯤ ꯇꯦꯛꯁ ꯊꯥꯔꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯟꯗ꯭ꯔꯁꯨ ꯇꯦꯛꯁꯇꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯅꯣꯏ ꯖꯒꯠꯇꯨꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ? ꯃꯥꯅ ꯄꯨꯔꯦꯝꯕꯤꯁꯦ ꯐꯥꯒꯤ ꯑꯣꯏꯅ ꯎꯔꯕꯣ? ꯑꯩ ꯃꯁꯝꯗꯣ ꯌꯥꯝ ꯐꯣꯏꯅꯤꯡꯉꯤꯗ, ꯌꯥꯝ ꯄꯦꯟꯗꯦ꯫ ꯄꯨꯔꯦꯝꯕꯤꯗꯤ ꯀꯣꯜꯗ ꯀꯧꯕ ꯐꯥꯎꯕ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ, ꯃꯥ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯔꯨꯕꯗꯒꯤ꯫ ꯆꯪꯈꯣꯝꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯝꯗꯣ ꯎꯕꯗ ꯆꯟꯗ꯭ꯔꯗꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯀꯩꯗꯧꯔꯒꯦ, ꯀꯣꯜ ꯄꯥꯏꯔꯛꯇ꯭ꯔꯕꯣ? ꯎꯁ, ꯀꯣꯜ ꯄꯥꯏꯗꯕ ꯅꯠꯇꯦ, ꯅꯪ ꯅꯨꯄꯤ ꯆꯦꯜꯂꯦꯅ ꯆꯦ ꯁꯤꯀꯤꯗ ꯍꯥꯏꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯅ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯅꯪꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤꯅꯦ꯫ ꯑꯩꯗꯤ ꯉꯁꯥꯏ ꯃꯦꯁꯦꯖꯇꯣ ꯁꯥꯡꯅ 이ꯕ ꯐꯔꯛ ꯇꯥꯕꯒꯤ 이삼 삼나 ꯅꯪꯒ ꯅꯨꯄꯤ ꯊꯤꯟꯕ ꯆꯠꯂꯦ ꯍꯥꯏꯔꯨꯕ ꯈꯛꯇꯅꯤ꯫ ꯁꯤ ꯍꯥꯏꯔꯒ ꯆꯟꯗ꯭ꯔ ꯃꯥꯅ ꯉꯁꯥꯏ ꯊꯥꯈꯤꯕ ꯇꯦꯛꯁꯇꯣ ꯑꯃꯨꯛ ꯍꯜꯂꯒ ꯌꯦꯡꯉꯨꯕꯗꯗꯤ ꯃꯥꯅ ꯊꯤꯟꯕ ꯆꯠꯂꯤ ꯍꯥꯏꯕꯗꯣ ꯁꯣꯏꯕꯗꯒꯤ ꯖꯒꯠꯀꯤ ꯊꯕꯛ ꯑꯃ ꯆꯠꯂꯤ, ꯀꯗꯥꯏꯗꯅꯣ ꯅꯨꯡꯗꯥꯡꯁꯤꯗ? ꯌꯨꯝ ꯑꯃꯗ ꯅꯨꯄꯤ ꯊꯩꯕ꯫ ꯆꯟꯗ꯭ꯔ ꯇꯦꯛꯁꯁꯤꯡꯗꯨ ꯎꯔꯒ ꯃꯔꯥꯏꯕꯛꯇ ꯄꯣꯞ ꯂꯥꯎꯅ ꯃꯈꯨꯠꯇꯨꯅ ꯊꯥꯖꯤꯟꯖꯩ꯫ ꯑꯣ, ꯊꯤꯟꯕ, ꯑꯩꯅ ꯊꯩꯕ ꯍꯥꯏꯅ ꯏꯔꯝꯃꯦꯅꯦ, ꯀꯃꯥꯏꯅ ꯁꯣꯏꯔꯝꯃꯤꯅꯣ? ꯖꯒꯠ ꯉꯥꯟꯕ ꯆꯟꯗ꯭ꯔꯅ ꯁꯣꯜꯂꯤꯕꯗꯣ ꯇꯥꯗꯨꯅ ꯍꯧꯖꯤꯛꯃꯛ ꯍꯥꯏꯈꯣ ꯍꯥꯏꯁꯤꯅꯤꯀꯣ, ꯑꯩ ꯅꯨꯄꯤ ꯆꯦꯟꯗꯦꯅ, ꯁꯣꯝꯗ ꯂꯥꯟ ꯑꯃ ꯂꯣꯏꯈꯤꯗ ꯉꯥꯏꯔꯤ꯫ ꯆꯟꯗ꯭ꯔꯁꯨ ꯇꯦꯛꯁ ꯑꯃ ꯁꯠ ꯇꯥꯏꯞ ꯇꯧꯔꯒ ꯊꯥꯖꯤꯜꯂꯤ꯫ ꯊꯥꯈ꯭ꯔꯦ꯫ ꯑꯗꯣ ꯖꯒꯠ, ꯅꯣꯡꯉꯥꯟꯗꯧꯔꯦ, ꯍꯜꯂꯁꯤꯗꯅ꯫ ꯁꯅꯔꯦꯝꯕꯗꯤ ꯃꯤꯀꯞ ꯀꯌꯥꯅꯣꯝ ꯁꯨꯈ꯭ꯔꯦ꯫ ꯌꯨꯝꯗꯗꯤ ꯁꯅꯔꯦꯝꯕ ꯏꯕꯥꯅꯤ ꯅꯣꯏꯗ ꯂꯦꯛꯑꯅꯤ ꯍꯥꯏꯔꯝꯃꯤꯅꯦ, ꯑꯗꯨꯒ ꯂꯝꯄꯥꯛꯁꯤꯗ ꯇꯣꯂꯣꯞ ꯐꯪꯗꯅ ꯑꯍꯤꯡ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯏꯃꯥꯟꯅꯕ ꯁꯪꯒ ꯂꯩꯔꯦ꯫ ꯑꯩꯁꯨ ꯅꯪꯒ ꯄꯨꯟꯅ ꯁꯅꯔꯦꯝꯕ ꯍꯣꯏꯗ ꯂꯦꯛꯑꯅꯤꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯂꯩꯈꯤꯁꯦ, ꯃꯥꯒꯤ ꯊꯣꯡꯅꯥꯎꯁꯦ ꯂꯣꯟꯕ ꯉꯥꯏꯈꯤꯁꯦ꯫ ꯖꯒꯠ ꯉꯥꯟꯕꯅ ꯄꯨꯔꯦꯝꯕꯤꯒꯤ ꯊꯣꯡꯅꯥꯎ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕꯗꯨꯗ ꯌꯦꯡꯉꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯆꯟꯗ꯭ꯔꯁꯨ ꯖꯒꯠ ꯉꯥꯟꯕꯅ ꯌꯦꯡꯉꯤꯕꯗꯨꯗ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯤ, ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯔꯣꯃꯥꯟꯁꯤꯗꯤ ꯄꯨꯔꯥ ꯇꯝꯅꯔꯥꯏꯅꯤ꯫ ꯄꯨꯔꯦꯝꯕꯤ ꯑꯍꯤꯡꯗꯣ ꯇꯨꯝꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯗꯨꯗ ꯂꯣꯏꯅꯈꯤꯕ ꯇꯧꯈꯤꯕꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨꯁꯨ ꯁꯤꯡꯊꯗꯨꯅ ꯂꯩꯔꯦ꯫ ꯄꯨꯔꯦꯝꯕꯤ ꯃꯥꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗꯨꯗ ꯂꯦꯞꯂꯒ ꯂꯝꯄꯥꯛ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯉꯤ, ꯑꯗꯨꯒ ꯅꯤꯡꯁꯤꯡꯂꯛꯏ, ꯃꯤꯠꯃꯥꯡꯁꯤꯗ ꯍꯧꯖꯤꯛꯃꯛ ꯂꯦꯞꯄꯒꯨꯝ ꯎꯔꯛꯏ꯫ ꯖꯒꯠ ꯉꯥꯟꯕꯅ ꯑꯍꯥꯟꯕꯁꯨ ꯂꯧꯁꯤꯟꯕ ꯊꯣꯛꯂꯛꯈꯤꯕ, ꯃꯥꯅ ꯖꯒꯠ ꯉꯥꯟꯕꯗ ꯇꯧꯈꯤꯕ ꯍꯥꯏꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯅꯤꯡꯁꯤꯡ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯣ ꯂꯦꯞꯄꯨ ꯌꯥꯗ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯏ, ꯄꯨꯔꯦꯝꯕꯤꯅ ꯖꯒꯠ ꯉꯥꯟꯕ ꯍꯣꯏꯗ ꯆꯥ ꯍꯩꯔꯤꯉꯩꯗ ꯖꯒꯠ ꯉꯥꯟꯕ ꯈ꯭ꯋꯥꯡ ꯀꯣꯟꯊꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯝꯕꯗ ꯄꯨꯟꯅ ꯈꯪꯃꯤꯟꯅꯈꯤꯕ꯫ ꯄꯨꯔꯦꯝꯕꯤ ꯃꯔꯤ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯃꯥꯅ ꯖꯒꯠ ꯉꯥꯟꯕꯒꯤꯗꯃꯛꯇ ꯀꯣꯂꯦꯖꯇ ꯃꯤꯒ ꯈꯠꯅꯕ, ꯖꯒꯠ ꯉꯥꯟꯕ ꯅꯥꯔꯤ ꯍꯥꯏꯔꯛꯄꯗ ꯄꯨꯔꯦꯝꯕꯤ ꯃꯁꯥ ꯉꯝꯗ ꯖꯒꯠ ꯉꯥꯟꯕ ꯍꯣꯏꯗ ꯆꯠꯂꯨꯕꯗꯣ, ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯦꯞꯂꯝꯕꯗꯒꯤ ꯐꯃꯨꯡꯗ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯐꯝꯃꯤ, ꯑꯗꯨꯒ ꯐꯣꯟꯗꯣ ꯂꯧꯊꯣꯛꯂꯒ ꯖꯒꯠ ꯉꯥꯟꯕꯒꯤ ꯆꯥꯗ ꯆꯪꯗꯨꯅ ꯌꯦꯡꯉꯤ꯫ ꯁꯤꯟ ꯇꯧꯗ꯭ꯔꯤꯕ ꯇꯦꯛꯁ ꯈꯔꯁꯨ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯨꯔꯦꯝꯕꯤ ꯑꯗꯨ ꯐꯖꯅ ꯌꯦꯡꯂꯝꯗꯅ
ꯍꯥꯟꯅꯒꯤ ꯇꯦꯛꯁꯁꯤꯡꯗꯣ ꯆꯤꯡꯈꯠꯂꯒ ꯌꯦꯡꯉꯤ ꯖꯒꯠ ꯉꯥꯟꯕꯅ ꯊꯥꯔꯛꯄ ꯇꯦꯛꯁꯅꯤ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯄꯣꯊꯥꯕꯗ ꯑꯩ ꯅꯤꯡꯁꯤꯡꯉꯨꯀꯣ ꯑꯩꯒꯤ ꯅꯦꯅꯦ ꯃꯆꯥ ꯃꯔꯛꯇ ꯄꯨꯔꯦꯝꯕꯤꯅ ꯍꯟꯕꯒꯤꯁꯨ ꯌꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥ ꯑꯗꯨꯗꯤ ꯌꯦꯡꯗ꯭ꯔꯦ ꯑꯇꯩ ꯑꯃꯨꯛ ꯌꯦꯡꯉꯤ ꯖꯒꯠ ꯉꯥꯟꯕꯅ ꯊꯥꯔꯛꯄꯁꯤꯡꯈꯛ ꯅꯪ ꯅꯥꯔꯕꯣ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯅꯤꯡꯉꯤ ꯅꯪꯁꯦ ꯄꯨꯔꯦꯝꯕꯤ ꯃꯄꯦꯗꯣ ꯇꯞꯅ ꯆꯤꯟꯊꯔꯛꯏ ꯃꯈꯨꯠꯇꯨꯅ ꯑꯃꯨꯛꯁꯨ ꯇꯞꯅ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯩꯁꯨ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯅꯤꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯕꯥꯅꯤ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ ꯄꯨꯔꯦꯝꯕꯤ ꯑꯇꯩ ꯇꯦꯛꯁꯇꯣ ꯑꯃꯨꯛ ꯌꯦꯡꯉꯤ ꯖꯒꯠ ꯉꯥꯟꯕꯅ ꯊꯥꯔꯛꯄꯗꯨꯅꯤ ꯄꯨꯔꯦꯝꯕꯤꯅ ꯍꯟꯗꯕꯒꯤ ꯃꯔꯤ ꯂꯩꯔꯝꯃꯤ ꯇꯦꯛꯁꯇꯣ ꯏꯕꯥꯅꯤꯒꯤ ꯁꯦꯀꯦꯟ ꯗꯦꯁꯦ ꯀꯗꯥꯏꯗ ꯆꯠꯂꯁꯨ ꯍꯥꯏꯅꯣ ꯑꯩ ꯅꯪ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯉꯥꯏꯔꯤ ꯅꯪꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯇ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯊꯥꯔꯛꯀꯦ ꯅꯪ ꯌꯦꯡꯕꯤꯌꯨꯀꯣ ꯑꯩꯒꯤꯁꯦ ꯅꯠꯇꯦ ꯅꯨꯡꯁꯤꯕꯤ ꯄꯨꯔꯦꯝꯕꯤ ꯃꯦꯁꯦꯖ ꯇꯧꯔꯒ ꯃꯇꯣꯝꯇ ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯖꯔꯤ ꯑꯗꯨꯒ ꯃꯈꯥ ꯑꯃꯨꯛ ꯌꯦꯡꯉꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯁꯦ ꯑꯩ ꯋꯥꯗꯤ ꯋꯥꯏ ꯑꯗꯣ ꯑꯦꯛꯖꯥꯝꯒꯤ ꯐꯖꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯣꯀꯣ I miss you ꯄꯨꯔꯦꯝꯕꯤ ꯍꯤꯛ ꯂꯥꯎꯅ ꯑꯃꯨꯛ ꯀꯞꯊꯣꯔꯛꯂꯤ ꯃꯈꯥ ꯇꯥꯅ ꯃꯥ ꯃꯦꯁꯦꯖꯇꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯐꯣꯟꯗꯣ ꯑꯃꯨꯛ ꯐꯃꯨꯡꯗ ꯊꯝꯈ꯭ꯔꯦ ꯖꯒꯠ ꯉꯥꯟꯕꯁꯨ ꯂꯝꯄꯥꯛꯇꯨꯗ ꯂꯦꯞꯇꯨꯅ ꯄꯨꯔꯦꯝꯕꯤꯒꯤ ꯊꯣꯡꯅꯥꯎꯗꯨ ꯂꯣꯟꯕ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡ ꯃꯃꯤꯠ ꯈꯞꯄꯛꯏ ꯄꯨꯔꯦꯝꯕꯤꯒꯤ ꯊꯣꯡꯅꯥꯎꯗꯨꯁꯨ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯅꯣꯡ ꯃꯃꯤꯠ ꯈꯛꯂꯛꯄꯗꯒꯤ ꯖꯒꯠ ꯉꯥꯟꯕ ꯃꯥꯏꯊꯣꯡꯗꯣ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯄꯨꯔꯦꯝꯕꯤꯒꯤ ꯊꯣꯡꯅꯥꯎꯗꯣ ꯂꯣꯟꯁꯤꯟꯈꯤꯕꯗꯨꯗ ꯖꯒꯠ ꯉꯥꯟꯕꯅ ꯁꯣꯟꯖꯩ ꯅꯪꯁꯨ ꯑꯩꯒꯤ ꯋꯥꯈꯜ ꯈꯜꯂꯤꯔꯥ ꯑꯩꯅ ꯅꯪ ꯉꯥꯏꯔꯤ ꯈꯪꯕ꯭ꯔꯥ ꯁꯥꯎꯔꯤꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯅꯐꯝꯗ ꯆꯪꯖꯐꯝ ꯑꯃꯨꯛ ꯍꯟꯅ ꯄꯤꯔꯔꯣꯏꯗ꯭ꯔꯣ ꯐꯔꯦ ꯅꯪꯁꯨ ꯐꯖꯅ ꯇꯨꯝꯊꯣꯛꯑꯣ ꯑꯩꯁꯨ ꯍꯜꯂꯒꯦꯀꯣ ꯑꯩꯒꯤꯁꯦ ꯅꯠꯇꯦ ꯅꯨꯡꯁꯤꯕꯤ ꯖꯒꯠ ꯉꯥꯟꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯅꯣꯡꯗꯤ ꯅꯤꯐꯨ ꯉꯥꯟꯕ ꯍꯧꯔꯛꯂꯕꯅꯤ ꯆꯟꯗ꯭ꯔ ꯁꯅꯔꯦꯝꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯨꯝ ꯅꯛꯄꯅꯤꯅ ꯑꯗꯨꯝ ꯆꯪꯍꯧꯔꯦ ꯖꯒꯠ ꯉꯥꯟꯕꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯒꯦꯠ ꯑꯗꯨꯝ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯡꯗꯤ ꯍꯥꯡꯂꯝꯗꯦ ꯖꯒꯠ ꯉꯥꯟꯕ ꯃꯃꯥꯕꯨ ꯀꯣꯜ ꯇꯧꯔꯒ ꯊꯣꯡ ꯍꯥꯡꯗꯣꯛꯍꯜꯂꯤ ꯍꯦꯃꯥ ꯃꯆꯥ ꯆꯪꯉꯛꯄꯗꯨꯗ ꯕꯨꯡꯉꯣꯇꯣꯟ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯀꯗꯥꯏꯗ ꯊꯝꯂꯝꯂꯦ ꯍꯦꯃꯥꯗꯤ ꯖꯒꯠ ꯉꯥꯟꯕꯅ ꯑꯌꯤꯡꯕꯤꯕꯨ ꯆꯦꯟꯅꯕ ꯄꯨꯈꯤꯕꯅꯤ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯃꯥꯅ ꯁꯅꯔꯦꯝꯕ ꯍꯣꯏꯗ ꯂꯦꯛꯑꯦ ꯍꯥꯏꯕꯗꯨꯗꯤ ꯍꯦꯃꯥꯗꯤ ꯅꯨꯄꯤ ꯊꯩꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯖꯒꯠ ꯉꯥꯟꯕꯅꯗꯤ ꯆꯟꯗ꯭ꯔꯒ ꯄꯨꯟꯅ ꯂꯦꯛꯑꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯍꯦꯃꯥꯅꯗꯤ ꯆꯟꯗ꯭ꯔꯒꯤ ꯋꯥꯈꯜ ꯇꯧꯔꯨꯗ꯭ꯔꯦ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯖꯒꯠ ꯉꯥꯟꯕꯅ ꯆꯨꯝꯗ꯭ꯔꯤꯡ ꯈꯨꯝꯃꯛꯏ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯝꯂꯝꯃꯦ ꯍꯥ ꯀꯅꯥꯒꯤ ꯅꯨꯄꯥꯗꯅꯣ ꯅꯪꯅ ꯊꯝꯂꯝꯂꯤꯕꯕꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪ ꯍꯜꯂꯛꯑꯒ ꯃꯥꯗꯤ ꯌꯥꯎꯔꯛꯇ꯭ꯔꯤꯕꯁꯦ ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯍꯧꯔꯕ ꯏꯃꯥꯕꯨ ꯑꯗꯨ ꯅꯨꯄꯤꯗꯣ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯕ ꯄꯥꯝꯕ꯭ꯔꯣ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯕꯣ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ ꯁꯤꯒꯤ ꯃꯔꯝꯗ ꯏꯃꯥ ꯃꯊꯥ ꯁꯥꯎꯔꯅꯨ ꯀꯣꯛ ꯆꯤꯛꯅꯕꯅꯤ ꯅꯆꯥꯅ ꯐꯅꯕ ꯁꯤꯜꯂꯝꯃꯕꯅꯤ ꯅꯨꯄꯥ ꯃꯌꯨꯝ ꯑꯁꯦꯡꯕꯗ ꯊꯝꯂꯝꯃꯦ ꯀꯩꯅꯣ ꯅꯪꯗꯤ ꯁꯅꯔꯦꯝꯕ ꯍꯣꯏꯗ ꯂꯦꯛꯑꯦ ꯍꯥꯏꯗꯨꯗꯤ ꯁꯅꯔꯦꯝꯕꯅ ꯆꯦꯟꯈ꯭ꯔꯕꯣ ꯍꯦꯃꯥꯗꯤ ꯈꯪꯗꯗꯅ ꯍꯪꯂꯛꯏꯕꯅꯤ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯃꯤ ꯁꯅꯔꯦꯝꯕ ꯇꯥꯔꯗꯤ ꯋꯥꯟꯊꯔꯅꯤ ꯑꯩ ꯋꯥꯔꯤꯗꯣ ꯍꯣꯔꯦꯟ ꯍꯧꯒꯠꯂꯒ ꯍꯥꯏꯔꯒꯦꯕ ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯃꯨꯈꯤꯒꯦ ꯖꯒꯠ ꯉꯥꯟꯕ ꯃꯃꯥꯗ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯔꯨꯝꯗ ꯀꯥꯈ꯭ꯔꯦ ꯍꯦꯃꯥꯁꯨ ꯒ꯭ꯌꯥꯟ ꯏꯇꯥ ꯇꯥꯗ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ ꯁꯣꯝꯗ ꯅꯨꯃꯤꯠ ꯊꯣꯛꯂꯕ ꯐꯥꯎꯕ ꯄꯨꯔꯦꯝꯕꯤ ꯍꯧꯒꯠꯂꯛꯇꯕꯗꯨꯗ ꯃꯦꯝꯊꯣꯏꯅ ꯍꯧꯗꯣꯛꯄ ꯆꯪꯉꯤ ꯄꯨꯔꯦꯝꯕꯤꯗꯤ ꯏꯁꯩꯁꯤꯅ ꯇꯨꯝꯂꯝꯃꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨꯁꯨ ꯏꯄꯣꯝ ꯄꯣꯝꯃꯤ ꯅꯨꯡꯁꯥ ꯃꯔꯛꯇ ꯂꯝꯁꯥꯡ ꯆꯠꯂꯨꯔꯒ ꯁꯣꯛꯊꯗꯨꯅ ꯄꯣꯊꯥꯕ ꯀꯨꯝꯃꯤ ꯁꯛꯇꯝꯗꯣ ꯍꯩ ꯁꯤꯀꯤ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ ꯅꯨꯃꯤꯠ ꯌꯧꯔꯦꯅꯦ ꯃꯦꯝꯊꯣꯏꯅ ꯀꯧꯔꯤꯕꯗꯣ ꯄꯨꯔꯦꯝꯕꯤꯗꯤ ꯀꯔꯤꯁꯨ ꯇꯥꯗꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ ꯃꯦꯝꯊꯣꯏꯁꯨ ꯑꯅꯤꯔꯛ ꯁꯨꯅ ꯍꯧꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯆꯥꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯕꯗꯨ ꯎꯕꯗ ꯍꯣꯁꯇꯦꯜꯗ ꯂꯩꯔꯨꯕꯒꯤ ꯇꯨꯝꯁꯤꯠ ꯐꯥꯔꯝꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯥ ꯑꯗꯨꯝ ꯊꯣꯛꯂꯛꯂꯤ ꯁꯅꯔꯦꯝꯕꯒ ꯆꯟꯗ꯭ꯔꯒꯁꯨ ꯀꯣꯂꯦꯖ ꯑꯗꯨꯝ ꯆꯠꯇ꯭ꯔꯦ ꯅꯨꯃꯤꯠꯇꯣ ꯖꯒꯠ ꯉꯥꯟꯕꯗꯤ ꯄꯨꯡ 12 ꯍꯧꯒꯠꯂꯛꯏ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯆꯥꯛꯀꯧꯕ ꯑꯃ ꯂꯩ ꯍꯥꯏꯅ ꯄꯨꯂꯞ ꯆꯠꯊꯣꯛꯈ꯭ꯔꯦ ꯖꯒꯠ ꯉꯥꯟꯕ ꯍꯧꯒꯠꯂꯛꯑꯒ ꯃꯁꯥꯗꯣ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯒ
ꯀꯤꯆꯟꯗ ꯂꯩ ꯖꯒꯠ ꯉꯥꯟꯕ ꯊꯣꯡꯖꯤꯡ ꯍꯦꯛ ꯀꯥꯟꯁꯤꯟꯕꯒ ꯄꯨꯔꯦꯝꯕꯤꯅ ꯑꯍꯥꯟꯕ ꯆꯥ ꯍꯩꯗꯨꯅ ꯂꯦꯞꯂꯝꯕꯗꯣ ꯃꯥꯁꯨ ꯈꯨꯗꯛꯇꯨꯗ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯂꯩ ꯉꯥꯏꯍꯥꯛꯇꯤ ꯒ꯭ꯌꯥꯁ ꯂꯩꯔꯪ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯃꯥꯡꯂꯝꯕꯗꯣ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯂꯥꯛꯑꯒ ꯁꯪꯒꯣꯝ ꯄꯦꯀꯦꯠ ꯑꯃ ꯐ꯭ꯔꯤꯖꯇꯒꯤ ꯂꯧꯊꯣꯛꯇꯨꯅ ꯂꯣꯟꯈꯠꯂꯤ ꯖꯒꯠ ꯉꯥꯟꯕ ꯆꯥꯕ ꯌꯥꯕ ꯀꯩꯀꯩꯅꯣ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯃꯥꯅ ꯆꯥꯛ ꯂꯣꯏꯗꯨꯅ ꯊꯝꯕꯤꯔꯝꯂꯦ ꯆꯥꯛꯇꯤ ꯆꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯥ ꯁꯪꯒꯣꯝꯗꯨ ꯈꯛ ꯊꯛꯏ ꯁꯪꯒꯣꯝ ꯊꯛꯏꯕꯗꯣ ꯃꯥ ꯊꯛꯐꯝ ꯈꯪꯗ꯭ꯔꯦ ꯅꯤꯡꯁꯤꯡꯉꯛꯏ ꯄꯨꯔꯦꯝꯕꯤꯅ ꯑꯍꯥꯟꯕ ꯃꯥꯅ ꯆꯥ ꯊꯛꯄꯗ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯍꯥꯏꯈꯤꯕꯗꯣ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯁꯣꯟꯊꯥꯡꯅ ꯇꯥꯔꯛꯏ ꯍꯥꯎꯕ꯭ꯔꯥ ꯑꯩꯅ ꯂꯣꯟꯕꯅꯦ ꯅꯪ ꯀꯣꯂꯦꯖꯀꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯆꯠꯀꯅꯤ ꯍꯥꯏꯌꯦ ꯀꯩ ꯀꯣꯂꯦꯖꯇꯅꯣ ꯖꯒꯠ ꯉꯥꯟꯕ ꯁꯪꯒꯣꯝꯗꯣ ꯊꯛꯆꯤꯟꯕ ꯉꯝꯗ꯭ꯔꯦ ꯈꯅꯥꯎꯗꯨꯗ ꯄꯜꯂꯕꯅꯤ ꯄꯨꯔꯦꯝꯕꯤ ꯉꯥꯛꯇ ꯉꯥꯏꯁꯤꯜꯂꯛꯏ ꯉꯥꯏꯍꯥꯛꯇꯨꯗ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯉꯛꯏ ꯑꯍꯥꯟꯕ ꯃꯥꯅ ꯁꯦꯜ ꯂꯧꯁꯤꯟꯕ ꯊꯣꯛꯎꯕꯗ ꯄꯨꯔꯦꯝꯕꯤꯅ ꯃꯅꯤꯡꯗ ꯂꯥꯎꯗꯨꯅ ꯂꯩꯍꯧꯕꯗꯣ ꯑꯣꯏ ꯅꯪ ꯅꯨꯄꯤꯒ ꯀꯣꯏꯈꯤꯅꯨꯀꯣ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯀꯣ ꯖꯒꯠ ꯉꯥꯟꯕ ꯅꯤꯡꯁꯤꯡ ꯅꯣꯡꯊꯣꯔꯛꯏ ꯑꯗꯨꯒ ꯃꯇꯣꯝꯇꯁꯨ ꯄꯨꯔꯦꯝꯕꯤꯅ ꯍꯥꯏꯔꯛꯈꯤꯕꯁꯤꯡꯗꯣ ꯍꯧꯖꯤꯛꯇ ꯈꯨꯝꯖꯩ ꯃꯇꯣꯝꯇ ꯑꯩ ꯀꯣꯏꯔꯨꯏ ꯅꯪ ꯅꯠꯇꯕ ꯑꯇꯩ ꯀꯅꯥꯁꯨ ꯊꯃꯣꯏꯁꯤꯅ ꯌꯥꯗ꯭ꯔꯦ ꯖꯒꯠ ꯉꯥꯟꯕ ꯂꯩꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯍꯧꯒꯠꯂꯒ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯆꯟꯗ꯭ꯔ ꯍꯣꯏꯗ ꯂꯥꯛꯏ ꯆꯟꯗ꯭ꯔꯁꯨ ꯈꯨꯗꯦꯡꯗ ꯐꯤꯔꯣꯜ ꯆꯤꯡꯃꯨꯛ ꯋꯥꯡꯈꯩ ꯄꯩꯗꯨꯅ ꯊꯝꯂꯒ ꯄꯀꯦꯠꯇꯨꯗ ꯑꯃꯃꯝ ꯂꯧꯔꯒ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯕꯥꯄ꯭ꯔꯦ ꯀꯩꯗꯧꯉꯩꯗꯒꯤ ꯇꯨꯡꯁꯤꯜꯂꯛꯄ ꯐꯤꯔꯣꯜꯅꯣ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯆꯟꯗ꯭ꯔꯁꯨ ꯖꯒꯠ ꯉꯥꯟꯕꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯗ ꯌꯦꯡꯊꯣꯔꯛꯇꯨꯅ ꯈꯨꯝꯂꯩ ꯌꯥꯝꯗꯦꯗ ꯅꯨꯃꯤꯠ 30ꯅꯤꯃꯨꯛꯇꯪꯒꯤꯅꯦ ꯌꯥꯝ ꯍꯩꯈ꯭ꯔꯦ ꯇꯨꯡꯁꯤꯟꯕ ꯏꯃꯥꯟꯅꯕꯗꯤ ꯉꯥꯡꯗꯅ ꯂꯩꯔꯒ ꯈꯅꯥꯎ ꯀꯪꯅꯕꯅꯦ ꯈꯅꯥꯎ ꯀꯪꯉꯒ ꯏꯁꯤꯡ ꯊꯛꯀꯦ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯐꯤꯁꯤ ꯑꯗꯨꯝ ꯊꯥꯗꯣꯛꯄ ꯌꯥꯎꯔꯣ ꯖꯒꯠ ꯉꯥꯟꯕ ꯆꯟꯗ꯭ꯔꯒꯤ ꯐꯤ ꯃꯆꯨꯝꯗꯨ ꯌꯦꯡꯉꯒ ꯑꯣꯏꯃ ꯅꯪꯒꯤ ꯏꯁꯤꯠꯄꯗ ꯂꯩꯅꯥꯡ ꯊꯣꯛꯄ ꯃꯥꯟꯕ ꯃꯆꯨꯝꯗꯨꯗꯒꯤ ꯂꯧꯈꯠꯂꯒ ꯊꯥꯗꯣꯛꯇꯣꯏꯕ ꯑꯩꯗ ꯂꯦꯡꯖꯈ꯭ꯔꯒꯦ ꯇꯧꯅꯨꯗ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯇꯨꯝꯍꯟꯗ꯭ꯔꯒ ꯑꯗꯨ ꯂꯥꯛꯑꯣꯁꯦ ꯐꯝꯗꯅ ꯂꯩꯔꯅꯣꯕ ꯅꯨꯡꯁꯤꯅꯕ ꯊꯨꯡꯅꯩ ꯍꯥꯏꯕꯅꯤ ꯁꯨꯝꯕ ꯃꯆꯨꯝ ꯊꯦꯡꯕꯁꯦ ꯅꯪꯁꯦ ꯁꯤꯀꯤꯒ ꯊꯨꯡꯅꯕ ꯄꯥꯝꯃꯗꯤ ꯊꯥꯗꯣꯛꯑꯣ ꯄꯥꯝꯗ꯭ꯔꯒꯕꯨꯗꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯆꯠꯂꯣ ꯖꯒꯠ ꯉꯥꯟꯕ ꯉꯁꯥꯏꯗꯒꯤ ꯄꯨꯔꯦꯝꯕꯤꯒꯤ ꯋꯥꯈꯜꯅ ꯊꯃꯣꯏꯗꯣ ꯑꯣꯠꯇꯨꯅ ꯂꯥꯛꯏꯕꯅꯤ ꯆꯟꯗ꯭ꯔꯒꯤ ꯋꯥꯍꯩꯗꯨꯗ ꯃꯥ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯆꯪꯁꯤꯟꯗꯨꯅ ꯐꯤꯗꯨ ꯊꯥꯗꯣꯛꯄ ꯌꯥꯎꯏ ꯆꯟꯗ꯭ꯔ ꯖꯒꯠ ꯉꯥꯟꯕꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯂꯛꯅꯔꯛꯏ ꯄꯥꯝꯗꯤ ꯄꯥꯝꯃꯤꯕꯖꯥꯠꯅꯤꯅꯦ ꯊꯨꯡꯅꯕꯁꯦ ꯌꯥꯔꯦ ꯄ꯭ꯔꯚꯨ ꯁꯠ ꯂꯣꯏꯁꯤꯟꯁꯤ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯥ ꯑꯩꯒꯤ ꯃꯦꯁꯦꯖꯁꯨ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯀꯣꯜꯁꯨ ꯄꯥꯏꯔꯛꯇꯦ ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯨ ꯂꯥꯎ ꯑꯍꯤꯡꯒꯤ ꯆꯦꯛꯂꯥ ꯅꯪ ꯅꯨꯃꯤꯠ ꯌꯨꯡꯕꯤ ꯑꯃꯨꯛꯁꯨ ꯑꯣꯜꯂꯒꯦ ꯍꯥꯏꯔꯣ ꯀꯧꯊꯣꯛꯄꯗ ꯊꯣꯛꯂꯛꯇ꯭ꯔꯗꯤ ꯂꯝꯄꯥꯛꯇ ꯅꯨꯃꯤꯠ ꯌꯨꯡꯕꯤ ꯁꯥꯗꯣꯏꯔꯕ ꯍꯣꯏ ꯑꯣꯜꯂꯒꯦ ꯂꯣꯏꯅ ꯑꯣꯜꯂꯒꯦ ꯅꯣꯡꯒ ꯆꯨꯔꯛꯑꯁꯨ ꯍꯪꯉꯣꯏ ꯕꯣꯔꯣꯕꯤ ꯅꯠꯇꯦ ꯅꯪꯗꯤ ꯁꯥꯡꯕꯅꯤꯅ ꯇꯁꯥꯡ ꯍꯪꯉꯣꯏ ꯇꯁꯥꯡ ꯆꯟꯗ꯭ꯔꯁꯤ ꯍꯥꯏꯔꯒ ꯃꯇꯣꯝꯇ ꯄꯪꯅꯣꯛꯇ ꯅꯣꯛꯏ ꯖꯒꯠ ꯉꯥꯟꯕꯗꯤ ꯅꯣꯛꯅꯤꯡꯉꯁꯨ ꯅꯣꯛꯀꯦ ꯇꯧꯕꯗ ꯈꯖꯥꯏꯗ ꯄꯜꯂꯦꯗꯣ ꯍꯦꯛ ꯇꯧꯔꯦ ꯑꯣꯁ ꯅꯪꯅ ꯐꯥꯒꯤ ꯇꯥꯊꯣꯛꯑꯦ ꯁꯠ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯕ ꯆꯟꯗ꯭ꯔꯗꯣ ꯅꯣꯛꯄ ꯈꯥꯡꯉꯒ ꯂꯣꯏꯔꯦ ꯉꯥꯛꯇ ꯉꯥꯏꯔꯝꯃꯣ ꯗꯨꯀꯥꯟ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ ꯃꯣꯔꯣꯏ ꯂꯥꯏꯠ ꯂꯩꯔꯨꯈꯤꯒꯦ ꯖꯒꯠ ꯉꯥꯟꯕ ꯐꯖꯅ ꯇꯥꯍꯧꯗ꯭ꯔꯗꯨꯅ ꯀꯔꯤ ꯂꯧꯔꯨꯒꯦ ꯍꯥꯏꯅꯣꯃꯣ ꯍꯣ ꯄꯥꯋꯔ ꯁ꯭ꯇꯦꯟ ꯔꯤꯃꯣꯕꯜꯗꯣ ꯂꯣꯏꯔꯦ ꯍꯥꯏꯕ ꯁꯦ ꯁꯤ ꯍꯥꯏꯔꯒ ꯆꯟꯗ꯭ꯔꯗꯣ ꯁꯔꯞ ꯃꯀꯨꯗꯨ ꯎꯠꯂꯝꯂꯒ ꯆꯦꯟꯈ꯭ꯔꯦ ꯆꯟꯗ꯭ꯔꯅ ꯊꯣꯛꯂꯛꯄꯗ ꯃꯦꯝꯊꯅ ꯑꯣꯔꯦꯟꯖ ꯂꯩꯔꯒ ꯆꯪꯈꯤꯕꯗꯣ ꯆꯟꯗ꯭ꯔꯁꯨ ꯎꯔꯦ ꯆꯟꯗ꯭ꯔ ꯆꯪꯁꯤꯜꯂꯒ ꯍꯪꯉꯤ ꯏꯗꯣꯝꯆꯥ ꯗꯨꯀꯥꯟ ꯆꯠꯂꯨꯏꯔꯣ ꯅꯥꯕ ꯐꯔꯕꯣ ꯐꯔꯦ ꯀꯔꯤꯁꯨ ꯇꯧꯕ ꯅꯠꯇꯦꯗ ꯑꯩꯕꯨꯗꯤ ꯅꯆꯦ ꯁꯤꯀꯤꯁꯦ ꯑꯣꯏꯅꯅꯦ ꯍꯧꯒꯠꯇꯗꯅ ꯂꯩꯔꯦ ꯁꯦꯕꯥ ꯇꯧꯕ ꯊꯣꯛꯂꯛꯑꯒ ꯑꯗꯨꯗ ꯃꯁꯥꯁꯦ ꯁꯣꯟꯖꯤꯟꯈꯤꯗ꯭ꯔꯥꯅ ꯄꯔꯤꯈ꯭ꯌꯥ ꯀꯨꯏꯗ꯭ꯔꯕꯁꯤꯗ ꯍꯥꯏꯗꯅ ꯑꯣꯔꯦꯟꯖ ꯂꯩꯔꯨꯕꯅꯤꯗ ꯑꯣ ꯆꯦ ꯁꯤꯀꯤ ꯅꯥꯔꯕꯣ ꯅꯥꯕꯃꯛꯇꯤ ꯅꯠꯇꯦꯗ ꯅꯍꯥꯟꯗꯒꯤ ꯆꯥꯛ ꯐꯖꯅ ꯆꯥꯔꯛꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯁꯥꯁꯦ ꯈꯔ ꯁꯣꯜꯂꯦ ꯍꯣꯁꯇꯦꯜ ꯂꯩꯔꯨꯕꯒꯤ ꯄꯥꯁꯤꯟꯕꯒꯅꯦ ꯆꯥꯛ ꯆꯥꯗꯕꯁꯤꯗ ꯂꯩꯔꯨꯔꯤꯕꯅꯤ ꯑꯣ ꯅꯈꯣꯏꯗꯤ ꯀꯣꯂꯦꯖ ꯆꯠꯇ꯭ꯔꯕꯣ ꯑꯍꯣꯏ ꯗꯣꯝꯆꯥ ꯉꯁꯤꯗꯤ ꯆꯠꯇ꯭ꯔꯤ ꯆꯟꯗ꯭ꯔꯗꯣ ꯋꯥꯈꯜꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯤ ꯅꯌꯥ ꯅꯨꯄꯥꯅ ꯅꯆꯥꯅꯨꯄꯤ ꯑꯍꯤꯡꯗ ꯃꯪꯗ ꯎꯅꯕ ꯂꯝꯄꯥꯛꯁꯤꯗ ꯂꯦꯛꯄꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒꯤ ꯀꯣꯂꯦꯖꯀꯥꯗꯣ ꯅꯤꯡꯊꯤꯅ ꯀꯥꯗꯅ ꯀꯟꯅ ꯍꯣꯠꯅꯧꯀꯣ ꯃꯦꯝꯊꯣꯏꯁꯤ ꯍꯥꯏꯔꯝꯂꯒ ꯈꯣꯡꯊꯥꯡꯗꯣ ꯈꯔ ꯊꯨꯅ ꯊꯥꯡꯗꯨꯅ ꯌꯨꯝꯗ ꯁꯠ ꯆꯪꯈꯤ ꯆꯟꯗ꯭ꯔꯁꯨ ꯁꯔꯞ ꯄꯦꯀꯦꯠ ꯑꯃ ꯂꯩꯔꯒ
mayumda sasa sensilai. Hek yaubaga jagat ngamada pakhana kauri. Jagat, kaidorgi laktana kauri dubo, aina kongpangdi. Ho isu khange, nang napang dabdo. Media somda ORS laina haure. Chara hin haure, BP low haure. Chandaki wahidura jagat nganba, phigadrone thadakre, aduga. Moidana surusuro. Nang dina pi chengkhre na lekrabane. Aduna nang uradi mi anaba hinjangkrani. As, adu hojifau sengdoktribo. Sengdo na haikibane, phone chatre hare. Ai norsibo. Nang sidibuko. Lo, mayumda chaluse. Ngai khobamta moi mado hore maruki ekhoida lakani. Adu changuseba. Ai hore ngai ba ngamariba laoba. Jagat ngamana singduna Chandraba puraga lai. Adubu purimbi hege thongal yobadadi jagat nganbado chap lepkhre. Changma ngamdre. Kaidaroge laudana changase. Ai moi male adi ngamaroi. Ai adu khangdana horen chase haiba natrona. Changdraso lambaksida phamusilo. Ma udraso mayum singaga ngaigebu. Ngawre nang pura ngawre. Asomda lehoriba phirol miyamduba. Ho aisu subu yawbige yariko. Lao asida phamuse. Jagat nganbana namdana Chandragi phirol daso phirolgi thokpa lehori. Sumangduda chingdauna. Somdana pi ahamdo besti dog sign leiriba. Mamanabi marigi WhatsApp group da wa khanari. Jessina. Kahina tani ba pausiba. Jagat na pi chenba oiradi purembi natro. Changkhomina. Nati purembi di ngarang mayumda lei. Adudi jagat na silisina kanano. Lingja nang di khangamgani. Noi lekai na pau haidokpa laktro purembi hoida. Lakti jagat na pi chele haibata di. Ado sanare boy ki imong di yam lang hawi. Ahalso yam lehawi hai ekhoi nauna. Jesse oina pakhatkre sanare mapalapaduda. Kaino nupi selisi kanano adude. Jagat na chenba natradi Chandraga moi ani gi manungdo oidoine. Changkhambina. Aigidi wari sanaba loiba kuidri. Wari se kaino gyan tadre. Ngarang di nupi thaiba chatli hai. Lingjalna. Sanare bo oidoro adude. Jessina. Ai ngasi mi eno thare haisini. Nupi ahomdo nupi cheliba nupado khandokpa ngamdre. Seranana loina khanaduna lekre. Adubu purembi so somda jagat nganba nupi chenkre haina lekre. Purembi tumina sum hiptuna leri memthoi changaktuna. Siki sakse khara chasiluko ima mawingba chaluge kuire. Memthoi si hairaga ngangangduna mapanda thoki. Yamnadi thajadabani. Mana nupi chalakpa haise. Purembi mamana ngangliba singdo tai. Jagat nganbagi ayingbi yengba chakhribani khanduna Purembi amusu kappa hokre. Memthoina tholakpada lampak lomda Chandraga jagat nganbaga famduna leibaduda memthoi haifeti yenglami. Aduga sanarembo hagi thongal tamna amuk chatkre. Chandra jagat nganba Purembi hagi mangoldu leptuna Chandra Purembi bukawi. Purembi sumina kaubaduda mama chathokibanina ma hawolei. Purembi thongsin hek yaubaga chaplebi. Jagat nganba hana ubaduda. Anidasu Purembi bu tholakpa ubada Chandrana. Jisake Chandra so haifum khangdre jagat ngamana nupi chenbana te haibasi khudaktuda hek kausilei. Kaidarage Chandra. Kaileirage. Purembi Chandra da khaktama wanganglei. Jagat ngambadi mangbonda leptabaga chap manare. Chandra so jagat ngambada amuk suyengi. Aduga Purembi da amuk yengtuna hari. Sisike aikhoi kainumda singdo amge na Purembi Chandra gi wangangduda jagat nganbagi oiramlani haibasi khangkhre. Chandra adugi oidi yarnida singdoktrasu aigi su khanma laite. Aigi su khangnaba aini yam nungsiba mi laikhre na so nana khara haibiyo. Ado nangsu haloko ai changage. Jagat ngamba ngasaidagi Purembi yengduna tumina leplambado Purembi gi wahi singdo taraga ma tumi leiba ngamdre handakti. Aiga wari amtadi sanakise. Yumdadi nungaide. Asai phawdu tholo. Purembi jagat ngambana haireklibado khumde. Chandra da oina wasilaptuna. Chandra
Chalo, Mina Ukraga Fazade. Nupi Sen Manupana, Nupi Power Tindringe, Atopari Sabi Amagi Yumdala Aga, Wari Sanaba, Aidingamoy. Purin Bisi Hiram Naga, Tongsin Mapandu the Leplam Batagi, Imung the Sankri. Purin Bina Sanki Badada, Zanamru Tahada. Ain have a sent the Diabio. Warium the Sanakisi. Adubo, Jerk Naman the Hai Basindo, Purin Bidi Takitre. Tong the Lonsin Cremanum Dagi. Zagatnama Tongsin the Leplaga, Adam Heidi. I saw an hello. Nang on the same was a Heidi Power, I hello. Purin Vistomanum Dagi Heidi. Chandra, Ima hala ani, nang halo. Ay kanagi sumasa uninde. Purin bina hari basi jagat ngan babuni. Purin bina mama hala ani hai badada. Chandra so, jagat ngan mabutu ose hai na hai dana puthuri. Jagat ngan ba, purin bihoy daki thokning da tholakli. Mama hala ani hai badada. Adubu mama yum dadi hande. Lampak tu da adum phamduna lairi. Jagat, hayeng no phajana hairisi. Ngasigidi oido mandre. Ay hello. Mana igi wata bidri faba. Ay hello Chandra. Zagat ngan badai halar haiduna phamduna laikre. Chandra so zagat ngan bakang hek adum phamduna lairi maso. Adabu atiya dadi imang mangsilakle. Name thoam badagi khangmang mangsilakpani. Jagat. Sangasiba. Nongsu mangsile. Nang sangkro Chandra. Nongsiro so idi Maham Stagi Linger Sandana Sanarembado, Mayaman Pisan Baki, Award Abba, Mamagi Pakolo City. Hadabong hang with them Panglingida was at the Sangi. Sisi takes the Malerami. Call the Toro, what is that? Nakai Sangasi. I want the Sanaramba the Yar. Call the Pangamdrasto takes Ursua. Sanaremba takes the Matato to Natai. Ainagi takes the whole drink. Sanaremba Hek Tabaga, Sintawi, and the good reply must lie. Nang daw isikaino, ay sikay ni nakangge. Sanarembadi ingangakre, karisu kangre, aduna hangi isum nado. Kay dawagay kaina, ay ko, ngasina yung dalaga, napido, masampoy da sani ko. Koino, kanagi na pinunang haisibo. Is, kangsina dabagasay, ngarang da napi tayo batsaluri dude. Sanaremba gyalai, Chandra namkoy ahumgi, ngarangi warido, soy din ang tamlamani hay na kali. Adugi ora kanana do ay nupini haino oy da bangang no ay na lap na laire na nang na to payang manadro pare ay gi irane ay na nusi ba mingon dagi lap na lairu bagini ay yetlara sanare manok ning baso sum hentlei jesina hairakli bado yenga ga matom ta pangong ta sunoi sisi text amani sat amuk su thasile ay na nusi ba hawru bagi ay na soy bani kaisu kaide Nungai na balo. Ay number so kakro. Ay sunong bukaw butam lagi. Ihim da sa thoglar. Sanaremba jesina hairakli basing do uraga. Mrs na kanara haina call on toksali. Ring do anira ahum na hek chatwaga. Kay call tora ino. Ibani wari loy nakre. Kay wari na loy na risa. Ay di kang jina. Ikay dra. Napi chelaga. Atapa napi da call tora ido. Ay thamage. Nang chelabo. Kay no ichela ba idea call thamoyare nang lai no pichele haido nang goi dina tro khaya kanu saida adudi no emu mi helai duna kanage akai da tom gine ai gidi nang na dole ga kamai chendrino sesi house da bab tare adudi ngarangi thaiba chali duna kanage jaga ki sunate hai chandra gi oidura jaga ki sunate wariam sangkre Sanaremba matangduda mamana posay wat palay re haina amuk kawrak pa na hankre. Ay ko naliragi ko. Zagat ki dinate. Ay ko naliragi ko. Zagat ki dinate. Jesiki na zagatala na khanbadi nana somta singdokpiu ko. Ay imana kawre thamagi ko. Sanaremba sawari do yanta na hairamdre. Hadabu zagat ka sanaremba ka napi cheli basi nate hairabanina Chandra khakta ngaire. Jesi Sangkhombi da phone tarokduna wari singali re. Sangkhombi oina amung matha sakre. Andudi napi thairi se magi oiramani. Sanaremba hoi imung da langi duso mayambagi oiradi magi oirine. Ayam pende.
Hoi, call tawraga hango. Jagatkisu nate haye. Lingzena ngasai urami hai. Mama hoiso thengnarami haye. Mapamda thabang ma chakhi haye. Jagat hoigi oiradi haidokpa chatloidraba. I am the hange. Aina Purembida Jagat Napi Chelena so hiraga. Ayo in oirame. Sankomi Jessigi called Tamgraga, Chandra called the ray. Hello? Karigi hello, ha? Kanagi hello no? Kanagi in high gay. Nangi hello. Heronia, Kaino. Nasi Heroga, look up at Kaino Shibo. Hero already look up nabro. Hoi, cockney. Manato Sutugaini. I laga to guys of a tare. Is I didn't have a kangodredana. Hey in a PCD, Lukopi, not on to guy Buram Ledana. Chandra some Pagita Thurapoda, Jankombi, quid of Tipehele. Pond the can he loves lay. Horamba, none of the Pichelaga, Mingonaga Tainadana, Yam Hayene, Namanga Riba. Aina Kangaraga Kalirana. Chandra Makoto, Marav the Tamnaga. Oh, the beach and was saying one of Taraba. Adu Angam Lady, I decamodre. A papa na my dog. I Nilaga, Kadawingo. Look, that's one got a neo. Kizzer the idea. I begin to be sad. Ado, what is some Trizagidana? Kariki warrior, tanning day. None of the peasant buggy, what a ligagaina, Ostira. None of them, there are no baba. Number in the block doggy. Doctionaraga, Lampima Panda, Layama Piraga, Hectayatuba. Irani. Adubunang budi I live not her. Jankomi sounding Mandana, Chandragiwa Amata Dakidre. Some the Chandragi worry to Dabada, Jagat to Milepangamdre, taking Noxile. Chandra, Zanamada, Nayado Sakani, Nasi, I in the Pinakana Ribasi. Zagat Namado, no Pakanga. Pasan Hibudana, Giandanaba. Adugamo the Sonda, Pasan Hibu, called by Radi. Hello? Kira bokum jide. Ki benati. Hey, wari sam talige. Adu nanga sounding it all, Sauzero. Sandra slept a bit hectily silly warido. Narang talkie was single. Sankombi so housikly, a sing with the Loina Kangle. Saurum but the Stohankre. Sankombi house that the Tapna. Ahina di Purim vida. Narang Jakakini hire. Course a kid Rosipa. Echo some in the Zangobani. Adu warido, single body pangamtre. I should them try the Rogayengi. Chandra called Tamkraga, Zagat Namba the Heidi. Zagat, Jangase, Moy Masu Halakre, or the one drill. Haying, Habergan and Taraga, Singros. I lay him kick Sandra. No so, Chirokto Male, Naxusong. Aduganana, no take the Hoga have over. The man is some long tinner. Zagat Namba Sandra upon the Hirabaso, Karimata Takidre. Changa Sahabaso, Sidatat Kayada Duna, Adam Lehori. Sanders to Ferro Mayamdo, Lushiluki, Haina Chankri. Sound the Summa Mana Bising Duna, called Doduna Mrs. Tadana, Wari Dulina Bohone, Adu Pilatre. Sanders so, Zagna with the Lampak the Lehori Hainaso, Pau Piropadagi, Mamana Bising Duna, Purim with the Kangana Batobani, Adu Yatre. Ma'am Toysonong Lakado Mali Haiduna, Mapanda labor possessing do Luxili. Adoga Geto, Kitang Hangdok to Nalibada, Losan Batole. No Sinane, Gyanga Daddy. Chuninga Matam the Chirokani. No sap has an Sarami Bunny, sat hecto on Kinese. Mem Toying Angladana, get Losan Bada, Labak the me and Mapami Budui. Asibu, even was a good netrane. Nadi Sidaka Dorizano. Mem Toy Zagat Nambada, Kari Toki, Kari Sukang Banate. Purim bina sak sadri basisu madi kay sumaram kang banate. Nong dosto makum kupta bahorakli. Chandra na sangkom bita hayalaga lingjaldo purim bihoydalai. Manaw na paduga satin amum gatawaduna. Nong do adum chang amada churi. Aduna lingjalsto purim bibu kaudana magi kada adum changi. Purim bitamina magi famung da famduna layrami. Purim bitamina famlambado tamina yangi. Kitarage, the sangam derba, Yam Sona Urin Sando. Kashitaudi, Pamusida. Things are super in Bigimanakta, Pomtare, Aduga. Ainangonda, Kinam Tahagana Lapani. Hayukaino,
ꯀꯣꯜꯁꯨ ꯆꯠꯇꯦ ꯑꯗꯨꯗ ꯅꯣꯡ ꯃꯔꯛꯁꯤꯗ ꯑꯗꯨꯝ ꯂꯥꯛꯑꯕꯅꯤ ꯑꯇꯩ ꯅꯠꯇꯦ ꯉꯔꯥꯡ ꯆꯪꯈꯣꯝꯕꯤꯅ ꯖꯒꯠ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕꯗꯣ ꯆꯦꯟꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯄꯨꯔꯦꯝꯕꯤ ꯂꯤꯡꯖꯦꯜꯗ ꯌꯦꯡꯉꯛꯏ ꯋꯥꯗꯤ ꯉꯥꯡꯉꯛꯇꯦ ꯂꯤꯡꯖꯦꯜꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯄꯨꯔꯦꯝꯕꯤ ꯅꯪꯅ ꯖꯒꯠꯇ ꯂꯥꯟꯅ ꯈꯟꯕꯗꯣ ꯈꯜꯂꯅꯨ ꯑꯌꯤꯡꯕꯤ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯂꯦ ꯉꯔꯥꯡ ꯖꯒꯠ ꯍꯣꯏꯗ ꯑꯌꯤꯡꯕꯤ ꯍꯣꯏꯒꯤ ꯑꯍꯜꯁꯤꯡꯒ ꯂꯥꯛꯑꯦ ꯍꯥꯏ ꯑꯗꯨꯗ ꯖꯒꯠ ꯉꯥꯟꯕꯒ ꯋꯥꯁꯨ ꯈꯔ ꯍꯥꯏꯅꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯀꯣꯟꯅ ꯊꯪꯗ ꯖꯒꯠ ꯉꯥꯟꯕꯅ ꯅꯨꯄꯥꯗꯣ ꯃꯁꯛ ꯈꯪꯕ ꯑꯣꯏꯔꯝꯃꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯅꯨꯄꯥꯗꯨꯒ ꯀꯣꯏꯕ ꯆꯠꯄꯒꯤ ꯐꯣꯇꯣ ꯖꯥꯠ ꯌꯥꯝ ꯊꯥꯒꯠꯂꯛꯑꯝꯃꯤ ꯍꯥꯏ ꯄꯨꯔꯦꯝꯕꯤ ꯍꯧꯖꯤꯛꯇ ꯋꯥꯔꯤꯗꯣ ꯌꯥꯝꯅ ꯈꯪꯅꯤꯡꯂꯛꯂꯦ ꯑꯗꯨꯒ ꯃꯈꯥꯗꯤ ꯂꯤꯡꯖꯦꯜ ꯅꯨꯄꯥꯗꯣ ꯇꯁꯦꯡꯅ ꯖꯒꯠ ꯅꯠꯇ꯭ꯔꯕꯣ ꯅꯠꯇꯦ ꯍꯥꯏꯌꯦ ꯖꯒꯠ ꯉꯥꯟꯕꯅ ꯑꯌꯤꯡꯕꯤꯒꯤ ꯑꯍꯜꯁꯤꯡꯗꯣ ꯊꯥꯗꯣꯛꯈ꯭ꯔꯒ ꯆꯟꯗ꯭ꯔꯒ ꯁꯅꯔꯦꯝꯕꯒ ꯇꯧꯔꯒ ꯑꯌꯤꯡꯕꯤꯗꯣ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗ ꯗꯥꯏꯔꯦꯛ ꯊꯤꯜꯂꯨꯕꯅꯤ ꯍꯥꯏꯌꯦ ꯑꯗꯨꯗ ꯅꯨꯄꯥꯗꯨꯒꯤ ꯑꯍꯜꯁꯤꯡꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕ ꯃꯤ ꯃꯥꯜꯂꯤ ꯑꯗꯨꯅ ꯃꯃꯧ ꯑꯣꯏꯅ ꯑꯗꯨꯝ ꯂꯧꯁꯤꯟꯍꯧꯔꯦ ꯍꯥꯏ ꯉꯁꯤ ꯍꯥꯏꯗꯣꯛꯄ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯑꯁꯦꯡꯕꯒꯤ ꯍꯥꯏꯗꯣꯛꯄ ꯂꯥꯛꯑꯦ ꯍꯥꯏꯕ꯭ꯔꯣ ꯁꯅꯔꯦꯝꯕ ꯍꯣꯏꯒꯤ ꯃꯃꯥꯗꯣ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯠꯂꯨꯏ ꯍꯥꯏꯌꯦ ꯉꯁꯥꯏ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄꯗꯨꯗ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯒꯤꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯍꯥꯏꯅꯔꯅꯤ ꯏꯟꯊꯣꯛꯑꯅꯤ ꯍꯥꯏꯅꯕ ꯃꯥꯜꯂꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯤ ꯐꯖꯅ ꯈꯪꯗ꯭ꯔꯦ ꯄꯨꯔꯦꯝꯕꯤꯅ ꯖꯒꯠ ꯉꯥꯟꯕ ꯀꯌꯥꯗ ꯂꯥꯟꯅ ꯈꯜꯂꯨꯔꯕ ꯃꯤꯅ ꯍꯥꯏꯔꯛꯄꯗ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯊꯤꯔꯨꯗꯅ ꯂꯥꯟꯅ ꯂꯧꯕꯤꯔꯨꯕ ꯆꯩꯈꯤꯕ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯃꯥ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯈ꯭ꯔꯦ ꯂꯤꯡꯖꯦꯜ ꯑꯩꯗꯤ ꯃꯥꯕꯨ ꯌꯥꯝ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯌꯥꯝꯅꯁꯨ ꯆꯩꯕꯤꯈ꯭ꯔꯦ ꯉꯁꯥꯏꯁꯨ ꯏꯃꯥ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯂꯥꯛꯑꯝꯃꯤ ꯑꯩꯅ ꯃꯥꯒꯤ ꯋꯥꯔꯤꯗꯨꯁꯨ ꯑꯃꯠꯇ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯑꯩꯁꯨ ꯂꯥꯛꯏꯁꯦ ꯅꯣꯡꯂꯛꯁꯤꯗ ꯂꯝꯄꯥꯛꯇꯨꯗ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯔꯝꯂꯅꯤ ꯉꯁꯥꯏꯗꯒꯤ ꯍꯟꯁꯤ ꯌꯥꯗꯦ ꯍꯥꯏꯌꯦ ꯆꯟꯗ꯭ꯔꯅ ꯅꯪ ꯌꯥꯔꯗꯤ ꯀꯣꯜꯗ ꯑꯣꯏꯔꯁꯨ ꯑꯝꯇ ꯇꯧꯔꯒ ꯌꯦꯡꯉꯨ ꯑꯗꯨ ꯊꯦꯡꯈ꯭ꯔꯦ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ ꯂꯤꯡꯖꯦꯜꯁꯨ ꯃꯅꯥꯎꯄꯥꯗꯨꯒ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯂꯤꯡꯖꯦꯜ ꯆꯠꯈꯤꯕꯒ ꯄꯨꯔꯦꯝꯕꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯉꯁꯥꯏ ꯃꯈꯩ ꯐ꯭ꯂꯥꯏꯃꯣꯠꯇ ꯊꯝꯂꯝꯕꯗꯣ ꯍꯥꯎꯁꯇ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯀꯣꯜ ꯇꯧꯏ ꯄꯨꯔꯦꯝꯕꯤ ꯃꯤꯍꯨꯟꯗꯨꯁꯨ ꯀꯟꯅ ꯆꯣꯡꯈꯠꯂꯛꯏ ꯀꯣꯜꯗꯨ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ ꯄꯨꯔꯦꯝꯕꯤ ꯋꯥꯆꯞꯇ ꯑꯃꯨꯛ ꯆꯪꯉꯤ ꯉꯔꯥꯡ ꯃꯥꯅ ꯌꯦꯡꯗ꯭ꯔꯤꯕ ꯖꯒꯠ ꯉꯥꯟꯕꯒꯤ ꯇꯦꯛꯁ ꯈꯔ ꯂꯩꯔꯝꯃꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯂꯥꯟꯅ ꯈꯜꯂꯝꯃꯅꯤ ꯑꯗꯨꯕꯨ ꯑꯩ ꯑꯁꯦꯡꯕꯗꯣ ꯍꯌꯦꯡ ꯁꯣꯏꯗꯅ ꯍꯥꯏꯒꯦ ꯐꯖꯅ ꯇꯨꯝꯃꯨꯀꯣ ꯑꯩ ꯅꯪꯅ ꯇꯨꯝꯕ ꯁꯪꯉꯤ ꯄꯨꯔꯦꯝꯕꯤ ꯃꯄꯤꯗꯣ ꯇꯞꯅ ꯆꯤꯟꯊꯔꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯇꯦꯛꯁꯇꯣ ꯑꯃꯨꯛ ꯌꯦꯡꯉꯤ ꯅꯪꯒꯤ ꯊꯣꯡꯅꯥꯎ ꯍꯥꯡꯂꯤ ꯐꯥꯎꯕ ꯅꯪ ꯇꯨꯝꯗ꯭ꯔꯤ ꯍꯥꯏꯅ ꯈꯟꯒꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯂꯝꯄꯥꯛꯁꯤꯗ ꯑꯗꯨꯝ ꯂꯩꯔꯤ ꯊꯣꯡꯅꯥꯎ ꯂꯣꯟꯁꯤꯜꯂꯣ ꯑꯩ ꯇꯨꯝꯍꯜꯂꯔꯣꯏꯒꯦ ꯍꯥꯏꯔꯣ ꯑꯔꯣꯏꯕꯒꯤ ꯐꯥꯒꯤ ꯃꯥꯟꯕ ꯋꯥꯍꯩꯗꯨꯅ ꯄꯨꯔꯦꯝꯕꯤꯒꯤ ꯊꯃꯣꯏꯗꯣ ꯈꯪꯅꯨꯡ ꯂꯧꯊꯣꯛꯍꯜꯂꯛꯏ ꯃꯥ ꯖꯒꯠ ꯉꯥꯟꯕꯕꯨ ꯈꯨꯗꯛꯇꯨꯗ ꯎꯅꯤꯡꯉꯛꯏ ꯅꯣꯡꯗꯨꯁꯨ ꯐꯖꯅ ꯆꯨꯔꯦ ꯄꯨꯔꯦꯝꯕꯤꯗꯤ ꯃꯃꯥꯅ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯔꯕꯁꯨ ꯃꯥ ꯆꯥꯎ ꯌꯥꯗ꯭ꯔꯦ ꯄꯨꯔꯦꯝꯕꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯒ ꯀꯣꯜ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯅ ꯑꯣꯏꯅ ꯄꯥꯏꯈꯠꯂꯛꯏ ꯄꯨꯔꯦꯝꯕꯤꯗꯨꯗ ꯍꯥꯟꯅ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯁꯤꯁꯤꯒꯤ ꯖꯒꯠꯀꯤ ꯐꯣꯟꯗꯣ ꯑꯩꯈꯣꯏꯗ ꯆꯥꯔꯖ ꯇꯧꯔꯒ ꯊꯝꯂꯝꯃꯤ ꯃꯥꯗꯤ ꯉꯁꯥꯏ ꯂꯝꯄꯥꯛꯇ ꯆꯟꯗ꯭ꯔꯅ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯄꯨꯔꯦꯝꯕꯤ ꯀꯣꯜꯗꯨ ꯀꯛꯈ꯭ꯔꯦ ꯆꯟꯗ꯭ꯔ ꯐꯣꯟꯗꯨꯗ ꯌꯦꯡꯉꯒ ꯃꯇꯣꯝꯇ ꯍꯥꯏꯖꯍꯧꯏ ꯀꯔꯤꯅꯣ ꯇꯝꯅꯕꯒ ꯑꯝꯇ ꯅꯪꯍꯧꯗꯦ ꯖꯒꯠꯀꯤ ꯃꯅꯥꯛꯇ ꯆꯠꯇꯣꯏꯖꯥꯠꯂꯥ ꯑꯁ ꯑꯩ ꯀꯣꯛꯄꯨ ꯉꯥꯎꯔꯦꯗ ꯃꯣꯏꯅꯤꯒꯤꯁꯦ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯝꯒꯗꯧꯔꯦ ꯃꯦꯝꯊꯣꯏ ꯄꯨꯔꯦꯝꯕꯤꯕꯨ ꯆꯥꯛ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯆꯥꯁꯤꯜꯂꯨ ꯍꯥꯏꯒꯦ ꯍꯥꯏꯅ ꯆꯪꯂꯛꯄꯗ ꯄꯨꯔꯦꯝꯕꯤꯗꯤ ꯃꯥꯒꯤ ꯀꯥꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯅꯣꯅꯦ ꯃꯦꯝꯊꯣꯏ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯗꯦ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯐꯣꯟꯁꯨ ꯂꯩꯔꯤꯕꯅꯤꯅ ꯋꯥꯁꯔꯨꯝꯗꯒ ꯆꯪꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂꯤ ꯄꯨꯔꯦꯝꯕꯤꯁꯨ ꯅꯣꯡꯂꯛ ꯑꯗꯨꯗ ꯂꯝꯄꯥꯛꯇꯨꯗ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯖꯒꯠ ꯉꯥꯟꯕꯕꯨ ꯊꯤꯔꯛꯏ ꯅꯨꯄꯥ ꯃꯥꯗꯤ ꯂꯝꯄꯥꯛꯇꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯆꯥꯗꯨꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯂꯝꯕꯤ ꯃꯄꯥꯟꯗ ꯊꯥꯔꯤꯕ ꯕ꯭ꯂꯕꯁꯤꯡꯗꯨꯒꯤ ꯃꯉꯥꯜꯗꯒꯤ ꯈꯔ ꯈꯔꯗꯤ ꯑꯗꯨꯝ ꯎꯕ ꯐꯪꯏ ꯄꯨꯔꯦꯝꯕꯤꯁꯨ ꯖꯒꯠ ꯉꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯄꯨꯔꯦꯝꯕꯤꯅ ꯅꯛꯅ ꯆꯪꯁꯤꯜꯂꯨꯕꯗꯁꯨ ꯖꯒꯠ ꯉꯥꯟꯕ ꯑꯣꯏꯔꯝꯃꯤ ꯖꯒꯠ ꯉꯥꯟꯕꯁꯨ ꯅꯣꯡꯊꯥꯗꯨꯅ ꯂꯩꯔꯝꯕꯗꯣ ꯃꯤ ꯑꯃ ꯂꯥꯛꯄꯗꯨꯗ ꯀꯅꯥꯅꯣ ꯈꯟꯅ ꯌꯦꯡꯈꯠꯂꯛꯏ ꯃꯥꯡꯗ ꯅꯣꯡ ꯏꯆꯣꯠ ꯆꯣꯠꯅ ꯂꯦꯞꯂꯤꯕꯤ ꯄꯨꯔꯦꯝꯕꯤꯗꯨ ꯎꯕꯗ ꯖꯒꯠ ꯉꯥꯟꯕꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯄꯨꯔꯦꯝꯕꯤꯗꯨ ꯀꯞꯂꯤ ꯀꯞꯂꯤ ꯅꯨꯡꯁꯤꯅ ꯀꯧꯔꯛꯂꯝꯃꯤ ꯖꯒꯠ ꯉꯥꯟꯕꯁꯨ ꯅꯣꯡ ꯃꯔꯛꯇ ꯀꯨꯏꯅ ꯂꯩꯔꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯣ ꯏꯁꯤ ꯁꯤꯅ ꯍꯥꯏꯔꯛꯏ
Jagat nganba Purimbi tholakpaduda nafai tawjaduna hairaklammi. Ai nang ngarini. Aigi warise nang haujisu tararoidro. Purimbi mikoptuda Jagat nganbabu amuka hena nuksirei. Tarage. Ai haujiti tarani. Ado nang loina chole. Yumda halu lao. Nang si soli dudi. Nang sumai tawri kaigino. Nang sumai na tawuse. Ai hingba pamda haba natro. Jagat nganba Purimbi manakta nang nasansilaktuna. Ai lale. Nang na pamdaba. Nang na kapkadaba thabak ngakta. Ai na hanjin tawre. Nang butoy na kafale. Se. Ai butayo. Purimbi nong marik singduga pirang duga pasinaduna. Chotlaba mamaido pulap. Khut aniduna kazai nama duna thui. Aduga. Se. Yumda halo lao. Nang. Se. Yumda halo lao na. Nong si amna kansile. Nang na sayjri phaba. Ai ngasidi halarai. Nang bu halabagi chera. Nang na pidrabadi ai domta pijagani. Nang ai na haibasi ta araidro. Lao hana changase. Jagat nganbagi makhutta pairaga Purimbi na chingduna chake dawi. Hadabu Jagat nganbana Purimbi makhutta lawthoga. Ai bu hana chaibiu. Nang boina haraubagi mikuk amata phasana phangankidri. Ai na nangbo adum kafale. Ngasisu adum kafale. Ai sam phatte. Ai na soikibane. Nangi nusibabu ai na matam chana khangba ngamlamlabadi. Ai na nangbu kafali basa. Kafala moidabane. Kaina nang na hai mi amsibo. Lao sangase. Ai na haibisi ya roidro. Ado redi. Ai sunang na haiba ya roi. Pare. Ado di ai changage. Ai na haiba ya redi. Ai bu nuside haibane. Ai khange. Hauji sunang ai gi mafam. Nangi thamoidada thambidri sinatra. Pare. Ai changkrake. Purimbi Jagat ngamana changsi yadabaduda sauribani. Purimbi maili thoktuna sakhigi tawi. Hadabu Jagat ngamana tunglomdagi Purimbi bu konsulei aduga. Jagat ngamba khonjel do nikli. Ai nang yaudana leiba ngamoi. Ai gi thamoida nangi natana kanagi suma pham leiti. Thamsu thamoi. Ai lale. Nang nengoda sauduna chaibado. Amukta chaibiu. Aduna nangbu wahankiba. Kafankiba singdo kokpire khanjage. Chainingi. Nangbu pena. Thamoisi pena chainingi. Adubu nafamda chainaba aigi chimbalsida akanba wahi amata thonglo haiba yandre. Jagat nganba kolibadu thadoaga Purimbi bu mangonda onsinhali. Aduga Purimbi gi makhutta pairaga. Se. Ai bu chayo. Ngasidi nang na chairaga. Ai nang bu wahanbasa. Amuk khana tawdunaba. Purimbi sa Jagat nganbada munna yengi. Aduga chaibadi ngamdre. Asa nungsiruba nangbu. Karam na ichin pena chaibani. Ngamde. Ngamoi. Nangbu chaiba. Ai gi thamois na iya bapide. Jagat nganba amuka sutap na hairi. Ngasidagi pusi sapa. Ai bap ena chaibir. Nangi thamoi dina penri fawa. Ai tarake. Nang na chaida base. Ai yang wai. Se. Ai bu chaibiro. Thamoi do. Ena ba chaibiro. Purimbi Jagat nganba ko yengba ngamdraduna nuksina konsulei. Aduga masu kaple. Chaigani. Ai nang ba pena chaigani. Thamoi sina penri fawa chaigani. Jagat nganba sa Purimbi bu nuksina konsulei. Adabu Jagat nganba masado irumlum thari. Tumina sulaikre. Purimbi kolibado tapna thadoi. Purimbi ne hek thadokpaga Jagat nganbada tuthari. Purimbi su pakhana Jagat nganba bu ngakna bohone adubu ngamdre. Jagat nganbana tutharakpaduda Purimbi su adam Jagat nganbagi masado konbe kare phomtharakpada Purimbi gi tampakta Jagat nganbagi koktu tari. Purimbi kapna pakhana Jagat nganba bu kawi.
Jagat, se, Mr. Pango, nang sumay daw ano? Ay lali, ay nang butchay lagi. Mr. Pango, Jagat, se, Mr. Pango. Purimbi kap na ako'y bada ko yung kana lay ba ubra hay na. Noong di kara pathar e hausik da. Purimbi kana sa trapa da, Jagat po, makoy daw inapusilagi kalay. Yung da sa memtoy nga say dagi, Purimbi bu thiri bani. Ada ba hausida wakalay. Nasay Jagat ngan bana labak da lehaw ba do. Memtoy su singna ba phawra aduna. Panthadana torchlight amaga, satin amaga tawduna thoglay. Aduga lampak lamda lai, memtoy su milay ba man ba da. Amuka hena chingna duna prapap sangsilay. Aduba layram ba dusu Purimbi ga Jagat ngan baga oirami. Memtoy do pakarna, siki. Purimbi kapna Jagat nga mabu hagot na bataram ba do, mamana kaurak pa da yung thoray. Amade, Jagat ngan bagi oiram liba pibam dusu, memtoy na ura duna, panthadana Chandra bu kauri. Aduga makoy do oina, pusilay Jagat ngan ba do. Jagat ngan ba, nong maragda kuy na layro baga, chak su fazana chanda baga, masa sonthari bani. Febar khar si yauri. Chandra na, Jagat ngan bagi asopla piron dusu hongdok pire. Purimbi gi famong do oina tumhale, Jagat ngan ba do, atopa famong do di mamaga mapagi yo oy ba da. Chandra sto anak ko pharmacy amada, hidak leba chakre. Febar kitang yaw ba da. Aduga memtoy saksang do da, cha kitang longkret pirini. Jagat ngan ba, kiyan tar aga thakna ba. Amadi Purimbi su kari su chantri baduda thakna ba haiduna. Purimbi khuyarom da famla duna Jagat ngan ba bu sangbiri. Tamni ba ma bu pena yengjay. Masam da su taithokla ba su kitang da chali tawri. Ngasigi Jagat ngan bagi maithong ado nusiba sumsum helay. Pena chaybiyo ngasidi taptana hairam ba do. Purimbi na kong duda adum taaduna layre. Purimbi famli ba do kitang sangsilaga Jagat ngan bagi makut do tapna paiduna. Nala duna haisay matomta. Ay sulali. Nang hay amata ay natarudre. Aduga ingon daw araw duna ay nasay batadri manatra. Purimbi milugi pido tapna mususun taray. Aduga Jagat ngan bagi makutta tap taray. Ay nasay ba tararoy nang. Karino nuksiba mikup amagi hek matangda. Nang na iba dong kafalise. Ay kafalaro hairan baday. Adubo ay di. Nang nasmay na tawri kay adong kapkani. Purimbi Jagat ngan bagi makutto. Mamay mapapaw ba tangkalaga. Pagsindo na tumina kapi. Jagat ngan bagi anlak na tap na mito panglili. Manamit panglak pada. Mafong kang daba madalay rin batuda kitang ngay. Aduga magi kut pay na kapliba. Purimbi da amug yenglay. Purimbi kap na mamay nung kalagpada. Jagat ngan ba na mangon di yung dun na layram ba do. Purimbi mapido patpatay thoklaga. Jagat. Purimbi Jagat ngan ba kaururaga. Kap na bagi sordo amug chingkali. Aduga Jagat ngan bagi makutto hen na paisilaga amug sakauri. Jagat, nang kasi tawdra ba? Jagat ngan basto tawdra hay bagong nafay tawduna. Makok tuno maga. Ay lali. Ay nang nachayo hay bada. Ay chirake. Nang sumay na mo na taw gano. Jagat ngan ba Purimbi na kapaduda mahagot ki hay na tawi. Purimbi susang silaga hagot pire. Aduga mondo na nga kalaga. Mondo da atali. Jagat ngan batap na. Purimbi ki makut animak paisilay. Aduga. Nang nagkapudi. Ay wawa helak tawri. Sebo, kapkano. Jagat ngan basi hayraga. Purimbi ki mapido taithok pire. Purimbi so kaplara haibagong makukto nomi. Ado, ay nilayise kanagi yum dano. Ay kayo yum dani. Ay girum da. Purimbi makut na Jagat ngan bagi laibag tathangdo na. Fever do halabri yingi. Ado bu halamdri. Nang fever layri. Imana chalon kibani. Kainam sasinse. Aduga goli jana ba. Purimbi hagoy kitawi. Aduba Jagat ngan bana makudo thadorokti. Ay nangi jana ba lauruke. Kainam sasinse. Sakso jade warane ba. Ay kisu daudi. Nang naigi naktalayodi
ꯑꯩ ꯀꯩꯝꯇ ꯋꯥꯗꯦ ꯌꯥꯗꯦ ꯑꯩ ꯂꯩꯔꯁꯨ ꯍꯤꯗꯥꯛ ꯆꯥꯗꯣꯏꯅꯤꯅ ꯀꯩꯅꯣꯝ ꯆꯥꯁꯦꯕ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯉꯩ ꯃꯦꯝꯊꯣꯏ ꯆꯪꯉꯛꯄꯅ ꯍꯥꯜꯂꯤ ꯆꯥꯁꯨ ꯑꯗꯨꯒ ꯕꯤꯁꯀꯨꯠꯀ ꯕ꯭ꯔꯦꯗꯀꯁꯨ ꯌꯥꯎꯔꯛꯏ ꯃꯦꯝꯊꯣꯏ ꯖꯒꯠ ꯉꯥꯟꯕꯗ 이붕어 자가 쎄쎄 아싸부키드 싸시 이dom자나 아싸볼 아데이수 거리수 레헤우드레 아싸보세 기등 싸시 이dom자나 아싸볼 아데이수 거리수 레헤우드레 아쌈바다 레이럼바세 헥다 뿌르글레 자가 ngalbado 이까이 볼까요이 그심까이 이dom자 아이 맴토이 ꯃꯄꯥꯟꯗꯒꯤ ꯃꯤꯅ ꯀꯧꯔꯛꯄꯗꯨꯗ ꯖꯒꯠ ꯉꯥꯟꯕꯁꯨ ꯉꯥꯡꯕ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯦꯝꯊꯣꯏꯁꯨ ꯑꯆꯥꯄꯣꯠꯇꯨ ꯄꯨꯔꯦꯝꯕꯤꯗ ꯄꯤꯔꯝꯂꯒ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ ꯃꯦꯝꯊꯣꯏꯅ ꯊꯣꯛꯂꯛꯄꯗ ꯍꯦꯃꯥ ꯃꯤꯂꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯆꯟꯗ꯭ꯔꯁꯨ ꯌꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯗꯤ ꯍꯤꯗꯥꯛꯇꯨ ꯄꯨꯁꯤꯜꯂꯒ ꯆꯪꯈ꯭ꯔꯦ ꯏꯃꯨꯡꯗ ꯏꯆꯦ ꯃꯦꯝꯊꯣꯏ ꯑꯩꯈꯣꯏ ꯕꯨꯡꯉꯣꯇꯣꯟꯗꯨꯕꯨ ꯈꯔ ꯐꯔꯕꯣ ꯀꯗꯥꯏꯗ ꯂꯩꯒꯦ ꯃꯥꯕꯨ ꯏꯆꯦ ꯏꯃꯨꯡꯗ ꯂꯩꯍꯧꯏ ꯆꯪꯕꯤꯔꯛꯑꯣ ꯗꯥꯗꯁꯨ ꯆꯪꯕꯤꯔꯛꯑꯣ ꯑꯩꯕꯨꯗꯤ ꯃꯥꯡꯒꯣꯜꯗ ꯁꯨꯝ ꯐꯝꯃꯝꯒꯦꯗ ꯃꯃꯥ ꯃꯥꯏꯅ ꯆꯪꯖꯔꯁꯅꯤ ꯃꯦꯝꯊꯣꯏ ꯃꯤꯂꯟꯒꯤ ꯐꯤꯗꯥ ꯄꯨꯊꯣꯛꯇꯨꯅ ꯊꯥꯏ ꯑꯗꯨꯒ ꯍꯦꯃꯥꯒ ꯃꯦꯝꯊꯣꯏꯒꯗꯤ ꯏꯃꯨꯡꯗ ꯆꯪꯉꯤ ꯄꯨꯔꯦꯝꯕꯤꯒꯤ ꯀꯥꯗ ꯆꯪꯗ꯭ꯔꯤꯉꯩ ꯍꯦꯃꯥꯅ ꯃꯦꯝꯊꯣꯏꯕꯨ ꯃꯌꯥꯏ ꯀꯥꯗꯨꯗ ꯋꯥꯔꯤ ꯍꯪꯉꯤ ꯃꯦꯝꯊꯣꯏ ꯀꯃꯥꯏ ꯇꯧꯔꯤꯅꯣꯅꯦ ꯑꯩꯁꯨ ꯍꯜꯂꯛꯃꯟꯗꯕꯗꯨꯗ ꯐꯣꯟ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯅ ꯄꯥꯏꯈꯠꯂꯛꯏ ꯑꯗꯨꯒ ꯍꯤꯗꯥꯛ ꯂꯩꯕ ꯆꯠꯂꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯕꯨꯡꯉꯣꯇꯣꯟꯒꯤꯅꯤ ꯍꯥꯏꯕꯗꯨꯗꯗꯤ 이마이 아이디 레이방 암드레다나 이제 아이수 거의 하이나 리더리버 와리노 캉드레 아이수 아이코이 시기세 마기 가드 레이람다바데기 라박도 티바토 오바니 아두다 이붕어시가 레이람미 헤마디 와바가 짱키드레 가리노네 앙앙아니세 누미 타나바자 로티에나바 아하 아두디 캉디 이제 이붕어세 마사세 라이ಹꯧꯁꯨ ꯌꯥꯎꯔꯝꯃꯤ ꯆꯥꯗꯕꯒ ꯀꯩꯒ ꯅꯣꯡꯂꯛꯇꯁꯨ ꯂꯩꯔꯨꯔ ꯃꯥꯜꯂꯤ ꯑꯗꯨꯗ ꯂꯦꯛꯊꯔꯛꯇꯅ ꯑꯩꯈꯣꯏ ꯁꯤꯒꯤꯅ ꯍꯧꯒꯠꯅꯕ ꯀꯣꯡꯈꯠꯂꯒ ꯂꯩꯔꯝꯃꯤ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯆꯥꯈꯤꯗ꯭ꯔꯤꯕꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯦꯝꯊꯣꯏꯒ ꯍꯦꯃꯥꯒꯁꯨ ꯄꯨꯔꯦꯝꯕꯤꯒꯤ ꯀꯥꯗ ꯆꯪꯒꯦ ꯇꯧꯕꯒ ꯆꯟꯗ꯭ꯔ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯄꯔꯗꯥ ꯃꯅꯨꯡꯗꯨꯗ ꯂꯣꯠꯂꯒ ꯂꯩꯔꯝꯕꯗꯣ ꯃꯃꯥ ꯑꯅꯤꯗꯨꯁꯨ ꯇꯤꯡꯉꯛ ꯌꯦꯡꯅꯤ ꯑꯗꯨꯒ ꯍꯦꯃꯥꯅ ꯆꯟꯗ꯭ꯔꯗ ꯍꯩ ꯆꯟꯗ꯭ꯔ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯅ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯣ ꯀꯩꯁꯨ ꯍꯤꯗꯥꯛꯁꯦ ꯏꯃꯥ ꯄꯨꯕꯤꯈ꯭ꯔꯣ ꯆꯟꯗ꯭ꯔ ꯒꯨꯂꯤꯗꯨ ꯍꯦꯃꯥꯗ ꯄꯤꯔꯝꯂꯒ ꯃꯄꯥꯟꯗ ꯒꯝꯒꯝ ꯊꯣꯛꯈ꯭ꯔꯦ ꯃꯃꯥ ꯑꯅꯤꯗꯨꯁꯨ ꯀꯔꯤꯅꯣ ꯈꯟꯅ ꯊꯣꯡꯖꯤꯟꯗꯒꯤ ꯂꯣꯟꯅ ꯆꯦꯞꯊꯗꯨꯅ ꯌꯦꯡꯉꯤ ꯑꯩꯉꯣꯟꯗ ꯁꯨꯝ ꯄꯤꯖꯩ ꯅꯪꯗꯤ ꯑꯝꯇꯁꯨ ꯑꯉꯥꯡꯅ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯇꯨꯃꯤꯟꯅ ꯆꯥꯎ ꯕꯤꯁꯀꯨꯠꯁꯦ ꯑꯃ ꯂꯩ ꯑꯩ ꯌꯥꯇꯤꯟ ꯆꯥꯔꯅꯤ ꯄꯨꯔꯦꯝꯕꯤ ꯖꯒꯠ ꯉꯥꯟꯕꯒꯤ ꯑꯉꯥꯡꯒꯨꯝ ꯇꯧꯔꯛꯄ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯂꯗꯨꯅ ꯅꯣꯛꯊꯣꯔꯛꯏ ꯁꯦ ꯁꯤꯅ ꯂꯣꯏꯔꯦꯕ ꯖꯒꯠ ꯉꯥꯟꯕꯅ ꯄꯨꯔꯦꯝꯕꯤꯒꯤ ꯕꯤꯁꯀꯨꯠ 이ꯂꯛꯂꯤꯕ ꯃꯈꯨꯠꯇꯨ ꯐꯥꯔꯒ ꯄꯨꯔꯦꯝꯕꯤꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯏ ꯅꯪꯁꯨ ꯆꯥꯎ ORS ꯈꯛꯅ ꯂꯦꯟꯕ ꯌꯥꯔꯣꯏ ꯑꯍꯤꯡꯁꯦ ꯄꯨꯔꯦꯝꯕꯤ ꯇꯤꯡꯉꯛ ꯌꯦꯡꯉꯛꯏ ꯃꯥ ꯉꯁꯤ ORS ꯑꯣꯏꯅ ꯊꯛꯑꯒ ꯂꯩ ꯍꯥꯏꯕ ꯈꯪꯂꯝꯕꯗꯨꯗ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯍꯦꯃꯥꯗꯤ ꯑꯍꯤꯡꯅꯤ ꯀꯥꯎꯔꯨꯔꯤ ꯃꯕꯨꯛꯅꯤꯡꯗꯨꯝ ꯅꯨꯡꯁꯤꯔꯛꯇꯨꯅ ꯁꯨꯁꯨ ꯇꯧꯔꯛꯏ ꯑꯩꯃ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯀꯞꯂꯕ꯭ꯔꯣ ꯃꯦꯝꯊꯣꯏ ꯏꯆꯦꯒꯤ ꯄꯨꯛꯅꯤꯡꯁꯦ ꯅꯧꯔꯛꯏꯅꯦ ꯏꯆꯦ ꯀꯞꯀꯅꯨ ꯏꯕꯨꯡꯉꯣꯁꯨ ꯍꯧꯖꯤꯛꯇꯤ ꯈꯔ ꯐꯔꯁꯤꯗꯤ ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯑꯩꯒꯤ ꯏꯆꯥ ꯏꯃꯧꯁꯦ ꯍꯔꯥꯎ ꯂꯩꯃꯤꯟꯅꯕꯁꯤꯅꯤꯅꯦ ꯃꯦꯝꯊꯣꯏꯗꯤ ꯚꯥꯞ ꯑꯃ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯥꯁꯨ ꯄꯨꯔꯦꯝꯕꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯃꯃꯥꯒ ꯍꯦꯃꯥꯒꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯋꯥꯎꯔꯤ ꯇꯥꯔꯛꯏ ꯄꯨꯔꯦꯝꯕꯤ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯂꯛꯏ ꯍꯦꯃꯥꯒ ꯃꯃꯥꯒ ꯂꯦꯞꯂꯝꯕꯗꯨꯗ ꯏꯉꯛꯉꯛꯅ ꯏꯀꯥꯏꯁꯨ ꯏꯀꯥꯏꯗꯨꯅ ꯏꯛ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯦꯝꯊꯣꯏꯅ ꯑꯣꯏꯅ ꯄꯨꯔꯦꯝꯕꯤꯗ ꯍꯥꯏꯔꯤ ꯁꯤꯒꯤ ꯄꯨꯡꯁꯤ 12 ꯇꯥꯈꯤꯗꯧꯔꯦ 이붕어도 이용다 하나봐 아무도 그토비로 허이마 부레비나 저 남부 거토리 아두가 마마 아니두가 마차 아니두가 불러 망곤다 톡리 망골다스 밀란 펌람바두다 부레비디 빵이디 이까이 크링아시디 밀란 수마차 톡락바두다 ең이 마밋 이굿굿라바 사컴도 우바다 밀란나 붕어도 이사가리 수다우드러보 라올로 이용다 할라시 하우지디 계시 다우드레 아두디 멤토이 따다 허이 뭐 할라게고
ꯃꯤꯂꯟꯗꯤ ꯑꯀꯨꯞꯄ ꯋꯥꯔꯤ ꯀꯔꯤꯁꯨ ꯍꯪꯂꯝꯗꯅ ꯊꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ ꯃꯆꯥꯁꯤ ꯅꯨꯡꯁꯤ ꯆꯩꯅꯥꯒꯁꯨ ꯈꯪꯖꯔꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯇꯨꯃꯤꯟ ꯊꯣꯛꯂꯛꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯃꯥꯗꯤ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯒ ꯄꯨꯔꯦꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯑꯒ ꯏꯁꯣꯟ ꯁꯣꯟꯅ ꯂꯦꯞꯂꯤꯕꯤ ꯄꯨꯔꯦꯝꯕꯤꯗ ꯍꯥꯏꯔꯤ, ꯏꯃꯧ, ꯅꯪꯁꯨ ꯊꯨꯅ ꯂꯥꯛꯎꯀꯣ, ꯑꯩꯈꯣꯏ ꯕꯨꯡꯉꯣꯇꯣꯟꯁꯦ ꯇꯣꯏꯅ ꯅꯥꯗꯅꯕ꯫ ꯄꯨꯔꯦꯝꯕꯤꯗꯤ ꯅꯣꯛꯇꯣꯏꯔꯥ ꯀꯞꯇꯣꯏꯔꯥ ꯉꯁꯥꯏꯗꯒꯤ ꯏꯀꯥꯏꯕꯒ ꯀꯩ ꯈꯨꯝꯗꯣꯏꯅꯣ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ꯫ ꯄꯨꯔꯦꯝꯕꯤ ꯇꯨꯃꯤꯟꯅ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ, ꯅꯣꯛꯇ ꯌꯥꯗꯕꯒꯨꯝ꯫ ꯃꯦꯝꯊꯣꯏ, ꯏꯆꯦ ꯍꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯅꯪꯁꯨ ꯃꯃꯥꯅꯤ, ꯋꯥꯈꯜ ꯈꯜꯂꯨꯀꯣ, ꯑꯩꯁꯨ ꯌꯥꯝ ꯈꯜꯂꯦ꯫ ꯖꯒꯠꯉꯥꯟꯕ ꯃꯃꯥꯒꯤ ꯐꯔꯛ ꯇꯥꯕꯤꯗꯣ ꯃꯦꯝꯊꯣꯏꯒꯤ ꯃꯃꯥꯡꯗ ꯇꯧꯔꯛꯄꯗꯨꯗ ꯃꯥꯁꯨ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯕꯨ ꯆꯠꯂꯁꯦ ꯍꯥꯏꯔꯤ꯫ ꯃꯦꯝꯊꯣꯏꯁꯨ ꯍꯦꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧꯁꯤꯗ ꯍꯥꯏꯗꯣꯛꯄ ꯉꯝꯖꯗ꯭ꯔꯕꯁꯨ ꯃꯕꯨꯛꯅꯤꯡꯗꯗꯤ ꯍꯔꯥꯎꯕ ꯄꯣꯛꯆꯔꯤꯕꯅꯤ꯫ ꯄꯨꯔꯦꯝꯕꯤꯒ ꯃꯦꯝꯊꯣꯏꯒꯁꯨ ꯒꯦꯠ ꯐꯥꯎꯕ ꯊꯤꯟꯗꯣꯔꯛꯏ꯫ ꯍꯦꯃꯥꯁꯨ ꯒꯥꯔꯤ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯦꯝꯊꯣꯏ ꯆꯪꯕ ꯍꯧꯈ꯭ꯔꯦ, ꯄꯨꯔꯦꯝꯕꯤꯗꯤ ꯒꯦꯠ ꯃꯄꯥꯟꯗꯨꯗ ꯂꯩꯔꯤ꯫ ꯖꯒꯠꯉꯥꯟꯕ ꯒꯥꯔꯤ ꯀꯥꯈꯠꯂꯝꯗꯥꯏꯗꯨꯗ ꯃꯃꯥꯏ ꯑꯃꯨꯛꯇꯪ ꯂꯩꯔꯒ ꯄꯨꯔꯦꯝꯕꯤꯅ ꯂꯦꯞꯂꯤꯕꯗꯨꯗ ꯆꯪꯁꯤꯜꯂꯛꯑꯒ ꯄꯨꯔꯦꯝꯕꯤꯒꯤ ꯃꯈꯨꯠꯇꯣ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯅꯪꯁꯨ ꯆꯥꯛ ꯆꯥꯎꯀꯣ, ꯑꯩ ꯆꯠꯂꯒꯦ꯫ ꯒꯨꯗ ꯅꯥꯏꯠ, ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝꯁ꯫ ꯑꯗꯨꯒ ꯖꯒꯠꯉꯥꯟꯕ ꯌꯥꯝ ꯊꯨꯅ ꯄꯨꯔꯦꯝꯕꯤꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯁꯠ ꯆꯪꯁꯤꯜꯂꯛꯑꯒ ꯇꯞꯅ, ꯑꯩꯒꯤ ꯅꯦꯅꯦ ꯃꯆꯥ꯫ ꯃꯇꯝ ꯈꯔꯗꯤ ꯍꯧꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯄꯨꯔꯦꯝꯕꯤꯁꯨ ꯑꯗꯨꯒ ꯖꯒꯠꯉꯥꯟꯕꯒꯤꯁꯨ ꯐꯥꯏꯅꯦꯜ ꯏꯌꯔ ꯂꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯃ ꯄꯨꯔꯦꯝꯕꯤ ꯍꯣꯏ, ꯖꯒꯠꯉꯥꯟꯕ ꯍꯣꯏ, ꯅꯨꯄꯥ ꯑꯍꯨꯝ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯒꯥꯔꯗꯦꯟ ꯑꯃꯗ ꯂꯥꯛꯏ꯫ ꯄꯨꯔꯦꯝꯕꯤꯒ ꯖꯒꯠꯉꯥꯟꯕꯒꯅ ꯅꯥꯀꯜ ꯑꯃꯗ, ꯑꯗꯨꯒ ꯖꯦꯁꯤꯒ ꯁꯅꯔꯦꯝꯕꯒꯅ ꯅꯥꯀꯟ ꯑꯃꯗ, ꯑꯗꯨꯒ ꯆꯪꯈꯣꯝꯕꯤꯗꯤ ꯃꯇꯣꯝꯇ ꯆꯟꯗ꯭ꯔ ꯍꯧꯔꯝꯗꯕꯤ ꯅꯥꯀꯟꯗ ꯄꯩꯊꯣꯛꯑꯒ ꯂꯥꯛꯏ꯫ ꯆꯟꯗ꯭ꯔꯁꯨ ꯇꯥꯟꯅ ꯇꯥꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩ ꯍꯨꯟꯗꯣꯛꯑꯝꯃꯒ ꯀꯥꯏꯗꯅꯣ ꯍꯥꯏꯕꯅꯤ ꯅꯪꯕꯣ? ꯏꯇꯨꯡꯒ ꯏꯟꯅꯕꯤꯔꯛꯀꯅꯣ, ꯆꯠꯂꯣ ꯑꯁꯥꯏꯗ꯫ ꯅꯠꯇꯦ, ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯊꯦꯡꯅꯁꯤ ꯍꯥꯏꯗꯅ ꯉꯥꯏꯔꯛꯑꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦꯕ? ꯅꯃꯤ ꯑꯗꯨ ꯌꯥꯝꯕ ꯅꯨꯄꯥ ꯅꯪꯒ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯦ, ꯏꯟꯅꯔꯛꯀꯅꯣ ꯍꯥꯏꯕ꯫ ꯑꯩꯅ ꯀꯅꯥꯗ ꯑꯃꯨꯛ ꯌꯦꯡꯈ꯭ꯔꯒꯦ ꯍꯥꯏ ꯋꯥꯅꯤ? ꯀꯅꯥꯗ ꯌꯦꯡꯈ꯭ꯔꯒꯦ ꯀꯥꯏ? ꯍꯧꯖꯤꯛꯇ ꯏꯃꯥꯃꯛꯁꯤꯗ ꯅꯝꯕꯔꯒ ꯄꯤꯅꯔꯤꯗꯨꯕꯨ ꯑꯩ ꯎꯍꯧꯔꯝꯂꯣꯏ ꯈꯜꯂꯤꯔꯣꯕ? ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯀꯣꯂꯦꯖꯀꯤ ꯁꯨꯝ ꯍꯪꯗꯣꯛ ꯍꯪꯖꯤꯟꯒꯤ ꯂꯧꯅꯕꯅꯤꯕ꯫ ꯑꯣ, ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯔꯒ ꯅꯨꯄꯤꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯂꯦꯖꯀꯤ ꯀꯩ ꯍꯪꯗꯣꯏꯕ, ꯍꯥ? ꯅꯠꯇꯦ, ꯏꯃꯥꯟꯅꯕꯤꯒꯤ ꯅꯝꯕꯔ ꯐꯥꯎꯕ ꯍꯥꯞꯄ ꯌꯥꯗ꯭ꯔꯕꯕ? ꯌꯥꯗꯦ, ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯇꯤꯟꯅꯕ ꯌꯥꯗꯦ꯫ ꯑꯣ ꯃꯥꯏ ꯗꯤꯌꯔ, ꯆꯥꯛꯊꯦꯛꯄꯤ, ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯇꯅꯦ, ꯑꯃꯨꯛꯇ ꯏꯪꯊꯈꯣꯃꯦ꯫ ꯑꯩꯗꯤ ꯏꯪꯊꯔꯔꯣꯏ, ꯏꯃꯥꯟꯅꯕ ꯃꯌꯥꯝꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯣꯏꯅ ꯈꯣꯝꯃꯨꯗꯧꯔꯤꯕꯅꯤ ꯉꯁꯤꯗꯤ꯫ ꯃꯁꯤ ꯌꯦꯡꯉꯨꯀꯣ, ꯑꯗꯨꯃꯥꯏꯅꯒꯗꯤ ꯇꯧꯖꯁꯅꯨ ꯅꯨꯄꯤꯅ꯫ ꯑꯩꯗꯤ ꯈꯣꯝꯗꯧꯔꯤ, ꯅꯪ ꯀꯩꯗꯧꯗꯧꯔꯤꯕ, ꯍꯥ? ꯀꯩꯗꯧꯗꯣꯏꯕ? ꯑꯩꯀꯣ ꯉꯁꯤꯅꯦ ꯊꯣꯛ ꯆꯥꯛꯈꯨꯝ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯕꯛ ꯍꯥꯞꯆꯤꯟꯖꯅꯤ꯫ ꯑꯅꯤꯗꯨꯒꯤ ꯃꯔꯩꯗꯣ ꯖꯦꯁꯤꯅ ꯇꯥꯔꯗꯨꯅ ꯁꯅꯔꯦꯝꯕꯗ ꯍꯥꯏꯔꯤ, ꯃꯤꯗꯤ ꯊꯕꯛ ꯍꯥꯞꯈꯤꯗꯧꯔꯦ꯫ ꯁꯅꯔꯦꯝꯕ ꯀꯔꯤꯁꯨ ꯈꯟꯗꯅ, ꯀꯩ ꯊꯕꯛꯅꯣ? ꯅꯪꯁꯨ ꯇꯧꯗꯣꯔꯣ ꯑꯗꯨꯗꯤ? ꯍꯣ, ꯑꯗꯨꯒꯤ ꯊꯕꯛꯇꯨ ꯅꯠꯇꯤꯌꯦ꯫ ꯑꯗꯨꯗꯤ ꯀꯩ ꯊꯕꯛꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯤꯅ? ꯖꯦꯁꯤ ꯁꯨꯛꯇꯣꯛꯑꯗꯨꯅ ꯁꯅꯔꯦꯝꯕꯗ ꯌꯦꯡꯉꯛꯏ꯫ ꯌꯥꯝ ꯈꯪꯗꯕ꯭ꯔꯣ ꯑꯩꯅ ꯀꯩ ꯄꯥꯝꯃꯤ ꯍꯥꯏꯕ? ꯈꯪꯉꯤ ꯀꯩꯅꯣ, ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯗꯣꯔꯤꯗꯣ ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯔꯤꯗꯨꯗꯤ꯫ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯅꯨꯄꯥ, ꯅꯨꯄꯤꯗ ꯄꯨꯟꯁꯤꯒꯤ ꯄꯤꯅꯕꯗꯣ꯫ ꯁꯅꯔꯦꯝꯕ ꯀꯩꯅꯣ ꯍꯥꯏꯅ ꯉꯥꯏꯍꯥꯛꯁꯨ ꯇꯨꯃꯤꯟ ꯈꯜꯂꯤ, ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯑꯣꯍꯣ, ꯑꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯉꯥꯏꯈꯣꯍꯦ, ꯇꯣꯂꯣꯞꯀ ꯍꯦꯛ ꯆꯥꯕꯒ ꯅꯪꯉꯣꯟꯗ ꯉꯥꯛꯇꯅꯤ ꯄꯤꯁꯤꯟꯗꯣꯏꯁꯦ꯫ ꯑꯗꯣ ꯏꯃꯨꯡꯒꯤꯁꯨ ꯈꯥꯏꯗꯣꯛꯁꯤꯀꯣ꯫ ꯖꯦꯁꯤ ꯀꯣꯐꯤ ꯊꯛꯂꯝꯕꯗꯣ ꯍꯥꯒꯦ ꯇꯧꯏ꯫ ꯁꯅꯔꯦꯝꯕ ꯃꯅꯪꯒꯟꯗ ꯄꯣꯞ ꯊꯥꯕꯤꯔꯒ, ꯁꯥꯔꯤꯕꯣ, ꯑꯩ ꯏꯪꯍꯟꯕꯤꯒꯦ꯫ ꯁꯅꯔꯦꯝꯕꯁꯨ ꯑꯗꯨ ꯍꯥꯏꯔꯒ ꯖꯦꯁꯤꯒꯤ ꯀꯞꯇꯣ ꯂꯧꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯖꯦꯁꯤꯅ ꯌꯥꯗꯦ, ꯑꯗꯨꯒ ꯄꯩꯅ ꯌꯦꯡꯉꯛꯑꯒ, ꯑꯩꯁꯤꯕꯨ ꯄꯩꯁꯥꯗ ꯌꯥꯝ ꯆꯣꯞꯄꯗꯧꯅ꯫ ꯁꯅꯔꯦꯝꯕ ꯈꯤꯇꯪ ꯅꯛꯁꯤꯜꯂꯛꯑꯒ ꯖꯦꯁꯤꯒꯤ ꯃꯃꯥꯏꯗ ꯇꯞꯅ ꯁꯤꯜꯂꯤ, ꯑꯗꯨꯒ ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯔꯣꯗꯅ, ꯑꯩ ꯈꯪꯗ꯭ꯔꯦꯕ꯫ ꯖꯦꯁꯤ ꯍꯧꯖꯤꯛꯇ ꯅꯣꯛꯐꯦꯠ ꯇꯧꯔꯤ, ꯑꯗꯨꯒ ꯅꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯍꯦꯜꯂꯛꯇꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯁꯅꯔꯦꯝꯕ ꯑꯃꯨꯛꯁꯨ ꯉꯥꯏꯍꯥꯛ ꯈꯜꯂꯤ, ꯑꯗꯨꯒ ꯅꯣꯡꯊꯣꯔꯛꯏ꯫ ꯖꯦꯁꯤ ꯁꯅꯔꯦꯝꯕꯗ ꯌꯦꯡꯕ ꯉꯝꯗ ꯅꯣꯟꯊꯗꯨꯅ ꯅꯣꯛꯏ꯫ ꯁꯣꯝꯗꯁꯨ ꯖꯒꯠꯉꯥꯟꯕꯅ ꯁꯅꯔꯦꯝꯕ ꯍꯣꯏꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯄꯨꯔꯦꯝꯕꯤꯁꯨ ꯖꯒꯠꯉꯥꯟꯕꯅ ꯌꯦꯡꯉꯤꯗꯨꯗ ꯌꯦꯡꯂꯤ꯫ ꯁꯅꯔꯦꯝꯕꯁꯦ ꯌꯥꯝ ꯊꯥꯖꯗꯦꯀꯣ, ꯅꯨꯄꯤꯒ ꯀꯣꯏꯕ ꯍꯩꯔꯛꯀꯅꯤ ꯍꯥꯏꯕ꯫
ꯂꯩꯀꯥꯏ ꯏꯅꯥꯎꯄꯥꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯅꯥꯎꯅꯤ. ꯖꯒꯠ ꯉꯥꯟꯕ ꯄꯨꯔꯦꯝꯕꯤꯗ ꯌꯦꯡꯉꯛꯏ. ꯀꯩꯗꯧꯔꯒꯦ? ꯀꯩ ꯈꯨꯌꯦꯡꯅꯣ? ꯂꯩꯀꯥꯏ ꯏꯅꯥꯎꯄꯥ ꯅꯨꯡꯁꯤꯕꯁꯦ ꯀꯃꯥꯏ ꯇꯧꯒꯦ? ꯑꯗꯨꯕꯨꯔꯣ, ꯃꯥꯒꯤꯗꯃꯛ ꯑꯗꯨꯝ ꯈꯟꯕꯤ, ꯑꯗꯨꯝꯁꯨ ꯋꯥꯕꯤ. ꯑꯩꯒꯤꯗꯤ ꯋꯥꯗꯕ, ꯑꯩꯒꯤꯗꯤ ꯈꯟꯗꯕ. ꯄꯨꯔꯦꯝꯕꯤꯗꯣ ꯏꯉꯛꯉꯛꯅ. ꯀꯩꯅꯣ? ꯂꯩꯀꯥꯏ ꯏꯅꯥꯎꯄꯥꯒꯤ ꯋꯥꯔꯤꯗ ꯅꯪ ꯑꯃꯨꯛ ꯄꯛꯁꯤꯜꯂꯛꯏꯁꯦ? ꯑꯗꯨ ꯌꯦꯡꯉꯨꯅꯦ, ꯑꯥꯗ ꯐꯝꯃꯤ ꯑꯅꯤꯁꯦ. ꯅꯨꯄꯥꯁꯦ ꯌꯥꯝ ꯂꯦꯝꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ. ꯅꯪ ꯅꯨꯄꯥ ꯌꯥꯝ ꯌꯦꯡꯅꯤꯡꯕ꯭ꯔꯣ? ꯂꯦꯝꯗꯦ. ꯄꯨꯔꯦꯝꯕꯤ ꯖꯒꯠ ꯉꯥꯟꯕꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯂꯛꯏ. ꯃꯥꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯏ. ꯑꯩꯗꯤ ꯌꯥꯝ ꯂꯦꯝꯃꯤ, ꯄꯥꯝꯗꯨꯝ ꯄꯥꯝꯃꯛꯑꯦꯗ. ꯖꯒꯠ ꯉꯥꯟꯕꯗꯣ ꯃꯃꯤꯠꯀ ꯂꯥꯎꯊꯣꯛꯂꯒ, ꯑꯁꯤ ꯅꯨꯄꯥꯁꯦ ꯀꯩꯗꯧ ꯂꯥꯛꯏꯅꯣ? ꯃꯃꯥꯏꯁꯦ ꯃꯥꯛꯁ ꯎꯞꯁꯜꯂꯨꯒꯦ. ꯄꯨꯔꯦꯝꯕꯤ ꯅꯣꯛꯄ ꯈꯥꯡꯉꯒ ꯑꯃꯨꯛ ꯁꯤꯜꯂꯛꯅꯔꯛꯏ. ꯅꯕꯨꯛ ꯐꯠꯇ ꯇꯧꯅꯣ, ꯃꯤ ꯑꯩ ꯉꯁꯥꯏꯗꯒꯤ ꯌꯦꯡꯖꯔꯤꯉꯩꯁꯤꯗ. ꯖꯒꯠ ꯉꯥꯟꯕꯗꯣ ꯖꯦꯂꯁ ꯀꯥꯕꯗꯣ ꯍꯦꯟꯖꯤꯜꯂꯛꯏ. ꯑꯩ ꯃꯤ ꯈꯠꯅꯔꯨꯅꯤꯀꯣ ꯉꯁꯤ. ꯅꯠꯇꯦ, ꯐꯝꯐꯝ ꯂꯩꯇꯕꯗꯧꯅ ꯑꯁꯤꯗ ꯐꯝꯃꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯄꯨꯔꯦꯝꯕꯤꯁꯨ ꯁꯥꯟꯅꯔꯛꯏ ꯐꯖꯅ. ꯃꯤ ꯑꯩ ꯁꯤꯗ ꯐꯝꯃꯤꯁꯤꯗꯤ ꯑꯩꯅ ꯌꯦꯡꯅꯕ ꯃꯥꯁꯨ ꯑꯁꯤꯗ ꯐꯝꯃꯤꯅꯤ, ꯑꯁꯤꯐꯥꯎ ꯈꯪꯗꯦ. ꯖꯒꯠ ꯉꯥꯟꯕ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯇꯨꯅ ꯄꯨꯔꯦꯝꯕꯤꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈ꯭ꯔꯦ. ꯂꯩꯍꯧꯔꯤꯕ ꯃꯔꯤꯗꯨꯁꯨ ꯑꯅꯤꯗꯨꯅ ꯊꯣꯛꯈꯤꯕꯗꯣ ꯑꯃꯅ ꯆꯟꯗ꯭ꯔꯅ ꯎꯍꯧꯏ, ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯒꯤꯅ ꯖꯦꯁꯤꯅ ꯎꯍꯧꯏ. ꯖꯒꯠ ꯉꯥꯟꯕ ꯄꯨꯔꯦꯝꯕꯤꯕꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯍꯜꯂꯒ ꯊꯧꯗꯣꯔꯛꯏ. ꯀꯥꯏꯗꯅꯣ? ꯃꯤ ꯂꯩꯀꯣꯜ ꯐꯖꯕꯒ ꯑꯝꯇ ꯌꯦꯡꯉꯛꯇ꯭ꯔꯦ. ꯁꯤꯒꯤ ꯂꯩꯀꯣꯜꯁꯤꯗꯒꯤ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯑꯩꯈꯣꯏ ꯃꯥꯅ ꯁꯦꯝꯕ ꯂꯩꯀꯣꯜꯗꯨꯅ ꯍꯦꯟꯅ ꯐꯖꯕꯅꯤ. ꯑꯗꯨ ꯑꯣꯏꯅ ꯌꯦꯡꯉꯨ. ꯀꯥꯔꯟ ꯇꯧꯅꯨꯀꯣ, ꯃꯇꯝ ꯋꯥꯠꯂꯤ. ꯍꯣꯏ, ꯉꯁꯤꯒꯤꯗꯤ ꯅꯨꯃꯤꯠ ꯇꯥꯗꯧ ꯋꯥꯠꯂꯤ. ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯕꯣꯛꯍꯣꯏꯗ ꯍꯥꯟꯅ ꯆꯠꯂꯁꯤ. ꯖꯒꯠ ꯉꯥꯟꯕꯗ ꯄꯨꯔꯦꯝꯕꯤꯅ ꯏꯁꯧ ꯂꯥꯡꯅ ꯂꯥꯛꯄꯗ ꯖꯒꯠ ꯉꯥꯟꯕꯒꯤ ꯅꯥꯀꯣꯡꯗꯣ ꯏ ꯇꯥꯗꯦꯗ ꯉꯥꯏꯔꯕꯅꯤ. ꯑꯗꯨꯕꯨ ꯒꯥꯔꯤ ꯊꯧꯕꯗꯨꯁꯨ ꯂꯦꯞꯇꯦ. ꯅꯨꯃꯤꯠ ꯈꯤꯇꯪ ꯇꯥꯕ ꯉꯥꯏꯕ ꯑꯣꯏꯅ ꯒꯥꯔꯤꯗꯣ ꯊꯥꯎ ꯐꯨꯜꯗ ꯍꯥꯟꯖꯤꯜꯂꯒ ꯕꯖꯥꯔ ꯃꯅꯨꯡꯗꯒꯤ ꯑꯗꯒꯤ ꯊꯧꯕ ꯀꯣꯏꯊꯧ ꯊꯧꯔꯒ ꯂꯩꯔꯤ. ꯑꯩ ꯊꯕꯛ ꯃꯆꯥ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯇꯧꯔꯛꯈꯤꯒꯦ ꯍꯥꯏꯕ. ꯌꯨꯝꯗ ꯍꯜꯂꯁꯤꯃꯤ. ꯊꯕꯛ ꯍꯥꯏꯕ ꯀꯩꯅꯣ? ꯑꯩꯈꯣꯏꯗꯤ ꯍꯦꯛ ꯌꯧꯕꯒ ꯊꯕꯛ ꯉꯥꯛꯇ ꯉꯥꯏꯗꯧꯔꯕꯅꯤ. ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯅꯠꯇꯦ, ꯇꯣꯂꯣꯞ ꯆꯥꯕ ꯊꯕꯛ ꯍꯥꯏꯕꯅꯤ. ꯐꯔꯦ, ꯑꯗꯨ ꯑꯣꯏꯒꯅ ꯑꯩ ꯅꯪꯒꯤꯁꯨ ꯇꯣꯂꯣꯞ ꯁꯥꯕꯤꯔꯒꯦ. ꯏꯃꯥꯗ ꯍꯥꯏꯔꯒꯦ. ꯍꯧꯖꯤꯛ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯒꯦꯀꯣ. ꯖꯒꯠ ꯉꯥꯟꯕ ꯐꯣꯟꯗꯣ ꯊꯥꯡꯒꯠꯂꯒ ꯃꯃꯥꯒꯤ ꯀꯣꯟꯇꯦꯛꯇ ꯆꯪꯉꯒ ꯀꯣꯜ ꯇꯧꯒꯦ ꯇꯧꯏ. ꯄꯨꯔꯦꯝꯕꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯑꯒ ꯖꯒꯠ ꯉꯥꯟꯕꯗ ꯀꯤꯟꯅ ꯄꯣꯞ ꯁꯨꯔꯛꯏ. ꯑꯗꯨꯒ, ꯉꯥꯎꯕ꯭ꯔꯣ? ꯅꯣꯏꯗꯒꯤ ꯆꯥꯕ ꯇꯣꯂꯣꯞꯇꯤ ꯑꯩ ꯄꯥꯝꯗꯦ. ꯄꯨꯔꯦꯝꯕꯤ ꯉꯁꯤꯗꯤ ꯃꯥ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯪꯉꯤ. ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ. ꯖꯒꯠ ꯉꯥꯟꯕꯁꯨ ꯄꯨꯔꯦꯝꯕꯤꯗ ꯌꯦꯡꯉꯤ. ꯑꯗꯨꯒ ꯄꯣꯝꯊꯣꯛꯇꯨꯅ ꯇꯨꯃꯤꯟ ꯐꯝꯂꯤꯕꯗꯨꯗ ꯍꯥꯏꯔꯛꯏ. ꯀꯩ ꯂꯩꯈꯤꯁꯤꯒꯦ ꯍꯥꯏꯔꯣ? ꯍꯣꯔꯦꯟ ꯃꯤ ꯃꯌꯨꯝꯅꯤ ꯀꯥꯏꯅ ꯆꯥꯛ ꯑꯃꯨꯛ ꯄꯨꯛ ꯊꯟꯅ ꯆꯥꯗ꯭ꯔꯗꯤ ꯅꯪꯅ ꯄꯨꯛ ꯊꯜꯍꯟꯗꯕꯩ ꯑꯩ ꯄꯥꯞ ꯄꯨꯅꯦꯕ. ꯀꯩꯝ ꯆꯥꯅꯤꯡꯗꯤꯌꯦ ꯑꯩ. ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯕ ꯑꯉꯥꯡꯅꯤꯅ. ꯏꯁ, ꯑꯉꯥꯡ ꯍꯥꯏꯕꯒꯤ ꯑꯉꯥꯡꯒꯤ ꯆꯩ ꯆꯥꯗꯧꯕ ꯍꯌꯦꯡꯗ ꯉꯥꯏꯔꯕꯅꯤ ꯑꯍꯟ ꯑꯃ. ꯑꯅꯤꯗꯨ ꯈꯔ ꯃꯝꯕ ꯍꯧꯔꯛꯄꯗꯨꯗ ꯇꯣꯞꯂꯣꯝꯗ ꯊꯧꯔꯤ. ꯑꯗꯨꯒ ꯖꯒꯠ ꯉꯥꯟꯕ ꯃꯃꯥꯕꯣꯛꯍꯣꯏꯗ ꯆꯪꯉꯤ. ꯖꯒꯠ ꯉꯥꯟꯕꯗꯤ ꯄꯨꯔꯦꯝꯕꯤꯒꯤ ꯈꯨꯗꯥꯡꯗꯣ ꯁꯨꯡꯊꯥ ꯊꯥꯗꯣꯛꯇꯦ. ꯃꯃꯥꯕꯣꯛꯇ ꯍꯥꯏꯕ ꯏꯀꯥꯏꯗꯨꯅ ꯃꯆꯟꯅꯨꯄꯤ, ꯃꯃꯥꯕꯣꯛꯀꯤ ꯃꯆꯥꯅꯨꯄꯤꯗ ꯑꯣꯏꯅ ꯍꯥꯏꯍꯜꯂꯤ. ꯑꯗꯨꯒ ꯄꯨꯔꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯔꯨꯝꯗꯣ ꯁꯤꯟꯕꯤꯔꯦ. ꯖꯒꯠ ꯉꯥꯟꯕꯅ ꯄꯨꯔꯦꯝꯕꯤꯕꯨ ꯔꯨꯝꯗꯨꯗ ꯄꯨꯈꯠꯂꯛꯏ. ꯔꯨꯝꯗ ꯍꯦꯛ ꯌꯧꯕꯒ ꯖꯒꯠ ꯉꯥꯟꯕꯅ ꯊꯣꯡꯗꯣ ꯂꯣꯛ ꯇꯧꯁꯤꯜꯂꯒ ꯊꯝꯃꯤ. ꯀꯩꯅꯣ? ꯊꯣꯡꯗꯨꯗꯤ ꯍꯥꯡꯉꯣ. ꯃꯤ ꯑꯍꯟꯒ ꯂꯥꯛꯑꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯂꯥꯛꯑꯣꯏ. ꯃꯤ ꯆꯦꯟꯕ ꯂꯥꯛꯄ ꯃꯤꯒꯤ ꯀꯥꯗꯅꯦ ꯑꯇꯣꯞꯄ ꯆꯪꯅꯕ꯭ꯔꯣ? ꯃꯃꯥꯏꯁꯦ ꯀꯌꯥꯗ ꯊꯥꯔꯤꯅꯦ ꯌꯦꯡꯉꯨꯅꯦ. ꯃꯇꯝ ꯇꯟꯖꯥ ꯃꯦꯟꯖꯥ ꯍꯥꯏꯗꯨꯅꯤ. ꯍꯧꯖꯤꯛ ꯊꯥꯍꯧꯗ꯭ꯔꯗꯤ ꯅꯪ ꯑꯇꯣꯞꯄ ꯁꯨꯝ ꯌꯦꯡꯒꯦ ꯍꯥꯏꯔꯕ? ꯌꯦꯡꯅꯤ, ꯑꯩꯗꯤ ꯌꯦꯡꯅꯤꯅ. ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯖꯒꯠ ꯉꯥꯟꯕꯗ ꯆꯟꯗ꯭ꯔꯒꯤ ꯀꯣꯜ ꯂꯥꯛꯏ. ꯍꯜꯂꯣ ꯆꯟꯗ꯭ꯔ, ꯅꯪ ꯀꯗꯥꯏ ꯂꯩꯒꯦ? ꯅꯣꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯄꯗ ꯌꯥꯗ꯭ꯔꯦ. ꯑꯩꯈꯣꯏ ꯃꯥꯕꯣꯛ ꯍꯣꯏꯗ. ꯅꯌꯨꯝꯗ ꯍꯟꯗꯛꯈꯩ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ ꯅꯪ? ꯍꯣ, ꯅꯨꯄꯤ ꯆꯦꯟꯕ. ꯐꯔꯅꯤ ꯁꯤ ꯑꯣꯏꯗꯤ. ꯏꯃꯥꯟꯅꯕꯁꯨ ꯑꯅꯛꯄ ꯉꯥꯛꯇ. ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯥꯕꯣꯛ ꯍꯣꯏꯗ ꯑꯣꯏꯅ ꯊꯩꯔꯤꯕ. ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯉꯁꯤꯅ ꯑꯃꯨꯛ ꯅꯍꯥꯟꯒꯤ ꯂꯤꯌꯥꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯔꯣ? ꯃꯇꯥꯡꯗꯤ ꯆꯥꯗꯦꯗ ꯏꯕꯣ. ꯍꯌꯦꯡꯗꯒꯤ ꯏꯕꯥꯏ ꯃꯤꯡ ꯍꯣꯡꯅꯕ ꯁꯦꯝ ꯁꯥꯔꯣ. ꯑꯩ ꯊꯝꯃꯦ. ꯄꯨꯔꯦꯝꯕꯤ ꯆꯟꯗ꯭ꯔꯅ ꯂꯤꯌꯥ ꯍꯥꯏꯕ ꯃꯤꯡ ꯑꯃ ꯄꯜꯂꯛꯈꯤꯕꯗꯣ ꯇꯥꯍꯧꯔꯗꯨꯅ ꯁꯥꯎꯕ ꯍꯧꯔꯛꯂꯤ. ꯑꯣ, ꯀꯣꯂꯦꯖꯇ ꯍꯦꯔꯣ ꯁꯥꯕ ꯂꯦꯞꯂꯝꯗ꯭ꯔꯤꯕꯣꯏꯔꯦ? ꯀꯅꯥꯅꯣ ꯂꯤꯌꯥ ꯍꯥꯏꯗꯤ? ꯑꯁ, ꯏꯃꯥꯟꯅꯕꯤꯅꯦ. ꯅꯣꯡꯃ ꯀꯣꯂꯦꯖꯇ ꯐꯥꯏꯠ ꯇꯧꯅꯈꯤꯕꯗꯣ, ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯗꯣ.
Chandra sum phagi tawri. Purembi kanano khanna ngehak ningsingnaba honi. Purembi gi matawduda aina college ahanba kaba numita Purembi khangni ningsingai. Haujiktada yamna ikaiba phawri. Purembi na fe tawraga ikaiba do khangi. Nungdangi sakto yamdada lairiba mausingduna nganta loithokpira aduna chakto nganta adum tokle. Aduga ngehak leraga jagat nganbagi imungda pau pikhibado Hemaga driver amaga tawraga Purembigi fi phanik su pubirakle aduga machaga mamauga lawulai Jagat nganbo hoi yore Hemadi masaso panghada haraukhrabani Purembidi hanadagi khangnaba oiraso pangida ikai jakre Hemana mamau purakpaduda masado irang langjabada uraga Purembi Hemabo amadi imungsibo Hanaga manaba mari ama thamlabagum maithongda nungsiba mon minok ama tamle tamlamdaiduda jagat ngambana kisanda kumuraga karakpani Purembi mamaido asam onthoklaga hihi kaptuna leirami jagat ngamba bakana sasangsilaga kaidawgi kapade Purembi onthorakte susut amuk tawduna leiri jagat ngambade mangonda sauribai khaladuna themlei nangbu inakta thamlaga Nang kaphalaroi khalubani hoi matangbudi chadre aigi sumaina khandadaba wakhalsina nangbu kaphale Purembi sasu tawduna tumin adum family jagat nganbaso tapna makha tarei hanjin hanjil ai nangbu adum kaphale ai ngasiso amuk soir male ngasi selaso nang lohong pamrade ai kariso hairui ai ngaige nang nangayu haiba matamda phau ai ngaige aduga nang tawni bathabukta tawjri phawba ai ngaige ado ai hinak tarairaga nang sumaina kapase ai yamwai se toba Purembi di jagat nganbana haiba mayamdo ba oshirudabani adubu haujita Purembi nafet onthori Purembi makhota pairamba phone do nakana thamkhraga nasaidagi masa matomta waraujaduna ngangliba mahakta onthokduna yenglei Isuk suktana hangana fawbu yengba ngamjadraba amagum Ozana chaibada ozadogi mamangda satrana karisu khumba ngamdana mayun thaduna leplamliba saktamado Purembidi kayada nungsiraiba Purembi kumtharaga jagat nganbagi mamangda lepi aduga iwangwangna nunthaduna lairiba mahaki maiduda Purembi makhut aniduna lamaduna tapna pairaga nongkhatpirei Purembi kaplubagi pasingdo Pina choli su tawri Purembi nuksina yengaduna aina hause lengdana lairisa nang nuksibagi nangna haiba khuding yare hairini nuksiba nangi nakta thamlage haibada aina kay yaroiduino ai hausikti saudre aduga nuksibada ngamdaba leitabani aigi thabaki ai hana warasu hausikti wadre kona tapna dum yengage aduga kaigi kapamiba adubra drama yengabani warido yam nungsi lao episode amaga suwali hauji yengsi lao jagat nganba ngasai khe khaluriduga aduga haidora iba mayamduga ikaibaga sauningbaga yansinnaraduna idea dai khaluri chenma numita drama yengnabro yengrade asi hero se mi egi jagat nganba Purembina ngangbo loitringai changsilaga phone lawkhre aduga lariba table masadu thami kaino mi drama loidribani hauze drama yengba matam nate ai yengadaba yengde so phone do piro thengi to mase hayeng yahau thengade aidi haudo piroigo haudo piraktraso kaisung kaide drama yengaga nongan bangairaga loire kaino ado semi piro oba Purembina phone do table dagi lamduna lawge tawi aduga jagat nganbana thatili tumaseba nang tumo ai tumoy asengbagi ngamadra tumdaba asengbagi jagat nganba Purembina paiduna lekhibadada oire khanduna Purembi pamkhali aduga famungda thami Purembi hogana bo honai adubo jagat nganbana yali
nang hayeng amo ai naktagi chatkidoine aduna ngasi ahanba ai nakta leibasitadi pena tumkhoba hayeng tumsit amu phadradi ai nungai horeba Purembi hauzikta netana jagat nganbagi manakta hipthare nene se pung kaya da hagatke khangde ngalike haraujabane adudi ai thengani kamai tawne elam thamge phone se lawrage Purembi na hagatke amusu tawbado jagat ngabana pharaga nangi alamde ai lerisidi ihoi mana hagatpada ai simiko dum thoi se tumase ai tumningeba Purembi irin jana mo hiptharaga tumninge haina mamit uisindana leiriba maithongdo ngasidi nakni jaraga nafetari jagat nganbaso mit kitang panglaga Purembi khutna amado magi oiduna chetna pai aduga khut yet thangbaduna inak nakna munne yengduna hiplibi Purembi gi mawai machaduda pairi aduga kitang sothorakliba samlangdo narumda yeksinbiraga hairi yam phajai Nai na pigida kai maso haidino sise nangonde yam pakjai saukri mapal haina bane nate egini ne masa nuksibigi machuni haigidaba Purembi jagat nganbagi fagidada nokjari jagat nganbagi oi thangba pambomdada kokdomon khanglaga Purembi so ningaidina tumthakri aduga jagat nganbagi khutna amaduna Purembi bu nuksina konbiri Mathangi numituni Purembi tilamdaiduda jagat nganbagi romda changlei jagat nganba phone metuna leirami khangaudana khangsawi sauni Purembi do sa saksiraga kanaga tik sanarino jagat nganba ikhang khangna phamlambada gi khale o kanamnati nangonda soire chandra daiba hauzik natradi thanabagi matam leitabagi waraba nateba ai kenum hangamani jagat nganbasi hairamnaga mamagi ka tamna chenthari hemadi losinba loiramdri manapi singduna sanana ni laisinbina batawrami hema masindu seleptri nauton biya loidriba nangi dubo imau thinaba loisinbase aina first tagi khanbani maning oina tari tawrise jagat nganba matam sa hoi leirambadada phat hek changwa ngamdre koibagi khonjaldo thola uyadre thongjinduda ngahak leplaga lei adubo kauda yade gum kauri khonjaldo pitruk pisalaga ima hai karino ima loisinki yelakanu ko jagat nganba upai leita tamin sum leptuna lei aduga amuksu hairi ima nangi be amta piroba kari tawge haibano aigi beg hangi dubo jagat nganba huangangi tawrambado mamagi beg do sofa da leirambadуда sasa changsilaga yaramba paisa khara lauthoi aduga mamadaso hairami lauduna ima ai paisa loreko jagat nganba romda mutrangi Purembi du chalamdaiduda jagat nganbagi manakta chatlage hainaba changjarakpado amuk matomda thadoklambagi pomthoktuna leirami jagat nganba makhutta chunga sapi pailaklaga changai aduga Purembi da piri se sina khazai pomthoido phanaba ice cream lerga chaw Purembi hausta kyantari jagat nganbana chatluribasi paisa lauribani haiba Purembi somikuptada milu pirangdo ihorake tawi mayam loina thokpa haunakre Purembi tholei thongjin he yobaga amuk mai leidana hanjilaklaga jagat nganbada nuksina konsalei aduga ayam chalukhige jagat nganba Purembigi makokta nuksina tapnana lei yoraga hairoko hapta amamung leiraga luhongbugi wa lepnare jagat nganba hoigi mama apadi sahi su yamla abanina luhongbasi yarikhe adum thujinaba hainare nomo milana bardon iribado kana kana gi sithanan thaba yauribage haina sangoide famduna yengningai itha thajadana thawbalai tamilan milan su kawrak libadada yengai thawba kadondagino itha thajadana chango chango famsila thawbu sutamna kakhalakna fami kai lerege thawba nangdi udabasu koire
ꯅꯌꯥꯝꯕꯒꯤꯗ ꯂꯥꯛꯂꯗꯤ ꯀꯩ ꯂꯩꯔꯒꯦ ꯊꯧꯕ ꯍꯥꯟꯅꯒꯤ ꯊꯧꯕꯗꯣ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯁꯛ ꯃꯑꯣꯡ ꯐꯤꯖꯦꯠ ꯆꯥꯛꯁꯦꯠ ꯄꯨꯝꯅꯃꯛ ꯍꯣꯡꯂꯝꯂꯦ ꯊꯧꯕꯁꯨ ꯋꯥ ꯍꯧꯗꯣꯛꯐꯝ ꯈꯪꯗꯗꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯇꯥꯃꯤꯂꯟ ꯅꯅꯥꯎ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯃꯤꯂꯟꯗꯤ ꯏꯉꯛꯅ ꯌꯦꯡꯉꯛꯏ ꯀꯔꯤꯅꯣꯅꯦ ꯊꯧꯕ ꯅꯌꯥꯝꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯅꯦ ꯊꯧꯕ ꯈꯨ ꯀꯨꯟꯊꯗꯨꯅ ꯃꯈꯨꯠ ꯂꯪꯅꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯃꯤꯂꯟ ꯑꯩꯅ ꯑꯆꯧꯕ ꯅꯝꯊꯥꯛ ꯑꯃ ꯇꯥꯃꯤꯂꯟ ꯑꯃꯗꯤ ꯑꯆꯧꯕꯒꯤ ꯃꯐꯝꯗ ꯇꯧꯔꯦ ꯅꯅꯥꯎ ꯉꯁꯤꯗ ꯈꯪꯂꯦ ꯍꯧꯖꯤꯛꯇ ꯃꯤꯠ ꯄꯥꯡꯂꯛꯂꯦ ꯀꯔꯥꯝ ꯆꯥꯎꯕ ꯃꯤꯍꯧ ꯆꯥꯎꯕ ꯏꯁꯥꯒꯤꯗ ꯈꯟꯕꯗ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯐꯕ ꯃꯥꯏ ꯄꯥꯛꯄ ꯄꯨꯔꯛꯇꯦ ꯍꯥꯏꯕ ꯑꯩ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯦ ꯇꯥꯃꯤꯂꯟ ꯊꯧꯕ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯇꯥꯃꯤꯂꯟ ꯅꯅꯥꯎꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯀꯌꯥꯗ ꯋꯥꯈꯜ ꯊꯦꯟꯕ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯑꯣꯏꯔꯨꯕꯅꯣ ꯊꯧꯕ ꯃꯥꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯄꯨꯝꯕ ꯃꯤꯂꯟꯗ ꯍꯥꯏꯔꯛꯏ ꯃꯥꯅ ꯁꯤꯜꯂꯒ ꯑꯆꯧꯕꯕꯨ ꯍꯨꯔꯥꯟꯕ ꯇꯥꯍꯟꯈꯤꯕ ꯑꯃꯗꯤ ꯃꯤꯂꯟꯒꯤ ꯑꯋꯥꯠꯄ ꯃꯥꯡꯂꯤꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯃꯄꯥꯟꯗ ꯐ꯭ꯂꯦꯠ ꯂꯧꯕꯗ ꯀꯣꯟꯅꯗꯕꯗꯒꯤ ꯁꯤꯖꯤꯟꯅꯅꯕ ꯍꯥꯏꯖꯤꯟꯈꯤꯕꯅꯤ ꯍꯥꯏꯅ ꯃꯁꯥꯅ ꯃꯔꯥꯜ ꯄꯨꯝꯕ ꯌꯥꯖꯔꯤ ꯍꯧꯒꯠꯂꯨ ꯊꯧꯕ ꯑꯗꯨꯝ ꯇꯧꯕ ꯍꯧꯅꯗꯦ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯇꯨꯡꯗ ꯑꯐꯕꯗ ꯆꯠꯂꯕꯗꯤ ꯅꯪꯒꯤ ꯅꯔꯥꯜ ꯄꯨꯝꯕꯗꯣ ꯃꯇꯝꯅ ꯑꯗꯨꯝ ꯀꯣꯛꯄꯤꯈꯤꯅꯤ ꯇꯥꯃꯤꯂꯟ ꯑꯩ ꯇꯁꯦꯡꯅ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯉꯁꯤ ꯑꯩꯅ ꯁꯛꯁꯤ ꯐꯥꯎꯕ ꯇꯥꯃꯤꯂꯟꯗ ꯎꯠꯄꯗ ꯄꯥꯞ ꯂꯩꯔꯕ ꯃꯤꯒꯨꯝ ꯐꯥꯎꯖꯔꯦ ꯑꯩꯅ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯄꯤꯎꯕꯅꯣ ꯊꯧꯕ ꯇꯁꯦꯡꯅ ꯍꯥꯟꯅꯒꯤ ꯊꯧꯕꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯥ ꯑꯋꯥꯕ ꯑꯃꯗꯤ ꯇꯥꯔꯦ ꯈꯪꯂꯤ ꯃꯤꯂꯟꯅ ꯊꯧꯕꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯆꯥ ꯊꯛꯁꯦ ꯍꯥꯏꯗꯨꯅ ꯍꯦꯃꯥꯗ ꯆꯥ ꯄꯨꯊꯣꯛꯍꯜꯂꯛꯏ ꯊꯧꯕꯒꯤ ꯆꯍꯤ ꯑꯃꯅꯤꯗ ꯃꯥꯅ ꯀꯔꯤ ꯀꯔꯤ ꯇꯧꯔꯨꯕ ꯑꯃꯗꯤ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯗꯤ ꯃꯥꯏ ꯄꯥꯛꯇꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯤꯂꯟꯗ ꯂꯤꯔꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯅꯥꯎꯄꯥꯒꯤ ꯗꯨꯀꯥꯟ ꯑꯣꯏꯅ ꯁꯦꯟꯅꯗꯨꯅ ꯑꯅꯧꯕ ꯊꯧꯕ ꯑꯃ ꯑꯣꯏꯅ ꯍꯤꯡꯂꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ ꯇꯥꯃꯤꯂꯟ ꯑꯩ ꯑꯆꯧꯕꯗ ꯀꯔꯤ ꯍꯥꯏꯅ ꯁꯦꯡꯗꯣꯛꯀꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯃꯥꯁꯨ ꯑꯩꯒꯤꯗ ꯍꯥꯟꯅꯒꯨꯝ ꯐꯥꯔꯝ ꯍꯥꯎꯁ ꯁꯦꯟꯅꯕꯗꯣ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤꯌꯦ ꯑꯆꯧꯕꯗꯤ ꯋꯥꯈꯜ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯅ ꯀꯜꯂꯛꯄ ꯀꯔꯤꯅꯣ ꯈꯪꯗꯅ ꯍꯤꯡꯖꯕ ꯏꯅꯥꯎꯅꯤ ꯑꯩꯅ ꯃꯥꯒꯤ ꯃꯒꯨꯟ ꯈꯪꯕꯅ ꯐꯥꯔꯝ ꯍꯥꯎꯁꯁꯦ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯁꯦꯟꯅꯍꯜꯂꯤꯕꯅꯤ ꯊꯧꯕꯁꯨ ꯋꯥꯈꯜ ꯈꯤꯇꯪ ꯌꯥꯡꯖꯩ ꯃꯤꯂꯟꯒꯤ ꯋꯥꯗꯨ ꯇꯥꯔꯨꯕꯗ ꯆꯥꯁꯨ ꯂꯣꯏꯔꯦ ꯋꯥꯔꯤꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯦ ꯁꯦ ꯊꯧꯕ ꯕꯥꯔꯇꯣꯟꯁꯦ ꯑꯃ ꯄꯥꯏꯀꯣ ꯌꯨꯝꯗ ꯂꯥꯛꯄꯗ ꯑꯣꯏꯅ ꯄꯤꯔꯦ ꯀꯔꯤꯁꯨ ꯈꯟꯒꯅꯨꯀꯣ ꯂꯥꯛꯇꯕꯒ ꯇꯧꯒꯅꯨꯀꯣ ꯃꯤꯂꯟꯒꯤ ꯑꯔꯣꯏꯕꯒꯤ ꯐꯥꯒꯤꯗꯨꯗ ꯊꯧꯕꯁꯨ ꯅꯣꯛꯂꯗꯨꯅ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯇꯥꯃꯤꯂꯟ ꯑꯗꯨꯕꯨ ꯀꯅꯥꯒꯤ ꯀꯔꯤꯒꯤ ꯑꯣꯏꯒꯗꯣꯏꯅꯣ ꯊꯧꯕ ꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯕꯥꯔꯇꯣꯟꯗ ꯂꯧꯅ ꯍꯪꯉꯛꯄꯅꯤ ꯃꯤꯂꯟ ꯍꯔꯥꯎꯅ ꯅꯣꯛꯆꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯇꯣꯟꯒꯤ ꯂꯨꯍꯣꯡꯕꯒꯤꯅꯤꯅꯦ ꯏꯆꯥꯖꯒꯁꯨ ꯂꯨꯍꯣꯡꯂꯝꯗꯧꯔꯦꯗꯅ ꯅꯨꯄꯤꯗꯤ ꯀꯔꯤ ꯂꯝꯅ ꯇꯥꯃꯤꯂꯟ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯑꯆꯧꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯖꯕꯗꯣ ꯃꯥꯒꯅꯤꯅꯦ ꯑꯗꯨꯅꯕꯨ ꯐꯔꯦ ꯅꯛꯄꯁꯤꯅꯕꯨ ꯍꯦꯟꯅ ꯄꯨꯟꯁꯤꯁꯦ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯗ ꯑꯃꯨꯛ ꯌꯥꯎꯔꯅꯤ ꯈꯟꯕꯗ ꯋꯥꯈꯜꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯧꯕ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯇꯥꯜꯂꯤꯅꯤ ꯍꯥꯏꯗꯅ ꯁꯨꯝꯕꯒꯤ ꯃꯍꯥꯎꯁꯦ ꯈꯪꯅꯤꯡꯂꯨꯕ ꯐꯥꯎꯔꯗꯕꯅꯤ ꯑꯗꯣ ꯅꯪꯁꯨ ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯁꯣꯏꯖꯔꯣꯏ ꯏꯆꯥ ꯖꯒꯠꯀꯤꯗꯤ ꯉꯥꯇ ꯍꯦꯛꯇ ꯂꯥꯛꯑꯗꯧꯅꯤ ꯃꯇꯝ ꯃꯥꯅ ꯂꯦꯞꯇꯕꯅ ꯄꯨꯟꯁꯤ ꯃꯥꯒꯤ ꯋꯥꯔꯤꯁꯨ ꯈꯪꯍꯧꯗꯦ ꯉꯔꯥꯡꯗꯒꯤ ꯉꯁꯤ ꯉꯁꯤꯗꯒꯤ ꯍꯌꯦꯡ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯂꯨꯍꯣꯡꯕ ꯌꯧꯁꯤꯜꯂꯛꯂꯦ ꯏꯃꯨꯡ ꯑꯅꯤꯃꯛ ꯃꯊꯨꯝ ꯃꯔꯥꯡ ꯍꯦꯛ ꯍꯧꯏ ꯍꯦꯃꯥꯅ ꯍꯦꯛ ꯁꯥꯒꯠꯆꯕ ꯃꯪꯂꯥꯟ ꯃꯃꯧꯕꯨ ꯂꯥꯛꯑꯅꯤ ꯈꯟꯕꯗ ꯄꯨꯛꯅꯤꯡꯗꯣ ꯏꯔꯥꯡ ꯍꯦꯛ ꯂꯥꯡꯏ ꯃꯦꯝꯊꯣꯏꯁꯨ ꯁꯣꯝꯗ ꯃꯆꯥ ꯅꯤꯉꯣꯜ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤꯁꯤ ꯆꯠꯈ꯭ꯔꯅꯤ ꯈꯟꯕꯗ ꯃꯄꯨꯛꯅꯤꯡ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯈ꯭ꯔꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯐꯥꯎꯅꯕ ꯏꯍꯨꯜꯅꯤ ꯅꯤꯉꯣꯜ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅ ꯈꯥꯝꯒꯦ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯁꯨ ꯉꯝꯗꯦ ꯃꯇꯝ ꯃꯥꯅ ꯄꯨꯔꯛꯇꯨꯅ ꯅꯨꯡꯁꯤ ꯃꯀꯥꯗ ꯆꯠꯈꯤꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ ꯆꯟꯗ꯭ꯔꯒ ꯁꯅꯔꯦꯝꯕꯒꯁꯨ ꯖꯒꯠ ꯉꯥꯟꯕ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯍꯧꯕꯗꯒꯤ ꯍꯦꯛ ꯆꯦꯟꯕ ꯌꯥꯎꯔꯤꯉꯩ ꯃꯥꯒꯤ ꯖꯦꯁꯤꯒ ꯆꯪꯈꯣꯝꯕꯤꯒꯒꯤ ꯀꯣꯜꯒ ꯑꯃꯠꯇ ꯄꯥꯏꯕꯤꯈꯤꯗ꯭ꯔꯦ ꯐꯣꯟꯒꯤ ꯔꯤꯡꯗꯣ ꯍꯟꯖꯤꯟ ꯈꯤꯡꯂꯛꯄꯗꯨꯗ ꯆꯟꯗ꯭ꯔ ꯆꯪꯈꯣꯝꯕꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯗꯨꯅ ꯖꯒꯠ ꯉꯥꯟꯕ ꯍꯣꯏꯒꯤ ꯌꯦꯅꯈꯥꯔꯣꯝꯗ ꯊꯣꯛꯂꯛꯑꯒ ꯀꯣꯜꯗꯣ ꯄꯥꯏꯈꯠꯂꯤ ꯑꯩ ꯊꯕꯛ ꯇꯧꯔꯤ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯇꯧꯔꯒꯦ ꯅꯪ ꯊꯕꯛ ꯇꯧꯔꯒ ꯂꯩꯍꯧꯔꯣꯀꯣ ꯑꯩ ꯑꯇꯣꯞꯄꯒ ꯀꯣꯏꯕ ꯆꯠꯈ꯭ꯔꯒꯦ ꯀꯥꯔꯟ ꯉꯥꯡꯅ ꯅꯨꯄꯤ ꯑꯩ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦ ꯐꯥꯎꯗꯤ ꯁꯪꯈꯤꯔꯣꯏꯕ ꯀꯔꯤꯕ ꯐꯔꯦ ꯑꯩ ꯑꯇꯣꯞꯄ ꯅꯨꯄꯥ ꯁꯤꯜꯂꯅꯤ ꯖꯒꯠꯀꯤ ꯂꯨꯍꯣꯡꯕꯗꯣ ꯗꯦꯠ 14ꯗ ꯇꯥꯏꯌꯦꯅ ꯑꯩꯅ ꯍꯥꯏꯗꯨꯗꯤ ꯑꯩꯒꯤꯗꯤ ꯀꯩꯝꯇꯁꯨ ꯐꯪꯗꯦ ꯃꯤꯗꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯐꯥꯎ
ꯔꯣꯁꯇꯒꯤ ꯆꯣꯀ꯭ꯂꯦꯠꯇꯒꯤ ꯇꯦꯗꯤꯗꯒꯤ ꯀꯩꯗꯒꯤ ꯂꯣꯏ ꯐꯪꯅꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤꯅ ꯌꯥꯝ ꯄꯦꯟꯗꯦ ꯅꯨꯄꯥ ꯁꯤꯜꯂꯅꯤ ꯆꯟꯗ꯭ꯔ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯪꯈꯣꯝꯕꯤꯕꯨ ꯊꯦꯝꯃꯛꯏ ꯉꯁꯤꯗꯤ ꯍꯣꯏ ꯑꯩꯁꯨ ꯍꯣꯔꯦꯟ ꯂꯥꯛꯑꯒꯦ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯈꯤꯇꯪ ꯂꯩꯔꯤ ꯑꯗꯨꯒꯤꯅꯦꯕ ꯁꯥꯎꯔꯅꯨꯀꯣ ꯀꯩꯀꯩꯅೋ ꯅꯪꯅ ꯍꯥꯏꯕꯈꯩꯗꯣ ꯂꯤꯁ ꯑꯃ ꯁꯦꯝꯃꯒ ꯊꯥꯔꯛꯑꯣ ꯑꯩꯉꯣꯟꯗ ꯌꯥꯔꯕꯣ ꯆꯪꯈꯣꯝꯕꯤꯁꯦ ꯁꯣꯝꯗ ꯅꯣꯛꯐꯦꯠꯀ ꯇꯧꯔꯤ ꯑꯗꯨꯒ ꯌꯥꯝ ꯀꯦꯅ ꯌꯥꯔꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯅꯤ ꯖꯦꯁꯤ ꯆꯪꯈꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯍꯥꯟꯅ ꯂꯥꯛꯇꯨꯅ ꯂꯩꯔꯦ ꯑꯇꯩ ꯂꯩꯀꯥꯏꯒꯤ ꯈꯔꯁꯨ ꯂꯥꯛꯅꯔꯦ ꯑꯗꯨꯕꯨ ꯂꯤꯡꯆꯦꯟꯗꯤ ꯂꯥꯛꯇ꯭ꯔꯤ ꯖꯦꯁꯤꯅ ꯆꯪꯈꯣꯝꯕꯤꯗ ꯍꯥꯏꯔꯤ ꯀꯩꯅꯣ ꯂꯤꯡꯖꯦꯜꯗꯣ ꯀꯩ ꯍꯥꯏꯔꯛꯀꯦ ꯃꯥꯅ ꯏꯅꯛ ꯅꯛꯑꯒ ꯏꯊꯦꯡ ꯊꯦꯡꯉꯤꯁꯦ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯐꯥꯎ ꯃꯦꯀꯞꯁꯦ ꯃꯜꯂꯦ ꯍꯥꯏꯕ ꯑꯩ ꯀꯣꯜ ꯇꯧꯒꯦ ꯖꯦꯁꯤ ꯂꯤꯡꯖꯦꯜꯗ ꯀꯣꯜ ꯇꯧꯔꯤ ꯂꯤꯡꯖꯦꯜꯁꯨ ꯁꯣꯝꯗ ꯆꯦꯟꯕ ꯆꯠꯄꯩ ꯇꯧꯔꯗꯨꯅ ꯂꯝꯕꯤꯗ ꯂꯥꯛꯏꯕꯗꯣ ꯖꯦꯁꯤꯒꯤ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯐꯠ ꯄꯥꯏꯔꯤ ꯑꯗꯨꯒ ꯂꯥꯛꯑꯦ ꯌꯧꯔꯛꯇꯧꯔꯦ ꯅꯠꯇꯦ ꯅꯨꯄꯥ ꯀꯣꯏꯕ ꯑꯩꯈꯣꯏ ꯐꯥꯎ ꯐꯣꯇꯣ ꯆꯥꯝꯃ ꯀꯥꯞꯄꯒ ꯊꯥꯅꯔꯒꯅꯤ ꯂꯥꯛꯏꯁꯦ ꯑꯗꯨꯒ ꯁꯤꯡꯒꯜ ꯅꯪꯅ ꯀꯃꯥꯏ ꯀꯨꯏꯔꯤꯅꯣꯕ ꯍꯣ ꯑꯩꯗꯤ ꯁꯤꯡꯒꯜꯅꯤꯅ ꯂꯝꯕꯤꯗ ꯁꯤꯡꯒꯜ ꯂꯥꯛꯄ ꯉꯥꯏꯔꯤꯌꯦ ꯀꯩꯅꯣ ꯈꯪꯗꯦꯕ ꯂꯤꯡꯖꯦꯜ ꯋꯥꯔꯤ ꯁꯥꯔꯒ ꯂꯥꯛꯄꯗ ꯃꯤꯠꯇꯣ ꯃꯈꯥꯗ ꯌꯦꯡꯍꯧꯗ꯭ꯔꯦ ꯂꯝꯕꯤ ꯈꯤꯇꯪ ꯀꯨꯠꯊꯕ ꯃꯄꯥꯗ ꯍꯦꯛ ꯇꯥꯔꯨꯔꯦ ꯂꯤꯡꯖꯦꯜ ꯈꯨꯅꯤꯡ ꯑꯋꯥꯡꯕꯤꯗꯨꯒ ꯀꯤꯅꯒ ꯂꯥꯛꯄꯒ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯂꯣꯡꯅ ꯍꯦꯛ ꯍꯥꯏꯊꯔꯛꯏ ꯏꯃꯥ ꯂꯤꯡꯖꯦꯜ ꯇꯨꯊꯔꯛꯂꯤꯕꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯜꯂꯨꯞꯅ ꯀꯣꯜꯂꯒ ꯉꯥꯡꯂꯛꯏ ꯖꯦꯁꯤ ꯂꯤꯡꯖꯦꯜꯅ ꯐꯣꯟꯗ ꯂꯥꯎꯔꯛꯄꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯂꯤꯡꯖꯦꯜ ꯀꯩꯗꯧꯔꯒꯦ ꯍꯜꯂꯣ ꯖꯦꯁꯤ ꯀꯣꯜꯗꯨ ꯀꯛꯂꯒ ꯆꯪꯈꯣꯝꯕꯤꯗ ꯍꯥꯏꯔꯛꯏ ꯂꯤꯡꯖꯦꯜꯗꯣ ꯀꯩꯅꯣꯝ ꯇꯧꯕ ꯃꯥꯜꯂꯦ ꯑꯝꯇ ꯊꯣꯛꯎꯁꯤ ꯂꯥꯛꯑꯣ ꯑꯁꯥꯏ ꯐꯥꯎꯗ ꯌꯦꯡꯉꯨꯁꯦꯕ ꯆꯪꯈꯣꯝꯕꯤꯒ ꯖꯦꯁꯤꯒ ꯄꯨꯔꯦꯝꯕꯤ ꯍꯣꯏꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯂꯤꯡꯖꯦꯜ ꯍꯣꯏ ꯂꯩꯔꯛꯇꯒꯤ ꯄꯨꯔꯦꯝꯕꯤ ꯍꯣꯏꯔꯣꯝ ꯐꯥꯎꯔꯛꯀꯗꯕ ꯂꯩꯔꯛ ꯃꯆꯤꯟꯗꯨꯗ ꯂꯤꯡꯖꯦꯜ ꯅꯨꯄꯥ ꯑꯃꯅ ꯑꯣꯛꯑꯒ ꯂꯩꯔꯝꯕꯗꯨꯗ ꯑꯅꯤꯗꯣ ꯃꯃꯤꯠ ꯁꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯆꯪꯈꯣꯝꯕꯤꯅ ꯑꯣ ꯃꯥꯏ ꯒꯣꯗ ꯂꯩꯔꯛ ꯔꯣꯃꯥꯟꯁ ꯃꯍꯧꯁꯥꯅ ꯌꯦꯡꯅꯤꯡꯍꯟꯕꯗ ꯑꯅꯧꯕ ꯁꯛꯂꯣꯟ ꯑꯅꯧꯕ ꯋꯥꯔꯤ ꯑꯅꯧꯕ ꯃꯇꯝ ꯑꯃꯨꯛ ꯍꯟꯅ ꯑꯣꯏꯕꯒꯨꯝ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯑꯣꯏꯔꯝꯕ ꯇꯥꯏ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯃꯥꯁꯨ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯒꯤ ꯁꯩꯍꯧꯗꯨ ꯂꯩꯔꯥꯡꯒꯤ ꯃꯄꯣꯛꯀꯨꯝꯅꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯃꯄꯣꯛ ꯁꯥꯒꯩ ꯈꯪꯗ ꯂꯝꯂꯥꯟꯕ ꯑꯣꯏꯔꯝꯕ ꯀꯅꯥꯒꯤ ꯂꯩꯀꯣꯜꯗ ꯂꯩꯁꯥ ꯇꯝꯂꯨꯒꯗꯕꯤ ꯂꯩꯇꯦꯡꯅꯤ ꯅꯤꯡꯉꯣꯜ ꯄꯨꯟꯁꯤꯗꯤ ꯊꯨꯡꯂꯨꯒꯗꯧꯔꯤꯕ ꯌꯨꯝꯗꯨꯒꯤ ꯂꯩꯇꯦꯡ ꯑꯣꯏꯅ ꯂꯩꯔꯨꯒꯗꯧꯕꯤ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯑꯔꯤ ꯑꯅꯧ ꯈꯥꯏꯅꯗꯨꯅ ꯑꯔꯤꯕ ꯃꯥꯕꯨ ꯇꯨꯡ ꯑꯣꯏꯅꯔꯝ ꯑꯅꯧꯕ ꯃꯥꯕꯨ ꯇꯔꯥꯝꯂꯛꯑꯣ ꯅꯤꯡꯉꯣꯜ ꯃꯄꯣꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯅꯨꯃꯤꯠ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯅꯨꯃꯤꯠꯅꯤ ꯍꯥꯟꯅꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯑꯃꯗꯤ ꯈꯨꯗꯤꯡꯃꯛ ꯇꯨꯡ ꯑꯣꯏꯅꯔꯝ ꯉꯁꯤꯗꯤ ꯃꯥꯟꯖ ꯀꯅꯥꯒꯤ ꯑꯅꯧꯕ ꯈꯨꯗꯣꯟ ꯇꯝꯂꯝꯂꯤꯕꯗꯣ ꯇꯔꯥꯝꯅ ꯎꯛꯂꯔꯦ ꯅꯨꯡꯁꯤꯗ ꯅꯤꯡꯉꯣꯜ ꯑꯣꯏꯕꯒꯤ ꯃꯄꯣꯛ ꯊꯨꯡꯂꯒꯅꯤ ꯅꯤꯡꯉꯣꯜ ꯑꯩꯁꯨ ꯅꯪꯒꯤ ꯁꯥꯒꯩꯗ ꯐꯪꯂꯒꯅꯤ ꯃꯤꯡꯊꯣꯜ ꯌꯨꯝꯒꯤ ꯃꯧ ꯅꯨꯡꯁꯤ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯉꯝꯖꯒꯦ ꯁꯥꯒꯩꯗꯨꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯔꯕ ꯃꯄꯨꯡ ꯐꯥꯔꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯍꯟꯖꯕ ꯂꯩꯇꯦꯡ ꯑꯣꯏꯖꯒꯦ ꯃꯄꯣꯛꯁꯤꯃꯒꯤ ꯅꯨꯡꯁꯤ ꯅꯪꯒꯤ ꯂꯩꯀꯣꯜꯗ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯥꯏꯗꯅ ꯃꯇꯝ ꯄꯨꯝꯕꯒꯤ ꯃꯟꯊꯕ ꯅꯥꯏꯗ ꯂꯩꯁꯥ ꯇꯝꯕꯤ ꯅꯪꯒꯤ ꯂꯩꯀꯣꯜꯒꯤ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯂꯩꯇꯦꯡ ꯑꯣꯏꯅ ꯀꯩꯅꯥ ꯃꯄꯥꯟꯗ ꯄꯨꯊꯣꯛꯂꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯁꯨ ꯃꯃꯥꯟꯅꯕꯤ ꯐꯝꯐꯝ ꯑꯗꯣꯝꯗ ꯄꯨꯂꯞ ꯐꯝꯂꯦ ꯑꯗꯨꯒ ꯕꯣꯔꯒꯤ ꯐꯝꯐꯝꯗꯨꯒ ꯍꯦꯛ ꯃꯥꯌꯣꯛꯅꯅ ꯇꯥꯔꯦ ꯆꯟꯗ꯭ꯔꯗꯤ ꯖꯤꯔꯥꯐ ꯑꯣꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯃꯉꯛꯇꯣ ꯊꯤꯡꯀꯠꯇꯅ ꯆꯪꯈꯣꯝꯕꯤꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯁꯦꯜꯐꯤ ꯇꯧꯔꯤꯕꯗꯣ ꯌꯦꯡꯉꯤ ꯁꯅꯔꯦꯝꯕꯅ ꯕꯣꯔ ꯃꯃꯥꯟꯅꯕꯁꯦ ꯑꯣꯟꯊꯣꯛꯅ ꯂꯦꯝꯈꯤꯗ꯭ꯔꯦꯗ ꯁꯅꯔꯦꯝꯕꯒꯤꯗꯣ ꯆꯟꯗ꯭ꯔꯗ ꯍꯥꯏꯔꯤꯅꯤ ꯆꯟꯗ꯭ꯔ ꯃꯁꯥꯁꯨ ꯈꯪꯖꯗꯨꯅ ꯈꯨꯝꯃꯛꯏ ꯃꯥꯏ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯗꯨꯅꯤ ꯅꯪꯗꯤ ꯃꯃꯥꯡꯗ ꯐꯝꯕꯅꯤꯅ ꯎꯏꯌꯦ ꯑꯩꯒꯤꯗꯤ ꯁꯦꯜꯐꯤꯔꯥ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯤꯁꯦ ꯈꯪꯗꯦ ꯌꯥꯗꯦ ꯑꯗꯨꯒꯤ ꯁꯦꯟꯅꯔꯤꯕꯅꯤ ꯁꯅꯔꯦꯝꯕ ꯃꯣꯂꯤ ꯂꯛꯅꯔꯤ ꯐꯖꯕ ꯋꯥꯠꯄ ꯃꯤꯁꯨ ꯈꯝꯕꯟꯅꯕ ꯑꯣꯏꯔꯦ ꯆꯟꯗ꯭ꯔ ꯃꯃꯤꯠꯇꯣ ꯑꯩꯅ ꯌꯦꯡꯂꯛꯏ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯑꯩꯁꯦ ꯈꯤꯇꯪ ꯅꯣꯏꯇꯛ ꯇꯧꯔꯒ ꯅꯨꯡꯁꯤꯕ ꯑꯃ ꯌꯥꯎꯕꯁꯤꯗ ꯀꯜꯂꯛꯄ ꯌꯥꯝ ꯃꯥꯜꯂꯤꯗ ꯅꯨꯡꯁꯤ ꯇꯨ ꯁꯤꯗ ꯂꯩꯔꯤꯕ ꯇꯦꯟꯇꯛ ꯇꯧꯔꯒ ꯃꯕꯨꯛ ꯏꯆꯥꯎ ꯆꯥꯎꯅ ꯐꯝꯂꯤꯕ ꯆꯥꯏꯁꯦꯟꯁꯤꯗꯧꯅ ꯅꯨꯡꯁꯤ ꯑꯗꯨ ꯌꯧꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯦꯀꯣ ꯑꯩꯁꯦ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯊꯥꯗꯒꯤ ꯅꯪ ꯑꯩ ꯃꯥꯟꯖꯔꯣ ꯁꯨ ꯆꯠꯂꯣ ꯆꯨꯔꯣꯜ ꯐꯥꯎ ꯍꯦꯛ ꯑꯩ ꯃꯥꯟꯖꯔꯣꯀꯣ ꯁꯅꯔꯦꯝꯕꯗꯣ ꯁꯨꯛꯇꯣꯛꯂꯒ ꯅꯪ ꯃꯥꯟꯗꯣꯏ ꯑꯣꯏꯔꯗꯤ ꯅꯨꯄꯤꯒ ꯊꯤꯖꯔꯔꯣꯏ ꯙꯔꯥ ꯅꯔꯥ ꯁꯟꯗꯣꯛꯑꯔꯣꯏ ꯉꯝꯒꯗ꯭ꯔꯣ
ꯑꯁꯤꯗ ꯂꯣꯟꯅ ꯌꯦꯡꯉꯛꯏꯁꯤꯒ ꯏꯀꯨꯏꯕꯨ ꯀꯨꯏꯗꯧ ꯃꯥꯟꯗꯦꯗ ꯌꯥꯔꯦ ꯅꯪꯒꯤ ꯆꯤꯟꯗꯣ ꯇꯨꯃꯤꯟꯅ ꯂꯩꯍꯧꯕꯅ ꯐꯗꯧ ꯃꯥꯜꯂꯤ ꯐꯥꯏꯜ ꯊꯤꯔꯅꯤ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯕꯣꯔ ꯃꯃꯥꯟꯅꯕꯗ ꯐꯥꯏꯟ ꯇꯥꯏ ꯀꯥꯏꯅꯒ ꯇꯥꯕꯗꯕ ꯏꯪꯉꯛꯅꯔꯅꯤ ꯁꯣꯝꯗꯁꯨ ꯅꯨꯄꯤ ꯑꯍꯨꯝꯗ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤ ꯎꯔꯦꯝꯕꯤ ꯌꯦꯡꯅ ꯖꯦꯁꯤꯅ ꯉꯥꯏꯈꯣ ꯂꯤꯡꯖꯦꯜ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯍꯦꯔꯣꯗꯣ ꯀꯅꯥꯅꯣ ꯂꯤꯡꯖꯦꯜ ꯁꯦꯜꯐꯤ ꯇꯧꯕꯒꯤ ꯃꯥꯏ ꯄꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯣ ꯆꯨꯝꯅ ꯑꯃꯨꯛ ꯖꯦꯁꯤꯗ ꯍꯟꯖꯤꯟꯗꯨꯅ ꯌꯦꯡꯉꯛꯑꯒ ꯍꯥꯏꯔꯤ 이만하버니 ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯃꯦꯠꯅꯤ ꯀꯔꯝꯕ 이만하ꯕꯅꯣ ꯅꯔꯣ ꯆꯨꯝꯃꯣ ꯇꯨꯃꯤꯟ ꯊꯝꯂꯝꯕꯒ ꯌꯥꯔꯣꯏꯀꯣ ꯊꯥꯖꯗ꯭ꯔꯒ ꯆꯪꯈꯣꯝꯕꯤꯗ ꯍꯪꯉꯣ ꯆꯪꯈꯣꯝꯕꯤꯗ ꯅꯠꯇꯦ ꯅꯪꯉꯣꯟꯗꯅꯦ ꯍꯪꯗꯣꯏꯁꯦ ꯆꯪꯈꯣꯝꯕꯤꯁꯨ ꯌꯥꯎꯁꯜꯂꯛꯏ ꯅꯠꯇꯦ ꯀ꯭ꯂꯥꯁꯃꯦꯠꯇꯒꯤ ꯁꯣꯜꯃꯦꯠ ꯑꯣꯟꯈꯤꯗꯧꯔꯕꯅꯤ ꯃꯁꯥꯅ ꯍꯧꯖꯤꯛꯇ ꯇꯦꯛꯁ ꯊꯥꯔꯛꯑꯝꯕꯅꯤ ꯁꯤ ꯍꯥꯏꯔꯒ ꯆꯪꯈꯣꯝꯕꯤꯅ ꯖꯦꯁꯤꯗ ꯕꯤꯕꯥꯅ ꯊꯥꯔꯛꯄ ꯇꯦꯛꯁꯇꯨ ꯌꯦꯡꯍꯜꯂꯤ ꯂꯤꯡꯖꯦꯜꯅ ꯇꯥꯅꯤꯡꯗꯦꯀꯣ ꯀꯔꯟ ꯇꯧꯅꯨ ꯆꯪꯈꯣꯝꯕꯤꯅ ꯌꯥꯔꯦ ꯍꯥꯏꯈ꯭ꯔꯒꯦ ꯄꯨꯔꯦꯡꯕꯤꯅ ꯖꯒꯠꯀ ꯄꯥꯎ ꯐꯖꯅ ꯍꯦꯛ ꯐꯥꯎꯅꯈꯤꯕꯗꯒꯤ ꯕꯤꯕꯥꯗꯣ ꯄꯨꯔꯦꯡꯕꯤꯕꯨ ꯀꯥꯎꯕ ꯇꯝꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯤ ꯃꯆꯥꯗꯤ ꯕꯤꯕꯥꯅ ꯅꯥꯔꯤꯉꯩꯗꯒ ꯀꯤꯌꯔ ꯌꯥꯝ ꯂꯧꯕꯤꯔꯨꯔ ꯃꯥꯜꯂꯦꯗ ꯑꯩꯈꯣꯏꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯂꯤꯡꯖꯦꯜꯗꯣ ꯏꯀꯥꯏꯔꯞ ꯇꯧꯅ ꯑꯗꯨꯗꯤ ꯃꯤ ꯅꯥꯕꯗꯨꯗ ꯁꯨꯝ ꯍꯪꯕꯤꯔꯨꯕꯅꯤ ꯚꯥꯞ ꯐꯔꯒ ꯚꯨꯠ ꯊꯣꯛꯂꯛꯀꯅꯨꯀꯣ ꯖꯦꯁꯤꯅ ꯚꯨꯠꯇꯤ ꯃꯥꯅ ꯊꯣꯛꯍꯜꯂꯒ ꯅꯠꯇꯦ ꯀꯃꯥꯏꯅ ꯅꯣꯏ ꯂꯩꯔꯛꯇ ꯃꯥ ꯂꯩꯔꯝꯃꯤꯅꯣꯕ ꯃꯣꯏ ꯁꯥꯒꯩꯒꯤ ꯃꯆꯦ ꯊꯣꯛꯄ ꯑꯃꯁꯨ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯇ ꯌꯥꯎꯏ ꯑꯗꯨꯗ ꯃꯣꯏꯕꯥꯅꯤ ꯂꯥꯛꯃꯤꯟꯅꯕ ꯊꯦꯡꯉꯦ ꯃꯣꯏ ꯈꯛ ꯆꯪꯕ ꯇꯜꯂꯦꯅ ꯑꯩ ꯉꯥꯏꯔꯝꯕꯅꯤ ꯑꯗꯨꯒ ꯃꯆꯦꯗꯨꯗꯤ ꯆꯪꯈꯣꯝꯕꯤ ꯊꯤꯕ ꯆꯪꯈ꯭ꯔꯤꯗꯨꯗꯤ ꯑꯗꯨꯒ ꯃꯥꯗꯤ ꯆꯪꯉꯔꯣꯏꯒꯦꯅ ꯂꯝꯕꯤ ꯑꯍꯥꯡꯕ ꯊꯤꯔꯛꯄꯗ ꯑꯩꯈꯣꯏ ꯂꯩꯔꯛꯇ ꯂꯩꯖꯔꯝꯕꯗꯨꯕꯨ ꯑꯩꯅꯔꯣ ꯆꯪꯈꯣꯝꯕꯤꯅ ꯌꯥꯔꯦ ꯑꯅꯤꯃꯛ ꯇꯣꯛꯑꯣ ꯖꯦꯁꯤ ꯉꯁꯤꯗꯒꯤ ꯑꯩꯈꯣই ꯂꯤꯡꯖꯦꯜꯁꯨ ꯕꯤꯕꯥꯒ ꯄꯦꯌꯔ ꯁꯦꯝꯅꯗꯧꯕꯅꯤ ꯁꯤꯡꯒꯜ ꯑꯣꯏꯔꯣꯏꯗꯧꯕꯅꯤ ꯑꯍꯨꯝꯗ ꯑꯃꯨꯛꯁꯨ ꯄꯨꯂꯞ ꯅꯣꯛꯃꯤꯟꯅꯩ ꯃꯥꯝꯇꯣꯞ ꯃꯌꯥꯏꯗꯨꯗ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯔꯤꯕ ꯕꯣꯔ ꯀꯩꯅꯥꯗꯨꯁꯨ ꯖꯒꯠ ꯉꯥꯟꯕꯅ ꯄꯨꯔꯦꯝꯕꯤꯗ ꯃꯤꯠꯇꯨꯅ ꯂꯩ ꯀꯣꯏꯔꯤꯉꯩꯗꯁꯨ ꯇꯥꯟꯅꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨ ꯎꯕꯗ ꯃꯌꯥꯝꯗꯣ ꯋꯥ ꯑꯃꯨꯛ ꯅꯣꯛꯏ ꯍꯦꯃꯥꯗꯤ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯇꯨꯅ ꯌꯦꯡꯖꯩ ꯀꯨꯟꯗꯣ ꯍꯨꯛꯄꯗꯁꯨ ꯃꯌꯥꯝꯗꯣ ꯌꯥ ꯍꯦꯛ ꯂꯪꯁꯤꯜꯂꯛꯏ ꯄꯨꯔꯦꯝꯕꯤ ꯏꯀꯥꯏꯅ ꯅꯣꯟꯊꯗꯨꯅ ꯅꯣꯛꯄ ꯈꯥꯡꯉꯤ ꯄꯨꯔꯦꯝꯕꯤꯅ ꯅꯣꯛꯄ ꯈꯥꯡꯕꯗꯨꯗ ꯖꯒꯠ ꯉꯥꯟꯕ ꯃꯃꯤꯠꯇꯣ ꯑꯔꯩꯈꯩ ꯄꯩꯔꯗꯨꯅ ꯄꯨꯔꯦꯝꯕꯤꯒꯤ ꯃꯥꯏꯊꯣꯡꯗꯣ ꯌꯦꯡꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯕꯣꯔ ꯁꯦꯟꯅꯕꯗꯨꯅ ꯖꯒꯠ ꯉꯥꯟꯕꯒꯤ ꯃꯉꯛꯇꯣ ꯍꯦꯛ ꯂꯩꯊꯣꯛꯈꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠꯁꯤ ꯀꯨꯝꯍꯩ ꯑꯃꯁꯨ ꯑꯣꯏꯔꯔꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯁꯨ ꯃꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯅꯔꯦ ꯃꯤꯠ ꯑꯅꯤꯗꯣ ꯆꯨꯝꯅ ꯑꯃꯠꯇ ꯍꯦꯛ ꯂꯩꯅꯗꯦ ꯁꯅꯔꯦꯝꯕꯁꯨ ꯖꯦꯁꯤꯅ ꯉꯁꯥꯏꯗꯒꯤ ꯐꯝꯂꯤꯕꯗꯣ ꯌꯦꯡꯉꯤ ꯙꯥꯟ ꯊꯥꯗꯕ ꯆꯪꯂꯛꯄꯗꯁꯨ ꯂꯣꯟꯅ ꯐꯣꯇꯣ ꯀꯥꯞꯂꯨꯕꯒꯤ ꯆꯟꯗ꯭ꯔꯅ ꯍꯨꯔꯥꯟꯕ ꯐꯥꯈ꯭ꯔꯕꯅꯤ ꯏꯃꯨꯡꯒꯤ ꯊꯧꯔꯝ ꯄꯨꯝꯕ ꯂꯣꯏꯔꯗꯨꯅ ꯕꯣꯔ ꯄꯨꯊꯣꯛꯂꯝꯗꯥꯏꯗꯨꯗ ꯂꯩꯁꯥꯕꯤꯁꯤꯡꯗꯣ ꯕꯣꯔ ꯐꯨꯅꯕ ꯆꯪꯁꯤꯟꯅꯔꯛꯏ ꯆꯪꯈꯣꯝꯕꯤꯅ ꯐꯨꯒꯦ ꯇꯧꯕꯗ ꯆꯟꯗ꯭ꯔꯅ ꯊꯠꯇꯨꯅ ꯊꯝꯃꯤ ꯇꯥꯔꯛꯇꯨꯗ ꯖꯦꯁꯤꯅ ꯁꯠ ꯆꯪꯁꯤꯜꯂꯒ ꯖꯒꯠ ꯉꯥꯟꯕꯒꯤ ꯅꯥꯉꯜꯗ ꯊꯥꯔꯛꯄꯅꯤ ꯑꯗꯨꯕꯨ ꯄꯥꯟꯕ ꯅꯪꯍꯧꯗꯦ ꯁꯅꯔꯦꯝꯕꯅ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯍꯦꯛꯇ ꯐꯥꯈꯤ ꯑꯗꯨꯒ ꯁꯅꯔꯦꯝꯕ ꯃꯤꯀꯨꯞ ꯐꯥꯎꯗꯅ ꯈꯤꯇꯪ ꯅꯣꯟꯊꯔꯒ ꯍꯥꯏꯔꯤ ꯍꯦꯄꯤ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦ ꯑꯗꯨꯒ ꯔꯥꯁꯤ ꯂꯩꯕ ꯃꯤꯁꯅꯥꯗꯨꯅ ꯕꯨꯇꯤ ꯅꯥꯝꯃꯒꯤ ꯇꯦꯟꯗꯁꯨ ꯀꯥꯞꯁꯤꯜꯂꯛꯏ ꯑꯍꯟ ꯑꯇꯩꯗꯤ ꯈꯨꯠ ꯐꯥꯈꯤꯕ ꯎꯍꯧꯔꯁꯨ ꯁꯅꯔꯦꯝꯕꯅ ꯍꯥꯏꯔꯝꯕꯗꯨꯗꯤ ꯀꯅꯥꯁꯨ ꯇꯥꯍꯧꯗꯦ ꯑꯗꯨꯕꯨ ꯅꯛꯅ ꯕꯣꯔ ꯐꯨꯅꯕ ꯆꯪꯁꯤꯜꯂꯛꯈꯤꯕ ꯆꯪꯈꯣꯝꯕꯤꯒ ꯂꯤꯡꯖꯦꯜꯒꯗꯤ ꯇꯥꯍꯧꯏ ꯆꯪꯈꯣꯝꯕꯤ ꯖꯦꯁꯤꯗ ꯌꯦꯡꯉꯒ ꯑꯣ ꯃꯥꯏ ꯊꯣꯡꯖꯤꯟꯒꯤ ꯔꯣꯃꯥꯟꯁ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯉꯁꯤꯁꯤꯕꯣ ꯂꯤꯡꯖꯦꯜꯗꯣ ꯅꯣꯛꯂꯗꯨꯅ ꯉꯁꯤꯔꯣ ꯂꯤꯡꯖꯦꯜꯅ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦ ꯍꯥꯏꯔꯛꯂꯤꯕꯗꯨꯗ ꯑꯍꯨꯝꯗꯣ ꯄꯨꯂꯞ ꯌꯦꯡꯉꯛꯏ ꯕꯤꯕꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯤꯡꯖꯦꯜꯗꯤ ꯃꯥꯏꯗꯨ ꯍꯦꯟꯅ ꯉꯥꯡꯁꯤꯜꯂꯛꯏ ꯆꯪꯈꯣꯝꯕꯤꯅ ꯅꯪꯗꯤ ꯆꯪꯉꯛꯑꯔꯣꯏ ꯍꯥꯏꯗ ꯉꯁꯥꯏꯗꯤ ꯂꯤꯡꯖꯦꯜꯅ ꯑꯩꯈꯣꯏ ꯆꯦꯅꯥꯎꯗꯣ ꯄꯨꯔꯦꯝꯕꯤꯒ ꯐꯣꯇꯣ ꯀꯥꯞꯀꯦꯅ ꯆꯪꯉꯛꯄꯅꯤ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠꯇꯣ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯜꯂꯛꯑꯝꯕ ꯃꯈꯩꯁꯨ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯇꯨꯝꯂꯝꯗꯥꯏꯗ ꯄꯨꯔꯦꯝꯕꯤ ꯁꯅꯥ ꯂꯤꯀꯣꯟ ꯃꯌꯥꯝꯗꯣ ꯂꯧꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯖꯒꯠ ꯉꯥꯟꯕꯅ ꯆꯪꯉꯛꯄꯗ ꯖꯒꯠ ꯉꯥꯟꯕ ꯊꯣꯡꯖꯤꯟꯗꯒꯤ ꯄꯨꯔꯦꯝꯕꯤꯅ ꯇꯧꯔꯤꯕꯗꯣ ꯂꯦꯞꯄꯒ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯩ ꯀꯞꯂꯨꯕꯒꯤ ꯃꯅꯥꯇꯣꯟꯗꯣ ꯁꯨꯁꯨ ꯇꯧꯔꯤ ꯉꯁꯥꯏꯈꯩ ꯀꯣꯛꯇ ꯍꯥꯞꯂꯨꯕ ꯃꯌꯥꯝꯗꯨꯒ ꯀꯣꯛ ꯆꯤꯛꯄꯒꯤ ꯁꯝꯗꯨꯁꯨ ꯊꯥꯗꯣꯛꯂꯒ ꯂꯩꯔꯝꯃꯤ ꯑꯣꯔꯦꯟꯖ ꯀꯂꯔꯒꯤ ꯁꯨꯠꯇꯨꯒ ꯇꯕꯥꯔꯕꯤ ꯁꯕꯥꯟꯗꯨꯗ ꯀꯌꯥꯗ ꯃꯉꯥꯜ ꯅꯥꯏꯅ ꯐꯖꯈ꯭ꯔꯕ ꯉꯁꯤꯗꯤ ꯄꯨꯔꯦꯝꯕꯤꯅ ꯑꯣꯟꯊꯣꯔꯛꯄꯗ ꯖꯒꯠ ꯉꯥꯟꯕ ꯅꯣꯐꯦ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯀꯩ ꯌꯦꯡꯉꯤꯅꯣ ꯉꯁꯥꯏꯗꯒꯤ ꯀꯥꯏ ꯂꯩꯔꯨꯒꯦ ꯏꯃꯥꯟꯅꯕ ꯆꯠꯇ꯭ꯔꯤꯕꯗꯨꯗ ꯂꯩꯃꯤꯟꯅꯔꯨꯕꯅꯤ ꯑꯩꯅ ꯁꯣꯝꯗ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤ
ꯁꯅꯥꯒꯁꯦ ꯂꯧꯊꯣꯛꯄꯤꯅꯕ ꯍꯥꯏꯗꯅ ꯀꯣꯛꯀꯁꯦ ꯂꯣꯏꯅ ꯆꯤꯛꯏꯁꯦ ꯅꯪꯗꯤ ꯈꯪꯉꯝꯃꯣꯏꯅꯦ ꯅꯨꯄꯥꯅꯤꯅ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯅꯣ ꯑꯗꯨꯅꯕꯨ ꯉꯁꯥꯏꯗꯒꯤ ꯅꯪꯕꯨ ꯊꯣꯡꯖꯤꯟꯁꯤꯗ ꯂꯦꯞꯄꯒ ꯌꯦꯡꯉꯤꯁꯤꯅꯤ ꯑꯣ ꯑꯩꯅ ꯋꯥꯕꯗꯣ ꯅꯪꯅ ꯌꯦꯡꯉꯒ ꯂꯩꯔꯤꯕ ꯐꯩ ꯐꯩ ꯅꯪꯁꯨ ꯅꯇꯣꯝꯇ ꯂꯩꯍꯧꯕ ꯑꯩ ꯇꯨꯝꯃꯅꯤ ꯄꯨꯔꯦꯝꯕꯤ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯍꯤꯞꯈ꯭ꯔꯦ ꯖꯒꯠ ꯉꯥꯟꯕ ꯄꯨꯔꯦꯝꯕꯤꯅ ꯁꯥꯎꯔꯤꯕꯗꯨ ꯎꯕꯗ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ ꯉꯁꯤꯗꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯥꯝ ꯋꯥꯔꯕꯣ ꯑꯩ ꯂꯟꯖꯔꯦ ꯁꯅꯥ ꯈꯨꯖꯤ ꯂꯧꯊꯣꯛꯄ ꯌꯥꯍꯧꯗ꯭ꯔꯕꯁꯨ ꯀꯣꯛꯇꯨ ꯆꯤꯛꯑꯒ ꯇꯨꯝꯈꯤꯅꯣ ꯑꯩ ꯄꯥꯏꯕꯤꯒꯦ ꯄꯥꯏꯕꯤꯅꯣ ꯅꯪꯅ ꯄꯥꯏꯔꯒꯅ ꯍꯦꯟꯖꯤꯟꯗꯧ ꯃꯥꯜꯂꯤ ꯁ꯭ꯋꯥꯏꯗꯒ ꯂꯩꯕꯤꯔꯛꯀꯅꯨ ꯑꯗꯨꯒ ꯄꯨꯔꯦꯝꯕꯤ ꯃꯇꯣꯝꯇ ꯑꯃꯨꯛꯁꯨ ꯁꯣꯜꯂꯤ ꯅꯨꯄꯥꯁꯦ ꯁꯨꯃꯥꯏꯅ ꯆꯥꯎꯅ ꯕꯣꯏꯔꯦ ꯂꯨꯍꯣꯡꯕ ꯂꯣꯏꯔꯗꯤ ꯑꯗꯨ ꯊꯃꯣꯏ ꯄꯥꯟꯗꯕ ꯂꯤꯆꯠ ꯌꯥꯝ ꯄꯦꯟꯗꯦ ꯑꯩ ꯆꯩꯅꯤꯡꯉꯦ ꯌꯥꯝꯅ ꯖꯒꯠ ꯉꯥꯟꯕ ꯄꯨꯔꯦꯝꯕꯤꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯇꯥꯔꯒ ꯅꯣꯛꯐꯦꯠ ꯇꯧꯏ ꯂꯥꯛꯑꯣꯗ ꯑꯩ ꯇꯨꯝꯍꯜꯂꯔꯣꯏꯒꯦ ꯍꯥꯏꯔꯣ ꯄꯨꯡꯁꯨ ꯊꯦꯡꯈ꯭ꯔꯦꯕ ꯄꯨꯔꯦꯝꯕꯤ ꯖꯒꯠ ꯉꯥꯟꯕꯅ ꯇꯨꯝꯍꯜꯂꯔꯣꯏꯒꯦ ꯍꯥꯏꯔꯣ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗ ꯃꯥ ꯍꯥꯟꯅꯒꯤ ꯋꯥꯔꯤ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯤ ꯖꯒꯠ ꯉꯥꯟꯕꯅ ꯁꯨꯃꯥꯏꯅ ꯇꯦꯛꯁ ꯊꯥꯔꯛꯂꯝꯂꯒꯅꯤ ꯖꯒꯠ ꯉꯥꯟꯕ ꯅꯣꯡꯂꯛꯇ ꯋꯥꯟꯊꯔꯛꯄꯗꯣ ꯄꯨꯔꯦꯝꯕꯤꯁꯨ ꯀꯣꯛ ꯆꯤꯛꯃꯟꯕꯅ ꯇꯞꯅ ꯃꯃꯥꯏꯗꯣ ꯄꯣꯝꯂꯤ ꯍꯧꯒꯠꯂꯛꯏ ꯑꯃꯨꯛ ꯖꯒꯠ ꯉꯥꯟꯕꯅ ꯄꯨꯔꯦꯝꯕꯤꯕꯨ ꯔꯨꯝꯗꯨꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯄꯨꯔꯦꯝꯕꯤꯒꯤ ꯃꯅꯤꯡꯂꯣꯝꯗ ꯐꯝꯂꯒ ꯄꯨꯔꯦꯝꯕꯤꯒꯤ ꯀꯣꯛꯇꯨ ꯄꯥꯏꯕꯤꯔꯤ ꯉꯁꯤꯁꯦ ꯀꯩ ꯅꯨꯃꯤꯠꯅꯣ ꯈꯪꯕ꯭ꯔꯥ ꯋꯦꯗꯅꯁꯗꯦ ꯑꯗꯨꯅ ꯂꯣꯏꯔꯕꯣ ꯑꯗꯨꯗꯤ ꯌꯨꯝꯁꯀꯩꯁ ꯑꯣ ꯂꯣꯏꯔꯕ ꯑꯗꯨꯅ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯂꯣꯏꯔꯕꯣ ꯑꯇꯩ ꯍꯥꯏꯅꯤꯡꯉꯥꯏ ꯀꯩꯝ ꯂꯩꯇ꯭ꯔꯕꯣ ꯉꯁꯤꯁꯦ ꯄꯨꯔꯦꯝꯕꯤ ꯃꯥꯅ ꯍꯥꯏꯍꯟꯅꯤꯡꯉꯤ ꯃꯗꯣ ꯖꯒꯠ ꯉꯥꯟꯕꯅ ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯝꯗꯨꯗ ꯌꯥꯎꯔꯛꯇꯕꯗꯨꯗ ꯏꯁꯧ ꯇꯧꯔꯛꯑꯝꯃꯤ ꯃꯤꯅꯤ ꯌꯥꯎꯁꯪꯗ ꯁꯝꯒꯁꯦ ꯃꯆꯨ ꯁꯪꯉꯒ ꯕꯟꯒ ꯊꯠꯄ ꯊꯣꯛꯑꯒ ꯊꯥꯕꯜ ꯑꯝꯇ ꯀꯥꯎꯊꯖꯒꯦ ꯈꯟꯕꯁꯨ ꯅꯪꯅ ꯍꯦꯛ ꯐꯪꯍꯟꯗꯕ ꯑꯗꯨꯒ ꯉꯁꯤꯁꯨ ꯀꯩꯝꯇ ꯍꯥꯏꯕꯤꯗꯕ ꯊꯥꯕꯜ ꯆꯣꯡꯅꯤꯡꯉꯤꯔꯣ ꯆꯣꯡꯉꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯣ ꯉꯁꯤꯁꯦ ꯑꯇꯣꯞꯄ ꯀꯩ ꯂꯩꯔꯤꯒꯦ ꯌꯥꯔꯦ ꯍꯥꯏꯔꯣꯏ ꯅꯤꯡꯁꯤꯡꯗꯣ ꯅꯇꯣꯝꯇ ꯄꯨꯔꯦꯝꯕꯤ ꯈꯤꯇꯪ ꯑꯃꯨꯛ ꯇꯞꯊꯔꯛꯑꯒ ꯑꯗꯣ ꯑꯁꯦꯡꯕꯒꯤ ꯑꯩ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯕ꯭ꯔꯣ ꯌꯥꯏꯌꯦ ꯊꯥꯕꯜ ꯃ꯭ꯌꯨꯖꯤꯛ ꯍꯦꯛ ꯇꯥꯕꯒ ꯏꯕꯥꯅꯤ ꯊꯣꯛꯑꯒ ꯆꯣꯡꯊꯁꯤ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯁꯥꯔꯤ ꯁꯦꯠꯂꯨꯔꯥ ꯐꯅꯦꯛ ꯆꯝꯅ ꯑꯗꯨꯝ ꯁꯦꯠꯂꯨꯔꯥ ꯐꯅꯦꯛ ꯑꯗꯨꯝ ꯁꯦꯠꯂꯨꯗ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗꯕꯨ ꯄꯨꯔꯦꯝꯕꯤ ꯁꯥꯎꯅ ꯖꯒꯠ ꯉꯥꯟꯕꯅ ꯃꯀꯣꯛ ꯄꯥꯏꯕꯒꯗꯣ ꯂꯣꯏꯅ ꯀꯟꯊꯣꯛꯂꯒ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯤ ꯀꯩꯕ ꯁꯨꯃꯥꯡꯗ ꯍꯥꯏꯕ ꯑꯗꯨꯗꯤ ꯅꯪ ꯍꯦꯛ ꯆꯣꯡꯉꯨꯔꯣ ꯄꯨꯔꯦꯝꯕꯤꯁꯦ ꯍꯥꯏꯔꯝꯂꯒ ꯐꯃꯨꯡꯗ ꯑꯃꯨꯛ ꯐꯠ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ ꯖꯒꯠ ꯉꯥꯟꯕꯗꯤ ꯊꯤꯛ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯤ ꯄꯨꯔꯦꯝꯕꯤ ꯃꯆꯤꯟꯗ ꯄꯣꯝꯊꯣꯛꯂꯒ ꯃꯃꯤꯠꯇ ꯎꯏꯔꯒ ꯂꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯔꯦꯝꯕꯤꯒꯤ ꯐꯣꯟꯗꯨꯗ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯇꯣꯟꯗꯨꯗ ꯄꯨꯔꯦꯝꯕꯤꯁꯨ ꯀꯅꯥꯅꯣ ꯈꯟꯅ ꯌꯦꯡꯉꯤ ꯖꯒꯠ ꯉꯥꯟꯕꯒꯤ ꯑꯣꯏꯔꯝꯃꯤ ꯍꯦꯄꯤ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦ ꯌꯥꯔꯕꯣ ꯄꯨꯔꯦꯝꯕꯤ ꯅꯣꯛꯐꯦꯠ ꯃꯥꯏꯊꯣꯡꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯖꯒꯠ ꯉꯥꯟꯕ ꯃꯦꯁꯦꯖ ꯑꯃꯒꯁꯨ ꯊꯥꯖꯤꯜꯂꯛꯏ ꯑꯩ ꯏꯇꯣꯝꯇ ꯊꯝꯂꯗꯣꯏꯔꯣ ꯉꯁꯤꯁꯨ ꯄꯨꯔꯦꯝꯕꯤ ꯃꯇꯣꯝꯇ ꯅꯣꯛꯐꯦꯠ ꯇꯧꯏ ꯖꯒꯠ ꯉꯥꯟꯕꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯎꯕꯗ ꯑꯗꯨꯒ ꯃꯥꯁꯨ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯒ ꯖꯒꯠ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯒ ꯁꯣꯐꯥꯗꯨꯗ ꯐꯝꯊꯔꯛꯏ ꯖꯒꯠ ꯉꯥꯟꯕꯁꯨ ꯄꯨꯔꯦꯝꯕꯤꯗ ꯌꯦꯡꯉꯛꯏ ꯄꯨꯔꯦꯝꯕꯤꯁꯨ ꯖꯒꯠ ꯉꯥꯟꯕꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯊꯝꯂꯝꯃꯔꯣꯏ ꯁꯤꯗꯒꯤꯗꯤ ꯅꯪ ꯂꯩꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯩꯁꯨ ꯅꯇꯨꯡ ꯏꯟꯅꯔꯗꯣꯏꯅꯤ ꯖꯒꯠ ꯉꯥꯟꯕ ꯄꯨꯔꯦꯝꯕꯤꯗ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯉꯤ ꯄꯨꯔꯦꯝꯕꯤ ꯏꯀꯥꯏꯔꯞ ꯇꯧꯅ ꯑꯗꯨꯝ ꯍꯌꯦꯡꯅꯕ꯭ꯔꯣ ꯖꯒꯠ ꯉꯥꯟꯕ ꯋꯥꯗꯤ ꯉꯥꯡꯗ ꯄꯨꯔꯦꯝꯕꯤꯒꯤ ꯇꯅꯧꯔꯕꯤ ꯈꯖꯥꯏꯗꯨꯗ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯅꯨꯡꯁꯤꯅ ꯄꯥꯏꯁꯤꯜꯂꯛꯏ ꯑꯩꯒꯤ ꯅꯦꯅꯦ ꯃꯆꯥꯁꯦ ꯃꯥꯏ ꯇꯥꯊꯣꯛꯑꯒ ꯍꯦꯟꯅ ꯐꯖꯩ ꯄꯤꯁꯨꯝꯁꯨ ꯐꯖꯩ ꯅꯥꯇꯣꯟꯁꯨ ꯐꯖꯩ ꯃꯤꯠ ꯑꯅꯤꯁꯤꯁꯨ ꯅꯨꯡꯁꯤ ꯆꯤꯟꯕꯥꯜ ꯃꯆꯥꯁꯨ ꯅꯨꯡꯁꯤ ꯈꯔ ꯏꯁꯧ ꯂꯥꯡꯖꯔꯁꯨ ꯄꯨꯔꯦꯝꯕꯤ ꯖꯒꯠ ꯉꯥꯟꯕꯒꯤ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯊꯣꯔꯛꯏ ꯄꯨꯔꯦꯝꯕꯤꯁꯨ ꯖꯒꯠ ꯉꯥꯟꯕꯗ ꯌꯦꯡꯉꯒ ꯍꯥꯏꯔꯤ ꯑꯩꯒꯤ ꯑꯕꯨꯡꯉꯣ ꯃꯆꯥꯁꯨ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯂꯨꯃꯥꯡꯗ ꯇꯦꯟꯇꯛꯅ ꯀꯛꯂꯤꯕ ꯁꯝꯁꯤꯒ ꯈꯨꯇꯛ ꯇꯧꯕ ꯃꯤꯠꯁꯤꯒ ꯇꯨꯝꯂꯞ ꯇꯧꯕ ꯅꯥꯇꯣꯟꯁꯤꯒ ꯉꯁꯥꯏ ꯅꯪꯅ ꯐꯩꯖꯣꯝꯗꯨꯒ ꯆꯪꯂꯛꯄꯗ ꯖꯦꯁꯤ ꯍꯣꯏ ꯆꯪꯈꯣꯝꯕꯤ ꯍꯣꯏꯅꯅꯦ ꯌꯥꯝ ꯂꯦꯝꯃꯤ ꯍꯥꯏ ꯌꯥꯝꯅꯁꯨ ꯐꯖꯩ ꯍꯥꯏ ꯅꯪꯅꯗꯤ ꯅꯠꯇꯕ ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯉꯒ ꯍꯥꯏꯔꯛꯑꯣ ꯑꯩ ꯀꯌꯥꯝ ꯐꯖꯒꯦ ꯐꯖꯗꯦ ꯀꯩꯝꯇ ꯑꯩ ꯑꯗꯨꯝ ꯋꯥꯍꯜꯂꯦ ꯅꯪꯗꯤ ꯑꯗꯨꯅ ꯌꯦꯡꯉꯣꯏ ꯑꯩ ꯄꯨꯔꯦꯝꯕꯤ ꯃꯃꯥꯏꯗꯣ ꯈꯨꯠ ꯂꯩꯊꯣꯛꯂꯒ ꯐꯝꯈꯤ ꯖꯒꯠ ꯉꯥꯟꯕ ꯄꯨꯔꯦꯝꯕꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯍꯧꯖꯤꯛꯁꯨ ꯅꯪ ꯑꯩꯕꯨ ꯆꯩꯕ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯣ
ꯑꯩꯕꯨ ꯑꯗꯨꯝ ꯋꯥꯔꯧꯈꯤꯗꯣꯏꯔꯣ ꯖꯒꯠ ꯉꯥꯟꯕ ꯑꯃꯨꯛ ꯅꯐꯦꯠ ꯇꯧꯔꯒ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯁꯦ ꯉꯁꯤꯗꯤ ꯑꯍꯤꯡ ꯇꯨꯝꯗꯅ ꯅꯪꯅ ꯄꯦꯟꯗ꯭ꯔꯤ ꯐꯥꯎꯕ ꯄꯦꯟꯗꯕ ꯄꯨꯝꯕ ꯀꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯆꯩꯔꯣ ꯑꯩ ꯑꯍꯤꯡ ꯇꯨꯝꯗꯅ ꯇꯥꯔꯒꯦ ꯄꯨꯔꯦꯝꯕꯤ ꯉꯁꯥꯏ ꯃꯈꯩ ꯄꯩꯔꯝꯕꯗꯣ ꯖꯒꯠ ꯉꯥꯟꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯗꯨꯅ ꯅꯣꯛꯂꯤ ꯀꯃꯥꯏꯅ ꯆꯩꯅꯤ ꯑꯗꯨꯗꯤ ꯑꯍꯤꯡꯁꯤꯃ ꯖꯒꯠ ꯉꯥꯟꯕ ꯄꯨꯔꯦꯝꯕꯤꯒꯤ ꯃꯃꯥꯏ ꯃꯌꯥꯗ ꯈꯤꯇꯪ ꯅꯣꯛꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯅꯪꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯅꯪꯅ ꯊꯃꯣꯏꯗꯨꯅ ꯄꯦꯜꯂꯅꯤ ꯍꯥꯏꯕ ꯈꯟꯕ ꯈꯨꯆꯩꯗꯣ ꯑꯩ ꯌꯥꯔꯦ ꯄꯨꯔꯦꯝꯕꯤ ꯅꯣꯟꯊꯗꯨꯅ ꯅꯐꯦꯠ ꯇꯧꯏ ꯖꯒꯠ ꯉꯥꯟꯕꯗꯤ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯔꯤ ꯖꯒꯠ ꯉꯥꯟꯕ ꯇꯔꯨ ꯇꯔꯨ ꯄꯥꯡꯂꯤꯕ ꯃꯤꯠꯇꯨꯅ ꯄꯨꯔꯦꯝꯕꯤꯗ ꯌꯦꯡꯂꯗꯨꯅ ꯇꯞꯅ ꯍꯥꯏꯔꯤ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯗꯤ ꯅꯪꯅ ꯋꯥꯔꯧꯕꯗꯨ ꯀꯣꯛꯂꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯂꯩꯔꯝꯃꯤ ꯖꯒꯠ ꯉꯥꯟꯕ ꯄꯨꯛ ꯍꯧꯒꯠꯂꯒ ꯄꯨꯔꯦꯝꯕꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯗꯨꯅ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯃꯈꯨꯠꯇꯨꯅ ꯃꯅꯥ ꯑꯅꯤꯗꯨꯗ ꯄꯥꯏꯔꯒ ꯍꯥꯏꯔꯤ ꯑꯩꯒꯤ ꯏꯔꯥꯜ ꯄꯨꯝꯅꯃꯛ ꯀꯣꯛꯅꯕ ꯑꯝꯇ ꯆꯩꯔꯣ ꯅꯪꯅ ꯄꯦꯟꯅꯕ ꯊꯃꯣꯏꯗꯣ ꯄꯦꯟꯅꯕ ꯆꯩꯕꯤꯔꯣ ꯄꯨꯔꯦꯝꯕꯤ ꯅꯣꯛꯅ ꯅꯣꯛꯅ ꯃꯤꯠꯂꯨ ꯑꯅꯤꯗꯨꯁꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ ꯑꯗꯨꯒ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯖꯒꯠ ꯉꯥꯟꯕꯕꯨ ꯍꯧꯒꯠꯇꯨꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯤ ꯅꯪꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯩꯔꯕꯁꯨ ꯄꯦꯟꯕ ꯅꯥꯏꯔꯔꯣꯏ ꯑꯗꯨꯅ ꯅꯅꯥꯛꯇ ꯂꯩꯔꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯕꯨ ꯆꯩꯗꯣꯏꯅꯤ ꯖꯒꯠ ꯉꯥꯟꯕꯁꯨ ꯄꯨꯔꯦꯝꯕꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯜꯂꯤ ꯏꯅꯥꯛꯇ ꯂꯩꯔꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯩꯕꯤꯔꯣ ꯃꯀꯣꯛꯁꯤꯃꯒꯤ ꯊꯃꯣꯏꯅ ꯄꯦꯟꯅꯕ ꯆꯩꯕꯤꯔꯣ ꯊꯥ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ ꯍꯦꯃꯥꯅ ꯄꯨꯔꯦꯝꯕꯤꯕꯨ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯃꯗꯤ ꯃꯀꯨꯝ ꯃꯇꯥ ꯁꯤꯠ ꯅꯥꯟꯅ ꯇꯥꯛꯄꯤꯗꯨꯅ ꯂꯣꯏꯅ ꯈꯪꯍꯜꯂꯤ ꯃꯈꯣꯏꯅ ꯂꯩꯇ꯭ꯔꯕ ꯇꯨꯡꯗ ꯄꯨꯔꯦꯝꯕꯤꯒ ꯖꯒꯠ ꯉꯥꯟꯕꯒꯅ ꯌꯨꯝꯁꯤꯕꯨ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤ ꯁꯦꯟꯅꯍꯧꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯍꯦꯃꯥ ꯄꯨꯔꯦꯝꯕꯤꯅ ꯆꯥꯛ ꯊꯣꯡꯕ ꯈꯨꯗꯤꯡ ꯃꯥꯁꯨ ꯃꯃꯧꯕꯨ ꯌꯦꯡꯖꯗꯨꯅ ꯑꯗꯨꯝ ꯁꯪꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯖꯒꯠ ꯉꯥꯟꯕꯗꯤ ꯑꯅꯧꯕꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅꯖꯕ ꯍꯥꯏꯕꯗꯣ ꯐꯪꯈꯤꯗ꯭ꯔꯕꯅꯤ ꯅꯣꯡꯃ ꯖꯒꯠ ꯉꯥꯟꯕ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯄꯒ ꯀꯤꯆꯟꯗ ꯍꯥꯟꯅ ꯆꯦꯟꯊꯔꯛꯏ ꯑꯗꯨꯒ ꯄꯨꯔꯦꯝꯕꯤꯅ ꯆꯥ ꯂꯣꯜꯂꯤꯕꯗꯣ ꯊꯣꯡꯖꯤꯜꯗꯒꯤ ꯆꯦꯞꯊꯔꯒ ꯌꯦꯡꯉꯛꯏ ꯋꯥꯈꯜꯗꯁꯨ ꯅꯤꯡꯁꯤꯡꯉꯛꯏ ꯃꯥꯅ ꯕꯣꯔꯗꯤꯡꯗꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯄꯨꯔꯦꯝꯕꯤꯅ ꯅꯣꯡꯃ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯣꯏꯒꯤ ꯆꯥ ꯂꯣꯟꯕꯗꯣ ꯖꯒꯠ ꯉꯥꯟꯕ ꯅꯤꯡꯁꯤꯡ ꯇꯔꯪ ꯑꯃꯗ ꯄꯨꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯄꯨꯔꯦꯝꯕꯤꯅ ꯑꯣꯟꯊꯣꯔꯛꯄꯗ ꯖꯒꯠ ꯉꯥꯟꯕꯅ ꯂꯦꯞꯂꯝꯕꯗꯨꯗ ꯄꯨꯔꯦꯝꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯂꯥꯎꯊꯣꯛꯂꯨꯏ ꯏꯃꯥ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯆꯦꯒꯞꯇꯣ ꯃꯈꯥꯗ ꯊꯥꯗꯔꯛꯏ ꯍꯦꯃꯥꯁꯨ ꯄꯨꯔꯦꯝꯕꯤꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯔꯗꯨꯅ ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯤ ꯍꯧꯗꯣꯡ ꯂꯥꯕ ꯑꯃ ꯆꯪꯉꯛꯄ ꯍꯦꯃꯥ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏ ꯃꯆꯤꯟꯗ ꯉꯥꯡꯂꯨꯗꯨꯅ ꯍꯥ ꯍꯧꯗꯣꯡ ꯍꯥꯏꯕ ꯀꯗꯣꯝꯗꯒꯤ ꯆꯪꯂꯛꯂꯤꯕꯅꯣꯅꯦ ꯍꯦꯃꯥ ꯆꯥꯛꯈꯨꯝ ꯌꯧꯔꯛꯄꯗ ꯖꯒꯠ ꯉꯥꯟꯕ ꯆꯞ ꯌꯨꯡꯅ ꯄꯨꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯂꯦꯞꯂꯝꯃꯤ ꯏꯃꯧ ꯁꯤꯒꯤ ꯍꯧꯗꯣꯡꯁꯤꯗꯤꯅꯦ ꯃꯧ ꯑꯅꯧꯕꯤ ꯂꯩꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯍꯦꯛ ꯍꯦꯛ ꯂꯥꯛꯄꯅꯤ ꯃꯤꯔꯣꯜꯁꯨ ꯈꯪꯕꯅꯤ ꯕ꯭ꯔꯁ ꯇꯧꯔꯒ ꯏꯔꯨꯖ ꯃꯥꯏꯊꯕ ꯂꯣꯏꯔꯒ ꯆꯪꯉꯛꯑꯣ ꯍꯥꯏꯌꯨ ꯄꯨꯔꯦꯝꯕꯤꯗꯤ ꯃꯃꯥꯏꯗꯣ ꯒ꯭ꯌꯥꯁ ꯂꯩꯔꯪꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯣꯛꯏ ꯖꯒꯠ ꯉꯥꯟꯕꯁꯨ ꯎꯄꯥꯏ ꯂꯩꯇ ꯄꯨꯔꯦꯝꯕꯤꯗ ꯑꯃꯨꯛ ꯌꯦꯡ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯝꯂꯒ ꯑꯉꯥꯡ ꯂꯥꯟꯖꯗꯕꯗꯧꯅ ꯑꯃꯨꯛ ꯃꯥꯒꯤ ꯔꯨꯝꯗ ꯀꯥꯈꯠꯈ꯭ꯔꯦ ꯍꯦꯃꯥꯒ ꯄꯨꯔꯦꯝꯕꯤꯒꯗꯤ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯍꯧꯏ ꯆꯟꯗ꯭ꯔ ꯑꯃꯗꯤ ꯁꯅꯔꯦꯝꯕꯁꯨ ꯁꯅꯔꯦꯝꯕꯒꯤ ꯃꯌꯥꯝꯕꯒꯤ ꯕꯦꯡꯛꯇ ꯑꯣꯏꯅ ꯌꯥꯎꯔꯦ ꯅꯣꯡꯃ ꯆꯟꯗ꯭ꯔꯅ ꯆꯪꯈꯣꯝꯕꯤ ꯎꯅꯕ ꯂꯥꯛꯏ ꯆꯪꯈꯣꯝꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯅꯤ ꯍꯥꯟꯅ ꯂꯥꯛꯇꯧ ꯂꯩꯔꯗꯤ ꯀꯣꯛ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯈꯤꯇꯗ ꯑꯣꯏꯔꯁꯨ ꯃꯥꯏꯁꯦ ꯀꯩꯍꯧꯅꯤ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯍꯣ ꯅꯨꯄꯤꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯤ ꯌꯥꯍꯧꯔꯛꯄꯗ ꯌꯦꯡꯍꯧ ꯍꯥꯏꯅꯔꯤꯗꯨꯗꯤ ꯃꯇꯨꯡꯗꯤ ꯊꯣꯛꯂꯛꯑꯣꯏ ꯕ꯭ꯔꯦꯛꯐꯥꯁ ꯊꯤꯟꯕ ꯂꯥꯛꯄꯅꯤꯗ ꯑꯩꯈꯣꯏ ꯅꯨꯄꯤꯁꯨ ꯄꯤꯖꯒꯦꯅ ꯀꯩ ꯂꯩꯔꯛꯏꯅꯣ ꯌꯦꯡꯒꯦ ꯆꯟꯗ꯭ꯔ ꯑꯆꯥꯄꯣꯠ ꯑꯇꯩ ꯑꯇꯩ ꯈꯔꯒ ꯄꯥꯔꯂꯦꯖꯤꯒ ꯂꯩꯔꯛꯏꯕꯗꯣ ꯆꯪꯈꯣꯝꯕꯤꯗ ꯄꯤꯔꯛꯏ ꯄꯥꯔꯂꯦꯖꯤꯁꯤꯅ ꯀꯩꯒꯤ ꯑꯗꯨꯗ ꯌꯦꯛꯏꯕ ꯑꯉꯥꯡꯗꯣ ꯅꯪ ꯌꯥꯝ ꯃꯥꯜꯂꯦꯅ ꯅꯨꯡꯁꯤꯅ ꯂꯩꯔꯛꯄꯅꯤꯗ ꯀꯔꯤ ꯑꯩꯕꯨ ꯑꯉꯥꯡꯁꯤ ꯃꯥꯜꯂꯤ ꯀꯥꯏꯅ ꯍꯧꯖꯤꯛꯄꯨꯗꯤ ꯃꯥꯟꯗ꯭ꯔꯦꯗ ꯑꯉꯥꯡꯗꯨꯅ ꯂꯩꯁꯥꯕꯤ ꯐꯔꯛꯄꯒꯤ ꯃꯥꯜꯂꯦ ꯍꯧꯖꯤꯛꯅ ꯅꯪꯁꯨ ꯍꯤꯌꯔ ꯁ꯭ꯇꯥꯏꯜꯗꯨꯒ ꯌꯥꯝ ꯐꯖꯩ ꯉꯁꯤꯗꯤ ꯆꯟꯗ꯭ꯔ ꯅꯣꯐꯦꯠꯀ ꯇꯧꯔꯒ ꯄꯣꯡꯇꯛꯅ ꯑꯗꯨꯕꯨꯗꯤ ꯅꯣꯏ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯃꯤ ꯅꯨꯄꯤꯗ ꯏꯃꯥꯅ ꯂꯧꯁꯤꯜꯂꯅꯨ ꯍꯥꯏꯔꯤꯕꯅꯤ ꯌꯥꯝ ꯐꯖꯩ ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕꯅ ꯂꯦꯛꯊꯣꯛꯄꯤꯔꯛꯄ ꯃꯥꯜꯂꯦ ꯑꯗꯨꯒ ꯃꯥꯏꯗꯨꯒ ꯏꯆꯝ ꯆꯝꯅꯒꯤ ꯈꯨꯡꯒꯪꯒꯤ ꯇꯥꯊꯣꯡꯕꯗ ꯌꯥꯝ ꯃꯥꯜꯂꯦ ꯏꯁ ꯑꯗꯨꯗꯤ ꯑꯐꯥꯎꯕ ꯃꯤ ꯐꯤꯂꯝꯅꯤ ꯀꯩꯅꯣ ꯑꯩꯒꯤ ꯐꯦꯚꯔꯥꯏꯠ ꯍꯦꯔꯣꯅꯦ ꯑꯗꯨꯗꯤ ꯇꯥꯊꯣꯡꯕ ꯑꯣꯏꯔꯗꯤ ꯉꯥꯏꯈꯣ ꯏꯕꯥꯅꯤꯁꯦ
Nang natathomba-gi Parlezi girl tarine. Nang amana bangam japonde chalo yare. Imanaba kai wa ayong nakrabani. Jeling jaso mapa sungzilakwaga noi safa pibaga haina daure. Aduga salary maso noi jesiga matam thana pidawre. Ho aikhoidi ngamkhiroi chahi yam nauri. Tawudana pia. Ngalingaida isa school thawbana famida. Nang karan donga horoka ai change. Changkhombi ge ta hangdokna changkhre. Sanderso hek changsilaga magi hainabi get hinbidu hek thingi tawi. Nong memthai masagi mayumda makhoi inkhonda thaba insang khara thingbilai. Memthai lakpadu hema so hara horok thogli. Haima memthoi chango kari kari no onthok yamna pura idubo. Ise kaisi yaman natida inkhonda thaba khara thilakpani. Aikhoi sipidi kopi sak yam pamjabaduda kopi khara su thilakpanida. Lao yaman khrene phamsi sida. Memthai khamtha phamthana ise kari su yaman natida. Ise hona tawi bana yam heli. Kari gi adamna khali bana memthoi. Aikhoi miyoi base sibada kari su ko ba yarunne. Aduna isa imau senbiramba haibase ahal oiba aikhoi thaudangni ne. Khangdra deije thakse khetna malabra khanbada. Memthoi na ngangba loitringi hemana. Ngaikho. Nangi ise do ina mahana amuk to onthoksi. Aduga memthoi thak khaibasidi aikhoi miyoi bana khaibani. Thamoi da leiba minung sidi thak khaidi. Aduna aigidi imaudagi henbi leite ne. Ahoi je inama. Ngaikho ni memthoi. Aidi handakse matam ngaiba ngamdabi ama kanna tawri ne. Kai dawrage inama. Imaudo hospital chatkine nangbo nangonda hairamdrabo masu ikairamani yareda lohongba sahi phara abu ha si hainaraga mama anido amusu punna harau nokmine nungdang sak toklaga jagat nganbaga purembiga rumda kakhalaga wari sanari balcony duda purembi kai gumbi amaning singaktuna hangi nangna nongma aikhoi sambaldagi sangsilakibada adu kaigino aise adum kauri hange tawraga jagat nganbado nokningladana nokli adubra Chandrana ingonda adugi namitada nangi birthday ne haibagi khudakta cake leirini adu thinba lakpa surprise tawge khalaga lakpani adubu phasana tawkhre ima ibel mayamda angido amuksu nokmini ngasigi kobi se kaidagino yam hawi aidi kobi sakse pakna pamdabani imana ngasai thila ame hai jagat nganba kainong khangning singa anga noptuna hairi sina oredana nahan mo aikhoi shanna noi kobi uba yadrise adogi namito nangsidra namitana wahaudo oiraga ngasidi aibo nanakta leiri nangi isaudo si hainaraga anido amuksu puna noi ado noi kobido chahi khadingi thasigo nungsile punsemo kobineba si hariga anida nokmine Puremine jagat nganbagi pambomda kokto haipet ngaraduna lepnaga liri bamalang lakta ahingi amambaduda atiyaduda thokliba thawai makup tu yengladuna pothari khanghauda nonghauda yaurakhiba nungsiba mangau thiba malang lakta yelakhiba nungsiba oirare ngasidi sinlare hausikti nungsi panthong yening than laklabaso nanakta lehenbiyo naken tha oiraklabaso nakanda ohenbiyo Nangita oizage nangi thamoi ni lekolki leiting oina musi supa mapok simagi langon khudingi matang asida thamoi do penaba chaibiro hairiba wari asira sinjare wari asibu pathok sakiba matamda soikiba langkiba yarabaso tabiriba singna pusia chauna ngapinaba haijari amadi Wari asibu haubadagina loiba phawba tabiriba ise nausingbu amuka hanna ikai khumnabu chari